EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayam Kurumziri and a very good evening. EPOM Media and Mayam Gidamakta series 9 Putukchari Crime Diaries, Yang Biriba Singbu Han Bamakta Taram Nokchari, Amadi, Mayam Buhana Tagachari, Lonena, Crime Diaries, Mayamgi support, Mayamgi Hakwegi, Mayamna Equida, Pirak by Energy Duna. Episode Chama Yobangam Zakre Duga special Akogi episode in 100 episode Mayamda Akona Kudol Tam Zakre Lonina, Nasisi Amuk Akogi Chamaga. Subna Amma Suba episode Amu Hogalapasida Mayam Butaram Nochari Lunena, Mayamgi support, Mayamgi energy Akoina Dumak acknowledge to Zaraga, Mayambo Hana Tagachari Lunena, Mayam support to Bogalunena, Ahenba Ekogi, Manipur Sida platforms and a Paktok Topina Si Habasimasumi the Tamzage, Crime Diaries na, Ekona Tamzariba Moto, Hybidi, Manipurgi, Crime Si, Kramakai, the Kona mitigate Toraga, Manipurgi, every nook and corner da Akogi, Messrs Mayamsi Yominaraga, Crime Handabalam Dam Ama, Chakaba Kunai, Mapurakpada, Achawamateng, Oiminas. Habasima Mayamda Hanana Tamjari. Learning crime diaries ke Machada Moina, Akoina Hanana Tamjari ba Akogi, Chahitra Nipalgi Makha, avoid to Minasi, Taranipalgi Matagna, Eko crime diaries Yangaga, Ekogi Mayam Simin, Akong, Minasi Habasima Tamzage, Lorena, crime diaries Habasi, Ekogi legal platform Nacha de Habasima Su, Mayamda Mutanga Nahona Nisin Zeri Waro Biroy, Lorena crime diaries Tagi Mayamgi, Safu Mayamgi, Ihul Singduna, Ekogi, Mateng Pangal Oiraga, crime diaries, Pakto Chautona, Ahenba subscriber. Amadi ahenba viewers kayama puthokminaraga crime diaries si ekhoigi hena changjang lauba Manipur gi lamdam sida ekhoi crime si mitigate tauba loina mayam si amaga nushi chanana crime si handaba mitigate leiba mitigate oiba crime hantaba yamna crime gi changsi yamna nemba lamdam ama ohenbada mayam gi support to masu yamna mak mathau tabana maram oiraga crime diaries si ekhoina platform si ningthi jana pakthok chauthokna kanmina si habisi mathamjage ngasi gi crime diaries ki ekhoigi Amaga Amma Suba episode Sida Su Ekogi, Nusi Biduna Koda sponsor Pira Iba Sing Mayamda, Amutang Hana Lautokchage, Ahan Bada, Adumak, Series 9 Tobirakli Bakare Point Kota Infal Center, Nintemcha Karong. Imphal West Akogi Hairangoi Thong West Leba Karepon Kota da Need Amadi Jege aspiring oiba student miam parents miam na guardian miam na suso soidan lakpiraga professional platform sida angang singsige khodong chabase lobiraga career shaping to biu hana thamjage loinena foundation courses on a class 8 again 12 haubi oina su hangduna leriba courses sida angang singsi akogi matam chana sembada khodong chabada lobiu hana thamjage aduga angang singsige nupa machagi nupi machagi separate boys amadi girls ke hostel su lezei aduga mayam gi damakta yamna hygienic oiba food mayam ama home food haibatare homemade food tona pizaraba adugumba angang singda yamna yaifaga doba platform amani mayam su soidan lengsin birau career point kota infal center ningthemcha karong hairangoi thong west leba sida lengsin biraga career shaping to bihan thamjage aduga ani subasina mayam da su hana so khona thamjakraba Rajkumar Enterprises ke platform sida khudong jabda lobiu China amade India ge Delhi ge mafam singda ge akhoi ge bulk ta loning ba akhoi ge material miyam ama machineries miyam ama cosmetic products ke ama healthcare ge products ke ama garments amade magi si akhoi ge second hand amade first copy kaya ama su magda khudong chaba kaya ama leire su soidana mayamna Rajkumar Enterprises ta akhoi ge Lingsin Biraklaga, Isagi business sing Hogdokpa Madi Isagi Pochi Apamba, China gi Borasu, India gi Borasu, book Toraga, Rajkumar Enterprises to Gimayam Kudong Chabalobiu, Mahaki Bransi, Manipur Gina, Singzame Yumnam Lekai Kugilarimbi Hekmanakta Lazare, Aduga, Delhi Dadi, myself after Zang. Adagi mapam sing the Sulaima branch hanga lazare mayam lingsin birau Rajkumar Enterprises aduga kugi ahum subasina Larik Laisugi Lamda Oiba Kugi St. Joseph University Nagaland Labor Sida Admission gi Kugi announcement si lakpa aduga St. Joseph University si top topa yamna peculiar oiba Kugi courses kayama hatu angang sing sida Kugi normally Kugi graduation or
master's degree tambadagi hendoktan moisi aduki matik extra features mayam ama highlight tobiba aduna yamna khoi St. Joseph University se angang sina changbu changage di magi platform kanba ngambagi life ki platform kanba ngambai khudong chaba kayama yauri admission open for science arts humanities physical education management computer application engineers sina chingba kaya makhal mayam leiri aduga moisi yamna motivational oiba platform kaya ma sumana create tawri aduga vocational courses ta khoi soft skills ke training kaya ma aduga training tawriba aduga course tawriba singsida national amadi international gi conference workshop na chingba platform kaya ma su piri loina na mayam sigi recreation amadi ekhoi gi extra added curricular activities mayam yauna bagi damakta clubs kaya ma su like NSS NCC YRC RRC aduga ekhoi media and publicity club kumba adi cultural club music club drama club so many ekhoi excitement oiba platform sida thammi aduga angang singsigi course lodringai da ekhoi government amadi private ki reputed companies myamaga type taraga campus interview khudong chaba kayama supiri St. Joseph University changbu changadi angang singsigi mogi chana jaba platform si kanbada amadi career shembada duki matik akogi mafam charaba well equipped oiraba infrastructures well akogi settle tawraba kayama leibana maram orga khudong chapse lohan biu aduga office number sida contact tobiraga akoi sungsoi sodena contact tobira o habisi musu thamjage office ki number na 8131062811 natraga 8729812626 aduga manipur gi contact number ama su leijai manipur contact number se so koi manipur macha mayamna contact toba yabigani contact number na 9383097705 sida contact tobiraga St. Joseph University gi student ama oraga career shaping da successfully akhoi gi success professional ama oiba ngambiu haiba thamjage loina ngasi crime diaries ki chamaga supna ama suba episode ki damakta ekhoigi mayam gi iche robita le masu studio link sin na lejare aduga mayam da ekhoigi oja sina ngasi gi semla iba make sema iba singse amadi ngasi gi wari si karamba wari no haibedu mayam khangmina si ahan makta da ojabu taram nongmina si ahan da ojabu taram nokshari ahan makta da ekhoigi po media gi subscriber sing aduga crime digest ki viewers sing bo kongna khurumjari dugai suraj pusu taram nokshari thagachari dugai po media gi team busu ai makai de thagat pongdok sari dangan mukti yam nungai kare khoi je picho sa ma su karabani na suraj ki wari jida mayam je swari ta do ngai rabani khoi di na mayam je pulang lang dana tawe adu suraj yam nungai kare magi khoi gi cake kak tana ma taw dana dai gi khoi gi kano cake ki tukal hang dok tana khotana magi ju yam nungai je bo oi kare mayam na sa ma su badadi masi akhoi na haiba nate mayam na kanna hairakibane hawdorakibane ba sama subadi da suraski waili ga tamili ngaira leiri na koi wari ga doli hawdade koi pura ga tan mai moni adana nungai na sama sugi ba papo kaino pang thok ke yam nungai aduga kaino se koi gi ngasi aina injara iba piji koi gi naw no pi vidyapati high school dagi naw no pi jana khudol tambirakpani ma juai je dum hawbu loi bok ta ba ise simtang in bio haidana mana khudon tambirak pa ngam pan masu gi piji ille masu yam senge paje nasina kai gi kaino phanek sina ai gi hana leibedo aduga ina sanai na parakpane aduga naw pi vidyapati thaga sari adu dei kaino je koina koi film koi nusi chaira handak loina sem sabal loire adu isai je po media da September date 1 da soi thadok sara age adu sem sabal loire adu advertise film je October first week ta release tok jaga da bani adu gi ju film ge advertise ka dum loina thadok sara age September tha ju da di loina mak adu mayam je thadok sara age October da release tok da bani na adu nga muki mayam na ho song dana ateng koi pangbi gi ba yeng bi gi ba adumaina adu ipo media na puthokpa koi gi zero dagi hero haiba film ju koi ratalai degi di koi boni aduga tete ade ithoi kisan moina komba koi gi comedy artani sina nok toini mu ko siju mayam na yeng tabiu aduga nuksi jairak sina mu yamna share story ni ko yam koi kai pa koi gi nuksi na da pulo hek lupa pungau hek ngau ba koi gi pakalai sabi gaina purana thamoi da pala da ba
ꯑꯗꯣ ꯐꯤꯂꯝ ꯑꯅꯤꯁꯤ ꯃꯍꯥꯎ ꯇꯪꯕꯤꯌꯨ ꯑꯩꯒꯤꯁꯨ ꯑꯩꯈꯣꯏ ꯆꯩꯊꯦꯡ ꯐꯤꯂꯝꯁꯤꯅ ꯍꯥꯟꯅꯒꯤ ꯑꯩ ꯅꯝꯕ ꯂꯣꯏꯁꯤꯜꯍꯧꯗꯕꯒꯤ ꯍꯣꯏ ꯍꯟꯗꯛ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯄꯣ ꯃꯦꯗꯤꯌꯥꯒ ꯑꯩꯒ ꯄꯨꯜꯂꯒ ꯑꯩꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯃꯣꯏꯅ ꯄ꯭ꯔꯗꯛꯁꯟ ꯇꯧꯕꯁꯦ ꯍꯟꯗꯛꯀꯤꯗꯤ ꯉꯝꯗ꯭ꯔꯦꯕ ꯍꯣꯏ ꯃꯣꯏꯒꯤꯁꯨ ꯍꯥꯟꯅꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯅꯝꯗ꯭ꯔꯤꯉꯩꯗꯒꯤ ꯅꯝꯃ ꯂꯩꯕ ꯐꯤꯂꯝꯅꯦꯕ ꯁꯤꯁꯦ ꯂꯥꯟꯗꯩ ꯂꯦꯞꯅꯕ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤ ꯆꯩꯔꯥꯛꯁꯦ ꯁꯨꯃꯥꯏꯅ ꯂꯥꯟꯗꯩ ꯂꯦꯞꯄ ꯑꯩꯒꯤꯁꯨ ꯂꯣꯏꯁꯟꯗ ꯌꯥꯗꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤꯁꯨ ꯂꯣꯏꯁꯟꯗ ꯌꯥꯗꯕ ꯍꯟꯗꯛꯁꯦ ꯑꯗꯨꯃꯥꯏꯅ ꯐꯤꯂꯝ ꯑꯅꯤꯁꯤ ꯃꯌꯥꯝꯅ ꯄꯨꯂꯞ ꯌꯦꯡꯕꯤꯌꯨ ꯍꯥꯟꯅꯗꯧꯅ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯗꯧꯅ ꯑꯩꯈꯣꯏ ꯍꯧ ꯍꯧ ꯂꯥꯎꯅ ꯃꯌꯥꯝꯅ ꯆꯦꯔꯤꯇꯤ ꯁꯣ ꯀꯥꯞꯄꯤꯗꯅ ꯑꯗꯩ ꯔꯤꯂꯤꯁ ꯅꯨꯃꯤꯠꯇꯁꯨ ꯄꯨꯟꯅ ꯇꯤꯀꯦꯠ ꯀꯛꯄꯤꯗꯅ ꯌꯦꯡꯕꯤꯗꯅ ꯑꯃꯁꯨ ꯑꯅꯤꯃꯛꯁꯦ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯅ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯍꯦꯛꯇ ꯍꯣꯔꯦꯟ ꯂꯥꯏꯅꯦ ꯑꯩꯅ ꯀꯥꯎꯍꯧꯋꯦꯕ ꯂꯥꯎꯊꯣꯛꯄꯀꯣ ꯌꯥꯝ ꯀꯟꯅ ꯁꯤꯁꯦ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏ ꯏꯕꯨꯡ ꯑꯃꯈꯛꯀꯤ ꯍꯤꯡꯈꯣꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁꯀꯤ ꯍꯦꯛ ꯃꯅꯤꯡ ꯄꯣꯡ ꯂꯝꯕꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯁꯤꯗ ꯃꯣꯏꯁꯨ ꯗꯨꯀꯥꯟ ꯄ꯭ꯂꯣꯠꯅꯤ ꯄ꯭ꯂꯣꯠ ꯑꯣꯏꯅ ꯂꯩꯕ ꯃꯐꯝꯅꯦꯕ ꯑꯗ ꯕꯤꯜꯗꯤꯡ ꯃꯊꯣꯜ ꯃꯔꯤꯒꯤꯀꯣ ꯁꯤꯗ ꯗꯣꯛꯇꯔꯁꯤꯡꯒꯤ ꯗꯣꯛꯇꯔ ꯔꯦꯟ ꯑꯅ ꯍꯥꯏꯔ ꯈꯪꯅꯩꯕ ꯗꯣꯛꯇꯔ ꯃꯌꯥꯝ ꯂꯣꯏ ꯂꯩꯀꯣ ꯑꯗꯨꯗ ꯑꯗꯣ ꯊꯥ ꯑꯝꯗ ꯑꯗꯨꯝ ꯚꯔꯥꯁꯦ 90,000 ꯐꯪꯉꯦꯕ ꯀꯥ 9ꯅꯦꯕ ꯑꯗꯨꯒꯤ ꯁꯦ ꯃꯣꯏ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕꯀꯣ ꯃꯣꯏꯒꯤꯁꯦ ꯃꯣꯏ ꯏꯕꯨꯡꯁꯦ ꯁ꯭ꯀꯨꯜ ꯇꯧꯕꯅꯤ ꯑꯗꯨꯏ ꯃꯥꯒꯤ ꯁ꯭ꯀꯨꯜꯗꯣ ꯑꯞꯒ꯭ꯔꯦꯗ ꯇꯧꯗ ꯌꯥꯗꯕ ꯑꯗꯨꯒꯤ ꯑꯗꯨ ꯊꯥꯗꯣꯛꯀꯦꯅ ꯀꯟꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯔꯛꯑꯦ ꯑꯗꯨ ꯃꯣꯏꯅ ꯀꯩꯅꯣꯁꯦ ꯏꯕꯨꯡꯁꯤꯒꯤ ꯑꯗꯨꯝ ꯅꯝꯕꯔ ꯄꯤꯖꯔꯛꯀꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯏꯕꯨꯡꯁꯤꯒ ꯑꯗꯨꯝ ꯉꯥꯡꯅꯕꯤꯌꯨ ꯁꯤ ꯀꯅꯥꯒꯨꯝꯕ ꯂꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯣꯟ ꯐꯥꯎꯕꯤꯔꯛꯑꯣꯀꯣ ꯍꯦꯛ ꯖꯦꯅꯤꯝꯁꯀꯤ ꯃꯅꯤꯡꯗꯅꯦꯕ ꯑꯗꯨꯒ ꯕꯤꯜꯗꯤꯡꯒ ꯀꯩꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯀꯣꯡꯄꯥꯜꯗꯅꯦ ꯍꯤꯡꯒꯣꯜ ꯑꯃꯈꯛꯁꯨ ꯌꯣꯜꯂꯤ ꯄꯣꯏꯟ 10ꯅꯤ ꯁꯤꯃꯁꯨ ꯃꯌꯥꯝ ꯂꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯌꯨꯝ ꯌꯥꯎꯗꯦ ꯁꯤꯒꯤꯅ ꯍꯤꯡꯒꯣꯜ ꯑꯍꯥꯡꯕꯅꯤ ꯁꯤꯃꯁꯨ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣꯅ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯒ ꯑꯩꯅ ꯉꯍꯥꯟꯃꯨꯛꯁꯨ ꯂꯥꯎꯊꯣꯛꯆꯕ ꯑꯩꯈꯣꯏꯒꯤ ꯑꯜꯀꯂꯥꯏꯒꯤ ꯃꯥꯒꯤ ꯑꯜꯀꯂꯥꯏ ꯀꯝꯄꯅꯤꯒꯤ ꯃꯥꯒꯤ ꯀꯣꯁꯃꯦꯇꯤꯛ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯒ꯭ꯔꯣꯁꯔꯤ ꯑꯥꯏꯇꯦꯝꯁꯤꯡꯀꯣ ꯊꯥꯎ ꯇꯦꯜ ꯖꯤꯔꯥ ꯃꯆꯜ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯗꯨꯒ ꯀꯣꯁꯃꯦꯇꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯗꯦ ꯀ꯭ꯔꯤꯝ ꯑꯗꯩ ꯐꯦꯁ ꯋꯥꯁ ꯂꯣꯁꯟ ꯁꯟꯁꯀ꯭ꯔꯤꯟ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯐꯒꯠꯅꯕ ꯑꯉꯥꯡꯒꯤ ꯕ꯭ꯔꯦꯟ ꯐꯅꯕ ꯑꯗꯩ ꯑꯉꯥꯡ ꯑꯗꯨꯝ ꯃꯁꯥꯁꯦ ꯆꯥꯎꯈꯠꯅꯕ ꯈꯣꯠꯅꯕ ꯑꯉꯥꯡꯗ ꯑꯗꯨꯝꯕꯩ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯁꯤꯁꯦ ꯑꯜꯀꯂꯥꯏꯒꯤꯁꯦ ꯑꯗꯨꯒ ꯑꯜꯀꯂꯥꯏ ꯌꯥꯎꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯐꯤꯜꯇꯔ ꯖꯛ ꯍꯥꯏꯇꯥꯔꯦ ꯑꯄꯤꯛꯄꯀꯣ ꯁꯤꯒꯨꯝꯕ ꯁꯤ ꯃꯌꯥꯝꯁꯦ ꯂꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯋꯥꯆꯞꯇ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯏꯅꯥꯎꯄꯥꯁꯦ ꯑꯗꯨꯝ ꯀꯣꯜ ꯏꯅꯥꯎꯄꯥꯒꯤ ꯅꯝꯕꯔꯁꯦ ꯄꯤꯖꯔꯛꯀꯦ ꯀ꯭ꯋꯥꯗꯨꯒꯤ ꯑꯗꯨꯒ ꯃꯥꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯥꯎꯟꯁꯨ ꯃꯌꯥꯝ ꯂꯩ ꯍꯣꯡꯅꯁꯨ ꯐꯪꯉꯤ ꯑꯗꯩ ꯄꯨꯟꯅ ꯄꯣꯠ ꯂꯧꯕꯗꯁꯨ ꯃꯥꯒꯤ ꯐ꯭ꯔꯤꯗ ꯑꯁꯨꯛ ꯂꯨꯄꯥ 3,000ꯒꯤ ꯄꯣꯠ ꯂꯧꯕꯗ ꯑꯁꯨꯛꯀꯤ ꯄꯣꯠ ꯍꯥꯞꯄꯅꯁꯨ ꯂꯩ ꯑꯗꯨꯒ ꯏꯁꯥꯅꯁꯨ ꯃꯉꯣꯟꯗꯩ ꯑꯃꯨꯛ ꯂꯧꯔꯒ ꯄꯨꯟꯅ ꯑꯃꯨꯛ ꯏꯁꯥꯁꯨ ꯌꯣꯟꯕꯤꯒꯦ ꯍꯥꯏꯔꯁꯨ ꯌꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯜꯀꯂꯥꯏ ꯀꯝꯄꯅꯤꯒꯤ ꯏꯅꯥꯎꯄꯥꯁꯤꯒ ꯃꯥ ꯏꯅꯥꯎꯅꯨꯄꯤꯁꯤꯒ ꯃꯣꯏꯅꯤꯅ ꯇꯧꯖꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯕ ꯃꯥꯒꯤ ꯅꯤꯌꯝ ꯆꯨꯝꯅ ꯁꯨꯃꯥꯏꯅ ꯍꯣꯠꯅꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯖꯩꯕ ꯑꯗꯣ ꯏꯆꯦ ꯁꯤꯃꯇꯗꯤ ꯈꯪꯍꯟꯕꯤꯌꯣ ꯍꯥꯏꯗꯅ ꯑꯩꯅ ꯁꯤꯁꯦ ꯍꯥꯏꯖꯔꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯋꯥꯇꯔ ꯐꯤꯜꯇꯔ ꯖꯛ ꯃꯆꯥꯗꯣ ꯖꯛꯅꯦ ꯑꯗꯨꯝ ꯑꯗꯨꯗ ꯐꯤꯜꯇꯔꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯜꯀꯂꯥꯏ ꯌꯥꯎꯕ ꯏꯁꯤꯡꯁꯦ ꯐꯪꯕ ꯑꯗꯣ ꯑꯩ ꯑꯗꯨꯒꯤ ꯐꯤꯜꯇꯔꯁꯦ ꯑꯩ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯁ ꯌꯥꯝ ꯏꯁꯤꯡꯁꯦ ꯄꯨꯔꯥ ꯂꯨꯈꯤꯕ ꯋꯥꯅꯤ ꯃꯈꯥꯁꯤꯗ ꯇꯥꯔꯛꯄꯗ ꯑꯗꯨꯒ ꯃꯍꯥꯎꯁꯨ ꯑꯃꯨꯛ ꯂꯩꯍꯟꯕꯀꯣ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯑꯁꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯧꯔꯀꯥꯟꯗ ꯑꯩꯗꯤ ꯑꯃꯨꯛꯁꯨ ꯑꯌꯤꯡꯕꯗꯣ ꯍꯥꯞꯄꯗꯣ ꯑꯩꯗꯤ ꯂꯣꯛ ꯍꯦꯛꯇ ꯊꯨꯡꯒꯜꯂꯦꯕ ꯐꯤꯜꯇꯔ ꯑꯣꯏꯔꯒꯁꯨ ꯑꯁꯧꯕꯩ ꯑꯌꯤꯡꯕꯁꯦ ꯑꯃꯨꯛ ꯍꯥꯞꯄ ꯑꯗ ꯑꯩꯈꯣꯏꯅ ꯐꯤꯜꯇꯔꯗꯨꯗ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯊꯛꯄꯗꯨꯒ ꯍꯥꯞꯄ ꯃꯇꯨꯡꯗ ꯊꯛꯄꯗꯨꯒ ꯃꯍꯥꯎꯁꯦ ꯈꯦꯠꯅꯩ ꯂꯥꯎꯅ ꯂꯨ ꯂꯥꯎꯅꯅꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡꯅ ꯃꯌꯥꯝꯅ ꯀꯣꯁꯃꯦꯇꯤꯛꯀꯤꯕꯨ ꯑꯣꯏꯔꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯑꯩꯈꯣꯏ ꯍꯦꯜꯊ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯁꯤ ꯑꯣꯏꯔꯁꯨ ꯑꯗꯩ ꯒ꯭ꯔꯣꯁꯔꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯡ ꯑꯣꯏꯔꯁꯨ ꯂꯧꯕꯤꯅꯤꯡꯕꯁꯤꯡꯁꯦ ꯌꯥꯝ ꯗꯤꯁꯀꯥꯎꯟꯅꯤ ꯌꯥꯝ ꯍꯣꯡꯉꯤ ꯄꯣꯠꯁꯨ ꯐꯕ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯂꯩꯕꯀꯣ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯀꯟꯇꯦꯛ ꯅꯝꯕꯔ ꯄꯤꯖꯔꯛꯀꯦꯕꯀꯣ ꯀ꯭ꯋꯥꯁꯤꯒ ꯈꯨꯠꯁꯝꯅꯔꯒ ꯃꯣꯏꯅꯁꯨ ꯑꯗꯨꯁꯦ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯖꯈꯤꯕ ꯌꯥꯏꯑꯕ ꯁꯦꯟ ꯊꯣꯛꯈꯤꯕ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯅ ꯑꯗꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯅꯁꯨꯀꯣ ꯑꯗꯨꯝꯇꯪꯒ ꯑꯩ ꯀꯩꯅꯣ ꯂꯥꯎꯊꯣꯛꯆꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯔꯤꯅꯤ ꯋꯥꯔꯤꯁꯦ ꯑꯩ ꯍꯧꯖꯔꯛꯑꯒꯦꯀꯣ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯑꯅꯤꯔꯛ ꯌꯨꯝ ꯄꯥꯟꯕꯗ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯉꯝꯗꯦ ꯑꯍꯥꯟꯕ ꯌꯨꯝꯕꯥꯟꯅ ꯀꯔꯤ ꯑꯗꯨꯒ ꯄꯥꯜꯂꯨꯒꯗꯧꯔꯤꯕ ꯑꯅꯤꯁꯨꯕ ꯌꯨꯝꯕꯥꯟꯅ ꯀꯔꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯌꯨꯝꯕꯥꯟ ꯑꯅꯤꯃꯛꯁꯤꯗ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯤ ꯀꯌా ꯑꯃ ꯑꯩꯈꯣꯏꯅ ꯍꯧꯖ ꯊꯦꯡꯈꯥꯡ ꯊꯦꯡꯅꯔꯛꯏ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯅ ꯌꯨꯝ ꯄꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯁꯣꯏꯈ꯭ꯔꯒꯗꯤ ꯌꯨꯝꯁꯦ ꯇꯁꯦꯡꯅ ꯄꯥꯜꯍꯧꯗꯕꯅ ꯐꯩ ꯑꯗꯨꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯔꯛ ꯅꯨꯄꯤꯁꯤꯡ ꯅꯈꯣꯏꯕꯨ ꯑꯅꯤꯔꯛ ꯌꯨꯝ ꯄꯥꯟꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤꯁꯤꯡꯁꯦ ꯊꯧꯗꯣꯛꯁꯤꯡꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯂꯤꯔꯛꯄꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯏ ꯏꯕꯦꯝꯃꯁꯤ ꯃꯔꯥꯏꯕꯛꯁꯨ ꯊꯤꯅ ꯍꯧꯔꯛꯑꯦ ꯃꯣꯏꯒꯤ ꯏꯃꯥ ꯕꯕꯥꯁꯤ ꯌꯥꯝ ꯋꯥꯕ ꯏꯃꯨꯡꯁꯦ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯌꯥꯝꯕ ꯑꯗꯨꯅ
ꯋꯥꯕꯗꯒꯤ ꯃꯥꯁꯦ ꯃꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯃꯗꯣꯝꯆꯥꯅ ꯃꯥꯁꯦ ꯌꯣꯛꯑꯦꯕ ꯑꯗꯨ ꯌꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯈꯪꯅꯔꯛꯇꯅꯕ ꯍꯥꯏꯗꯅ ꯆꯪꯅꯗ꯭ꯔꯦꯕ ꯃꯥ ꯍꯦꯛ ꯌꯣꯛꯈꯤꯕꯗꯒꯤ ꯆꯪꯅꯗ꯭ꯔꯦ ꯑꯗꯨꯒ ꯃꯗꯣꯝꯆꯥꯁꯤ ꯃꯆꯥ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯋꯦ ꯃꯣꯏꯒꯤꯅ ꯑꯅꯤ ꯑꯗ ꯃꯣꯏꯅ ꯃꯆꯥꯁꯨ ꯌꯥꯝꯗꯕ ꯈꯤꯇꯪ ꯁꯥꯐꯕꯗꯨꯗ ꯌꯣꯛꯈꯤꯕꯅꯦꯕ ꯑꯗꯒꯤ ꯑꯗꯨꯝ ꯃꯥꯗꯤ ꯁꯨꯛꯈꯪ ꯈꯪꯗꯦ ꯌꯣꯛꯄꯅꯦ ꯍꯥꯏꯕꯁꯦ ꯏꯃꯥ ꯕꯕꯥ ꯀꯧꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯃꯥ ꯃꯄꯥ ꯑꯁꯦꯡꯕꯒꯤꯁꯤꯗ ꯃꯣꯏꯁꯦ ꯁꯨꯛꯆꯪ ꯆꯪꯅꯗ꯭ꯔꯦꯕ ꯑꯗꯨꯒ ꯃꯕꯣꯛ ꯍꯣꯏꯗ ꯀꯩ ꯆꯠꯄꯗꯗꯤ ꯊꯦꯡꯅꯕ ꯑꯗ ꯃꯥꯅ ꯑꯗꯨꯝ ꯃꯕꯣꯛ ꯀꯧꯔꯦꯕ ꯏꯃꯥꯕꯣꯛ ꯀꯧꯔꯦ ꯑꯗꯨꯃꯥꯏꯅ ꯀꯥ ꯍꯦꯟꯅ ꯃꯣꯏ ꯀꯔꯤꯝꯐꯥꯎ ꯍꯥꯏꯅꯗ꯭ꯔꯦ ꯃꯣꯏꯒꯤ ꯃꯔꯝꯗ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤ ꯃꯕꯥꯅꯤꯁꯤ ꯊꯦꯡꯅꯔꯛꯑꯦꯀꯣ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤ ꯃꯉꯣꯟꯗ ꯍꯥꯏꯔꯛꯇꯅ ꯑꯗꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯃꯥꯁꯤ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯁꯦꯟꯅꯖꯕ ꯌꯥꯝ ꯁꯪꯖꯕ ꯑꯗꯒꯤ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯗꯅ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯔꯒ ꯑꯗꯨꯝ ꯂꯧꯅꯔꯁꯤ ꯍꯥꯏꯗꯅ ꯃꯕꯥꯅꯤꯁꯦ ꯆꯦꯜꯂꯦ ꯆꯣꯡꯉꯦ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯃꯣꯏꯒꯤꯁꯨ ꯁꯣꯝꯒꯤ ꯃꯥ ꯌꯣꯛꯏꯕ ꯃꯃꯥ ꯃꯄꯥꯁꯨ ꯋꯥꯕꯅꯤꯅ ꯃꯣꯏ ꯑꯁꯦꯡꯕ ꯃꯄꯥꯁꯤꯗ ꯅꯆꯥꯅꯨꯄꯤꯒꯤ ꯗꯥꯟ ꯄꯤꯔꯨ ꯂꯥꯎ ꯂꯨꯍꯣꯡꯕꯁꯦ ꯌꯥꯎꯔꯨ ꯂꯥꯎ ꯑꯗꯨꯒ ꯑꯉꯝꯕ ꯑꯑꯣꯟ ꯈꯔ ꯇꯝꯃꯨ ꯁꯦꯝꯁꯨ ꯃꯇꯝꯁꯤꯗ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯌꯥꯝ ꯋꯥꯕ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯥ ꯌꯣꯛꯏꯕ ꯃꯃꯥ ꯃꯄꯥꯁꯤꯁꯨ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝ ꯋꯥꯔꯦ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯑꯦ ꯁꯦꯝꯃꯦ ꯑꯗꯨꯅ ꯑꯑꯣꯟꯄꯣꯠꯁꯤꯗꯪꯗꯤ ꯅꯪꯒꯤ ꯅꯆꯥꯅꯤ ꯅꯪꯅ ꯉꯝꯖꯕ ꯍꯥꯞꯄꯨꯅ ꯍꯥꯏꯕꯁꯤꯗ ꯃꯄꯥꯁꯤꯁꯨ ꯄꯩꯁꯥ ꯂꯩꯇꯕꯅꯤ나 ꯃꯣꯏꯁꯦ ꯈꯔ ꯉꯪꯅꯔꯦꯕꯀꯣ ꯑꯗꯨꯒꯤ ꯉꯪꯅꯔꯛꯄ ꯀꯥꯟꯁꯤꯗ ꯈꯛꯇꯪ ꯈꯪꯉꯦꯕ ꯃꯥꯁꯦ ꯃꯥꯒꯤ ꯃꯗꯣꯝꯆꯥꯅ ꯌꯣꯛꯄꯅꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥꯁꯦ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯕꯨ ꯃꯄꯥꯁꯤꯅ ꯂꯨꯍꯣꯡꯕꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯎꯄꯨ ꯑꯃ ꯀꯥꯡꯊꯣꯜ ꯑꯃ ꯁꯨꯃꯥꯏꯅ ꯑꯉꯝꯕ ꯈꯔ ꯃꯄꯥꯁꯤꯅ ꯍꯥꯞꯄꯛꯑꯦ ꯑꯗꯨ ꯇꯧꯔꯒ ꯃꯥꯁꯦ ꯂꯨꯍꯣꯡꯈꯤꯕꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤ ꯑꯃꯨꯛ ꯊꯣꯏꯗꯣꯛꯅ ꯋꯥꯏꯑꯦꯕ ꯋꯥꯏ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯁꯤꯗꯤ ꯌꯥꯝ ꯐꯕ ꯃꯣꯏꯁꯤ ꯃꯃꯥꯒ ꯃꯥꯏ ꯅꯨꯄꯥꯁꯤꯒꯤꯁꯨ ꯑꯃꯨꯛ ꯃꯃꯥꯒ ꯃꯄꯥꯒ ꯈꯥꯏꯅꯔ ꯃꯇꯨꯡ ꯃꯃꯥꯁꯤ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯃꯄꯥꯁꯤꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯒꯤꯅ ꯃꯆꯦ ꯑꯃ ꯃꯣꯏꯗ ꯂꯨꯈꯥ ꯑꯣꯏ ꯍꯜꯂꯛꯑꯒ ꯂꯩꯔꯦ ꯃꯌꯨꯝꯗꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏ ꯅꯨꯄꯥꯁꯤ ꯁꯨꯕ ꯅꯣꯝꯕꯁꯦ ꯌꯥꯝ ꯀꯜꯂꯦ ꯃꯁꯥꯒꯤꯀꯣ ꯁꯨꯕ ꯅꯣꯝꯕꯁꯦ ꯌꯥꯝ ꯀꯜꯂꯦ ꯃꯥꯗꯤ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯔꯤꯉꯩꯗꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯖꯔꯛꯏ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯌꯥꯝ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯒ ꯃꯥꯁꯦ ꯂꯧꯈꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯂꯦꯝꯅꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯗꯣ ꯃꯥꯕꯨꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯂꯧꯔ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯋꯥꯍꯩ ꯑꯊꯤꯕ ꯑꯃ ꯑꯀꯟꯕ ꯑꯃ ꯍꯥꯏꯕ ꯈꯨꯕꯥꯛꯅ ꯁꯦꯠ ꯊꯥꯕꯁꯦ ꯃꯥ ꯀꯩꯅꯣ ꯈꯪꯗꯦ ꯈꯠꯅꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯅꯨꯄꯥꯁꯦ ꯃꯊꯧꯁꯦ ꯌꯥꯝ ꯈꯪꯕ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯤ ꯁꯨꯐꯝ ꯊꯣꯛꯄ ꯁꯨꯏ ꯅꯨꯄꯥꯁꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯕ ꯆꯠꯂꯤ ꯑꯗꯒꯤꯗꯤ ꯆꯦꯛꯀꯤ ꯌꯨꯝ ꯁꯥꯕ ꯆꯠꯂꯤ ꯃꯈꯟ ꯃꯈꯟ ꯊꯕꯛꯁꯦ ꯃꯥ ꯆꯠꯂꯤ ꯑꯗꯨꯝ ꯀꯣ ꯑꯗꯣ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯤꯗ ꯄꯤꯁꯜꯂꯤ ꯂꯨꯄꯥ 10 ꯄꯨꯔꯛꯑꯁꯨ 10 ꯄꯨꯔꯛꯑꯁꯨ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯃꯥꯅ 200 ꯄꯨꯔꯛꯄ 500 ꯄꯨꯔꯛꯄ ꯉꯁꯤꯒꯤ ꯅꯣꯡꯃꯒꯤꯅ ꯄꯤꯁꯜꯂꯤ ꯑꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯍꯩꯅ ꯂꯤꯛꯅ ꯁꯤꯜꯂꯦꯕ ꯑꯗ ꯃꯣꯏꯁꯦ ꯃꯕꯥꯅꯤ ꯑꯃ ꯇꯣꯉꯥꯟ ꯆꯥꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯉꯣꯟꯈꯩꯗꯨꯃ ꯄꯨꯜꯍꯧꯔꯦ ꯅꯤꯉꯣꯟ ꯃꯆꯥꯅꯦ ꯀꯩꯅꯦ ꯃꯣꯏꯈꯩ ꯑꯃ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯊꯣꯏꯗꯣꯛꯄ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯗ ꯍꯦꯟꯅ ꯀꯔꯤꯝ ꯁꯨꯍꯟꯗꯦꯀꯣ ꯀꯔꯤꯝ ꯁꯨꯍꯟꯗꯦ ꯑꯗꯣ ꯃꯥꯅ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡ ꯀꯣꯏꯔ ꯈꯣꯠꯂꯒ ꯂꯩꯖꯩ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯅ ꯄꯨꯔꯛꯏꯕ ꯈꯔꯗꯨꯅ ꯃꯕꯥꯅꯤ ꯈꯛꯇꯅꯤꯅ ꯑꯗꯨꯝ ꯊꯣꯡꯅ ꯊꯥꯛꯇꯅ ꯁꯤꯟꯖꯕ ꯑꯗꯩ ꯃꯥꯏ ꯍꯤꯡꯒꯣꯜ ꯁꯥꯡꯒꯣꯜ ꯈꯤꯇꯪ ꯂꯩꯕꯗꯣ ꯀꯣꯏꯖꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯃꯥꯁꯦ ꯂꯩ ꯍꯣꯏ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯠꯇ꯭ꯔꯁꯨ ꯆꯥꯕ ꯊꯛꯄꯒꯤ ꯃꯊꯥ ꯁꯥꯕ ꯃꯉꯣꯟꯗ ꯁꯤꯃꯒꯤ ꯃꯊꯥ ꯁꯥꯕꯁꯦ ꯂꯩꯇꯦꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡꯃꯛꯇ ꯊꯣꯡꯉꯦ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯆꯥꯅꯤꯡꯕ ꯏꯟꯖꯥꯡꯁꯦ ꯈꯜꯂꯒ ꯂꯩꯔꯛꯇꯣꯏꯅꯤ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯍꯪꯗꯅ ꯇꯧꯗꯦꯕ ꯅꯨꯄꯤ ꯁꯤ ꯌꯥꯔꯗ꯭ꯔꯣ ꯁꯤ ꯇꯧꯁꯤꯔꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯑꯗꯩ ꯃꯕꯥꯏꯅꯁꯦ ꯑꯗꯨꯝ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯒ ꯋꯥꯛꯀꯤꯡ ꯆꯠꯃꯤꯟꯅꯗꯅ ꯀ꯭ꯋꯥ ꯃꯆꯦꯠ ꯑꯃ ꯆꯥꯃꯤꯟꯅꯗꯅ ꯑꯗꯩ ꯑꯗꯨꯝ ꯇꯨꯃꯤꯟ ꯍꯤꯞꯃꯤꯟꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯁꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯌꯦꯕ ꯑꯗ ꯃꯥꯁꯦ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤ ꯋꯥꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯂꯩꯔꯛꯇꯕ ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯁꯜꯂꯛꯄꯗ ꯄꯩꯁꯥ ꯈꯔ ꯄꯨꯔꯨꯕꯒꯤ ꯂꯥꯛꯎꯕꯒꯤ ꯀꯣꯟꯅꯗꯕꯒꯤ ꯂꯩꯇꯕꯒꯤ ꯋꯥꯕꯒꯤꯗꯣ ꯃꯊꯥ ꯁꯥꯔꯛꯑꯦꯕ ꯑꯗꯣ ꯌꯨꯝ ꯄꯥꯟꯕꯗꯒꯤꯗꯤ ꯃꯥꯁꯦ ꯂꯥꯛ ꯀꯔꯣꯔ ꯄꯥꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯏꯪꯖꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯦꯕ ꯑꯗꯨꯒ ꯃꯆꯥꯁꯤ ꯃꯣꯏꯁꯦ ꯌꯥꯎꯗ꯭ꯔꯦ ꯃꯆꯥꯁꯤ ꯆꯍꯤ ꯌꯨꯝ ꯄꯥꯟꯕ ꯃꯇꯨꯡ ꯆꯍꯤ 4-5 ꯁ꯭ꯋꯥꯏ ꯁꯨꯔꯛꯄꯁꯤꯗ
ꯁꯨꯝ ꯌꯥꯎꯈꯤꯗ꯭ꯔꯥ ꯂꯩꯔꯛꯄꯅꯤ ꯌꯥꯝ ꯃꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕꯅꯤ ꯃꯣꯏꯁꯦ ꯑꯗꯨꯝ ꯀ꯭ꯂꯥꯁ 12 ꯀ ꯂꯣꯏꯔꯛꯄ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯄꯥꯟꯕꯅꯦꯕ ꯑꯗꯣ ꯌꯥꯎꯈꯤꯗ꯭ꯔꯥ ꯁꯨꯝ ꯂꯩꯔꯛꯄ ꯑꯗꯨꯒꯗꯤ ꯁꯨꯝ ꯌꯥꯎꯁꯜꯂꯛꯇꯕꯁꯤꯗꯒꯤ ꯈꯔ ꯉꯥꯡꯅꯕꯁꯦ ꯍꯧꯔꯛꯑꯦꯀꯣ ꯑꯉꯥꯡ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤꯅ ꯃꯆꯦ ꯅꯤꯉꯣꯟꯈꯩꯗꯨꯅ ꯑꯗꯨꯝ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯑꯦ ꯑꯗꯩ ꯃꯧꯄꯥ ꯅꯨꯄꯥꯁꯤꯗ ꯉꯜꯂꯤꯉꯩꯗ ꯀꯩꯅꯣ ꯈꯟꯅꯍꯧꯕꯅ ꯐꯩ ꯑꯉꯥꯡ ꯌꯥꯎꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯥꯏꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯄ ꯁꯨꯝ ꯍꯧꯔꯛꯑꯦ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯗꯥꯛꯇꯔꯁꯦ ꯌꯦꯡꯉꯦ ꯄꯨꯗꯅ ꯌꯦꯡꯕ ꯌꯥꯕ ꯗꯥꯛꯇꯔ ꯈꯔ ꯐꯥꯎꯋꯤ ꯍꯥꯏꯕ ꯒꯥꯏꯅꯤꯒꯤ ꯗꯥꯛꯇꯔꯁꯦ ꯌꯦꯡꯗꯅꯅꯦ ꯍꯣꯠꯅꯩ ꯄꯩꯁꯥꯁꯦ ꯆꯪꯕ ꯌꯥꯕ ꯆꯪꯉꯦ ꯑꯗꯩ ꯃꯥꯏꯕ ꯃꯥꯏꯕꯤꯗꯁꯨ ꯂꯥꯏꯁꯦ ꯈꯨꯔꯝꯕ ꯌꯥꯕ ꯈꯨꯔꯝꯃꯤꯀꯣ ꯑꯗꯣ ꯑꯣꯏꯗꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯄꯦꯟꯗꯗꯅ ꯑꯩꯈꯣꯏꯒꯤ ꯒꯨꯍꯥꯇꯤꯗꯐꯥꯎ ꯄꯨꯔꯒ ꯃꯥꯁꯦ ꯂꯥꯏꯌꯦꯡꯕ ꯆꯠꯂꯦꯕ ꯑꯉꯥꯡꯁꯤ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥꯁꯦ ꯇꯤꯡꯈꯩ ꯃꯥꯅ ꯁꯨꯖꯕ ꯅꯣꯝꯖꯕꯁꯦ ꯇꯥꯟꯁꯤꯜꯂꯒ ꯃꯊꯪ ꯆꯍꯤꯗꯗꯤ ꯅꯪ ꯒꯨꯍꯥꯇꯤꯗ ꯂꯥꯏꯌꯦꯡꯕ ꯆꯠꯇꯣꯏꯃꯤꯅ ꯇꯨꯡꯁꯤꯜꯂꯒꯅꯦ ꯑꯗꯨꯃꯥꯏꯅꯕꯨ ꯄꯨꯔ ꯆꯠꯂꯦꯕ ꯑꯗꯩ ꯃꯆꯦ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯅꯪ ꯅꯨꯄꯤꯁꯤ ꯈꯥꯏꯅꯈ꯭ꯔꯣ ꯆꯍꯤ ꯌꯨꯝ ꯄꯥꯟꯕ 3 ꯁꯨꯔꯦ ꯅꯣꯏ ꯂꯥꯏꯌꯦꯡꯕ ꯌꯥꯕꯁꯨ ꯌꯦꯡꯉꯦ ꯒꯨꯍꯥꯇꯤ ꯇꯥꯟ ꯆꯠꯇꯅ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯇꯨꯝꯃꯦ ꯑꯗꯣ ꯑꯉꯥꯡ ꯌꯥꯎꯔꯣꯏꯗꯕꯅꯤꯅ ꯈꯥꯏꯅꯈ꯭ꯔꯣ ꯑꯃ ꯊꯤꯔꯁꯤꯅ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯈꯨꯝꯃꯦ ꯍꯥꯏꯌꯦꯕ ꯏꯆꯦ ꯃꯥ ꯆꯠꯄꯗ ꯑꯩ ꯌꯥꯎꯈꯤꯅꯤ ꯃꯥ ꯌꯥꯎꯗꯅ ꯑꯩꯗꯤ ꯍꯤꯡꯕ ꯉꯝꯃꯣꯏ ꯑꯩꯗꯤ ꯃꯥ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯏꯕꯥꯅꯤ ꯌꯥꯝ ꯋꯥꯃꯤꯟꯅꯔꯛꯏꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕ ꯑꯗꯩ ꯑꯃꯨꯛ ꯃꯆꯦ ꯍꯣꯏꯁꯦ ꯋꯥ ꯉꯥꯡꯕꯁꯦ ꯉꯝꯗꯅ ꯑꯃꯨꯛ ꯂꯩꯔꯦꯀꯣ ꯑꯗꯩ ꯃꯣꯏ ꯑꯅꯤꯅ ꯋꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯇꯨꯝꯃꯤꯉꯩꯁꯤꯗ ꯃꯣꯏ ꯄꯥꯈꯟꯗ ꯂꯩꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯇꯨꯝꯃꯤꯕ ꯐꯃꯨꯡꯒꯤ ꯃꯄꯥꯒꯤ ꯇꯤꯟꯁꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟꯕ ꯍꯨꯝꯗꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯅꯣꯡꯁꯦ ꯍꯦꯛꯇ ꯑꯣꯔꯣ ꯇꯥꯁꯜꯂꯦꯗꯅ ꯇꯤꯟꯁꯦ ꯍꯨꯝꯗꯣꯛꯈ꯭ꯔꯃꯤꯅ ꯑꯗꯨꯃꯥꯏꯅ ꯆꯣꯠꯇꯕ ꯃꯐꯝ ꯖꯒꯥ ꯈꯜꯂꯒ ꯃꯕꯥꯅꯤꯁꯨ ꯌꯥꯝ ꯋꯥꯅ ꯕꯧ ꯑꯍꯤꯡꯁꯦ ꯂꯦꯛꯃꯤꯟꯅꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯆꯤꯡꯁꯤꯅ ꯆꯨꯁꯜꯂꯛꯄ ꯊꯕꯛꯁꯦ ꯁꯨꯐꯝ ꯅꯣꯝꯐꯝ ꯆꯠꯊꯣꯛꯄ ꯌꯥꯔꯛꯇꯕ ꯃꯣꯏꯗꯤ ꯁꯨꯔ ꯁꯨꯝ ꯆꯥꯕꯅꯤꯅ ꯑꯗꯩ ꯄꯩꯁꯥꯅ ꯂꯥꯏꯌꯦꯡꯕꯗ ꯂꯣꯏ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯜꯂꯨꯕ ꯈꯔꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯕꯥꯅꯤꯁꯨ ꯌꯥꯝ ꯋꯥꯅ ꯑꯗꯨꯃꯥꯏꯅ ꯂꯦꯟꯃꯤꯟꯅꯔꯛꯑꯦ ꯍꯥꯏꯌꯦꯕ ꯑꯋꯥ ꯑꯅꯥꯁꯦ ꯄꯨꯃꯤꯟꯅꯗꯅ ꯑꯗꯨꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃꯇ ꯃꯉꯣꯟꯗ ꯑꯉꯥꯡ ꯄꯣꯛꯇꯦ ꯂꯥꯏꯌꯦꯡꯕꯗ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯉꯦꯅ ꯅꯩꯕ ꯈꯣꯠꯄ ꯉꯥꯡꯕꯁꯦ ꯀꯩꯅꯣ ꯃꯥ ꯈꯪꯗꯦꯕꯀோ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯁꯦ ꯑꯊꯤꯕ ꯋꯥꯍꯩ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯃꯆꯥ ꯑꯃꯕꯨ ꯍꯦꯛ ꯉꯥꯡꯗꯦꯕ ꯑꯗꯨꯅ ꯃꯥꯅꯕꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩ ꯅꯨꯄꯥꯁꯤꯅꯕꯨꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯃꯆꯦ ꯍꯣꯏ ꯃꯆꯜ ꯍꯣꯏ ꯑꯗꯩ ꯁꯥꯒꯩꯅꯗꯤ ꯋꯥꯁꯦ ꯈꯔ ꯉꯥꯡꯕ ꯍꯧꯔꯛꯑꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣꯅ ꯃꯊꯟꯇ ꯃꯥꯁꯨ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯊꯟꯇ ꯑꯗꯨꯕꯨ ꯃꯥꯏ ꯅꯨꯄꯥꯗꯗꯤ ꯎꯠꯊꯣꯛꯇꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯅꯁꯨ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯃꯥꯅ ꯃꯆꯥ ꯄꯥꯝꯃꯁꯨ ꯑꯃ ꯇꯧꯔꯁꯨ ꯃꯥꯁꯨ ꯎꯠꯊꯣꯛꯇꯦ ꯑꯗꯩ ꯁꯥꯒꯩꯒꯤ ꯃꯣꯏ ꯃꯈꯨꯔꯥ ꯃꯇꯣꯟꯅ ꯑꯗꯩ ꯃꯆꯦ ꯃꯆꯟꯅ ꯃꯉꯣꯟꯁꯤꯗꯩꯗ ꯃꯥꯏ ꯅꯨꯄꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯤꯉꯩ ꯑꯗꯩ ꯑꯁꯨꯝ ꯃꯥꯅꯒ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯁ꯭ꯋꯥꯏꯗ ꯊꯣꯡꯒꯥꯜ ꯑꯗꯨꯋꯥꯏꯗꯒ ꯊꯦꯡꯅꯕꯗ ꯃꯆꯦ ꯑꯣꯏꯅ ꯊꯑꯣꯏꯅ ꯉꯥꯏꯔꯒ ꯍꯥꯏꯕꯁꯤ ꯃꯥꯏ ꯅꯨꯄꯤꯗ ꯈꯪꯍꯟꯗꯦ ꯃꯥꯅ ꯍꯥꯏꯗꯣꯛꯇꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯍꯤꯁꯤ 7 ꯁꯨꯖꯜꯂꯛꯑꯦꯕ ꯑꯉꯥꯡꯁꯦ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯛꯑꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯧ ꯃꯆꯦꯒꯤ ꯃꯆꯥꯁꯦ ꯃꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯋꯦꯕ ꯑꯉꯥꯡꯁꯦ ꯃꯧ ꯃꯆꯦ ꯃꯆꯥꯁꯦ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯃꯥꯅꯅꯦ ꯃꯥ ꯌꯣꯛꯆꯔꯒꯦꯗꯤ ꯍꯥꯏ ꯉꯝꯗꯕ ꯑꯗꯨꯒ ꯃꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯕ ꯑꯉꯥꯡꯁꯦ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯑꯩ ꯂꯨꯅ ꯇꯧꯕꯁꯦ ꯃꯤ ꯃꯁꯛ ꯈꯪꯉꯤꯗꯅ ꯑꯗꯣ ꯑꯉꯥꯡꯁꯤꯅ ꯑꯗꯨꯝ ꯆꯍꯤ 3-4 ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯀꯥꯞꯄꯩ ꯆꯠ ꯍꯩꯔꯛꯄꯗꯒꯤꯅꯦ ꯃꯥꯁꯦ ꯑꯗꯨꯝ ꯊꯤꯔꯛꯏ ꯍꯥꯏꯕ ꯃꯆꯥꯅ ꯑꯗꯨꯝ ꯃꯥꯁꯦ ꯊꯤꯔꯛꯄ ꯃꯥꯅ ꯀꯩꯅꯣꯝ ꯆꯥꯕꯗ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯄꯤꯖꯕ ꯈꯤꯇꯪ ꯆꯥꯎꯔꯛꯄꯗꯩꯗꯤ ꯃꯥꯒ ꯑꯗꯨꯝ ꯆꯥꯎꯔꯛꯃꯤꯟꯅꯕ ꯀꯧꯁꯜꯂ ꯑꯗꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯇꯨꯝꯃꯤꯟꯅꯕ ꯑꯉꯥꯡꯁꯦ ꯃꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯆꯦ ꯍꯣꯏ ꯃꯆꯟꯅꯨꯄꯤ ꯍꯣꯏꯁꯤꯅ ꯀꯟꯅ ꯍꯥꯏꯔꯒ ꯌꯥꯝ ꯊꯥꯖꯗꯅ ꯃꯥꯏ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯍꯜꯂꯦ ꯐꯣꯟ ꯋꯥꯔꯤ ꯅꯨꯡꯂꯤ ꯁꯥꯟꯅꯍꯜꯂꯦ ꯅꯨꯄꯤꯁꯤ ꯍꯜꯂꯛꯑꯒ ꯂꯩꯕꯅꯤ ꯃꯆꯥ ꯂꯩꯍꯧꯋꯤ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗ ꯅꯨꯄꯤꯁꯤꯅ ꯑꯣꯏꯅ ꯐꯣꯟꯁꯦ ꯑꯗꯨꯝ ꯇꯧꯍꯜꯂꯛꯄ ꯑꯗꯩꯗꯤ ꯅꯪ ꯁꯥꯟꯅꯧ ꯈꯣꯠꯂꯨ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯖꯖꯅꯨ ꯃꯣꯏ ꯑꯅꯤꯃ ꯑꯗꯨꯝ ꯂꯩꯃꯤꯟꯅꯖꯖꯅꯤ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏꯔꯁꯤ ꯈꯣꯠꯂꯁꯤ ꯍꯥꯏꯔꯒ ꯃꯆꯦ ꯍꯣꯏꯁꯤꯅ ꯅꯝꯗꯅꯗꯤ ꯀꯣꯏꯍꯟꯈꯤꯕꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤ ꯑꯍꯥꯟꯕꯗ ꯁꯨꯛꯈꯪ ꯈꯪꯉꯝꯗꯦꯀꯣ ꯈꯪꯗꯅ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯎꯅꯕ ꯆꯠ ꯂꯩꯔꯝꯃꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯗꯤ ꯅꯣꯡꯃ ꯅꯨꯄꯤꯁꯦ ꯎꯅꯔꯨꯕ ꯀꯥꯟꯗ ꯃꯣꯏꯁꯦ ꯑꯍꯥꯟꯕ ꯎꯅꯕꯗ ꯑꯗꯨꯝ ꯃꯔꯤꯁꯦ ꯊꯝꯅꯔꯛꯑꯕ ꯖꯥꯠꯅꯦꯕꯀꯣ ꯃꯣꯏꯅ ꯁꯤꯜꯂꯒ ꯎꯅꯔꯤꯕ ꯏꯃꯨꯡꯗꯨꯗ ꯀꯥꯗ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯒ ꯃꯄꯥꯟꯗꯩ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯒ ꯅꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯣ ꯈꯣꯠꯂꯣꯒ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯔꯤꯁꯦ ꯊꯝꯅꯈ꯭ꯔꯕ ꯖꯥꯠꯅꯦꯕ ꯑꯗꯩ ꯍꯜꯂꯛꯑ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯞꯄꯕꯀꯣ ꯃꯉꯣꯟꯁꯤꯗꯩꯗ ꯑꯩ ꯌꯥꯝ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯑꯩ ꯅꯪꯉꯣꯟꯗ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯦꯅ ꯌꯥꯝ ꯀꯞꯄ ꯅꯨꯄꯥꯁꯦ ꯅꯨꯡꯗꯥꯡꯁꯦꯀꯣ ꯀꯩꯅꯣ ꯀꯔꯤ ꯇꯧꯔꯨꯔꯒꯦ ꯅꯪ ꯀꯔꯤ ꯇꯧꯔꯨꯔꯒꯦꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯅꯔꯤꯉꯩꯗꯩ ꯍꯧꯅ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤꯁꯨ ꯉꯁꯤꯐꯥꯎ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯑꯩ ꯅꯪꯉꯣꯟꯗ ꯉꯥꯡꯗ꯭ꯔꯤ
ꯑꯗꯨꯕꯨ ꯑꯩ ꯏꯆꯦ ꯍꯣꯏꯅ ꯀꯟꯅ ꯍꯥꯏꯃꯟꯗꯅ ꯃꯣꯏꯅ ꯈꯪꯅꯧꯅ ꯅꯨꯄꯤ ꯑꯃꯈꯛ ꯈꯪꯅꯔꯨꯔꯦ ꯐꯣꯟꯁꯦ ꯑꯩꯅ ꯊꯕꯛ ꯆꯠꯄꯗ ꯋꯥꯔꯤ ꯁꯥꯏ ꯅꯪ ꯈꯪꯈꯤꯅꯤ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯩꯁꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅꯗꯤ ꯇꯧꯗꯦ ꯅꯨꯄꯤꯁꯤꯅꯗ ꯇꯧꯔꯛꯏ ꯑꯗꯣ ꯄꯥꯏꯔꯛꯇꯁꯨ ꯁꯥꯎꯏ ꯑꯩꯁꯨ ꯌꯥꯝ ꯋꯥꯔꯦ ꯑꯗꯣ ꯉꯁꯤꯁꯤ ꯑꯝꯇꯪ ꯃꯁꯛ ꯈꯪꯅꯔꯨꯁꯣꯅ ꯎꯅꯔꯨꯔꯦ ꯑꯗ ꯃꯣꯏꯅ ꯉꯁꯤ ꯆꯦꯜꯂꯣꯅ ꯊꯣꯡꯁꯦ ꯃꯄꯥꯟꯗꯩ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯗ ꯑꯗꯨꯝ ꯊꯩꯔꯣ ꯆꯦꯜꯂꯣꯅ ꯑꯗꯣ ꯑꯩ ꯅꯨꯄꯤꯁꯤꯒ ꯑꯩ ꯂꯩꯃꯤꯟꯅꯔꯨꯔꯦ ꯑꯩ ꯄꯨꯟꯁꯤꯗ ꯅꯪ ꯅꯠꯇꯅ ꯑꯩ ꯉꯁꯤꯐꯥꯎꯗ ꯅꯨꯄꯤ ꯑꯃꯇꯒꯤ ꯃꯁꯥ ꯊꯦꯡꯉꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯂꯩꯃꯤꯟꯅꯔꯨꯔꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯑꯗꯨꯅ ꯑꯩꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯏꯊꯟꯇ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯃꯣꯏꯅꯗꯤ ꯉꯁꯤ ꯆꯦꯜꯂꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯊꯣꯡꯁꯦ ꯅꯝꯈꯥꯏꯔꯒ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯄꯗꯨꯗ ꯑꯩꯁꯦ ꯂꯩ ꯌꯥꯔꯛꯇꯗꯅ ꯑꯩ ꯌꯥꯔꯣꯏ ꯑꯩ ꯅꯨꯄꯤꯗ ꯍꯥꯏꯗꯅꯗꯤ ꯑꯩ ꯅꯝꯐꯨꯗꯗꯤ ꯆꯦꯜꯂꯣꯏ ꯑꯩ ꯅꯨꯄꯤꯒꯤ ꯑꯌꯥꯕ ꯂꯧꯔꯨꯈꯤꯒꯦ ꯑꯩ ꯃꯥꯅ ꯑꯩꯅ ꯍꯣꯔꯦꯟ ꯅꯨꯄꯤꯁꯦ ꯆꯦꯜꯂꯦꯅ ꯄꯨꯁꯟꯕꯗ ꯃꯥꯅ ꯄꯥꯎ ꯇꯥꯕꯗ ꯃꯥꯅ ꯀꯞꯀꯗꯕꯗꯣ ꯑꯩ ꯌꯦꯡꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩ ꯅꯨꯄꯤꯒ ꯍꯥꯟꯅ ꯇꯥꯟꯅꯔꯛꯈꯤꯒꯦ ꯑꯩ ꯆꯦꯟꯕꯗꯤ ꯉꯝꯃꯣꯏꯅ ꯑꯩꯅ ꯊꯣꯡ ꯍꯥꯡꯗꯣꯛꯅ ꯊꯣꯡꯁꯦ ꯀꯧꯈꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯂꯥꯛꯈꯤꯕꯅꯤ ꯅꯉꯣꯟꯗ ꯍꯥꯏꯗꯅꯗꯤ ꯑꯩ ꯆꯦꯜꯂꯣꯏꯅ ꯑꯗꯣ ꯅꯉꯣꯟꯗ ꯍꯥꯏꯗꯅꯗꯤ ꯑꯩ ꯃꯔꯤꯗꯤ ꯊꯝꯅꯔꯨꯔꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯅꯨꯄꯥꯁꯦ ꯌꯥꯝ ꯀꯞꯄꯕ ꯑꯗꯩ ꯃꯥꯁെ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯅ ꯊꯦꯝꯃꯦ ꯐꯔꯦ ꯐꯔꯦ ꯃꯤ ꯃꯆꯥꯗꯣ ꯃꯁꯥ ꯁꯣꯛꯎꯔꯕꯅꯤ나 ꯂꯧꯔꯣ ꯑꯗꯨꯝ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯁꯤ ꯃꯥ ꯍꯥꯏꯔꯦꯕ ꯅꯨꯄꯥꯁꯤꯅ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯅꯪ ꯀꯥꯏꯅꯕꯁꯨ ꯉꯝꯃꯣই ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯗꯤ ꯅꯪ ꯆꯠꯈꯤꯒꯦ ꯍꯥꯏꯅꯤ ꯑꯗꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯛꯑꯒ ꯅꯨꯄꯤ ꯂꯣꯜꯂꯤꯃꯦꯅ ꯂꯩꯕꯁꯨ ꯑꯩ ꯉꯝꯃꯣꯏ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯗꯣ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯀꯦꯅ ꯑꯣꯏꯅꯕ ꯎꯔꯒ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯗꯣ ꯑꯩ ꯉꯝꯃꯣꯏ ꯏꯕꯥꯅꯤ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯐꯃꯨꯡ ꯑꯃꯈꯛ ꯅꯪꯒꯤ ꯍꯥꯞꯄꯛꯏ ꯁꯤꯗꯩꯁꯤꯗ ꯏꯕꯥꯅꯤ ꯑꯗꯨꯝ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯛꯄꯁꯦ ꯅꯨꯄꯤꯁꯦ ꯊꯤꯔꯒꯗꯤ ꯑꯩ ꯅꯪꯒ ꯇꯨꯃꯤꯟꯅꯔꯣꯏꯗꯣꯏꯅꯤ ꯅꯪꯒ ꯇꯨꯃꯤꯟꯅꯗꯕ ꯑꯍꯤꯡ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯃꯗꯨ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏꯅ ꯌꯥꯝ ꯀꯞꯄ ꯅꯨꯄꯥꯁꯦ ꯑꯗꯩꯗꯤ ꯃꯣꯏ ꯃꯆꯦ ꯍꯣꯏ ꯀꯩ ꯍꯣꯏꯁꯤꯅꯁꯨ ꯅꯨꯄꯤꯁꯤꯗꯁꯨ ꯊꯦꯝꯕ ꯍꯧꯔꯦ ꯁꯨꯃꯥꯏꯅ ꯊꯤꯍꯟꯁꯤ ꯅꯪꯁꯨ ꯑꯗꯨꯝ ꯂꯩꯌꯨ ꯅꯪ ꯀꯥꯏꯅꯧ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥ ꯃꯊꯟꯇꯅꯤ ꯅꯨꯄꯥꯁꯦ ꯑꯗꯨꯅ ꯃꯨꯠꯇꯅꯕ ꯍꯣꯠꯅꯁꯤ ꯈꯣꯠꯁꯦꯅ ꯃꯉꯣꯟꯗ ꯊꯦꯝꯕ ꯍꯧꯔꯛꯑꯦꯀꯣ ꯃꯥꯁꯦ ꯑꯗꯩ ꯅꯨꯄꯥꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯃꯥꯏ ꯃꯃꯥꯡꯗ ꯑꯗꯨꯝ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯑꯦꯀꯣ ꯐꯣꯡ ꯐꯣꯡꯅ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯑꯦ ꯃꯥꯏ ꯃꯃꯥꯡꯗ ꯃꯥꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯏꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯅꯪ ꯑꯗꯨꯝ ꯊꯣꯛꯑ ꯁꯥꯔꯁꯨ ꯑꯅ ꯍꯥꯏ ꯅꯨꯄꯤꯁꯤꯅꯀꯣ ꯃꯥꯏ ꯃꯃꯥꯡꯗ ꯁꯨꯝ ꯁꯥꯕꯁꯦ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯤꯗꯨꯅꯗꯤ ꯐꯣꯟꯁꯦ ꯄꯨꯡꯇꯧꯗ ꯇꯧꯁꯜꯂꯛꯄ ꯑꯗꯩ ꯆꯦꯜꯂꯁꯤ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯨꯝꯗ ꯂꯩꯕ ꯍꯩꯅꯗ꯭ꯔꯦ ꯑꯩꯅ ꯑꯩꯈꯣই ꯗꯗꯥ ꯍꯣꯏꯗ ꯏꯅꯝ ꯍꯣꯏꯗ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯗꯣꯛꯈ꯭ꯔꯒꯗꯤ ꯉꯍꯥꯟ ꯆꯦꯟ ꯇꯧꯔꯒ ꯅꯨꯄꯥꯁꯤꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯦꯟꯁꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯊꯝꯃꯝꯕꯅꯦꯅ ꯍꯥꯏꯗꯣꯛꯑꯒꯗꯤ ꯋꯥꯁꯦ ꯆꯥꯎꯅꯔꯛꯑꯅꯤ ꯑꯩ ꯂꯧ ꯂꯥꯛꯑꯣꯅ ꯌꯥꯝ ꯍꯥꯏꯔꯛꯑꯦꯀꯣ ꯐꯣꯟꯁꯦ ꯅꯨꯄꯥꯁꯦ ꯄꯛꯀꯞꯇ ꯀꯞꯄꯤ ꯐꯣꯟꯁꯦ ꯊꯝꯃꯒ ꯃꯥꯁꯦ ꯄꯛꯀꯞꯇ ꯀꯞꯄꯤ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯅꯪ ꯆꯠꯂꯣ ꯂꯧꯔꯨꯔꯣ ꯃꯤ ꯃꯆꯥꯗꯣ ꯋꯥꯁꯣꯏ ꯆꯥꯎꯅꯔꯛꯑꯅꯤ ꯅꯣꯏꯅ ꯆꯦꯟꯅꯦꯅ ꯂꯩꯃꯤꯟꯅꯔꯨꯔꯕꯅꯤꯅ ꯑꯗꯨꯅ ꯂꯧꯕꯤꯔꯨꯔꯣ ꯅꯨꯄꯤꯁꯦ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯅ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯪ ꯅꯃꯥꯡꯗ ꯑꯩ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂ ꯆꯪꯉꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯪꯅ ꯃꯗꯨꯗ ꯀꯞꯀꯗꯕ ꯈꯣꯠꯀꯗꯕꯗꯣ ꯑꯩ ꯌꯦꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯅ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯑꯗꯩ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯀꯟꯅ ꯃꯥ ꯊꯣꯛꯂꯛꯑꯒ ꯂꯩꯔꯦ ꯂꯧ ꯂꯥꯛꯑꯣꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯦ ꯀꯟꯅ ꯐꯣꯟꯁꯦ ꯇꯧꯁꯜꯂꯛꯑꯦꯕ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯊꯝꯕꯒ ꯑꯃꯨꯛ ꯇꯧꯁꯜꯂꯛꯄꯤ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅ ꯑꯩ ꯂꯧꯔꯨꯔꯒꯦ ꯍꯥꯏꯔꯦꯕ ꯑꯩ ꯂꯧꯔꯨꯔꯒꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯍꯧꯒꯠꯂ ꯆꯠꯂꯦ ꯃꯥꯏ ꯃꯆꯦ ꯍꯣꯏ ꯀꯩ ꯍꯣꯏꯗ ꯍꯥꯏꯔꯝꯗꯦ ꯑꯗꯩꯗꯤ ꯆꯠꯂꯦ ꯃꯥꯅ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯦ ꯑꯗꯨꯒ ꯆꯠꯂꯒ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯑ ꯂꯩꯔꯝꯃꯦ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯒꯤ ꯐꯣꯟꯁꯦ ꯄꯨꯔ ꯆꯠꯂꯦ ꯑꯩ ꯂꯧꯕ ꯂꯥꯛꯑꯦꯅ ꯑꯗꯨ ꯅꯨꯄꯤꯁꯨ ꯏꯔꯦꯟꯅ ꯀꯥꯈꯠꯂꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯅꯨꯄꯤꯁꯦ ꯄꯨꯁꯜꯂꯛꯑꯦ ꯃꯥꯁꯤ ꯑꯗꯨꯝ ꯃꯥꯅ ꯆꯠꯈꯤꯕꯗꯩ ꯃꯥꯗꯤ ꯀꯞꯄꯦ ꯉꯁꯤꯗꯒꯤꯗꯤ ꯏꯕꯥꯅꯤꯒꯤ ꯀꯥꯏꯅꯅꯕꯒꯤ ꯃꯩ ꯑꯃ ꯑꯗꯨꯝ ꯆꯤꯡꯕ ꯍꯧꯔꯕꯅꯤꯀꯣ ꯍꯥꯏꯗꯅ ꯃꯥꯁꯦ ꯀꯞꯄ ꯆꯠꯂꯤꯀꯣ ꯑꯩꯅ ꯍꯜꯂꯛꯄꯗꯗꯤ ꯑꯩꯅ ꯏꯊꯟꯗ ꯆꯠꯂꯤꯁꯦ ꯍꯜꯂꯛꯄꯗꯗꯤ ꯃꯤ ꯑꯃ ꯍꯦꯜꯂꯛꯑꯗꯕꯅꯤꯀோ ꯑꯗꯣ ꯏꯕꯥꯅꯤꯈꯛ ꯇꯨꯝꯃꯝꯕ ꯑꯍꯤꯡ ꯀꯌꯥꯁꯦ ꯉꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯐꯔꯛ ꯑꯀꯥꯏꯕ ꯍꯥꯏꯕꯗꯣ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤꯀꯣ ꯍꯥꯏꯗꯅ ꯑꯗꯩ ꯑꯩ ꯅꯨꯄꯥꯁꯦ ꯑꯩꯅ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯕꯗꯒꯤ ꯑꯩꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯏꯔꯥꯜ ꯍꯥꯏꯕꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯎꯗꯕꯁꯦ ꯑꯩꯒꯤ ꯏꯔꯥꯜꯅꯦ ꯑꯗꯨꯅ ꯑꯩꯅ ꯈꯪꯅ ꯎꯅ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯑꯗꯕꯅꯤꯀꯣ ꯑꯩꯒꯤ ꯅꯨꯄꯥꯁꯦꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯃꯥꯅ ꯉꯍꯥꯟ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯨꯔꯦ ꯅ ꯍꯥꯏꯕꯁꯤꯗꯒꯤꯐꯥꯎ ꯅꯨꯄꯤꯁꯦ ꯅꯥꯔꯕꯅꯦꯕ ꯋꯥꯈꯜꯅ ꯑꯗꯨꯕꯨ ꯃꯥꯁꯦ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯑꯗꯨ ꯈꯛꯇꯪꯐꯥꯎ ꯅꯪꯁꯦ ꯑꯩ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯒ ꯇꯨꯃꯤꯟꯅꯔꯨꯔꯕꯅꯤꯀꯣ ꯅꯨꯄꯤ ꯑꯃ ꯃꯆꯥ ꯁꯣꯛꯎꯔꯕꯅꯤꯀꯣꯅ ꯑꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯄꯨꯔꯥꯅ ꯃꯥꯅ ꯄꯨꯔꯛꯑꯒ ꯊꯝꯃꯗꯕꯅꯦꯕ ꯑꯗꯩ ꯑꯩꯅ ꯏꯆꯥ ꯌꯥꯎꯗꯕ ꯃꯥꯅ ꯃꯆꯥ ꯌꯥꯎꯕ ꯃꯆꯥ ꯌꯥꯎꯔꯕꯅꯤꯅ ꯃꯉꯣꯟꯗ ꯂꯨꯅ ꯇꯧꯈꯤꯕ ꯃꯉꯣꯟꯗ ꯂꯨꯞꯈꯤꯕ ꯏꯆꯥ ꯌꯥꯎꯗꯕ ꯑꯩꯒꯤꯅ ꯃꯃꯜ ꯂꯩꯔꯛꯑꯣꯏꯗꯕ
ꯑꯣ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕꯁꯦ ꯍꯦꯜꯂꯛꯑꯗꯕꯅꯤꯀꯣꯅ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯀꯞꯄ ꯃꯥꯁꯦ ꯃꯃꯤꯠꯇꯩ ꯃꯄꯤ ꯆꯦꯟꯊꯔꯒ ꯑꯗꯨꯝ ꯆꯠꯂꯤꯅꯦ ꯑꯗꯩ ꯅꯨꯄꯤꯁꯨ ꯉꯥꯏꯔꯝꯃꯦ ꯅꯨꯄꯤꯁꯦ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯃꯥꯁꯨ ꯑꯗꯨꯝ ꯀꯞꯅ ꯑꯗꯨꯝ ꯂꯥꯛꯏ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯃꯕꯥꯅꯤ ꯋꯥ ꯉꯥꯡꯅꯗꯦ ꯑꯗꯩ ꯌꯧꯔꯛꯄꯁꯤꯗ ꯃꯣꯏꯈꯩꯁꯦ ꯃꯥꯡꯒꯣꯟꯗ ꯐꯝ ꯂꯩꯅꯔꯝꯃꯦꯕ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯍꯥꯏꯔꯦꯕ ꯑꯗꯣ ꯑꯗꯨꯗꯩꯗꯤ ꯃꯣꯏꯁꯦ ꯐꯝ ꯃꯆꯦ ꯍꯣꯏ ꯃꯆꯟꯅꯨꯄꯤ ꯍꯣꯏ ꯃꯣꯏ ꯃꯗꯣꯝꯆꯥ ꯃꯄꯤ ꯈꯔ ꯐꯝ ꯂꯩꯅꯔꯝꯃꯦ ꯅꯨꯄꯤꯁꯦ ꯃꯥꯅ ꯄꯨꯁꯜꯂꯦ ꯂꯥꯛꯑꯣ ꯆꯪꯉꯁꯦꯅ ꯑꯗ ꯃꯧ ꯅꯤꯉꯣꯜ ꯃꯆꯦꯁꯤꯅ ꯃꯈꯖꯥꯏꯗ ꯈꯨꯕꯥꯡ ꯊꯥꯏꯌꯦꯕ ꯅꯨꯄꯤꯁꯤꯒꯤꯀꯣ ꯅꯨꯄꯤ ꯑꯍꯟꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯗꯅ ꯇꯥꯟꯅꯗꯅ ꯅꯨꯄꯤꯁꯦ ꯂꯧꯔꯨꯔꯤꯁꯦ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯗ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ ꯏꯀꯥꯏꯕ ꯄꯤꯔꯤꯕ꯭ꯔꯥ ꯐꯖꯅ ꯍꯥꯏꯅꯔꯒ ꯉꯥꯡꯅꯔꯒ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯅꯪꯅ ꯂꯧꯔꯨꯔꯤꯁꯦ ꯅꯪ ꯂꯣꯏꯅ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯋꯥ ꯉꯥꯡꯉꯛꯑꯔꯣꯏꯗ꯭ꯔꯥ ꯅꯪ ꯗꯥꯏꯇ ꯂꯣꯏ ꯂꯧ ꯉꯝꯃꯗ꯭ꯔꯥꯅ ꯍꯥꯏꯔꯦꯕ ꯑꯗ ꯃꯥꯅ ꯉꯝꯃꯅꯤ ꯅꯣꯏꯅ ꯄꯥꯝꯃꯤꯗꯣ ꯁꯤ ꯅꯠꯇ꯭ꯔꯥ ꯁꯤ ꯑꯣꯏꯔꯗꯤ ꯑꯩ ꯁꯥꯟꯇꯤ ꯑꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯔꯅꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤꯁꯦ ꯂꯧꯗꯤ ꯂꯧꯅꯤꯡꯕ ꯆꯦꯟꯗꯤ ꯆꯦꯟꯅꯤꯡꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯉꯝꯗꯕ ꯆꯦꯜꯂꯨꯕꯁꯨ ꯉꯝꯗꯕ ꯇꯧꯔꯒ ꯅꯨꯡꯇꯤꯒꯤ ꯅꯨꯡꯗꯥꯡ ꯇꯨꯝꯃꯤꯟꯅꯕꯗ ꯉꯪꯕꯁꯦ ꯀꯞꯄꯁꯦ ꯅꯨꯄꯤꯁꯤꯅꯗꯤ ꯐꯣꯟ ꯇꯧꯁꯜꯂꯛꯄ ꯑꯗꯩ ꯊꯣꯛꯑꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯈꯤꯅꯤ ꯑꯗꯩ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯑꯃꯨꯛ ꯀꯞꯀꯅꯤ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯄꯨꯁꯜꯂꯛꯑꯒ ꯑꯗꯨꯝ ꯐꯖꯅ ꯊꯝꯃꯒꯦ ꯁꯤꯅ ꯂꯣꯏꯅꯃꯛꯀꯤ ꯅꯤꯡꯕ ꯊꯨꯡꯅꯔꯅꯤ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯕ ꯊꯨꯡꯅꯔꯅꯤ ꯋꯥꯅ ꯂꯣꯟꯅ ꯊꯨꯞꯅ ꯁꯨꯝ ꯁꯤꯟꯅꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯃꯥꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯅꯨꯃꯤꯠꯁꯦ ꯃꯣꯏ ꯑꯍꯨꯝꯁꯦ ꯀꯥꯗ ꯇꯨꯝꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯅꯣꯏ ꯑꯅꯤ ꯐꯃꯨꯡꯗ ꯇꯨꯝꯃꯣ ꯑꯩꯅ ꯊꯥꯔ ꯇꯨꯝꯒꯦ ꯍꯥꯏꯔꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯊꯥꯔ ꯇꯨꯝꯕ ꯑꯩꯈꯣꯏꯅꯤ ꯊꯥꯔ ꯇꯨꯝꯒꯦ ꯅꯪꯗꯤ ꯅꯨꯄꯥꯅꯤ ꯅꯪ ꯃꯊꯛꯇ ꯇꯨꯝꯃꯣꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯅꯔꯦꯀꯣ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯆꯦꯜꯂꯛꯏꯕꯅꯦꯅ ꯅꯨꯄꯤꯁꯤꯒ ꯃꯥ ꯈꯛꯇꯪ ꯇꯨꯝꯒꯦ ꯍꯥꯏꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯑꯗ ꯃꯥꯏ ꯅꯨꯄꯤꯅꯗꯤ ꯍꯥꯏ ꯑꯩ ꯏꯆꯦ ꯍꯣꯏꯗ ꯑꯣꯏꯔꯁꯨ ꯂꯦꯛꯎꯔꯒꯦ ꯏꯆꯦꯗꯤ ꯃꯧ ꯃꯆꯦꯗꯣ ꯃꯣꯏꯗ ꯑꯣꯏꯔꯁꯨ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯑꯗꯨꯒ ꯅꯪ ꯅꯕꯥꯅꯤ ꯑꯗꯨꯝ ꯇꯨꯝꯍꯧꯔꯣꯅ ꯑꯗꯩ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯏꯆꯟꯅꯨꯄꯤꯒꯤ ꯀꯥꯗ ꯏꯆꯟꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯦ ꯁꯤꯒꯤ ꯀꯥꯗ ꯑꯣꯏꯅ ꯇꯨꯝꯃꯨꯔꯣ ꯍꯥꯏꯌꯦꯕ ꯑꯗꯨ ꯌꯥꯗꯦꯕ ꯅꯨꯄꯥꯁꯤꯅ ꯑꯩ ꯇꯨꯝꯃꯣꯏ ꯑꯗꯨꯃꯥꯏꯅ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯇꯨꯝꯕ ꯉꯝꯃꯣꯏꯅ ꯑꯗꯨꯝ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯃꯣꯏ ꯑꯍꯨꯝꯁꯦ ꯄꯨꯂꯞ ꯇꯨꯝꯃꯤꯟꯅꯕꯅꯦꯕ ꯀꯥꯁꯤꯗ ꯑꯗꯣ ꯅꯨꯄꯤꯁꯦ ꯆꯦꯜꯂꯛꯑꯕꯅꯦꯅ ꯃꯥꯅ ꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯅꯤꯡꯕ ꯈꯣꯠꯄ ꯃꯉꯣꯟꯗ ꯀꯔꯤꯝ ꯂꯩꯇ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯃꯥꯏ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯖꯕꯅꯤꯅꯀꯣ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯈꯟꯕꯒꯤ ꯃꯉꯣꯟꯗ ꯑꯗꯩꯗꯤ ꯅꯨꯡꯗꯥꯡꯁꯦ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯨꯝꯃꯒ ꯁꯨꯝ ꯉꯥꯡꯅꯗꯅ ꯋꯥꯔꯤ ꯈꯔ ꯁꯨꯝ ꯉꯥꯡꯅ ꯂꯩꯔꯤꯉꯩꯁꯤꯗ ꯆꯦꯜꯂꯛꯏꯕ ꯅꯨꯄꯤꯁꯦ ꯁꯤꯒꯤ ꯃꯕꯨꯡ ꯃꯅꯝꯃ ꯃꯣꯏ ꯃꯤ ꯈꯔ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯊꯣꯡꯁꯦ ꯊꯣꯡ ꯍꯥꯡꯉꯣꯅ ꯑꯗꯨꯝ ꯊꯤꯜꯂ ꯆꯪꯉꯦ ꯅꯣꯏ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯁꯥꯟꯅꯄꯣꯠ ꯁꯥꯟꯅꯩꯔꯥ ꯁꯤꯁꯦ ꯐꯥꯒꯤꯔꯥ ꯅꯨꯄꯤ ꯂꯩꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯅꯪ ꯅꯨꯄꯤ ꯂꯩ ꯑꯗꯨ ꯅꯨꯄꯤ ꯂꯩꯕ ꯅꯪꯉꯣꯟꯗ ꯑꯩ ꯏꯆꯟ ꯄꯤꯔꯣꯏ ꯅꯪ ꯅꯨꯄꯤ ꯂꯩꯇꯕꯣꯏꯗꯤ ꯌꯥꯏ ꯐꯥꯒꯤꯔꯥ ꯁꯨꯃꯥꯏꯅ ꯅꯣꯏꯅ ꯁꯤꯗꯩꯗ ꯀꯥ ꯄꯤꯛꯈ꯭ꯔꯕꯁꯤꯗ ꯅꯣꯏ ꯌꯨꯝ ꯁꯨꯝ ꯇꯨꯃꯤꯟꯅꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯔꯣꯏ ꯑꯩꯒꯤꯁꯨ ꯏꯆꯟꯒꯨꯝꯕꯅꯦ ꯃꯥꯁꯦ ꯑꯩꯒꯤꯁꯨ ꯏꯆꯟꯒꯨꯝꯕꯅꯦ ꯍꯥꯏꯅ ꯍꯥꯏꯔꯒꯈꯔ ꯉꯥꯡꯅꯔꯦ ꯑꯗꯩꯗꯤ ꯃꯥ ꯄꯨꯕꯤꯈꯤꯅꯨ ꯈꯣꯠꯈꯤꯅꯨ ꯑꯩꯈꯣই ꯑꯍꯨꯝ ꯑꯗꯨꯝ ꯂꯩꯃꯤꯟꯅꯖꯔꯒꯦ ꯈꯣꯠꯂꯒꯦꯅ ꯅꯨꯄꯥꯁꯤꯅꯁꯨ ꯍꯥꯏ ꯑꯗꯩ ꯃꯣꯏ ꯃꯆꯦ ꯍꯣꯏ ꯀꯩ ꯍꯣꯏꯁꯨ ꯂꯣꯏ ꯊꯣꯛꯅꯔꯦ ꯃꯣꯏꯁꯨ ꯂꯣꯏ ꯍꯥꯏꯔꯦ ꯃꯣꯏ ꯁꯥꯒꯩꯅ ꯑꯗ ꯌꯥꯗ꯭ꯔꯦ ꯃꯕꯨꯡꯁꯤꯅ ꯀꯔꯤꯒꯤ ꯅꯪ ꯑꯅꯤ ꯂꯣꯜꯍꯟꯕꯗꯤ ꯑꯩꯈꯣꯏꯗꯤ ꯁꯨꯡꯂꯣꯟ ꯂꯣꯜꯍꯜꯂꯣꯏ ꯑꯩ ꯏꯆꯟꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯥꯏ ꯅꯨꯄꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯅꯣꯏꯒꯤ ꯑꯉꯥꯡ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯆꯟꯁꯦ ꯃꯆꯥ ꯄꯣꯛꯅꯕ ꯈꯛꯇꯪꯒꯤ ꯅꯣꯏꯅ ꯂꯧꯗꯣꯏꯔꯥ ꯑꯗꯨꯃꯥꯏꯅ ꯈꯔ ꯋꯥꯁꯤ ꯉꯥꯡꯅꯔꯦ ꯑꯗꯩꯗꯤ ꯋꯥꯁꯤ ꯀꯥꯟꯅꯔꯛꯄꯗꯒꯤꯗꯤ ꯃꯕꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁꯝꯕꯟ ꯈꯥꯕꯖꯥꯠꯅꯦ ꯑꯗꯨꯒꯤ ꯋꯥꯀꯣꯛ ꯁꯝꯕꯟ ꯈꯥꯕꯩꯁꯦ ꯁꯠꯂꯒ ꯃꯥꯅ ꯃꯥꯏ ꯅꯨꯄꯥ ꯀꯩꯁꯨꯒꯤ ꯅꯨꯄꯥꯁꯦ ꯀꯟꯊꯔꯛꯏ ꯍꯥꯏꯌꯦꯕ ꯀꯟꯊꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯋꯥ ꯀꯣꯛꯁꯤ ꯉꯥꯛꯏ ꯍꯥꯏꯌꯦ ꯆꯦꯟꯁꯤꯜꯂ ꯐꯥꯕ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩ ꯅꯨꯄꯥꯗ ꯑꯗꯨꯃꯥꯏꯅ ꯀꯅꯥꯝꯇꯅ ꯐꯨꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯗꯅ ꯐꯨꯒꯦꯁꯨ ꯑꯩꯉꯣꯟꯗ ꯐꯨꯑꯣꯅ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯇꯧꯔꯒ ꯏꯟꯊꯣꯛꯏ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯆꯟꯅꯨꯄꯤꯁꯦ ꯄꯨꯔ ꯅꯝꯗꯅ ꯆꯤꯡꯈ꯭ꯔꯦ ꯍꯥꯏ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯩ ꯃꯥꯏ ꯉꯥꯛꯇꯕ ꯂꯩꯍꯧ ꯉꯝꯃꯣꯏꯅ ꯃꯥ ꯐ꯭ꯔꯤꯡ ꯆꯣꯡꯗꯕ ꯃꯕꯨꯡꯅ ꯍꯦꯟꯅ ꯀꯤꯕ ꯑꯗꯨꯅ ꯑꯩ ꯏꯀꯥꯏꯕ ꯄꯤꯔꯝꯃꯒ ꯆꯠꯈ꯭ꯔꯕꯅꯤꯅ ꯅꯪꯅꯐꯥꯎꯗ ꯂꯧꯔꯨꯔꯕꯅꯤ ꯃꯥꯁꯦ ꯑꯗꯨꯒ ꯑꯩ ꯏꯀꯥꯏꯕ ꯄꯤꯔꯝꯃ ꯆꯠꯈ꯭ꯔꯕꯅꯤꯅ ꯄꯨꯟꯁꯤꯒꯤ ꯃꯥ ꯍꯟꯅ ꯌꯦꯡꯉꯔꯣꯏ ꯑꯩ ꯅꯨꯄꯤ ꯁꯨꯡꯂꯣꯟ ꯂꯣꯜꯂꯔꯣꯏꯅ ꯃꯥꯁꯦ ꯍꯥꯏꯔꯕ ꯑꯗꯩꯗꯤ ꯅꯣꯡꯉꯥꯟꯕꯁꯤꯗ ꯑꯌꯨꯛꯁꯤꯗ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯥꯁꯦ ꯍꯨ ꯊꯛꯑꯦ ꯗꯥꯛꯇꯔ ꯄꯨꯈꯠꯂꯦ ꯗꯥꯛꯇꯔꯗ ꯂꯥꯛꯑꯣꯅ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯅꯨꯄꯥꯁꯤꯗꯀꯣ ꯅꯨꯄꯥꯁꯦ ꯄꯥꯏꯗꯦ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯄꯥꯏ ꯆꯠꯂꯨ ꯌꯥꯗꯦ ꯅꯨꯄꯥꯁꯨ ꯆꯠꯂꯨ ꯌꯥꯗꯦ ꯆꯠꯂꯣꯏ ꯑꯩ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯕ ꯃꯥ ꯄꯨꯟꯁꯤꯒꯤ ꯑꯩ ꯂꯧꯔꯣꯏ ꯆꯠꯂꯣꯏꯅ ꯅꯨꯄꯥꯁꯨ ꯆꯠꯂꯨ ꯌꯥꯗꯦ ꯆꯠꯇꯦ ꯑꯗꯩ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯑꯃꯨꯛ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯐꯣꯟ ꯇꯧꯔꯦꯕ ꯅꯪꯒ ꯑꯩꯒ ꯀꯥꯏꯅꯔꯁꯤ ꯃꯈꯥ ꯇꯥꯅꯔꯔꯣꯏꯁꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯅꯨ ꯑꯩꯁꯨ ꯑꯩ ꯅꯨꯄꯤꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯒꯦꯅ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯇꯧꯈꯤꯕꯀꯣ ꯑꯗꯨꯒꯗꯤ ꯅꯨꯄꯤꯁꯤ ꯅꯨꯡꯗꯥꯡ ꯊꯦꯡꯉꯀꯥꯟꯗ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯆꯔꯦꯕ ꯑꯗꯨꯃꯥꯏꯅ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯆꯔꯦ ꯑꯗꯩꯗꯤ ꯏꯟꯊꯣꯔꯛꯑꯦ ꯃꯣꯏ ꯑꯁꯣꯝꯅ ꯏꯟꯊꯣꯔꯛꯑꯦ ꯑꯗꯩ ꯃꯣꯏꯁꯦ ꯂꯩꯔꯦ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯑꯍꯤꯡꯁꯤ ꯃꯥꯅ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯃꯥꯗꯤ ꯉꯁꯤꯗ ꯂꯥꯛꯄꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯃꯥ ꯍꯨꯁꯨ ꯊꯛꯎꯔꯦ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤ ꯅꯣꯏ ꯑꯅꯤꯁꯤꯗ ꯇꯨꯝꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯑꯁꯣꯝꯗ ꯇꯨꯝꯃꯨꯒꯦ ꯍꯥꯏꯕ꯭ꯔꯥ ꯇꯧꯔꯣ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯦ ꯑꯗꯩꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯏꯕꯥꯅꯤꯒꯤ ꯀꯥꯁꯤꯗꯗꯤ ꯅꯪ ꯇꯥꯟꯊꯣꯛꯑꯒ ꯑꯩꯅ ꯃꯤ ꯑꯃꯒ ꯂꯩꯃꯤꯟꯅꯕꯗꯤ ꯂꯩꯃꯤꯟꯅꯔꯣꯏ ꯅꯪꯒꯤ ꯀꯥꯅꯤ ꯁꯤꯗꯤ ꯑꯗꯨꯅ ꯅꯪ ꯇꯨꯝꯃꯣꯅ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯒ ꯃꯥꯒꯁꯦ ꯃꯆꯟꯅꯨꯄꯤ ꯍꯣꯏꯁꯤꯗ ꯇꯨꯝꯈ꯭ꯔꯦꯕ ꯃꯗꯨꯗꯒꯤꯗꯤ ꯃꯆꯟꯅꯨꯄꯤ ꯍꯣꯏꯗ ꯇꯨꯝꯕ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯃꯊꯟꯇ ꯇꯨꯝꯃꯦ ꯃꯗꯩꯗꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗ ꯍꯥꯏꯕꯗꯗꯤ ꯂꯥꯏꯕ ꯂꯣ ꯂꯩꯃꯤꯟꯅꯔꯁꯤ ꯀꯥꯏꯅꯀꯣ ꯑꯁꯦꯡꯕ ꯊꯕꯛꯇꯨ ꯑꯣꯏꯅ ꯊꯣꯛꯂꯛꯄꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯁꯣꯝꯗ ꯇꯨꯝꯈꯤꯕ ꯃꯥꯅ ꯃꯊꯟ ꯇꯨꯝꯃꯛꯄꯁꯤꯗ ꯍꯦꯛꯇ ꯃꯕꯥꯅꯤꯗꯤ ꯀꯦꯅ ꯑꯣꯏꯅꯗꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯅꯤꯀꯣ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯅꯨꯡꯁꯤꯕ ꯑꯩꯉꯣꯟꯗ ꯈꯛ ꯄꯤꯔꯝꯕꯁꯦ ꯅꯨꯄꯤꯗꯨꯗ ꯄꯤꯔꯝꯃꯅꯤꯀꯣꯅ ꯃꯥꯒꯤ ꯃꯃꯤꯠꯁꯤꯗ ꯑꯗꯨꯝ ꯃꯥꯅ ꯃꯊꯟꯇ ꯄꯪꯎꯗ ꯎꯔꯦꯗꯅꯀꯣ ꯑꯗꯨꯒ ꯃꯕꯥꯅꯤꯗꯤ ꯅꯣꯛꯃꯤꯟꯅꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯝꯃꯅꯤꯀꯣ ꯑꯗꯨꯗꯣꯅ ꯑꯗꯣ ꯃꯥꯁꯦ ꯃꯊꯟꯇ ꯀꯞꯄꯗ ꯁꯠꯇ ꯑꯍꯤꯡꯁꯤ ꯃꯥꯁꯦ ꯀꯞꯄꯗ ꯍꯦꯛꯇꯅꯦ ꯃꯈꯣꯟ ꯊꯣꯛꯑꯝꯗꯅ ꯀꯞꯄꯝꯕꯗ ꯀꯞꯄꯝꯕꯗꯒꯤ ꯃꯥꯁꯦ ꯃꯁꯥꯒꯁꯦ ꯂꯣꯏ ꯅꯤꯛꯑꯦ ꯆꯣꯠꯂꯦ ꯃꯁꯥꯒꯁꯦ ꯑꯗꯨꯒ ꯑꯗꯩ ꯃꯈꯣꯟꯁꯦ ꯊꯣꯛꯂꯛꯑꯦꯕ ꯃꯥꯁꯦ ꯉꯝꯗꯗꯅ ꯑꯗꯩ ꯃꯈꯣꯟꯁꯦ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯅꯕꯥꯅꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯃꯤꯟꯅꯔꯝꯗꯣꯏꯅꯤꯀꯣ ꯑꯍꯤꯡꯁꯦ ꯑꯩꯅ ꯀꯞꯄꯒꯅꯤꯀꯣ ꯂꯦꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯂꯦꯜꯂꯗꯕꯅꯤꯀꯣꯅ ꯃꯥꯁꯦ ꯈꯜꯂꯨꯔꯒ ꯑꯗꯩ ꯃꯤꯔꯣꯟ ꯆꯟꯈ꯭ꯔꯅꯤꯀꯣ ꯑꯉꯥꯡ ꯌꯥꯎꯁꯟꯈ꯭ꯔꯅꯤꯀꯣ ꯍꯥꯏꯗꯅ ꯍꯦꯛꯇ ꯃꯥꯁꯤ ꯂꯣꯏꯈ꯭ꯔꯦ ꯃꯥꯁꯦ ꯑꯃꯨꯛꯇꯣꯏꯅ ꯑꯗꯩꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯩꯒꯤ ꯅꯨꯄꯥꯗ ꯇꯥꯃꯣ ꯑꯗꯨꯅ ꯀꯦꯅ ꯃꯥꯅ ꯀꯧꯔꯅꯤꯀꯣ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯒ ꯃꯥꯁꯦ ꯍꯦꯛꯇ ꯃꯈꯣꯟ ꯊꯣꯛꯇꯅ ꯀꯞꯄꯝꯕꯗꯩ ꯊꯣꯛꯂꯛꯑꯦ ꯊꯣꯛꯄꯁꯤꯁꯨ ꯃꯥꯅ ꯐꯩꯌꯨꯞꯅ ꯁꯨꯝ ꯃꯦꯜꯂ ꯀꯞꯄꯦꯕ ꯃꯥꯁꯦ ꯍꯦꯛ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯉꯝꯃꯛꯇ꯭ꯔꯕ ꯑꯗꯨꯝ ꯃꯈꯣꯟꯁꯦ ꯋꯥ ꯃꯥꯁꯦ ꯍꯦꯛꯇ ꯃꯤ ꯁꯤꯕ ꯅꯥꯕ ꯃꯥꯏ ꯅꯨꯄꯥ ꯁꯤꯕ ꯊꯥꯡꯗꯣꯔꯛꯄꯗꯧꯅ ꯃꯥꯁꯦ ꯀꯞꯈ꯭ꯔꯦꯕ ꯍꯦꯛꯇ ꯉꯁꯤ ꯑꯩꯅ ꯀꯞꯄꯤꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯩꯇꯕ ꯅꯨꯃꯤꯠꯇ ꯁꯤꯕ ꯅꯨꯃꯤꯠꯇ ꯑꯩꯒ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯦꯀꯣꯅ ꯊꯃꯣꯏ ꯐꯨꯛꯅ ꯀꯞꯀꯗꯕ ꯑꯗꯨꯅꯤꯀꯣ ꯑꯩꯅ ꯀꯞꯄꯤꯕꯁꯦ ꯑꯩ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅ ꯃꯩꯆꯥꯛꯅꯤꯀꯣꯅ ꯍꯦꯛꯇ ꯀꯞꯃꯟꯗꯅ ꯃꯥꯁꯦ ꯇꯤꯝꯕꯣꯡꯒꯁꯦ ꯑꯣꯗꯅ ꯀꯞꯄ ꯍꯦꯟꯃꯟꯗꯅ ꯀꯩꯅꯣꯝ ꯇꯧꯗꯦ ꯃꯥꯏ ꯅꯨꯄꯥ ꯍꯣꯏꯁꯨ ꯇꯥꯔꯦꯕ ꯑꯗꯩ ꯆꯦꯜꯂꯛꯑꯦ ꯅꯪ ꯀꯩꯗꯧꯔꯦꯅ ꯇꯧꯔꯀꯥꯟꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯗꯨꯗꯩ ꯑꯗꯨꯝ ꯃꯥꯁꯦ ꯊꯦꯝꯗꯅ ꯈꯣꯠꯇꯅ ꯑꯃ ꯇꯧꯗꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯏꯁꯤꯡ ꯄꯤꯊꯛꯇꯅ ꯃꯥꯁꯦ ꯃꯁꯥꯒꯗꯣ ꯂꯣꯏ ꯇꯩꯊꯣꯛꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯍꯤꯡꯗꯨꯃ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯣꯏꯔꯛꯑꯦ ꯃꯇꯝꯗꯣ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗꯀꯣ ꯃꯣꯏꯅ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯤꯁꯤꯅ ꯄꯨꯡ 11:30 ꯁ꯭ꯋꯥꯏꯗ ꯆꯪꯈ꯭ꯔꯤꯅꯦꯕ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗꯨꯗ ꯃꯥꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯩ ꯆꯠꯇ꯭ꯔꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯑꯌꯨꯛꯇ ꯑꯃꯨꯛ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯃꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈꯤꯗꯅ ꯗꯥꯛꯇꯔ ꯄꯨꯈꯠꯂꯦ ꯑꯗꯩ ꯗꯥꯛꯇꯔꯗ ꯄꯨꯈꯠꯂꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ ꯃꯌꯨꯝ ꯄꯥꯟꯈꯤꯕꯁꯦ ꯅꯨꯄꯥꯁꯤꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯃꯆꯥꯅꯨꯄꯤꯒ ꯑꯩꯒ ꯑꯗꯨꯝ ꯆꯠꯅꯩ ꯑꯗꯨꯒ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯃꯥ ꯃꯌꯨꯝꯗꯨꯗꯗꯤ ꯆꯪꯉꯛꯇꯦꯕ ꯑꯗꯣ ꯃꯥꯁꯨ ꯌꯥꯎꯅ ꯁꯤꯜꯂꯤꯅꯦꯕ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯃꯧ ꯑꯃ ꯊꯤꯅꯕ ꯁꯤꯜꯂꯛꯄꯁꯦ ꯑꯗꯣ ꯗꯥꯛꯇꯔꯗ ꯂꯥꯛꯏ ꯍꯧꯖꯤꯛꯀꯤ ꯃꯅꯦꯝꯕꯣꯛꯁꯦꯀꯣ ꯑꯗꯨꯒ ꯃꯧ ꯆꯦꯜꯂꯛꯏꯗꯨꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯨꯒꯦꯅ ꯂꯥꯛꯏ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯂꯩꯔꯒꯗꯤ ꯏꯃꯥ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯛꯑꯣ ꯃꯕꯥꯅꯤꯒꯤꯅ ꯃꯃꯥꯗꯨꯅ ꯑꯗꯨꯗꯤ ꯑꯩꯗꯤ ꯄꯩꯁా ꯂꯩꯇꯦ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯈꯔ ꯂꯩꯒꯦꯅ ꯂꯥꯛꯄꯅꯤ ꯇꯉꯥꯏ ꯐꯗꯅ ꯃꯥ ꯉꯁꯤ ꯆꯦꯜꯂꯛꯄꯅꯤꯅ ꯇꯧꯗ ꯌꯥꯗꯕꯒꯤ ꯑꯩ ꯃꯥꯒꯤ ꯂꯩꯕ ꯂꯥꯛꯄꯅꯤ ꯑꯗꯣ ꯃꯕꯥꯅꯤꯒꯤ ꯄꯨꯂꯞ ꯆꯞ ꯃꯥꯟꯅꯅ ꯂꯩꯕꯗꯤ ꯑꯩ ꯄꯩꯁా ꯌꯥꯎꯗꯦ ꯉꯝꯃꯣꯏ ꯍꯥꯏꯔꯦ ꯑꯗ ꯃꯥꯅ ꯌꯥꯅꯤ ꯑꯩꯒꯤꯗꯤ ꯂꯩꯕꯤꯔꯨꯔꯅꯨ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯌꯥꯔꯣꯏꯅ ꯍꯥꯏ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯏꯕꯨꯡꯉꯣꯅ ꯅꯪꯒꯤꯁꯨ ꯑꯃꯇꯪꯗꯤ ꯍꯥꯏꯔꯣ ꯑꯗꯨꯅ ꯐꯨꯔꯤꯠ ꯑꯝꯇꯪ ꯍꯦꯛ ꯂꯩꯔꯛꯑꯣ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤꯅ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯧ ꯑꯇꯣꯝꯕꯤꯗꯨꯒꯤꯅ ꯃꯌꯥꯝ ꯂꯩꯔꯒ ꯄꯣꯔꯛꯑꯦ ꯁꯨꯠ ꯂꯩꯗꯅ ꯈꯣꯠꯇꯅ ꯍꯪꯒꯥꯝꯄꯥꯟ ꯁꯨꯠ ꯑꯁꯪꯕ ꯁꯨꯠ ꯑꯉꯥꯡꯕ ꯁꯨꯠ ꯑꯅ ꯃꯌꯥꯝ ꯂꯩꯔ ꯄꯣꯔꯛꯑꯦ ꯅꯨꯄꯤꯁꯦ ꯀꯔꯤꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗ꯭ꯔꯦ ꯃꯥꯗꯤ ꯂꯣꯏꯔꯦꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯑꯗꯨꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯤ ꯃꯅꯦꯝꯕꯣꯛꯁꯤꯗꯤ ꯆꯪꯕ ꯌꯥꯗꯕꯅꯤ나 ꯗꯣꯛꯇꯔꯗ ꯄꯤꯔꯝꯃꯦꯗꯅ ꯑꯗꯨꯒ ꯃꯥꯁꯦ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯃꯣꯏꯁꯨ ꯄꯨꯊꯔꯛꯑꯦ ꯅꯨꯡꯗꯥꯡ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯗꯅ ꯈꯣꯠꯇꯅ ꯂꯩꯔꯦ ꯑꯗꯩ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯃꯥ ꯍꯜꯂꯛꯄ ꯄꯨꯊꯔꯛꯄ ꯁꯦꯕꯥ ꯇꯧꯕ ꯈꯣꯠꯄ ꯌꯥꯎꯔꯝꯃꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯅ ꯏꯆꯦ ꯆꯥꯛ ꯆꯥꯎ ꯈꯣꯠꯂꯣꯅ ꯃꯥꯅ ꯑꯩ ꯆꯥꯛꯇꯤ ꯆꯥꯅꯤꯡꯗ꯭ꯔꯤ ꯍꯣꯔꯦꯟ ꯂꯥꯏ ꯆꯥꯔꯒꯦꯅ ꯅꯪ ꯄꯣꯊꯥꯖꯧꯔꯣꯅ ꯃꯥꯁꯦ ꯃꯆꯟꯅꯨꯄꯤ ꯍꯣꯏꯗ ꯇꯨꯝꯕ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯥꯅ ꯇꯥꯜꯂꯦ ꯆꯠꯂꯣ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪ
maga tuminauso hai ikairamgani mana na ai ngarangju maga tuminare ado ngasi jung nang ngarang khaktani ngasai khaktani doctor pukhali do duga korean jung nang kapa ade tuna ai nang tumni ana haira kanda dumaina maje ahing jama dum le mai manakta ko ma suklen hende mai manakta tabak suba satte ade mai daguli bija dana sak in dana tawi nupa jina din kharaga sago gana in bajida nupi jina ngangai jumana maje koigi pera lakpa matam kai je nupi je dum masa je thindo maje sangam da bana ba tawi ba da mai nupan sak thong idana ada chudum in bi ba ada in ba sak tu di man yam harau rau cha jagi ba ko nuksina harau rau na yam chau thok na mai ai pore bana ai sak in bi ko na adubu ngasi in ba sak tu di mana yam ti na mo da ana haraga mamit dai mapi je koi tara ketor ga mana khangat laga sai ba ai pure ba je kana gumba magi juk oira bani ko ai khaki oidar bani ko ingon da khak yengam ba nungsi ba ingon da khak piram ba nungsi ba je mi ani yana radam ni ko na mana yam sa ti na nungai jadana sai ba sak se ko adai di masi budi ai ga tumina ni leng dana hayeng di wam di haira ani ko mi masa je pora mi na matanda tumban budi yaroi ko pure bje yenna ba haura adam ni ko haidana dum ma se nungai ta ba adai di mai no pa jina ai toilet am ta sauge na sakhiba mai masin da di mana no pa je no pi ga tuminau so di haiba adu ma thamoi da di ga su tum haning budi na te ba ada mana toilet sat phatho bong ne na ri mana lon na chatla yenge ba toilet sat ke hajana ga toilet sat libra no pi di bana ta sat libra na ko adu di mana sang gi da mai no pa toilet ta le ram me ba aduga maje marum da sange ba ko mana thogla ga mu chatpra ga haina ado thogla ga ka da dum ire na main pa sangre ba ado maje kau gre dai mana maje ma pan thog ne haijala sange ba ado maina maje main ta we duga hing je ma di suktum tum ba ya de dai no pa ju wari sa dana li dana nang nuai ta ba khan ga no ko nang haidana wari sa dana li dana ban je themna dana lai adai di ayuk se no ngale mai no pa jana dum mai no pi atom bi da hai atom bi no sai sing thong kho tawi dei ngarang manem pok tuna lairak pa phanek to moina ningon gaina chen dana kho tana nungdang to da moi doctor de alak pa tai ru dana kho lu dana tawre adu gi angang ba sut ka do set tana no pi jana sak thong da sak sang da dei magi sa ga pirak pa jida pura ma ji di hakta ma sa ji kanom tawre adai no pi do koi gi maw no bi oina lam ni na angang ju khara angang no pi jana moina chahi manga tuk han ba khara su angang ga oire adai sutuma sesal le ke re adudi mai no pa no pi da ngau grani ko na ma si lebam jawang khangdre nung pan o le ba ko no pi hab jina ma gi ma puroi ba jina no pi amata da mamit na smai bu yang aning ponte ba hai petang nong mi tor ga wahai ama bo wari bo sana haning ba na te ba adai de mai no pa jina koi gi ai sing khara lauru ge ko adu na sak sang da sang gi ba je ma jina ne ta na ra ga ne sep thara ga lo na mu yeng doi ba de no pi ji ga yeng na bra wari sabra na ada mai no pa jina no pi da nang jak to lo chalo ko ga hairam ma ga mai sing hai gi da haira botan da dum purak pa hes ma so ron dok pa sieng de ko no pi ji da de ngau de ko ino pa je num kan ja ba ada ai gi nu si ba je mang de ko na dai mai nak ta dum pham dai ba da ma na no pi atom bi jina sak pu sala sang e ada mai no pa jina hai no ya ni nga si dai dai wa hai ge ko yum je pulap lai minara da banina sak thong e thong min nau kainom sare sa min nau ada amada ma hun ba yon ba taw naga no kainom sure sumin nau hingon sure sumin nau hana ada idi ai hale edana na bani ge support aina punna le rakani na bani pulap chang jalo ai hala ju aduga pulap chamin nau ana pa jina hai ba ko samana na khojenu sina na lemina ji na ma bani ji da hai ba ada adugi nung dang ji moi gi ma chan pi hoina kaino chai sing to no pi ja tum ba sakre ada ma chi jina kaulai ma ju khara pharam ni na pali nai na ro nong ma tu na nungai roi mi ji ju asina som ta tum la o na mu pura sakre ba som da ma ji nungai tre sukki matik ma ji nungai tre hing ji suk tum da na adum ma ji khang le le ju tum da na ma ji dum ma gi ma mi sida adum haidana ne ma ban di nungai na nung si na tumin himina ramani ko haidana dum ma gi wa khan jida dum ai dum khalla ga ma je khoirang khoi chaura ga khoi gi adum ma je leiba ya dre ba ma sa se dai ma na lo na maning lom jida tho ga khoi yana kharom da moina tummi ba du gi yana kharom da ma je tai ba
ꯑꯗ ꯇꯥꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯅ ꯑꯗꯨꯝ ꯀꯦꯅ ꯑꯣꯏꯅꯕ ꯅꯣꯛꯃꯤꯟꯅꯕ ꯑꯗꯨꯝꯕꯁꯦ ꯃꯥꯅ ꯁꯨꯝ ꯇꯥꯏꯌꯦꯕ ꯃꯥꯁꯦ ꯇꯥꯈꯩ ꯇꯥꯔꯝꯃꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏꯗꯤ ꯀꯩꯁꯨ ꯁꯥꯗꯦ ꯑꯗꯨꯒ ꯃꯥꯅ ꯂꯣꯟꯅ ꯃꯥꯁꯦ ꯀꯞꯀꯩ ꯀꯞꯄꯝꯃꯒ ꯗꯥꯏꯔꯤꯁꯤꯗ ꯑꯗꯩ ꯃꯣꯏꯒꯤ ꯊꯣꯡꯅꯥꯎ ꯄꯥꯟꯕꯁꯦ ꯁꯤꯒꯤ ꯊꯣꯡꯅꯥꯎꯒꯤꯁꯤꯗ ꯈꯤꯇꯪ ꯀꯥꯕ ꯊꯣꯡꯅꯥꯎꯁꯦ ꯂꯣꯟꯕꯩꯗ ꯈꯤꯇꯪ ꯀꯥꯏꯌꯦꯕ ꯃꯣꯏꯁꯦ ꯑꯗ ꯃꯥꯅ ꯂꯣꯟꯅ ꯌꯦꯡꯉꯦꯕꯀꯣ ꯂꯣꯟꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯃꯃꯤꯠꯅ ꯃꯥꯅ ꯎꯅꯤꯡꯗꯕꯁꯤ ꯎꯔꯦꯗꯅꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯁꯤꯅ ꯊꯃꯣꯏ ꯁꯣꯛꯑꯀꯥꯟꯗ ꯃꯥꯁꯦ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯀꯞꯄꯦꯕ ꯃꯥꯁꯦ ꯑꯃꯨꯛ ꯐꯃꯨꯡꯗꯀꯣ ꯑꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯑꯩꯁꯦ ꯍꯥꯏꯗꯅ ꯀꯞꯄꯦ ꯃꯥꯁꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯀꯩꯅꯣꯝ ꯇꯧꯕ ꯈꯣꯠꯄ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯥꯅꯗꯤ ꯍꯥꯏ ꯉꯋꯥꯏ ꯃꯥꯅ ꯀꯣꯏꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯣꯏꯅꯩ ꯈꯪꯉꯛꯄꯗꯣ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯃꯥꯅ ꯐꯣꯇꯣ ꯅꯨꯡꯗꯣꯒ ꯌꯦꯡꯍꯜꯂꯦꯕ ꯂꯧꯒꯦ ꯍꯥꯏꯔꯒꯅ ꯅꯪ ꯂꯩꯁꯥꯕꯤ ꯂꯧ ꯂꯨꯍꯣꯡꯁꯤ ꯑꯩ ꯌꯥꯎꯒꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯑꯅ ꯍꯥꯏꯌꯦꯕ ꯑꯩ ꯅꯪꯒꯤ ꯅꯃꯥ ꯁꯛꯅ ꯌꯥꯎꯔꯁꯨ ꯑꯩ ꯌꯥꯎꯒꯦ ꯃꯧꯗꯤ ꯂꯧꯒꯅꯣꯅ ꯃꯥꯅ ꯍꯥꯏꯈꯤꯕ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯂꯩꯃꯤꯟꯅꯕ ꯀꯩꯁꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯑꯩꯅ ꯊꯣꯛꯄ ꯁꯤꯟꯒꯦ ꯑꯗꯨꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯕꯗꯣ ꯑꯩꯅ ꯊꯤꯖꯒꯦ ꯅꯪꯅ ꯊꯤꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯃꯥꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯄꯠ ꯊꯣꯡꯉꯝꯃꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯍꯟꯁꯤꯒꯤ ꯀꯥꯗ ꯀꯩꯗ ꯃꯥ ꯆꯪꯉꯛꯇꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯁꯤ ꯈꯣꯠꯂꯁꯤꯅ ꯍꯥꯏꯗꯦ ꯃꯥꯒꯤ ꯊꯥꯡꯉ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤ ꯊꯤꯔ ꯊꯝꯃꯝꯃꯦ ꯅꯨꯄꯥꯗꯤ ꯊꯕꯛꯁꯨ ꯆꯠꯈ꯭ꯔꯦꯕ ꯃꯥ ꯅꯥꯕꯁꯨ ꯈꯤꯇꯪ ꯐꯔꯕꯅꯤꯅ ꯑꯗꯨꯒꯗꯤ ꯑꯃꯨꯛ ꯅꯨꯄꯥꯁꯤ ꯃꯥꯗꯤ ꯃꯥꯏ ꯅꯨꯡꯊꯤꯟ ꯇꯨꯝꯐꯝ ꯊꯣꯛꯄ ꯃꯆꯟꯅꯨꯄꯤ ꯀꯥꯗꯨꯗ ꯃꯥꯒꯤ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯝ ꯇꯨꯝꯅ ꯈꯣꯠꯇꯅ ꯂꯩ ꯀꯔꯤꯝ ꯍꯥꯏꯗꯦ ꯑꯗ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯄꯥꯝꯕꯁꯤꯅ ꯏꯆꯦ ꯑꯗꯨ ꯁꯦꯅ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯔꯒ ꯀꯩꯗꯧꯁꯤꯒꯦ ꯀꯩ ꯆꯥꯁꯤꯒꯦ ꯆꯥꯛ ꯆꯥꯔꯁꯦꯅ ꯇꯧꯔꯒꯗꯤ ꯃꯥꯁꯨ ꯊꯃꯣꯏꯁꯦ ꯈꯔ ꯐꯥꯊꯒꯗꯕ ꯑꯗꯣ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯥꯒꯤ ꯃꯨꯛꯄ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯁꯨ ꯅꯨꯄꯥꯁꯤ ꯅꯨꯄꯤꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯪꯉꯛꯑꯝꯗꯥꯏꯗꯗꯤ ꯌꯥꯝ ꯄꯤꯛꯅ ꯆꯪꯉꯛꯈꯤꯕꯁꯦ ꯑꯗꯣ ꯆꯪꯈ꯭ꯔꯒꯗꯤ ꯂꯩꯈ꯭ꯔꯒꯗꯤ ꯃꯥꯏ ꯑꯗꯨꯝ ꯃꯍꯨꯝ ꯑꯗꯨꯝ ꯐꯟꯗꯣꯔꯛꯑꯦꯕ ꯑꯩꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯑꯩ ꯅꯨꯄꯥꯁꯤ ꯅꯨꯄꯤꯅꯤꯅ ꯃꯥꯏꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯕ ꯍꯧꯔꯛꯑꯦꯕ ꯑꯗꯩ ꯅꯨꯡꯗꯥꯡꯁꯦ ꯅꯨꯄꯥꯁꯦ ꯍꯜꯂꯛꯑꯦ ꯑꯇꯣꯝꯕꯤꯁꯦ ꯆꯪꯉꯛꯇꯦ ꯃꯥꯏ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔ ꯊꯝꯃꯝꯃꯦ ꯑꯗꯩ ꯃꯥꯅ ꯀꯧꯋꯦ ꯑꯆꯥꯄꯣꯠ ꯂꯩꯔꯦ ꯅꯕꯥꯅꯤ ꯆꯥꯃꯤꯟꯅꯧ ꯂꯥꯛꯑꯣꯅ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯀꯣ ꯅꯨꯄꯤꯁꯤꯅ ꯑꯗꯩ ꯑꯩꯅ ꯅꯕꯥꯅꯤ ꯄꯨꯂꯞ ꯄꯨꯂꯞ ꯆꯥꯃꯤꯟꯅꯧ ꯄꯨꯂꯞ ꯄꯨꯂꯞ ꯂꯩꯃꯤꯟꯅꯧ ꯍꯥꯏꯗ꯭ꯔꯥ ꯑꯅ ꯍꯥꯏ ꯑꯗ ꯑꯍꯟꯁꯤꯅ ꯀꯔꯤꯝꯐꯥꯎ ꯍꯥꯏꯗꯣꯛꯇꯦ ꯀꯔꯤꯝ ꯍꯥꯏꯗꯣꯛꯇꯦꯕ ꯃꯥ ꯆꯪꯉꯛꯏ ꯆꯪꯉꯛꯇꯦ ꯆꯥꯛꯆꯥꯎ ꯍꯥꯏꯗꯦ ꯃꯥꯒꯤ ꯊꯥꯡꯉ ꯆꯠꯈꯤ ꯃꯥꯒꯤꯅ ꯊꯤꯔꯝꯃꯦ ꯑꯗꯨ ꯀꯔꯤꯝꯇ ꯃꯥ ꯍꯥꯏꯖꯗꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯂꯩꯃꯤꯟꯅꯔꯛꯄꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯁꯦ ꯃꯥꯒꯤꯗ ꯑꯃꯨꯛ ꯇꯨꯝꯒꯦ ꯇꯧꯕꯗ ꯃꯥꯅ ꯍꯥꯏ ꯑꯩꯒ ꯅꯪꯒꯗꯤ ꯆꯍꯤ 7 ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯑꯕꯅꯤ ꯇꯨꯝꯃꯤꯟꯅꯔꯛꯑꯕꯅꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝꯕ ꯏꯔꯥꯡ ꯀꯔꯤꯝ ꯐꯥꯎꯗꯦ ꯑꯗꯣ ꯃꯥꯗꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯅꯪ ꯅꯨꯡꯁꯤꯔꯝꯒꯅꯤ ꯃꯊꯟꯇ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯩ ꯑꯗꯨꯗ ꯀꯜꯂꯛꯄ ꯀꯔꯤꯝ ꯐꯥꯎꯗ꯭ꯔꯦ ꯅꯪꯒꯤ ꯅꯨꯄꯤꯅꯦꯅ ꯂꯧꯔꯛꯑꯕꯅꯤ ꯊꯝꯃꯕꯅꯤ ꯅꯪꯅ ꯍꯨꯔꯥꯜꯂꯒ ꯇꯨꯝꯃꯨꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯇꯨꯝꯃꯤꯟꯅꯔꯨꯆꯣꯅ ꯃꯥꯅ ꯑꯗꯨꯝ ꯊꯥꯗꯣꯛꯑꯦꯕ ꯑꯩ ꯀꯔꯤꯝ ꯅꯨꯡꯉꯥꯏꯇꯕ ꯈꯟꯗꯦ ꯑꯗꯨꯝ ꯃꯥꯅ ꯃꯥꯏ ꯋꯥꯈꯜꯗꯗꯤ ꯀꯥꯏꯅꯗꯧꯕ ꯑꯗꯨꯝ ꯂꯩꯔꯕ ꯏꯕꯥꯅꯤꯁꯦ ꯃꯔꯤ ꯆꯠꯂꯛꯑꯕ ꯀ꯭ꯔꯦꯛ ꯆꯠꯂꯛꯑꯕꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯉꯒ ꯂꯩꯗꯣꯏꯅꯣ ꯃꯔꯤ ꯆꯠꯈ꯭ꯔꯕ ꯀ꯭ꯔꯦꯛ ꯆꯠꯈ꯭ꯔꯕ ꯍꯥꯏꯕꯁꯦ ꯕꯨꯡ ꯂꯥꯎꯅ ꯑꯗꯨꯝ ꯀꯥꯏꯈ꯭ꯔꯗꯕꯅꯤꯗꯅ ꯑꯗꯨꯅ ꯑꯗꯨꯝ ꯀꯥꯏꯅꯒꯗꯧꯕ ꯂꯩꯔꯕꯁꯦ ꯑꯗꯨꯝ ꯀꯥꯏꯅꯕ ꯉꯝꯅꯕ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩꯗꯒꯤ ꯀꯥꯏꯅꯕ ꯉꯝꯅꯕ ꯑꯩ ꯍꯣꯠꯅꯔꯒ ꯆꯠꯆꯈꯤꯕꯅ ꯐꯔꯦ ꯏꯄꯥꯝꯗ ꯀꯥꯏꯅ ꯃꯩꯆꯥꯛ ꯈꯥꯡꯉꯨꯗꯣꯏꯅꯤꯅ ꯅꯪꯒꯤ ꯌꯨꯝꯁꯤꯗꯒꯤ ꯍꯧꯅ ꯃꯩꯆꯥꯛꯁꯦ ꯈꯥꯡꯉꯒ ꯑꯗꯨꯝ ꯑꯩ ꯆꯠꯆꯈꯤꯕ ꯐꯔꯦꯅ ꯃꯥꯁꯦ ꯈꯜꯂꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅꯧꯆꯣꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅꯍꯟꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯥꯗꯤ ꯑꯗꯨꯝ ꯑꯍꯤꯡꯁꯦ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯩꯕꯨ ꯏꯄꯥꯝꯗ ꯍꯜꯂꯁꯤꯔꯥ ꯑꯩꯕꯨ ꯂꯩꯈꯤꯁꯤꯔꯥ ꯂꯩꯔꯒꯅ ꯑꯩꯁꯦ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅೋ ꯍꯥꯏꯗꯅ ꯃꯥꯁꯦ ꯄꯥꯡꯈꯟꯗ ꯈꯜꯂꯤꯀꯣ ꯑꯗꯩ ꯃꯆꯥꯒ ꯌꯥꯎꯈ꯭ꯔꯗꯤ खरा कुईग्रदी नुपीसिना अꯩꯉꯣꯟꯗ ꯑꯩ ꯅꯨꯄꯤ ꯑꯍꯜ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯝꯇ ꯕꯦꯕꯥꯔ ꯊꯝꯃꯔꯣꯏ ꯃꯥ ꯑꯗꯨꯝ ꯌꯨꯝꯁꯤꯒꯤ ꯃꯧꯅꯦꯅ ꯃꯨꯛꯅ ꯑꯗꯨꯝ ꯄꯥꯟꯈ꯭ꯔꯅꯤ ꯃꯥꯒꯤꯗꯤ ꯆꯪꯉꯛꯄ ꯌꯥꯅꯕꯈꯛ ꯑꯍꯥꯟꯕꯗ ꯑꯩꯉꯣꯟꯗ ꯕꯦꯕꯥꯔ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯆꯪꯉꯛꯈ꯭ꯔꯕꯅꯤना ꯑꯩꯉꯣꯟꯗ ꯐꯪꯉꯤꯕ ꯍꯛꯁꯤ ꯃꯉꯣꯟꯗꯁꯨ ꯐꯪꯈ꯭ꯔꯕꯅꯤना ꯃꯥ ꯑꯗꯨꯝ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯈ꯭ꯔꯅꯤꯀꯣ ꯑꯩꯒꯤ ꯋꯥ ꯀꯩꯁꯨ ꯇꯥꯔꯛꯑꯔꯣꯏꯀꯣꯅ ꯁꯨꯝ ꯈꯜꯂꯤ ꯃꯥꯁꯦ ꯑꯗꯩ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯗꯤ ꯂꯣꯟꯅꯒ ꯃꯥꯅ ꯌꯦꯡꯉꯨꯕ ꯃꯕꯥꯅꯤ ꯀꯩ ꯇꯧꯔꯝꯒꯅꯤ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯒꯥꯏꯅ ꯂꯣꯟꯅꯒ ꯇꯥꯔꯨꯕ ꯌꯦꯅꯈꯥꯗ ꯑꯗꯩ ꯊꯣꯡꯅꯥꯎꯗꯒ ꯂꯣꯟꯅ ꯌꯦꯡꯉꯨꯕꯁꯦ ꯃꯥ ꯀꯔꯤꯝ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯕ ꯃꯉꯣꯟꯗ ꯀꯔꯤꯝ ꯐꯥꯎꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯑꯗꯨꯝ ꯃꯥꯒꯤ ꯑꯣꯏꯗꯧ ꯂꯩꯔꯕꯅꯤ ꯑꯗꯨꯝ ꯑꯣꯏꯖꯔꯖꯅꯨꯅ ꯑꯗꯨꯝ ꯃꯥ ꯈꯟꯗꯣꯔꯛꯑꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯀꯥꯟꯗ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯃꯤꯁꯦ ꯌꯦꯡꯕ ꯂꯥꯛꯅꯔꯦ ꯃꯧ ꯌꯦꯡꯕ ꯂꯥꯛꯄ ꯍꯧꯅꯔꯦꯕ
ꯑꯗꯩ ꯃꯥꯁꯦ ꯀꯔꯤꯝ ꯎꯠꯊꯣꯛꯇꯦꯀꯣ ꯑꯗꯩ ꯃꯧꯌꯦꯡ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯂꯣꯏ ꯅꯨꯡꯁꯤꯕ ꯃꯥꯗꯤ ꯍꯦꯛ ꯂꯥꯛꯄꯗꯩ ꯑꯗꯨꯝ ꯃꯤꯀꯧ ꯃꯤꯔꯝꯁꯨ ꯐꯖꯕ ꯃꯥꯒꯤ ꯃꯤ ꯈꯠꯅꯕ ꯃꯤ ꯑꯃ ꯀꯧꯅꯗꯕꯁꯦ ꯇꯧꯗꯦꯕ ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯌꯥꯝ ꯀꯩꯀꯩꯁꯦ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯊꯣꯛꯇꯅ ꯅꯤꯁꯥꯕꯟ ꯊꯣꯛꯇꯅ ꯑꯃ ꯇꯧꯗꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯐꯖꯅ ꯂꯩꯕ ꯑꯗꯨ ꯑꯣꯏꯕꯅꯤ나 ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯩꯌꯦꯕ ꯃꯥꯁꯤꯅꯅꯦ ꯀꯞꯄꯁꯦ ꯈꯥꯡꯒꯠꯂꯕ ꯑꯗꯨꯒ ꯃꯧ ꯌꯦꯡꯕ ꯆꯪꯉꯨꯔꯒꯅꯦ ꯃꯥꯏ ꯃꯅꯥꯛꯁꯤꯗ ꯆꯪꯉꯛꯑꯦꯗꯅ ꯃꯥꯏ ꯀꯥꯁꯦ ꯑꯗꯨꯒꯅꯦ ꯃꯤꯈꯩꯁꯤꯅ ꯑꯣꯏꯅꯅꯦ ꯅꯪꯕꯨ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯅꯪ ꯎꯕꯗ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯗ ꯂꯣꯏꯔꯦ ꯅꯪꯕꯨ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯀꯃꯥꯏꯅ ꯌꯦꯡ ꯉꯝꯗꯣꯏꯅꯣ ꯅꯪꯅ ꯈꯥꯡꯉꯝꯒꯗꯕꯗꯣ ꯅꯪꯅ ꯅꯨꯡꯗꯥꯡꯗꯒ ꯈꯥꯡꯉꯝꯒꯗꯕꯗꯣ ꯅꯨꯄꯤꯁꯤꯒ ꯇꯨꯃꯤꯟꯅꯈ꯭ꯔꯕꯅꯤꯅ ꯅꯪꯅ ꯈꯥꯡꯉꯝꯒꯗꯕꯗꯣꯅ ꯑꯃꯅꯁꯨ ꯍꯥꯏꯔꯝꯕꯤ ꯅꯪ ꯆꯠꯂꯣ ꯅꯪ ꯅꯀꯣꯛ ꯂꯩꯅꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯆꯠꯍꯧꯔꯣ ꯅꯪ ꯀꯨꯏꯔꯒ ꯁꯨꯝ ꯅꯪ ꯂꯩꯅꯥ ꯂꯥꯛꯑꯗꯕꯅꯤ ꯆꯠꯍꯧꯔꯣꯅ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛ ꯃꯥꯁꯦ ꯇꯧꯔꯦꯕ ꯑꯗꯩ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯃꯣꯏꯅ ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯃꯧꯈꯩ ꯃꯣꯏꯒ ꯁꯨꯝ ꯄꯨꯟꯕ ꯃꯧꯈꯩ ꯂꯩꯌꯦꯕ ꯑꯗꯨꯅ ꯀꯧꯊꯣꯔꯛꯑꯦꯕ ꯃꯥꯁꯦ ꯆꯠꯂꯦ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯎꯔꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯅꯪ ꯆꯠꯂꯣ ꯀꯩꯁꯨ ꯀꯥꯟꯅꯔꯔꯣꯏ ꯆꯠꯂꯣ ꯅꯪ ꯆꯠꯈꯤꯕꯅ ꯐꯔꯅꯤ ꯍꯥꯏꯅ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯇꯧꯋꯦ ꯃꯥꯁꯤ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯕꯀꯣ ꯅꯨꯡꯗꯥꯡꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯍꯥꯏꯌꯦꯕ ꯑꯩ ꯆꯠꯂꯒꯦ ꯅꯕꯥꯅꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥꯁꯦ ꯀꯞꯄꯦꯕ ꯌꯥꯔꯣꯏ ꯅꯪ ꯆꯠꯄ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏ ꯅꯪ ꯀꯥꯏꯅꯒꯦꯅ ꯑꯩ ꯅꯨꯄꯤꯁꯦ ꯂꯧꯈꯤꯕ ꯅꯠꯇꯦ ꯑꯩ ꯅꯪ ꯌꯥꯎꯗꯅꯗꯤ ꯍꯤꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯅ ꯅꯨꯄꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯃꯉꯣꯟꯗ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯪ ꯑꯩ ꯊꯥꯗꯣꯛꯑꯣ ꯑꯩ ꯆꯠꯈ꯭ꯔꯒꯦꯅ ꯅꯨꯄꯤꯁꯤꯅ ꯃꯕꯥꯏꯅꯤ ꯐꯃꯨꯡꯗ ꯐꯝꯃꯤꯟꯅꯔ ꯋꯥꯔꯤ ꯁꯥꯔꯝꯕꯗꯒꯤ ꯅꯨꯄꯤꯁꯦ ꯍꯧꯒꯠꯂꯒ ꯆꯠꯀꯦꯅ ꯇꯧꯋꯦꯕ ꯑꯩꯒꯤꯁꯨ ꯈꯥꯡꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯈꯥꯡꯕ ꯉꯝꯕꯩ ꯀꯩꯅꯣꯁꯦ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯀꯥꯏꯅꯗꯧ ꯂꯩꯔꯕꯅꯤꯅ ꯑꯩ ꯆꯠꯈ꯭ꯔꯒꯦꯅ ꯑꯍꯤꯡ ꯑꯃꯠꯇ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯃꯥꯁꯦ ꯆꯠꯄ ꯍꯧꯋꯦꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯐꯃꯨꯡꯗꯩ ꯍꯧꯒꯠꯂ ꯊꯥꯡꯗꯣꯔꯛꯄ ꯅꯨꯄꯥꯁꯦ ꯃꯈꯣꯡꯗ ꯌꯥꯜꯂ ꯐꯥꯏꯌꯦꯕ ꯑꯗꯨꯒ ꯀꯞꯄꯦꯕ ꯇꯨꯔꯒ ꯃꯄꯤꯅꯅꯦ ꯃꯥꯏ ꯃꯈꯣꯡꯁꯤꯗ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯍꯥꯏꯀꯣ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏ ꯅꯪ ꯆꯠꯈꯤꯅꯨ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯝꯅꯕ꯭ꯔꯥ ꯅꯪꯅ ꯆꯠꯂꯒ ꯅꯨꯄꯤꯁꯦ ꯂꯧꯔꯨꯔꯤꯁꯦ ꯅꯪ ꯀꯥꯏꯅꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯅ ꯅꯨꯄꯥꯁꯤꯅ ꯀꯞꯄ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯍꯧꯒꯠꯂ ꯆꯠꯄ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯩ ꯑꯗꯨꯝ ꯈꯔꯅꯤ ꯂꯩꯕꯁꯤꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯍꯧꯔꯛꯑꯕꯅꯤꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯚꯦꯂꯨ ꯂꯩꯇ꯭ꯔꯕ ꯃꯐꯝꯁꯤꯗ ꯑꯩ ꯂꯩꯔ ꯀꯩꯗꯧꯗꯣꯏꯅꯣ ꯁꯨꯝ ꯈꯜꯂꯦ ꯃꯥꯁꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅꯗꯤ ꯑꯗꯨꯝ ꯍꯜꯂꯦ ꯑꯆꯥꯄꯣꯠ ꯂꯩꯔꯛꯇꯅ ꯑꯃ ꯇꯧꯗꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯦ ꯇꯧꯖꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯐꯝ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯒꯗꯤ ꯃꯥꯅ ꯃꯕꯨꯡꯗ ꯂꯣꯟꯅ ꯐꯣꯟ ꯇꯧꯔꯦ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯑꯗꯣ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯑꯦꯗꯤ ꯍꯥꯏꯒꯅꯨ ꯅꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄ ꯁꯥꯎ ꯑꯩ ꯈꯣꯡꯁꯦ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯏꯊꯟꯗꯅꯗꯤ ꯑꯗꯨꯅ ꯅꯣꯏꯅ ꯂꯥꯛꯑꯣꯅ ꯃꯥꯁꯦ ꯑꯁ ꯌꯥꯝ ꯀꯞꯄꯒ ꯃꯕꯨꯡꯁꯤꯗ ꯃꯥꯅ ꯐꯣꯟ ꯇꯧꯏꯀꯣ ꯋꯥꯁꯦ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯑꯗ ꯃꯥꯒꯤ ꯁꯣꯛꯏꯕ ꯇꯦꯟꯁꯟꯁꯦ ꯃꯕꯨꯡꯁꯤꯅ ꯈꯪꯉꯦꯕ ꯑꯗꯨ ꯈꯪꯉꯦ ꯑꯗꯨꯒ ꯑꯌꯨꯛꯇ ꯃꯣꯏꯁꯦ ꯍꯦꯛꯇ ꯃꯤꯁꯦ ꯃꯌꯥꯝ ꯂꯥꯛꯑꯦꯀꯣ ꯌꯥꯝꯈ꯭ꯔꯕ ꯃꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯁꯥꯒꯩꯒꯤ ꯃꯤꯁꯤ ꯍꯨꯞꯇꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯗꯩꯗꯤ ꯑꯗꯨ ꯂꯥꯛꯄꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯁꯨ ꯅꯤꯛꯄ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯗꯩ ꯃꯣꯏ ꯑꯍꯨꯝꯁꯦ ꯐꯛ ꯑꯝꯗ ꯐꯝꯍꯜꯂꯦ ꯃꯣꯏꯒꯤꯁꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤꯁꯨ ꯁꯥꯒꯩ ꯅꯨꯡꯒꯩ ꯂꯣꯏ ꯊꯣꯡꯅꯔꯛꯑꯦ ꯑꯗꯨꯒ ꯐꯛ ꯑꯝꯗ ꯐꯝꯍꯜꯂꯦ ꯑꯗꯨꯒ ꯍꯪꯉꯦ ꯀꯔꯤ ꯈꯜꯂꯤꯅꯣ ꯅꯣꯏ ꯑꯍꯨꯝ ꯍꯧꯖꯤꯛ ꯑꯅ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯃꯣꯏ ꯃꯤ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯃꯥ ꯀꯞꯄ ꯍꯧꯈ꯭ꯔꯦꯕ ꯀꯞꯄꯦ ꯃꯥꯁꯦ ꯌꯥꯝ ꯑꯩ ꯊꯝꯕꯤꯔꯝꯃꯨ ꯏꯕꯥꯏ ꯑꯩ ꯀꯥꯏꯅ ꯉꯝꯃꯣꯏ ꯑꯩ ꯃꯥ ꯌꯥꯎꯗꯅ ꯍꯤꯡ ꯉꯝꯃꯣꯏ ꯑꯩ ꯊꯝꯕꯤꯔꯝꯃꯣꯅ ꯃꯥ ꯌꯥꯝ ꯀꯞꯄꯦ ꯅꯨꯄꯥꯁꯤꯅ ꯑꯗꯩ ꯃꯆꯟꯅꯨꯄꯤꯗ ꯑꯃꯨꯛ ꯍꯪꯉꯦ ꯃꯥꯁꯦ ꯈꯨꯝꯕ ꯉꯝꯗꯦ ꯑꯇꯣꯝꯕꯤꯁꯤꯗ ꯑꯃꯨꯛ ꯍꯪꯉꯦ ꯑꯇꯣꯝꯕꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯟꯅ ꯏꯆꯦꯒ ꯂꯩꯃꯤꯟꯅꯖꯒꯦ ꯏꯆꯦ ꯄꯨꯕꯤꯒꯤꯅꯣ ꯍꯥꯏꯀꯣ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯅꯕꯥꯅꯤꯒꯤ ꯀꯦꯅ ꯑꯣꯏꯅꯕꯁꯦ ꯃꯥꯁꯦ ꯁꯨꯝ ꯌꯦꯡꯍꯜꯂꯒ ꯊꯝꯃꯣ ꯍꯥꯏꯔ ꯃꯤꯒꯤ ꯅꯨꯄꯤ ꯂꯩ ꯈꯪꯅ ꯅꯪꯅ ꯀꯩꯗꯧꯕꯩ ꯂꯩꯁꯜꯂꯛꯏꯅꯣ ꯑꯗꯒꯤ ꯀꯩꯅꯣ ꯍꯥꯏꯗꯅ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯉꯥꯡꯉꯤꯀꯣ ꯅꯪꯅ ꯂꯩꯔꯛꯑꯝꯗ꯭ꯔꯒꯗꯤ ꯁꯤ ꯊꯣꯛꯀꯗ꯭ꯔꯥ ꯑꯉꯥꯡ ꯑꯃ ꯌꯣꯛꯑꯁꯨ ꯌꯥꯏ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨ ꯅꯨꯄꯤ ꯍꯦꯛꯇ ꯊꯤꯕ ꯉꯝꯕ ꯑꯗꯩ ꯅꯨꯄꯤ ꯊꯤꯌꯣꯅ ꯏꯟꯁꯤꯟꯕ ꯁꯤꯟꯕ ꯅꯣꯏ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯃꯥ ꯃꯆꯥ ꯄꯣꯛꯏꯁꯦ ꯈꯪꯕ꯭ꯔꯥ ꯃꯆꯥ ꯄꯣꯛꯇꯕꯁꯦ ꯃꯥꯒꯤ ꯃꯔꯥꯜꯂꯥ ꯃꯥꯅ ꯄꯣꯛꯏꯅ ꯄꯣꯛꯇꯕ꯭ꯔꯥ ꯑꯅ ꯍꯦꯛꯇ ꯉꯥꯡꯕꯁꯦ ꯍꯧꯅꯔꯦ ꯑꯃꯅ ꯉꯥꯡ ꯑꯗꯒꯤꯗꯤ ꯍꯧꯅꯔꯦ ꯑꯗꯩ ꯃꯕꯨꯡꯁꯤꯅ ꯆꯠꯂꯣ ꯅꯪ ꯆꯠꯂꯁꯤ ꯍꯧꯒꯠꯂꯣ ꯆꯠꯂꯣ ꯑꯅ ꯇꯧꯋꯦ ꯑꯗꯩꯗꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯁꯨꯝ ꯉꯥꯡꯅꯔꯛꯄ ꯀꯩꯅꯣ ꯇꯧꯅꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯌꯨꯛꯇꯩ ꯂꯥꯛꯄꯁꯦ ꯅꯨꯡꯊꯤꯟ ꯌꯧꯊꯣꯛꯈ꯭ꯔꯦꯕ ꯄꯨꯡ 2 ꯇꯥꯁꯜꯂꯛꯑꯦꯀꯣ ꯁꯨꯝ ꯉꯥꯡꯅꯔꯤꯉꯩꯗ ꯑꯗꯩꯗꯤ ꯃꯣꯏ
ꯀꯩꯅꯣꯁꯤꯒ ꯃꯌꯥꯝꯁꯤꯒ ꯅꯨꯄꯤꯁꯦ ꯆꯠꯂꯁꯤꯅ ꯃꯌꯥꯝꯁꯤꯅ ꯆꯤꯡꯉꯦꯀꯣ ꯑꯗꯨꯒꯗꯤ ꯆꯤꯡꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯏ ꯅꯨꯄꯥ ꯃꯊꯟꯗꯒ ꯃꯣꯏ ꯂꯥꯛꯏꯕ ꯃꯌꯥꯝ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯣꯝꯆꯥ ꯃꯄꯤ ꯃꯅꯝꯕ ꯃꯌꯥꯝꯁꯤꯒ ꯆꯤꯡꯅꯔꯦꯕ ꯆꯤꯡꯅꯔꯦ ꯃꯥꯁꯦ ꯃꯈꯨꯠꯁꯦ ꯅꯥꯝ ꯁꯨꯃꯥꯏꯅ ꯆꯤꯡꯅꯔꯦꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯍꯦꯛꯇ ꯋꯥꯟꯊꯔꯦ ꯑꯗꯩꯗꯤ ꯋꯥꯟꯊꯔꯛꯄꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯊꯥꯡꯖꯜꯂꯦ ꯀꯥꯗ ꯂꯥꯛꯅꯔꯦ ꯃꯥꯁꯦ ꯁꯤꯡ ꯊꯥꯗꯅ ꯈꯣꯠꯇꯅ ꯀꯞꯇꯅ ꯅꯪ ꯑꯩ ꯊꯥꯗꯣꯛꯑ ꯆꯠꯈꯤꯅꯨ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏ ꯅꯪ ꯌꯥꯎꯗꯅ ꯑꯗꯩꯗꯤ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯦ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯀꯧꯁꯜꯂꯦ ꯃꯥꯅ ꯑꯇꯣꯝꯕꯤꯁꯦ ꯅꯪ ꯀꯔꯤ ꯈꯜꯂꯤꯅꯣ ꯑꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯑꯗꯨꯝ ꯏꯆꯦꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯏꯆꯦ ꯅꯪ ꯆꯠꯈꯤꯅꯣꯅ ꯃꯥꯁꯨ ꯍꯥꯏ ꯑꯗꯩ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥ ꯂꯩꯕꯗꯒꯤꯗꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨ ꯏꯕꯥꯅꯤ ꯋꯥꯃꯤꯟꯅꯔꯛꯄ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕꯅ ꯑꯩ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯕꯅꯤꯀꯣ ꯒꯨꯍꯥꯇꯤ ꯇꯥꯅ ꯄꯨꯗꯅ ꯑꯔꯩꯕ ꯑꯩꯅ ꯏꯄꯥꯡꯒꯅ ꯁꯨꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯨꯄꯥ ꯑꯝꯇ ꯂꯦꯝꯗꯅ ꯑꯩꯅ ꯇꯨꯡꯁꯤꯜꯂꯒ ꯅꯪꯁꯤꯗꯕꯨ ꯅꯆꯥ ꯄꯣꯛꯑꯗꯤ ꯏꯕꯥꯅꯤ ꯀꯥꯏꯅꯗꯅꯕꯅ ꯑꯩꯁꯨ ꯍꯣꯠꯅꯕꯅꯤꯀꯣ ꯑꯩ ꯂꯥꯟꯗꯕꯅꯤꯀꯣꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯀꯞꯄꯦ ꯅꯨꯄꯥꯁꯦ ꯑꯗꯩꯗꯤ ꯃꯣꯏ ꯃꯌꯥꯝꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯃꯨꯛ ꯑꯣꯏꯁꯜꯂꯛꯑꯦꯕꯀோ ꯑꯗꯩ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯑꯌꯨꯛ ꯉꯟꯇꯥꯗꯩꯅꯦ ꯆꯥꯛ ꯑꯃꯐꯥꯎ ꯆꯥꯗ꯭ꯔꯤꯅꯦ ꯍꯧꯖꯤꯛꯐꯥꯎꯁꯦ ꯑꯌꯨꯛꯇꯩ ꯂꯥꯛꯑꯣꯅ ꯊꯣꯡꯁꯦ ꯊꯨꯒꯥꯏꯔꯦ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯅ ꯃꯆꯥꯅꯨꯄꯤꯁꯦ ꯄꯨꯗꯩ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯩ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯃꯕꯥꯏꯁꯤꯅ ꯃꯈꯣꯡꯗ ꯌꯥꯟꯗꯅ ꯈꯨꯏꯔꯝꯗꯅ ꯏꯕꯥꯏꯅ ꯑꯗꯩ ꯃꯣꯏ ꯃꯅꯝ ꯃꯄꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯁꯦ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯐꯃꯨꯡꯗꯩ ꯃꯣꯏꯅ ꯄꯨꯔꯦ ꯂꯥꯎ ꯆꯠꯁꯦꯅ ꯑꯗꯩ ꯃꯥꯅ ꯅꯨꯄꯤꯁꯤ ꯃꯈꯣꯡꯁꯦ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯀꯟꯅ ꯌꯥꯟꯕꯅꯦ ꯅꯨꯄꯤꯁꯦ ꯃꯈꯣꯡꯁꯦ ꯊꯥꯡꯉ ꯆꯠꯄꯁꯦ ꯉꯝꯗ꯭ꯔꯕ ꯑꯗꯩ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯆꯤꯡꯊꯣꯛꯍꯧꯔꯕ ꯑꯗꯒꯤꯗꯤ ꯑꯩꯒ ꯑꯗꯨꯒ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯒ ꯃꯨꯛꯅꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯑꯩ ꯆꯧꯈꯤꯒꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯁꯥꯎꯕꯁꯦ ꯐꯥꯊꯔꯝꯃꯒ ꯑꯩ ꯂꯥꯛꯀꯦꯅ ꯃꯥꯅ ꯑꯣꯏꯅ ꯅꯨꯄꯥꯁꯤꯗ ꯊꯦꯝꯃꯦꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯃꯔꯣꯏꯅ ꯑꯩ ꯆꯠꯈꯤꯕꯗ ꯅꯪ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯧꯒꯅꯤ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯣ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯅ ꯃꯥꯁꯨ ꯀꯞꯄꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯅꯪ ꯀꯔꯤ ꯁꯦꯠꯂꯨꯗꯣꯏꯅꯣ ꯌꯨꯝꯗ ꯅꯪꯗꯤ ꯃꯤꯒꯤ ꯐꯤꯔꯣꯜ ꯁꯦꯠꯇꯕꯅꯤ ꯅꯪꯗꯤ ꯑꯅ ꯍꯥꯏꯔꯒ ꯐꯅꯦꯛꯀꯁꯦ ꯃꯁꯥꯅ ꯃꯈꯨꯠꯅ ꯂꯧꯔꯒ ꯃꯥꯅ ꯑꯗꯨꯝ ꯁꯦꯠꯅꯕ ꯌꯨꯝꯗꯥꯡꯒꯤ ꯐꯤꯌꯥꯟꯗ ꯌꯥꯟꯕ ꯑꯗꯩ ꯎꯄꯨꯗ ꯃꯥꯅ ꯆꯠꯊꯣꯛꯄꯗ ꯍꯦꯛ ꯈꯤꯇꯪ ꯍꯟꯅ ꯁꯦꯠꯄ ꯐꯅꯦꯛ ꯃꯥ ꯂꯣꯏ ꯈꯪꯉꯤ ꯃꯥꯏ ꯅꯨꯄꯥꯅ ꯁꯤ ꯑꯗꯩ ꯐꯤꯔꯣꯜ ꯈꯔ ꯑꯗꯩ ꯐꯨꯔꯤꯠ ꯀꯩ ꯃꯥꯅ ꯂꯤꯠꯀꯟꯕ ꯑꯗꯨꯝꯕ ꯈꯔ ꯃꯥꯅ ꯇꯔꯤꯛ ꯊꯝꯖꯩꯕ ꯆꯠꯊꯣꯛꯄꯗꯅ ꯁꯤ ꯂꯤꯠꯄꯅ ꯑꯅꯤꯍꯨꯝꯗꯪ ꯑꯌꯨꯛꯗꯤꯟꯅ ꯁꯤ ꯂꯤꯠꯄꯅ ꯑꯗꯨꯒꯁꯦ ꯃꯥꯅ ꯑꯌꯨꯛꯗꯤꯟ ꯂꯤꯠꯄꯒꯤ ꯆꯠꯊꯣꯛꯄꯒꯤ ꯐꯤ ꯑꯌꯨꯛꯗꯤꯟ ꯏꯟꯕꯒꯤ ꯐꯅꯦꯛ ꯐꯤ ꯃꯥ ꯂꯣꯏ ꯈꯪꯉꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨ ꯈꯪꯅ ꯈꯥꯎ ꯑꯝꯗ ꯍꯥꯞꯄꯛꯑꯦꯕ ꯁꯦ ꯅꯪꯁꯤꯅ ꯁꯦꯠꯅ ꯆꯥꯅꯔꯨꯆꯣꯀꯣꯅ ꯑꯗꯨꯒ ꯂꯨꯄꯥ 500 ꯑꯃꯁꯨ ꯄꯤꯔꯛꯏ ꯁꯤꯅ ꯅꯪꯅ ꯂꯥꯛꯀꯦ ꯍꯥꯏꯔꯁꯨ ꯅꯪ ꯑꯣꯛꯇꯣ ꯕꯔꯥ ꯑꯣꯏꯔ ꯂꯥꯛꯎꯀꯣ ꯅꯪ ꯀꯔꯤ ꯆꯥꯔꯨꯗꯣꯏꯅꯣ ꯑꯥꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯅꯪ ꯐꯣꯟ ꯇꯧꯔꯛꯎ ꯑꯗꯨꯝ ꯑꯩꯁꯨ ꯇꯧꯔꯛꯀꯅꯤ ꯄꯥꯏꯔꯛꯎꯀꯣ ꯑꯗꯨ ꯑꯩ ꯄꯩꯁా ꯀꯥꯞꯄꯛꯀꯦꯀꯣꯒ ꯇꯧꯔꯒ ꯀꯞꯄꯒ ꯃꯥꯁꯦ ꯂꯩꯍꯧꯋꯤ ꯌꯦꯡꯉꯒ ꯊꯣꯡꯒꯥꯟꯐꯧꯅꯦ ꯃꯣꯏ ꯒꯥꯔꯤ ꯊꯧꯈꯤꯕꯐꯧ ꯍꯦꯛ ꯇꯥꯟꯅꯔꯒ ꯌꯦꯡꯉ ꯂꯩꯍꯧꯔꯒ ꯊꯣꯡꯒꯥꯟꯁꯤꯗꯒꯤꯅꯦ ꯃꯤ ꯃꯌꯥꯝꯁꯤꯅ ꯃꯥ ꯄꯨꯁꯟꯅꯕꯁꯤꯗ ꯃꯣꯏ ꯁꯥꯒꯩꯒꯤ ꯃꯗꯣꯝꯆꯥ ꯃꯄꯤ ꯑꯗꯩ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯨꯡ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯒ ꯇꯤꯟꯅꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯀꯞꯄꯦ ꯍꯥꯏ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯌꯥꯝ ꯋꯥꯅ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅꯅꯦ ꯊꯣꯡꯒꯥꯟꯗꯩ ꯆꯪꯉꯨ ꯌꯥꯗꯗ ꯊꯦꯝꯃ ꯄꯨꯁꯜꯂꯛꯑꯦ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯀꯞꯇꯅꯅꯦ ꯇꯤꯡꯊꯣꯛꯇꯅ ꯂꯥꯛꯅꯩ ꯍꯥꯏ ꯐꯃꯨꯡꯁꯤꯗ ꯅꯨꯃꯤꯠꯇꯣ ꯆꯥꯛꯀ ꯆꯥꯎ ꯌꯥꯗꯦ ꯍꯥꯏꯀꯣ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯨꯄꯤꯁꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯪ ꯌꯧꯔꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥꯅ ꯑꯗꯩ ꯃꯥ ꯅꯥꯔꯨꯕꯒꯤ ꯅꯨꯄꯤꯁꯦ ꯍꯤꯗꯥꯛ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯍꯤꯗꯥꯛ ꯒꯨꯂꯤꯗꯨꯐꯥꯎ ꯃꯥꯅ ꯍꯥꯞꯄꯛꯑꯦꯕ ꯅꯪ ꯍꯤꯗꯥꯛ ꯆꯥꯔꯕ ꯆꯥꯛ ꯈꯔ ꯆꯥꯁꯜꯂꯣ ꯍꯤꯗꯥꯛ ꯆꯥꯔꯣ ꯈꯣꯠꯂꯣꯅ ꯑꯍꯤꯡꯁꯦ ꯃꯥꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯁꯣꯝꯗ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯃꯥ ꯆꯪꯗ꯭ꯔꯦ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯒ ꯑꯩ ꯐꯃꯨꯡꯁꯤꯗ ꯏꯊꯟꯇ ꯇꯨꯝꯒꯅꯤ ꯅꯪꯅ ꯑꯩ ꯌꯥꯎꯗꯅ ꯏꯊꯟꯇ ꯇꯨꯝꯈꯤꯕꯗꯣ ꯑꯗꯨꯒꯤ ꯆꯩꯅꯥꯗꯣ ꯑꯩꯁꯨ ꯈꯥꯡꯒꯅꯤꯅ ꯅꯨꯄꯥꯁꯨ ꯇꯨꯝꯃꯒꯅꯦ ꯃꯕꯥꯅꯤꯁꯦ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯕꯥꯅꯤꯁꯦ ꯑꯍꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯂꯦꯟꯃꯤꯟꯅꯈꯤꯕꯀꯣ ꯑꯗꯩ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯏ ꯃꯉꯣꯟꯗ ꯑꯗꯩ ꯊꯕꯛ ꯆꯠꯊꯣꯛꯇꯅ ꯃꯥ ꯑꯗꯨꯝ ꯇꯨꯝꯃ ꯂꯩꯔꯦ ꯅꯨꯄꯤꯁꯤꯁꯨ ꯅꯥꯔꯦ ꯑꯗꯩꯗꯤ ꯃꯣꯏ ꯃꯆꯦ ꯍꯣꯏꯅ ꯃꯥꯏ ꯐꯣꯟꯁꯦ ꯂꯧꯁꯟꯈ꯭ꯔꯦꯕ ꯅꯨꯄꯤꯁꯤꯒ ꯑꯗꯨꯝ ꯐꯣꯟ ꯇꯧꯅ ꯂꯩꯔꯦꯅꯀꯣ ꯂꯧꯁꯟꯈ꯭ꯔꯦ ꯑꯗꯩ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯂꯩꯕꯗ ꯑꯩꯈꯣꯏꯒꯤ ꯃꯧ ꯃꯆꯦꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯅꯪ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯑꯒꯦ ꯏꯕꯨꯡꯉꯣꯏ ꯃꯇꯧꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯞꯄꯗ ꯂꯣꯏꯔꯦ ꯃꯤ ꯑꯃꯇ ꯌꯦꯡꯕ ꯉꯝꯅꯗ꯭ꯔꯦ ꯊꯕꯛ ꯆꯠꯂꯣꯁꯨ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯆꯥꯎꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯛꯑꯣ ꯅꯪ ꯂꯧꯕ ꯑꯩꯈꯣꯏ ꯂꯥꯛꯑꯒꯦ ꯅꯪ ꯌꯥꯔꯔꯣꯏ ꯅꯣꯏꯅꯤ ꯀꯥꯏꯅꯕ ꯀꯩꯁꯨ ꯉꯝꯃꯔꯣই ꯅꯪꯁꯨ ꯃꯥꯁꯨ ꯂꯣꯏꯅ ꯋꯥꯈꯜ ꯂꯩꯃꯟ ꯂꯣꯏꯅꯗꯅ ꯅꯣꯏ ꯂꯣꯏꯅꯔꯅꯤ ꯅꯕꯥꯅꯤꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯒꯅꯤ ꯑꯁꯤꯗꯤ ꯊꯥꯖꯔꯨꯗꯦ ꯑꯩꯈꯣꯏꯗꯤꯅ
ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯧ ꯃꯆꯦꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯩ ꯃꯥꯅ ꯂꯥꯛꯀꯅꯨ ꯏꯆꯦꯅ ꯍꯥꯏꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯇꯣꯝꯕꯤꯁꯤꯅ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯏꯆꯦ ꯑꯩꯈꯣꯏ ꯅꯪ ꯂꯧꯕ ꯂꯥꯛꯑꯒꯦ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯁꯦ ꯑꯩ ꯂꯣꯏ ꯈꯨꯔꯝꯖꯒꯦ ꯑꯩ ꯆꯠꯈ꯭ꯔꯣꯁꯨ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯍꯧꯔꯣ ꯏꯆꯦ ꯍꯥꯏ ꯅꯪ ꯆꯠꯀꯅꯨ ꯅꯪ ꯅꯌꯨꯝꯗ ꯂꯧꯁꯜꯂꯔꯣꯏ ꯅꯪ ꯏꯟꯊꯣꯔꯛꯑꯕꯅꯤ ꯅꯪ ꯆꯠꯈꯤꯅꯨ ꯑꯅ ꯍꯥꯏ ꯅꯨꯄꯤꯗꯨꯅꯀꯣ ꯑꯩ ꯃꯑꯣꯡ ꯌꯦꯡꯉꯛꯈꯤꯒꯦ ꯑꯗꯨꯒ ꯈꯔ ꯇꯞꯊꯔꯒ ꯂꯥꯛꯀꯦ ꯅꯪ ꯃꯥꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯀꯣ ꯆꯥꯛ ꯆꯔꯥ ꯍꯦꯜꯍꯟꯒꯅꯨ ꯀꯥꯏꯅ ꯃꯥꯅꯁꯨ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯃꯥꯅ ꯉꯁꯥꯏ ꯂꯨꯅ ꯇꯧꯕ ꯃꯆꯦ ꯃꯧ ꯃꯆꯦꯒꯤ ꯃꯆꯥꯁꯦ ꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯀꯩꯅꯣꯃꯨꯛ ꯁꯨꯔꯛꯑꯕꯅꯤꯀோ 9-10ꯃꯨꯛ ꯑꯗ ꯃꯣꯏꯅ ꯅꯥꯕꯩ ꯆꯠꯈꯤꯕꯅꯤ ꯃꯥ ꯂꯥꯛꯀꯅꯤꯅ ꯑꯉꯥꯡꯁꯤꯗ ꯍꯥꯏꯖꯟꯕꯖꯥꯠꯅꯦꯕ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯅꯅꯦ ꯃꯆꯥ ꯂꯥꯛꯑꯕꯅ ꯑꯗꯨꯝ ꯆꯪꯉꯛꯄ ꯃꯥꯅ ꯁ꯭ꯀꯨꯜ ꯆꯠꯂꯨꯕ ꯍꯜꯂꯛꯄꯁꯦ ꯍꯜꯂꯛꯑꯕ꯭ꯔꯥꯅꯗꯤ ꯂꯥꯛꯑꯅꯤ ꯍꯥꯏꯔꯦꯗꯅ ꯑꯗꯩ ꯃꯥꯅ ꯂꯝꯕꯤꯁꯤꯗꯅꯦ ꯊꯣꯡꯒꯥꯟꯁꯤꯗꯅꯦ ꯃꯆꯥ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦꯅ ꯊꯣꯡꯒꯥꯟꯁꯤꯗ ꯑꯗꯨꯝ ꯉꯥꯏꯕ ꯑꯉꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯗꯦꯕ ꯑꯗꯨꯗꯩꯗꯤ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ 5ꯅꯤ ꯁꯨꯕꯁꯤꯗ ꯅꯨꯄꯥꯁꯦ ꯂꯥꯛꯑꯦ ꯅꯨꯡꯗꯥꯡ ꯑꯃ ꯂꯥꯛꯑꯦ ꯃꯥꯁꯦ ꯑꯗꯨꯗꯩꯗꯤ ꯀꯞꯄ ꯆꯪꯉꯛꯑꯦ ꯃꯥꯁꯦ ꯑꯗꯨꯒ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯑꯩ ꯉꯝꯃꯣꯏ ꯌꯨꯝꯗ ꯆꯠꯁꯤ ꯑꯩ ꯅꯪ ꯂꯧ ꯂꯥꯛꯏꯅꯤ ꯑꯩ ꯏꯊꯟꯇ ꯍꯜꯂꯣꯏ ꯑꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯈꯥꯡꯕ ꯉꯝꯃꯣꯏꯅ ꯂꯥꯛꯑꯦ ꯑꯗꯩ ꯃꯣꯏ ꯃꯅꯝ ꯍꯣꯏ ꯀꯩ ꯍꯣꯏ ꯃꯌꯥꯝꯁꯤꯅ ꯇꯧꯅꯨ ꯅꯪ ꯑꯗꯨꯝ ꯀꯥꯏꯅꯔꯗꯧꯕ ꯂꯩꯔꯕꯅꯤ ꯑꯗꯣ ꯅꯪꯅ ꯑꯃꯨꯛ ꯃꯥ ꯀꯥꯏꯅꯕꯗ ꯋꯥꯔꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯋꯥꯗꯕ ꯅꯠꯇꯦ ꯑꯗꯩ ꯅꯣꯏꯗ ꯂꯩꯔꯦ ꯃꯥꯁꯨ ꯋꯥꯔꯦ ꯑꯃꯗꯣꯏꯁꯦ ꯑꯉꯥꯡ ꯌꯥꯎꯁꯜꯂꯛꯑꯅꯤ ꯈꯜꯂꯗꯤ ꯑꯗꯨꯅ ꯃꯥꯁꯦ ꯄꯨꯔꯥ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣই ꯃꯌꯥꯝ ꯎꯔꯒ ꯑꯩꯈꯣꯏꯅ ꯊꯦꯝꯃꯒ ꯑꯗꯨꯝ ꯍꯣꯠꯅꯔꯒꯦ ꯅꯪ ꯆꯠꯂꯣꯅ ꯅꯪ ꯂꯥꯛꯏꯁꯦ ꯅꯪ ꯅꯨꯄꯤꯗ ꯍꯥꯏꯔꯝꯕ꯭ꯔꯥꯅ ꯍꯥꯏꯔꯝꯗꯦꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯕꯨꯡꯁꯤꯅꯁꯨ ꯆꯠꯂꯣ ꯅꯪ ꯆꯠꯂꯣ ꯂꯥꯛꯀꯅꯣꯅ ꯍꯥꯏ ꯑꯗꯩꯗꯤ ꯌꯥꯝ ꯀꯞꯄꯤ ꯃꯥꯁꯦ ꯑꯩ ꯉꯁꯤꯝꯇꯪꯗꯤ ꯑꯍꯤꯡ ꯂꯦꯛꯆꯒꯦ ꯃꯥꯒ ꯑꯩꯅ ꯌꯥꯔꯣꯏ ꯅ ꯃꯕꯨꯡꯁꯤꯅ ꯍꯥꯏ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯃꯉꯣꯟꯗ ꯅꯪꯅ ꯇꯁꯦꯡꯅ ꯑꯩ ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯤꯗ ꯅꯪ ꯌꯨꯝ ꯑꯃ ꯁꯥꯔꯣ ꯑꯗꯨꯒ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯁꯤ ꯑꯩ ꯅꯣꯏꯗꯗꯤ ꯂꯥꯛꯑꯔꯣꯏꯒꯦ ꯑꯗꯨꯒ ꯅꯪ ꯆꯠꯅ ꯊꯣꯛꯅ ꯇꯧꯔꯣ ꯁꯤꯗ ꯈꯔꯅꯤ ꯑꯥꯗ ꯈꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯥꯅ ꯍꯣꯏ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯨꯝ ꯁꯥꯅꯕ ꯈꯣꯠꯅꯕꯗꯤ ꯑꯩ ꯂꯩꯇꯦ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯗꯣ ꯑꯩ ꯈꯜꯂꯛꯈꯤꯒꯦꯅ ꯍꯥꯏꯔꯒ ꯄꯩꯁꯥ ꯈꯔ ꯃꯇꯝ ꯈꯔ ꯄꯩꯁꯥ ꯇꯥꯜꯂꯣꯁꯨ ꯇꯥꯜꯂꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯔꯒꯅ ꯊꯦꯡꯉꯀꯥꯟꯗ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯀꯣ ꯅꯨꯄꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯨꯄꯥꯁꯤ ꯐꯣꯟ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯥꯁꯤ ꯅꯨꯄꯤꯁꯤ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯥꯅ ꯁꯨꯝ ꯉꯥꯏ ꯇꯧꯔꯛꯇꯦ ꯃꯥꯁꯨ ꯇꯧꯗꯦ ꯃꯥꯏ ꯃꯑꯣꯡ ꯌꯦꯡꯒꯦ ꯍꯥꯏꯗꯅꯀꯣ ꯑꯗꯩ ꯃꯥꯅ ꯈꯜꯂꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯉꯣꯟꯗꯒꯤ ꯑꯗꯨꯝ ꯇꯞꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯗꯕꯅꯤꯀꯣꯅ ꯑꯗꯩ ꯃꯥꯏ ꯐꯣꯟꯁꯦ ꯃꯣꯏꯅ ꯂꯧꯁꯟꯈ꯭ꯔꯕ꯭ꯔꯥ ꯑꯗꯩ ꯑꯇꯣꯝꯕꯤꯁꯤꯗ ꯃꯥꯁꯦ ꯄꯨꯡꯂꯨꯞ ꯂꯨꯞꯈ꯭ꯔꯕ꯭ꯔꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯃꯕ꯭ꯔꯥ ꯅꯨꯡꯗꯥꯡꯁꯤꯕꯨ ꯃꯥꯕꯨ ꯐꯖꯅ ꯅꯨꯄꯤꯗꯨꯒ ꯃꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯟꯗꯅ ꯇꯨꯝꯕ ꯉꯝꯃꯝꯃꯗ꯭ꯔꯥꯅ ꯅꯨꯄꯤꯗꯨꯅ ꯊꯣꯡ ꯊꯥꯛꯑꯒ ꯍꯥꯎꯅ ꯊꯨꯝꯅ ꯆꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕ꯭ꯔꯥꯅ ꯄꯪꯈꯟꯗ ꯈꯜꯂꯒ ꯃꯥꯗꯤ ꯑꯅꯥꯕ ꯂꯥꯏꯑꯣꯏꯔꯦ ꯑꯗꯩ ꯃꯥꯁꯦ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯃꯄꯥꯜ ꯍꯥꯏꯕꯁꯦ ꯃꯥ ꯑꯗꯨꯝ ꯐꯃꯨꯡꯗꯅꯤ ꯃꯥ ꯂꯩꯔꯤꯁꯦ ꯑꯗꯩꯗꯤ ꯈꯔ ꯂꯩꯔ ꯊꯥ 2-3ꯁꯦ ꯍꯧꯈ꯭ꯔꯦ ꯑꯗꯨꯀꯥꯟꯗ ꯃꯣꯏ ꯃꯧ ꯃꯆꯦꯗꯨꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯅꯨꯄꯤꯗꯣ ꯃꯤꯔꯣꯜꯂꯦꯅꯀꯣ ꯑꯗꯩ ꯃꯥꯁꯦ ꯍꯦꯛꯇ ꯃꯗꯨ ꯇꯥꯕꯗ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯏ ꯋꯥꯈꯜꯁꯤꯗ ꯑꯗꯨꯅꯅꯤꯗꯅ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤꯁꯤꯗꯤ ꯑꯩꯉꯣꯟꯗꯅ ꯍꯥꯏꯗꯅ ꯃꯥꯁꯦ ꯈꯜꯂꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩ ꯃꯥꯅ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯦ ꯃꯕꯥꯅꯤꯁꯦ ꯏꯃꯣꯏꯅꯨ ꯍꯦꯛ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯄꯥꯟꯕꯗꯒꯤ ꯌꯥꯝ ꯐꯖꯅ ꯃꯕꯥꯅꯤꯁꯤꯅ ꯊꯣꯡꯃꯤꯟ ꯊꯥꯛꯃꯤꯟꯅꯗꯅ ꯂꯥꯏ ꯀꯠꯃꯤꯟꯅꯗꯅ ꯌꯥꯝ ꯍꯥꯎꯅ ꯊꯨꯝꯅ ꯆꯥꯃꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯩ ꯏꯆꯥ ꯑꯝꯇꯗꯤ ꯄꯤꯕꯤꯌꯨꯀꯣ ꯏꯕꯦꯟꯗꯧ ꯏꯆꯥ ꯑꯝꯇꯗꯤ ꯄꯤꯕꯤꯌꯣꯅ ꯅꯤꯖꯕ ꯑꯗꯣ ꯃꯊꯪ ꯆꯍꯤꯒꯤ ꯏꯕꯦꯟꯗꯧꯅ ꯂꯦꯡꯉꯛꯄꯗꯗꯤ ꯏꯆꯥ ꯌꯥꯎꯔꯒ ꯏꯕꯦꯟꯗꯧ ꯈꯨꯔꯝꯖꯒꯦ ꯏꯆꯥ ꯑꯝꯇꯗꯤ ꯇꯝꯄꯥꯛꯇ ꯄꯝꯕ ꯐꯪꯍꯟꯕꯤꯌꯨꯀꯣꯅꯅꯦ ꯅꯤꯖꯩꯌꯦꯕ ꯃꯥꯏ ꯅꯨꯄꯥꯁꯤꯅꯒꯅꯦ ꯍꯦꯛ ꯀꯞꯄꯒ ꯅꯤꯌꯦꯕꯀꯣ ꯑꯗꯣ ꯏꯕꯦꯟꯗꯧ ꯅꯪꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯏꯆꯥꯗꯤ ꯄꯤꯕꯤꯗꯦꯀꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯅꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥꯅꯦ ꯏꯕꯦꯟꯗꯧ ꯑꯩꯈꯣꯏꯅ ꯏꯆꯥ ꯌꯥꯎꯗꯕꯁꯤꯕꯣ ꯍꯥꯏꯗꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯦ ꯂꯥꯛꯑꯦꯕ ꯅꯨꯄꯤꯁꯦ ꯈꯥꯡꯉꯝꯕꯁꯦ ꯃꯥꯁꯦ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯦꯕ ꯅꯨꯃꯤꯠꯁꯤꯗꯤ ꯃꯥ ꯐꯣꯟ ꯇꯧꯔꯦ ꯄꯥꯏꯔꯛꯑꯦ ꯅꯨꯄꯥꯁꯤꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏ ꯉꯁꯤ ꯏꯕꯦꯟꯗꯧꯒꯤ ꯂꯥꯠꯄ꯭ꯔꯥ ꯑꯅ ꯍꯥꯏ ꯅꯨꯄꯥꯁꯦ ꯑꯅ ꯍꯥꯏꯔꯦꯀꯣ ꯅꯪ ꯆꯥꯛꯇꯤ ꯆꯥꯔꯕ꯭ꯔꯥ ꯅ ꯍꯥꯏ ꯑꯗ ꯃꯥꯗꯣ ꯃꯤꯔꯣꯟꯈ꯭ꯔꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥꯅ ꯍꯥꯏ ꯑꯗꯨꯁꯨ ꯅ ꯍꯥꯏꯔꯛꯑꯦ ꯅꯪ ꯐꯣꯟꯒ ꯇꯧꯔꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦꯅ ꯍꯥꯏ
ꯊꯕꯛ ꯈꯔ ꯆꯤꯟ ꯇꯧꯕꯅꯤꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯅꯪ ꯑꯩ ꯅꯤꯡꯁꯪꯗꯕ ꯉꯝꯃꯕ꯭ꯔꯣꯅ ꯅꯨꯄꯤꯁꯤꯅ ꯍꯪꯉꯦ ꯈꯨꯝꯗꯦ ꯅꯨꯄꯥꯁꯤ ꯀꯞꯄꯛꯑꯦ ꯑꯗ ꯃꯥꯅ ꯍꯥꯏ ꯑꯩꯅ ꯉꯁꯤ ꯇꯧꯔꯛꯏꯕ ꯐꯣꯟꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦꯀꯣ ꯑꯩꯁꯨ ꯅꯪ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯄꯥꯟꯖꯈꯤꯖꯅꯨꯅ ꯑꯩꯒꯤꯗꯤ ꯅꯥꯝꯃ ꯇꯥꯔꯕ ꯌꯨꯝꯕꯥꯟꯅꯤ ꯀꯥꯏꯅ ꯃꯩꯆꯥꯛꯁꯦ ꯈꯥꯡꯉꯕꯅꯤ ꯑꯗꯣ ꯅꯪꯒꯤꯗꯤ ꯄꯨꯡꯕꯥ ꯄꯥꯜꯂꯤꯕꯅꯤꯅ ꯅꯪ ꯐꯖꯅ ꯄꯥꯟꯖꯈꯤꯖꯅꯣꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯅꯤꯡꯉꯁꯨ ꯑꯩ ꯈꯥꯡꯕꯅꯤ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯑꯩꯅ ꯅꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯌꯦꯡꯉꯣꯏ ꯅꯪ ꯍꯦꯛꯇ ꯑꯣꯏꯔꯝꯗꯦ ꯐꯣꯟꯗꯨꯕꯨ ꯑꯩ ꯄꯥꯏꯗꯦ ꯏꯃꯥꯕꯣꯛ ꯍꯣꯏꯅ ꯑꯗꯩ ꯇꯧꯔꯛꯄ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯕ ꯅꯪ ꯈꯔ ꯐꯔꯕ꯭ꯔꯥ ꯈꯣꯠꯂꯕꯅ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯈꯤꯕ ꯏꯆꯦꯈꯩꯅ ꯑꯗꯩ ꯏꯅꯥꯎꯅꯨꯄꯤꯅ ꯇꯧꯔꯛꯄ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯅ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯅꯪ ꯂꯥꯅ ꯁꯠ ꯌꯦꯡꯉꯤ ꯑꯗꯣ ꯒ꯭ꯔꯨꯞꯀꯤ ꯀꯩꯒꯤ ꯍꯦꯛꯇ ꯊꯥꯅꯔꯛꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯑꯩ ꯐꯣꯟꯁꯦ ꯁꯥꯏꯂꯦꯟ ꯊꯝꯃꯦ ꯐꯣꯟ ꯑꯝꯇ ꯂꯥꯛꯄꯩ ꯃꯈꯣꯟ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯈꯛꯀꯤ ꯐꯣꯟꯅꯦ ꯑꯩꯅ ꯉꯥꯏꯔꯤꯗꯤ ꯅꯪ ꯈꯛꯀꯅꯤ ꯑꯩ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤꯁꯦ ꯑꯗꯣ ꯑꯩ ꯈꯥꯡꯕꯅꯤ ꯅꯪ ꯑꯩ ꯀꯥꯎꯖꯈ꯭ꯔꯖꯅꯨ ꯑꯩꯅ ꯁꯨꯝ ꯐꯣꯟ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯁꯥꯟꯅꯔꯗꯤ ꯃꯥꯁꯨ ꯑꯩ ꯀꯥꯎꯕ ꯉꯝꯃꯔꯣꯏꯀꯣꯅ ꯑꯩ ꯈꯥꯡꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯏꯕꯦꯟꯗꯧꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕꯁꯤꯗ ꯑꯩ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯇꯧꯔꯛꯄꯅꯤ ꯑꯩꯅ ꯂꯥꯠꯆꯔꯝꯕ ꯏꯕꯦꯟꯗꯧꯗꯣ ꯍꯧꯖꯤꯛꯇꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯅ ꯂꯥꯠꯂꯝꯃꯅꯤ ꯑꯗꯣ ꯄꯨꯟꯁꯤꯒꯤꯁꯨ ꯑꯩꯅ ꯂꯥꯠꯄꯁꯨ ꯐꯪꯉꯔꯣꯏ ꯏꯃꯨꯡꯗꯨꯗ ꯑꯗꯣ ꯉꯁꯤ ꯇꯧꯔꯛꯏꯕ ꯐꯣꯟꯁꯤꯅ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦꯀꯣ ꯍꯥꯏꯔꯒ ꯃꯥꯁꯦ ꯊꯝꯃꯦꯕ ꯑꯗꯩ ꯅꯨꯄꯥꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯇꯦ ꯅꯨꯃꯤꯠꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯕ ꯋꯥꯁꯦ ꯌꯥꯝ ꯉꯥꯡꯉꯛꯇꯦ ꯑꯗꯩ ꯃꯥꯅꯁꯨ ꯑꯣ ꯃꯥꯁꯦ ꯑꯩ ꯀꯥꯎꯕ ꯉꯝꯕ ꯍꯧꯔꯛꯑꯦ ꯑꯩ ꯈꯪꯉꯦ ꯑꯩꯉꯣꯟꯗ ꯋꯥ ꯏꯉꯥꯡ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯃꯥ ꯐꯣꯟ ꯇꯧꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯐꯔꯦ ꯃꯥ ꯃꯌꯨꯝ ꯄꯥꯟꯖꯈ꯭ꯔꯖꯅꯨ ꯐꯖꯅ ꯃꯆꯥꯗꯣ ꯌꯥꯎꯔꯒꯅ ꯃꯥꯁꯦ ꯈꯜꯂꯦ ꯅꯨꯡꯗꯥꯡꯁꯤꯗ ꯑꯊꯦꯡꯕꯗ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯑꯗꯩ ꯀꯞꯃꯟꯗꯅ ꯃꯅꯝꯑꯣꯏ ꯆꯪꯁꯤꯟꯅꯔꯦ ꯑꯗ ꯃꯥꯅ ꯃꯕꯨꯡꯁꯤꯗ ꯍꯥꯏꯔꯦ ꯑꯩꯒꯤ ꯑꯎꯟꯄꯣꯠ ꯀꯩ ꯂꯧꯕꯤꯔꯣ ꯑꯩ ꯋꯥ ꯂꯣꯏꯁꯟꯅꯔꯒꯦꯅ ꯍꯥꯏꯔꯦꯕ ꯑꯗ ꯃꯕꯨꯡ ꯍꯣꯏꯁꯤꯅ ꯈꯟꯕꯅ ꯁꯨꯝ ꯅꯨꯄꯥꯗꯨꯅ ꯂꯥꯛꯑ ꯈꯣꯠꯂꯒ ꯑꯗꯣꯝꯗ ꯌꯨꯝ ꯅꯨꯡ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯃꯕꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤꯖꯅꯕꯅꯤꯅ ꯈꯜꯂꯦ ꯑꯗꯩ ꯃꯕꯨꯡ ꯍꯣꯏꯁꯤꯁꯨ ꯃꯅꯝ ꯍꯣꯏꯁꯤꯁꯨ ꯎꯔꯤꯃꯤꯗꯅ ꯃꯣꯏꯅ ꯃꯆꯥꯅꯨꯄꯤ ꯂꯧꯕ ꯆꯠꯄꯗ ꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯌꯥꯟꯗꯅ ꯆꯤꯡꯗꯅ ꯃꯣꯏ ꯃꯌꯥꯝꯒ ꯃꯊꯟꯗꯒ ꯌꯥꯟꯅꯗꯅ ꯑꯗꯩ ꯐꯃꯨꯡꯗꯩ ꯃꯥꯁꯦ ꯆꯠꯂꯁꯦꯅ ꯄꯨꯊꯣꯔꯛꯄꯗ ꯃꯈꯣꯡ ꯄꯥꯏꯔ ꯌꯥꯟꯗꯅ ꯑꯗꯩ ꯃꯕꯥꯏꯗꯨꯗ ꯃꯈꯣꯡ ꯄꯥꯏꯔ ꯍꯥꯏꯖꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯣꯏꯁꯨ ꯎꯕꯅꯤꯅ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯂꯥꯛꯆꯖꯅꯤ ꯑꯗꯨꯒ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔ ꯃꯣꯏ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃ ꯄꯤꯔꯒ ꯃꯕꯥꯅꯤ ꯂꯩꯃꯤꯟꯅꯍꯟꯒꯦ ꯑꯁꯨꯛ ꯅꯨꯡꯁꯤꯅꯕꯕꯨꯅ ꯈꯟꯕ ꯑꯗꯨꯅ ꯃꯣꯏꯅꯁꯨ ꯋꯥ ꯂꯣꯏꯁꯟꯅꯔꯣ ꯑꯎꯟꯄꯣꯠ ꯊꯥꯡꯉꯨꯔꯁꯦ ꯍꯥꯏꯕꯁꯦ ꯃꯆꯟꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯁꯤꯗ ꯉꯝꯗꯕ ꯉꯁꯥꯏꯒꯤ ꯍꯦꯛ ꯂꯥꯛꯄꯗꯩ ꯐꯃꯨꯡꯁꯤꯗ ꯇꯨꯝꯃꯒ ꯂꯩꯔꯤꯕꯅꯤ ꯃꯄꯥꯟ ꯑꯃ ꯊꯣꯛꯄ ꯅꯠꯇꯦ ꯃꯣꯏꯒꯤ ꯁꯥꯒꯩ ꯅꯨꯡꯒꯩ ꯃꯌꯥꯝ ꯃꯗꯣꯝꯆꯥ ꯃꯄꯤ ꯃꯅꯝ ꯃꯄꯤ ꯃꯌꯥꯝꯁꯦ ꯂꯥꯛꯑ ꯆꯥꯛ ꯆꯥꯎ ꯁꯤꯡꯖꯨ ꯆꯥꯁꯤ ꯑꯗꯨ ꯇꯧꯁꯤ ꯀꯥꯎꯊꯣꯛꯎ ꯀꯩꯁꯨ ꯈꯜꯂꯨꯅꯣꯅ ꯑꯃꯅ ꯊꯦꯝꯃꯒ ꯂꯩꯔꯤꯕ ꯐꯤꯕꯝꯅꯤꯗꯅ ꯑꯗꯨ ꯀꯃꯥꯏꯅ ꯑꯎꯟꯄꯣꯠ ꯊꯥꯡꯉꯨꯔꯁꯤ ꯋꯥ ꯂꯣꯏꯁꯟꯅꯁꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯔꯤ ꯑꯗꯩꯗꯤ ꯃꯕꯨꯡꯁꯤꯅ ꯍꯥꯏ ꯅꯪ ꯁꯦꯡꯉꯕ꯭ꯔꯥ ꯂꯦꯞꯄꯕ꯭ꯔꯥ ꯅꯪ ꯉꯝꯃꯗ꯭ꯔꯥ ꯃꯥꯒ ꯀꯥꯏꯅꯕꯅ ꯍꯥꯏ ꯃꯥꯅ ꯉꯝꯃꯅꯤꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯌꯨꯛꯇ ꯐꯣꯟ ꯇꯧꯔꯦ ꯃꯕꯨꯡꯁꯤꯅ ꯅꯨꯄꯥꯁꯤꯗ ꯃꯥꯏ ꯅꯨꯄꯤꯁꯦ ꯄꯥꯏꯔꯛꯑꯦ ꯑꯗꯩ ꯄꯥꯏꯍꯜꯂꯛꯑꯣ ꯃꯥꯅ ꯍꯥꯏ ꯄꯥꯏꯍꯜꯂꯛꯑꯦ ꯏꯕꯦꯝꯃꯒꯤ ꯑꯎꯟꯄꯣꯠ ꯂꯧꯕ ꯍꯌꯦꯡ ꯂꯥꯛꯑꯅꯤꯅ ꯍꯥꯏꯔꯦ ꯍꯌꯦꯡ ꯅꯪ ꯆꯠꯊꯣꯛꯑꯝꯃꯅꯨ ꯑꯗꯨꯒ ꯆꯦ ꯆꯥꯡꯁꯨ ꯏꯊꯣꯛꯅꯔꯁꯤ ꯍꯥꯏ ꯅꯨꯄꯥꯁꯦ ꯏꯕꯥꯏ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨꯅ ꯐꯣꯟꯗ ꯍꯥꯏꯔꯛꯑꯦ ꯃꯕꯥꯏꯁꯤꯅ ꯑꯩ ꯊꯝꯃꯒꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯩꯗꯤ ꯃꯆꯟꯅꯨꯄꯤꯁꯤꯗ ꯃꯌꯥꯝꯅ ꯍꯪꯉꯦ ꯁꯥꯒꯩ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯤꯟꯅꯔꯦ ꯅꯪ ꯄꯩꯁꯥ ꯅꯨꯡꯁꯥꯗꯤ ꯂꯧꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯆꯍꯤ 9-10 ꯌꯨꯝꯗꯨꯗ ꯅꯪ ꯅꯄꯨꯟꯁꯤ ꯃꯥꯡꯉ ꯂꯩꯔꯝꯃꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯃꯥꯅ ꯃꯈꯥ ꯇꯥꯕꯁꯨ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣই ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯅꯪ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯑꯃ ꯇꯧꯔꯛꯄꯗ ꯅꯕꯨꯡꯁꯤꯁꯨ ꯋꯥꯏ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯣ ꯅꯪꯒꯤ ꯍꯤꯡꯖꯅꯕ ꯈꯔꯗꯤ ꯂꯧꯁꯤ ꯍꯥꯏꯌꯦꯕ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯃꯥꯒ ꯑꯩꯒ ꯌꯥꯝ ꯋꯥꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯏ ꯑꯩ ꯂꯥꯏꯌꯦꯡꯕꯗ ꯃꯥꯅ ꯇꯥꯟꯖꯕ ꯁꯨꯔ ꯅꯣꯝꯃꯒ ꯇꯥꯟꯖꯕ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯠꯂꯤ ꯃꯥꯅ ꯀꯔꯤꯝ ꯄꯥꯝꯃꯨꯗꯅꯅꯦ ꯑꯃꯠꯇꯕꯨ ꯍꯦꯛ ꯈꯥꯛꯇꯅ ꯊꯝꯗꯅ ꯑꯩ ꯂꯥꯏꯌꯦꯡꯉꯤ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗꯒꯤ ꯄꯩꯁా ꯇꯥꯜꯂꯣꯏ ꯃꯥ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯃꯥꯒ ꯑꯩꯒ ꯍꯤꯡꯃꯤꯟꯅꯔꯝꯃꯤꯕꯅꯤ ꯑꯗꯨꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯑꯈꯥꯛꯄ ꯂꯩꯇꯅ ꯃꯄꯥꯡꯒꯜꯅ ꯍꯨꯃꯥꯡ ꯃꯃꯟꯅ ꯇꯥꯟꯖꯕ ꯄꯨꯝꯅꯃꯛꯇꯣ ꯃꯥꯅ ꯑꯩꯕꯨ ꯂꯥꯏꯌꯦꯡꯕꯗꯣ ꯑꯗꯨꯅ ꯑꯩ ꯄꯦꯜꯂꯦ ꯑꯗꯨꯅ ꯑꯩ ꯀꯔꯤꯝ ꯂꯧꯔꯣꯏ ꯑꯗꯣ ꯑꯩ ꯗꯗꯥ ꯏꯅꯝꯃ ꯋꯥꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯐꯤ ꯅꯨꯡ ꯁꯥꯖꯔꯒ ꯑꯩ ꯑꯗꯨꯝ ꯈꯤꯇꯪ ꯏꯁꯥꯁꯦ ꯐꯒꯠꯂꯒ ꯐꯤ ꯅꯨꯡ ꯁꯥꯖꯔꯒ ꯑꯩ ꯋꯥꯁꯨ ꯂꯣꯏꯁꯟꯅꯔꯕꯅꯤꯅ ꯁꯤꯗꯩꯗꯤ ꯑꯗꯨꯝ ꯑꯩ ꯍꯣꯠꯅꯖꯒꯦ ꯗꯗꯥꯗ ꯏꯅꯝꯃꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯉꯥꯡꯈꯩꯒꯤ ꯀꯩꯒꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ
ꯑꯩ ꯀꯩꯝꯇ ꯃꯉꯣꯟꯗꯩꯗꯤ ꯂꯧꯔꯔꯣꯏ ꯑꯩꯅ ꯍꯥꯏꯔꯦꯕ ꯑꯩꯅ ꯃꯉꯣꯟꯗꯩ ꯄꯩꯁꯥ ꯂꯧꯔꯒꯗꯤ ꯑꯩꯅ ꯃꯥ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯖꯔꯤꯁꯦ ꯀꯩꯝꯇ ꯑꯥꯔꯊ ꯂꯩꯔꯔꯣꯏꯅ ꯀꯔꯤꯝꯕꯨ ꯍꯦꯛ ꯂꯧꯗꯅ ꯃꯥꯅ ꯂꯨꯄꯥ ꯑꯃꯐꯥꯎ ꯂꯧꯗꯅ ꯆꯠꯈꯤꯀꯣ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯊꯃꯣꯏꯅꯁꯨ ꯈꯟꯖꯍꯧꯖꯅꯨ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯂꯨꯄꯥ ꯂꯥꯛ ꯑꯃꯅꯤ ꯂꯥꯡꯕꯗ ꯃꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅꯤ ꯄꯨꯒꯅꯤ ꯂꯥꯛꯀꯅꯤ ꯃꯗꯨ ꯁꯤꯡꯅꯕ ꯍꯣꯠꯅꯅꯤ ꯑꯗꯨꯅ ꯋꯥꯅꯤ ꯃꯥ ꯃꯆꯥꯁꯨ ꯌꯥꯎꯁꯜꯂꯛꯇꯣꯔꯦ ꯑꯉꯥꯡ ꯄꯣꯛꯄꯗ ꯄꯩꯁꯥ ꯆꯪꯅꯤ ꯍꯧꯖꯤꯛ ꯆꯦꯛ ꯆꯠꯄ ꯈꯣꯠꯄ ꯄꯩꯁꯥ ꯆꯪꯉꯝꯒꯅꯤ ꯑꯗꯨꯅ ꯑꯩ ꯂꯧꯔꯔꯣꯏꯒꯦꯅ ꯃꯥꯅ ꯍꯥꯏꯔꯦ ꯑꯣ ꯐꯔꯦ ꯐꯔꯦꯅ ꯃꯌꯥꯝꯁꯨ ꯂꯦꯞꯄꯦ ꯑꯌꯨꯛꯁꯤ ꯉꯟꯇꯥ ꯍꯧꯒꯠꯂꯦ ꯃꯥꯁꯦ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯃꯦ ꯏꯔꯨꯖꯊꯣꯛꯑꯦ ꯅꯨꯃꯤꯠꯁꯤꯃꯗꯤꯀꯣ ꯐꯖꯅ ꯃꯥꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯄꯨꯈꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯃꯨꯛ ꯍꯜꯂꯛꯑꯗꯕꯅꯤꯀꯣ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗꯅ ꯑꯩꯁꯨ ꯍꯜꯂꯛꯑꯕꯅꯤꯅ ꯌꯨꯝꯗꯨꯗ ꯃꯥꯒꯤ ꯃꯐꯝ ꯂꯩꯇꯦꯀꯣ ꯑꯩ ꯃꯐꯝ ꯂꯩꯇ꯭ꯔꯕ ꯌꯨꯝꯗꯨꯗ ꯃꯥꯏꯁꯨ ꯃꯐꯝ ꯂꯩꯇꯦ ꯉꯁꯤꯗꯤ ꯍꯜꯂꯛꯑꯗꯕꯅꯤꯀꯣ ꯍꯥꯏꯅ ꯃꯥꯁꯦ ꯈꯜꯂꯦ ꯑꯗꯩ ꯂꯧꯕ ꯆꯠꯂꯦ ꯑꯗꯩꯗꯤ ꯃꯥꯅ ꯊꯟꯇ ꯒꯥꯔꯤꯁꯤꯗ ꯃꯥꯁꯦ ꯈꯜꯂꯦ ꯍꯥꯏ ꯃꯄꯤꯁꯦ ꯑꯗꯨꯝ ꯇꯨꯃꯤꯟ ꯇꯥꯕ ꯉꯁꯤ ꯑꯩꯅ ꯆꯠꯂꯤꯁꯦ ꯁꯤꯅ ꯑꯔꯣꯏꯕꯅꯤꯀꯣ ꯃꯥꯒꯤ ꯃꯌꯨꯝꯁꯤꯗ ꯁꯤꯗ꯭ꯔꯐꯥꯎꯒꯤ ꯑꯣꯏꯅ ꯑꯩꯅ ꯈꯣꯡꯅ ꯅꯦꯠꯇꯣꯏꯁꯦ ꯉꯁꯤꯁꯤꯅ ꯑꯔꯣꯏꯕꯅꯤꯀꯣ ꯑꯩꯅ ꯑꯗꯨ ꯀꯨꯏꯅ ꯂꯩꯖꯔꯝꯃꯤꯕ ꯌꯨꯝꯗꯣ ꯁꯦꯝꯖꯤꯟꯗꯅ ꯁꯥꯖꯟꯗꯅ ꯅꯣꯡ ꯆꯨꯔꯛꯑꯁꯨ ꯑꯃ ꯇꯧꯔꯁꯨ ꯐꯂꯥꯡ ꯀꯥꯏꯔꯛꯑꯁꯨ ꯋꯥꯏ ꯇꯩꯁꯟꯃꯤꯟꯅꯗꯅ ꯏꯕꯥꯅꯤ ꯂꯩꯔꯛꯏꯕ ꯁꯪꯇꯞꯇꯣ ꯌꯨꯝꯗꯣ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤꯀꯣ ꯄꯨꯟꯁꯤꯁꯤꯃꯒꯤ ꯁꯤꯗ꯭ꯔꯤꯐꯥꯎ ꯎꯔꯔꯣꯏꯗꯕꯅꯤꯀꯣꯅ ꯃꯥꯁꯦ ꯈꯜꯂ ꯑꯗꯣ ꯑꯩꯅ ꯃꯥꯒꯤ ꯃꯌꯨꯝꯗꯗꯤ ꯑꯩ ꯊꯃꯣꯏꯁꯦ ꯀꯟꯈ꯭ꯔꯒꯦ ꯑꯩꯒꯤ ꯄꯤ ꯃꯔꯤꯛ ꯑꯃꯐꯧ ꯃꯥꯒꯤ ꯃꯌꯨꯝꯗ ꯇꯥꯍꯜꯂꯝꯃꯣꯏ ꯑꯩꯅ ꯄꯤ ꯊꯥꯗꯔꯝꯃꯒꯗꯤ ꯃꯥ ꯅꯨꯡꯉꯥꯏꯕ ꯉꯝꯍꯧꯔꯣꯏ ꯑꯗꯨꯅ ꯊꯃꯣꯏ ꯅꯪꯁꯦ ꯀꯜꯂꯣꯀꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯩꯒꯤ ꯄꯤ ꯃꯔꯤꯛ ꯑꯃꯐꯧ ꯑꯩ ꯁꯤꯟꯊꯍꯜꯂꯝꯃꯔꯣꯏꯒꯦꯀꯣ ꯃꯥ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯖꯅꯨꯀꯣ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤꯗꯨꯅ ꯅꯨꯡꯉꯥꯏꯈꯤꯕꯗ ꯑꯩꯅ ꯀꯜꯂꯛꯄ ꯐꯥꯎꯒꯗꯕ ꯅꯠꯇꯦ ꯃꯥ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯖꯅꯨ ꯊꯃꯣꯏꯁꯤꯗ ꯑꯩꯅ ꯆꯥꯛꯆꯔꯒꯁꯨ ꯏꯆꯥꯗꯣ ꯑꯩꯒꯤꯗꯤ ꯎ ꯐꯪꯗ꯭ꯔꯦꯀꯣ ꯅꯨꯄꯤ ꯑꯃꯗꯨꯗꯤ ꯄꯣꯛꯈ꯭ꯔꯦꯅ ꯆꯥꯛꯆꯔꯒꯁꯨ ꯑꯩꯅ ꯃꯗꯨꯗ ꯀꯜꯂꯛꯄ ꯃꯥꯕꯨ ꯋꯥꯍꯟꯅꯤꯡꯕ ꯅꯨꯡꯉꯥꯏꯍꯟꯅꯤꯡꯗꯕꯗꯤ ꯑꯩ ꯂꯩꯇꯦ ꯃꯥ ꯅꯨꯡꯉꯥꯏꯖꯈꯤꯖꯅꯨꯀꯣꯅ ꯃꯥꯅ ꯈꯜꯂ ꯆꯠꯂꯦꯕ ꯒꯥꯔꯤꯗ ꯍꯦꯛ ꯀꯨꯝꯕꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤꯁꯨ ꯃꯤ ꯂꯣꯏ ꯂꯩꯅꯔꯝꯃꯦ ꯑꯁ ꯃꯥꯁꯦ ꯎꯕꯗꯅꯦ ꯑꯎꯟꯄꯣꯠ ꯂꯧ ꯂꯥꯛꯑꯅꯤꯅ ꯍꯥꯏꯔꯕꯅꯤꯅ ꯂꯣꯏꯅ ꯉꯥꯏꯅꯔꯝꯃꯦꯕ ꯃꯣꯏꯒꯤ ꯁꯥꯒꯩꯒꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯨꯡ ꯃꯌꯥꯝꯁꯦ ꯑꯁ ꯂꯣꯏ ꯀꯞꯄꯛꯑꯦ ꯃꯥ ꯂꯥꯛꯄꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕ ꯃꯤꯒꯥꯏꯗꯩ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔꯗꯒ ꯁꯤꯔ ꯄꯨꯊꯔꯛꯄꯒꯤ ꯇꯥꯏꯞꯇ ꯂꯣꯏ ꯀꯞꯅꯔꯛꯄ ꯃꯥꯁꯦ ꯑꯗꯩ ꯊꯥ ꯃꯔꯤ ꯑꯃ ꯀꯔꯤ ꯑꯃ ꯁꯨꯝ ꯎꯔꯨꯗ꯭ꯔꯕꯅꯤꯅꯀꯣ ꯃꯌꯥꯝꯁꯦ ꯀꯞꯄꯦ ꯑꯗꯩꯗꯤ ꯃꯥꯁꯤꯅꯀꯣ ꯑꯩꯉꯣꯟꯗ ꯅꯣꯏ ꯀꯞꯄꯛꯀꯅꯣ ꯑꯩ ꯊꯃꯣꯏꯁꯦ ꯈꯥꯡꯉꯒꯦ ꯑꯩ ꯉꯁꯤꯗꯤ ꯀꯞꯄꯔꯣꯏꯌꯦ ꯅꯣꯏ ꯀꯞꯄꯛꯀꯅꯣ ꯑꯩꯉꯣꯟꯗꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯣꯏ ꯍꯦꯛ ꯌꯧꯔꯛꯄꯅꯦ ꯆꯦꯟꯁꯤꯜꯂꯛꯑꯒ ꯃꯕꯨꯡꯁꯤꯗ ꯅꯨꯄꯥꯁꯦ ꯈꯣꯏꯔꯝꯃꯤ ꯍꯥꯏ ꯏꯕꯥꯏ ꯃꯥ ꯊꯝꯕꯤꯔꯝꯃꯣ ꯉꯁꯤ ꯃꯥ ꯁꯨꯡꯄꯨ ꯄꯨꯕꯤꯒꯅꯨ ꯉꯁꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯅꯤ ꯏꯕꯥꯅꯤꯁꯦ ꯑꯗꯨꯅ ꯃꯥ ꯊꯝꯕꯤꯔꯝꯃꯣ ꯏꯕꯥꯏꯅ ꯍꯦꯛꯇꯅꯦ ꯀꯞꯄꯦ ꯍꯥꯏ ꯃꯥꯁꯦ ꯃꯕꯥꯏꯁꯤꯗ ꯃꯈꯣꯡꯁꯦ ꯀꯣꯜꯂ ꯃꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯌꯦꯡꯕ ꯉꯝꯅꯗꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯀꯩꯗꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯈꯥꯡꯅꯩ ꯍꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯩꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗꯤ ꯊꯣꯛꯂꯛꯇꯦ ꯎꯔꯛꯇꯦ ꯍꯥꯏ ꯑꯗꯩ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ ꯅꯕꯥꯅꯤ ꯁꯨꯝ ꯂꯩꯃꯤꯟꯅꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯀꯥꯏꯅꯗꯧꯕ ꯂꯩꯔꯕꯅꯤꯅ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ ꯅꯆꯥ ꯌꯥꯎꯗꯅ ꯈꯣꯠꯇꯅ ꯅꯨꯃꯤꯠꯁꯤꯗꯤ ꯈꯠꯅ ꯆꯩꯅꯕ ꯋꯥ ꯀꯟꯅ ꯉꯥꯡꯅꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯅꯨꯄꯤꯁꯤꯒꯤ ꯃꯕꯨꯡꯗꯁꯨ ꯃꯊꯃꯣꯏꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯖꯄꯣꯟꯇꯦꯕꯀꯣ ꯑꯗꯩꯗꯤ ꯑꯎꯟꯄꯣꯠ ꯎꯄꯨꯒ ꯑꯗꯨꯃꯥꯏꯅ ꯊꯥꯡꯗꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯗ ꯅꯨꯄꯤꯁꯤꯗꯤ ꯃꯥ ꯎꯁꯟꯅꯗ꯭ꯔꯦ ꯍꯥꯏ ꯌꯦꯡꯁꯟꯅꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯅ ꯃꯄꯥꯟꯗ ꯀꯞꯄ ꯈꯣꯠꯄ ꯃꯥꯏ ꯃꯕꯨꯡꯗ ꯍꯥꯏꯕ ꯃꯥꯗꯤ ꯆꯪꯉꯒ ꯎꯀꯥꯡꯊꯣꯟ ꯊꯥꯡꯗꯣꯛꯄꯒꯤ ꯃꯥꯏ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯍꯥꯞꯆꯤꯟꯕ ꯑꯗꯨꯒꯤ ꯃꯥ ꯍꯣꯠꯅꯔꯦ ꯍꯥꯏ ꯃꯥ ꯑꯗꯨꯝ ꯌꯦꯡ ꯉꯝꯗꯗꯅ ꯃꯥꯁꯤ ꯌꯦꯡꯗ꯭ꯔꯦ ꯍꯥꯏꯌꯦꯕꯀோ ꯑꯗꯩꯗꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯣꯏ ꯆꯦ ꯆꯥꯡ ꯀꯩꯁꯦ ꯏꯟꯅꯔꯦꯀꯣ ꯑꯗꯨꯒ ꯁꯥꯏꯟ ꯃꯣꯏꯅ ꯑꯗꯨꯝ ꯄꯩꯁꯥ ꯂꯨꯄꯥ ꯑꯃ ꯂꯧꯔꯣꯏ ꯈꯣꯠꯂꯣꯏ ꯑꯗꯨꯝ ꯍꯥꯏ ꯏꯆꯟꯅꯨꯄꯤꯅ ꯌꯥꯗꯦ ꯂꯧꯔꯣꯏ ꯍꯥꯏꯌꯦꯅ ꯑꯗꯩꯗꯤ ꯑꯗꯨ ꯍꯥꯏꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯄꯥꯁꯦ ꯀꯞꯄꯦ ꯍꯥꯏꯌꯦꯕ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤꯗꯃꯛ ꯅꯨꯡꯁꯤꯕꯤꯔꯝꯕꯗꯣ ꯃꯥꯕꯨ ꯃꯥꯅ ꯋꯥꯕꯗꯣ ꯈꯪꯖꯕꯗꯣ ꯃꯣꯏꯅꯗꯤ ꯄꯩꯁꯥ ꯈꯔꯗꯤ ꯁꯣꯏ ꯍꯥꯏꯔꯛꯀꯅꯤ ꯈꯟꯅꯔꯝꯕ ꯑꯗꯨꯒꯤ ꯃꯣꯏꯁꯦ ꯉꯔꯥꯡ ꯀꯩꯀꯩ ꯈꯔ ꯄꯨꯔ ꯂꯥꯛꯑꯒ ꯈꯔꯗꯤ ꯄꯤꯈꯤꯁꯦꯅ ꯃꯣꯏꯁꯨ ꯈꯟꯅꯕꯖꯥꯠꯅꯦꯕ ꯑꯗꯣ ꯃꯥꯅ ꯂꯨꯄꯥ ꯑꯃꯐꯥꯎ ꯂꯧꯔꯣꯏ ꯍꯥꯏꯌꯦꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯃꯥꯒꯤ ꯂꯨꯄꯥ ꯑꯃꯐꯥꯎ ꯂꯩꯇꯕꯗꯣ ꯃꯥꯏ ꯅꯨꯄꯤꯅ ꯈꯪꯕꯗꯣꯀꯣ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨꯐꯥꯎꯗ ꯃꯥꯒꯤ ꯑꯋꯥꯕꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯁꯔꯨꯛ ꯌꯥꯔꯝꯕꯗꯣꯀꯣ ꯃꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯦꯛ ꯀꯞꯄꯛꯏ ꯍꯥꯏ ꯑꯗꯨꯀꯥꯟꯗꯀꯣ ꯃꯥꯁꯦ ꯍꯦꯛꯇ ꯐꯨꯑꯒ ꯀꯞꯄꯛꯄ ꯑꯃ ꯂꯩꯗꯥꯏꯅꯦ ꯉꯁꯥꯏꯈꯩ ꯀꯞꯄꯒ ꯃꯥꯟꯅꯗꯕ ꯑꯗꯩ
ꯁꯣꯏꯁꯦ ꯇꯧꯔꯝꯗꯥꯏꯁꯤꯗ ꯅꯨꯄꯤꯁꯦ ꯈꯥꯡꯉꯒꯅꯦ ꯌꯥꯝ ꯋꯥꯅ ꯃꯥꯁꯦ ꯈꯥꯡꯉꯒꯅꯦ ꯁꯣꯏꯁꯦ ꯇꯧꯋꯦ ꯍꯥꯏ ꯃꯥ ꯅꯨꯄꯥꯁꯤꯗ ꯁꯨꯛꯌꯦꯡ ꯌꯦꯡꯗ꯭ꯔꯦ ꯍꯥꯏ ꯍꯦꯛ ꯌꯦꯡꯉꯨꯕꯗ ꯃꯥꯁꯦ ꯊꯃꯣꯏꯁꯦ ꯄꯨ ꯉꯝꯃꯔꯣꯏꯗꯕ ꯑꯗꯨꯅ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯌꯦꯡꯉꯛꯄ꯭ꯔꯥ ꯌꯦꯡꯉꯛꯇꯕ꯭ꯔꯥ ꯃꯥ ꯈꯪꯗ꯭ರೆ ꯍꯥꯏꯌꯦꯕ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯐꯤꯁꯦ ꯃꯀꯣꯛꯁꯦ ꯍꯥꯏꯐꯦꯠ ꯀꯨꯞꯄꯒꯅꯦ ꯃꯥꯁꯦ ꯁꯨꯛꯌꯦꯡ ꯌꯦꯡꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯗ ꯑꯗꯨꯃꯥꯏꯅ ꯁꯣꯏꯁꯦ ꯇꯧꯊꯣꯛꯑꯝꯃꯒ ꯃꯥꯁꯦ ꯊꯣꯛꯂꯛꯑꯦ ꯍꯥꯏꯀꯣ ꯄꯣꯠ ꯆꯩ ꯀꯩꯀꯩꯁꯦ ꯃꯥꯒꯤ ꯄꯨꯒꯗꯕ ꯃꯥꯒꯤ ꯑꯩꯗꯣ ꯂꯣꯏꯅ ꯃꯥꯅ ꯁꯤꯅ ꯂꯣꯏ ꯁꯤꯜꯂꯝꯃꯒ ꯃꯥꯗꯤ ꯊꯣꯛꯂꯛꯑꯒ ꯒꯥꯔꯤꯗ ꯂꯩꯔꯕ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯃꯣꯏ ꯃꯌꯥꯝꯗꯤ ꯑꯇꯩꯗꯤ ꯃꯗꯣꯝꯆꯥ ꯃꯄꯤ ꯃꯅꯝꯃ ꯂꯥꯛꯏꯕ ꯃꯕꯨꯡꯈꯩ ꯄꯨꯀꯥꯡꯊꯣꯟ ꯊꯥꯡꯒꯠꯄ ꯄꯣꯠ ꯆꯩ ꯍꯥꯞꯀꯠꯄ ꯂꯣꯏ ꯇꯧꯅꯍꯧꯔꯤꯃꯤꯗꯅ ꯃꯥ ꯈꯛ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯕ ꯑꯁ ꯍꯦꯛꯇ ꯃꯥꯁꯦ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗꯅꯦ ꯃꯣꯏꯗꯗꯤ ꯑꯩ ꯄꯤ ꯃꯔꯤꯛ ꯑꯃ ꯊꯥꯗꯔꯝꯃꯔꯣꯏ ꯑꯩ ꯅꯨꯄꯥ ꯋꯥꯍꯧꯅꯤꯅꯅꯦ ꯑꯩꯒꯤ ꯃꯤꯠꯇꯩ ꯄꯤ ꯇꯥꯔꯝꯃꯗꯤ ꯑꯩ ꯅꯨꯄꯥ ꯋꯥꯍꯧꯅꯦꯅ ꯃꯥꯅ ꯀꯞꯇꯒ ꯈꯥꯡꯉꯒ ꯊꯣꯛꯂꯛꯄꯗꯣ ꯁꯣꯏ ꯇꯧꯕꯗꯨꯗꯐꯥꯎ ꯃꯥꯅ ꯍꯦꯛꯇ ꯃꯊꯃꯣꯏꯁꯤ ꯌꯥꯝ ꯊꯤꯅ ꯀꯜꯂꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯁꯨꯛꯌꯦꯡ ꯌꯦꯡꯗꯅ ꯃꯅꯥꯛꯁꯤꯗ ꯁꯣꯏ ꯇꯧꯅꯔꯤꯕ ꯃꯥꯏ ꯅꯨꯄꯥꯁꯤꯒꯤ ꯃꯁꯛꯁꯤ ꯃꯥꯅ ꯌꯦꯡꯗꯅ ꯁꯣꯏꯁꯦ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯒꯥꯔꯤꯁꯤꯗ ꯍꯦꯛ ꯌꯧꯕꯒ ꯐꯝꯕꯒ ꯃꯥꯁꯦ ꯎꯞꯁꯜꯂꯒꯅꯦ ꯍꯦꯛ ꯂꯥꯎꯅ ꯀꯞꯄꯅꯦ ꯒꯥꯔꯤꯁꯤꯗ ꯑꯣꯏꯅ ꯃꯥꯁꯦ ꯆꯠꯈꯤꯕꯗꯗꯤ ꯃꯥꯅ ꯃꯥ ꯀꯞꯄꯔꯣꯏꯅ ꯈꯥꯡꯉ ꯆꯠꯈꯤꯕꯗꯣ ꯍꯦꯛꯇ ꯑꯋꯨꯟꯄꯣꯠꯁꯦ ꯂꯣꯏ ꯄꯨꯊꯣꯔꯒ ꯒꯥꯔꯤꯗ ꯍꯥꯞꯄꯒ ꯃꯣꯏꯁꯦ ꯊꯧꯔꯛꯄꯗꯗꯤ ꯃꯥꯁꯦ ꯒꯥꯔꯤ ꯃꯅꯨꯡꯁꯦ ꯀꯞꯄꯗ ꯍꯦꯛꯇ ꯂꯣꯏꯔꯒ ꯂꯥꯛꯄ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅꯅꯦ ꯀꯞꯄꯒ ꯌꯦꯡꯍꯧꯕꯁꯦ ꯃꯥꯅ ꯎꯏ ꯍꯥꯏꯌꯦꯕ ꯑꯗꯨꯝ ꯈꯇꯪꯗꯤ ꯃꯥ ꯌꯦꯡꯉꯝꯃꯤ ꯍꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯍꯜꯂꯛꯈ꯭ꯔꯦ ꯑꯗꯨꯝ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛ ꯃꯥꯅ ꯃꯥꯏ ꯅꯨꯄꯥꯁꯤꯗꯅꯦ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗꯨꯗ ꯃꯥꯅ ꯈꯣꯏꯔꯝꯃꯝꯃꯤ ꯍꯥꯏꯌꯦꯕ ꯈꯣꯏꯔꯝꯕꯁꯤꯗ ꯀꯥꯗ ꯃꯥꯅ ꯑꯝꯇ ꯀꯧꯁꯟꯕꯤꯔꯛꯑꯣꯅ ꯀꯧꯁꯜꯂ ꯃꯥ ꯑꯗꯨ ꯃꯁꯛꯇꯤ ꯌꯦꯡꯗꯦ ꯍꯥꯏꯌꯦꯕ ꯃꯥ ꯈꯣꯏꯔꯝꯕꯁꯤꯗꯅꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯃꯥꯏ ꯃꯀꯣꯛꯇꯒ ꯅꯥꯟꯊꯕꯤ ꯍꯥꯏ ꯅꯪ ꯌꯨꯝ ꯄꯥꯟꯒꯅꯨꯀꯣ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯅ ꯍꯣꯏ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯕꯨ ꯏꯊꯟꯗ ꯍꯤꯡꯕꯁꯦ ꯑꯩꯁꯨ ꯉꯝꯃꯛꯇꯧꯕꯗꯤ ꯃꯥꯟꯗꯦ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯍꯥꯏꯌꯦꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯅꯪꯅ ꯀꯩꯒꯨꯝꯕ ꯉꯝꯗ꯭ꯔꯗꯤ ꯅꯊꯟꯗ ꯍꯤꯡꯕ ꯋꯥꯔꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯪ ꯅꯌꯨꯝꯗꯤ ꯄꯥꯟꯒꯅꯨꯀꯣ ꯌꯥꯝ ꯄꯥꯝꯃꯨꯏ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯕ ꯅꯪ ꯃꯤꯒꯤ ꯑꯣꯏꯍꯟꯅꯤꯡꯗꯦꯅ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯅ ꯑꯗꯨꯒꯤ ꯋꯥꯍꯩꯁꯦ ꯃꯥꯅ ꯁꯨꯀꯥꯎ ꯀꯥꯎꯗꯕ ꯑꯗꯩ ꯃꯥꯁꯦ ꯐꯤ ꯅꯨꯡ ꯁꯥꯗꯅ ꯈꯣꯠꯇꯅ ꯃꯅꯝ ꯃꯕꯨꯡꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯒꯦ ꯑꯩꯅ ꯁꯨꯝ ꯍꯜꯂꯛꯑꯒ ꯁꯨꯃꯥꯏꯅ ꯇꯨꯝꯖꯟ ꯍꯤꯞꯆꯟꯗꯅ ꯂꯩꯔꯗꯤ ꯀꯩꯁꯨ ꯃꯧꯅꯁꯨ ꯅꯨꯡꯁꯤꯔꯔꯣꯏ ꯑꯩꯁꯦ ꯆꯥꯛꯐꯥꯎ ꯄꯤꯖꯅꯤꯡꯉꯔꯣꯏ ꯀꯥꯏꯅ ꯃꯥ ꯁꯨꯝ ꯈꯟꯖꯔꯒ ꯇꯨꯝꯃ ꯍꯤꯞꯄ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅ ꯃꯥꯁꯦ ꯑꯗꯨꯝ ꯊꯕꯛ ꯏꯟꯈꯥꯡ ꯏꯅꯝꯃ ꯅꯣꯏ ꯁꯨꯒꯗꯕ ꯅꯣꯡꯒꯗꯕ ꯄꯩꯁꯥ ꯇꯥꯟꯒꯗꯕ ꯅꯣꯏ ꯇꯧꯖꯧ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯍꯣꯠꯅꯒꯦꯅ ꯃꯥꯅ ꯂꯣꯏ ꯍꯣꯠꯅꯗꯅ ꯈꯣꯠꯇꯅ ꯃꯥꯁꯨ ꯐꯤ ꯅꯨꯡ ꯁꯥꯗꯅ ꯃꯗꯣꯝꯆꯥ ꯃꯄꯤ ꯃꯌꯥꯝꯒ ꯀꯩꯅꯣꯝ ꯁꯤꯡꯖꯨ ꯑꯃ ꯆꯥꯗꯅ ꯆꯥꯛ ꯑꯃ ꯊꯥꯡꯅꯔ ꯆꯥꯗꯅ ꯀꯥꯎꯊꯣꯛꯅꯕ ꯃꯥꯁꯨ ꯇꯞꯅ ꯁꯨꯝ ꯍꯣꯠꯅꯔꯛꯑꯦꯀꯣ ꯍꯣꯠꯅꯔꯦ ꯑꯗꯩ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ 5 ꯇꯨꯛꯀꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯄꯣꯛꯑꯦꯅ ꯃꯆꯦꯗꯨꯅ ꯍꯥꯏꯔꯛꯑꯦꯕ ꯑꯁ ꯃꯥꯁꯦ ꯍꯦꯛꯇꯅꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤ ꯅꯨꯡꯉꯥꯏꯇꯗꯅ ꯀꯞꯄꯦ ꯃꯥꯁꯦ ꯃꯥꯗꯤ ꯍꯔꯥꯎꯗꯅ ꯅꯨꯡꯉꯥꯏꯗꯅ ꯃꯆꯥ ꯐꯪꯉꯦ ꯃꯃꯤꯠꯇ ꯎꯔꯦꯅ ꯇꯧꯔꯝꯃꯅꯤꯀꯣꯅ ꯑꯗꯩ ꯃꯥꯅ ꯅꯨꯃꯤꯠꯀꯁꯦ ꯄꯥꯔꯒ ꯉꯁꯤꯗꯤ ꯏꯄꯥꯟ ꯁꯣꯜꯂꯝꯃꯅꯤꯀꯣ ꯃꯄꯥꯝꯅꯦꯅ ꯃꯥꯁꯦ ꯃꯥꯏ ꯃꯃꯤꯡꯗ ꯏꯄꯥꯟ ꯁꯣꯜꯂꯝꯃꯅꯤꯀꯣ ꯀꯥꯏꯅ ꯑꯁ ꯍꯦꯛꯇ ꯏꯄꯥꯟꯒꯤ ꯂꯥꯡꯉꯝꯃꯅꯤꯀꯣ ꯑꯗꯨꯝ ꯃꯥꯅ ꯑꯩꯁꯦ ꯀꯥꯎꯈ꯭ꯔꯕꯅꯤꯀꯣ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯗꯕ ꯃꯤ ꯑꯃꯅꯤꯀꯣ ꯃꯥꯏ ꯃꯐꯝꯗ ꯑꯩꯒꯤ ꯃꯐꯝ ꯂꯩꯔꯔꯣꯏꯗꯕꯅꯤꯀோ ꯑꯩꯅ ꯎꯄꯨ ꯀꯥꯡꯊꯣꯟ ꯊꯥꯡꯉꯒ ꯂꯥꯛꯑꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯪ ꯅꯌꯨꯝ ꯄꯥꯟꯒꯅꯨꯀꯣꯗꯤ ꯍꯥꯏꯔꯛꯏ ꯅꯊꯟꯗ ꯍꯤꯡꯕ ꯋꯥꯔꯗꯤ ꯍꯥꯏꯔꯛꯎꯀꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯑꯩꯒꯤ ꯈꯣꯡꯒꯨꯟꯗꯤ ꯂꯤꯔꯛꯈꯤꯗ꯭ꯔꯦ ꯐꯣꯟ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯇꯁꯦꯡꯕꯗꯤ ꯃꯥ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯈꯤꯗ꯭ꯔꯥ ꯂꯥꯛꯀꯗ꯭ꯔꯥ ꯄꯩꯁా ꯈꯔ ꯇꯨꯡꯁꯤꯜꯂ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯏꯕꯥꯅꯤꯁꯨ ꯀꯥꯏꯅꯔꯣꯏꯁꯤꯅ ꯂꯥꯛꯀꯗ꯭ꯔꯥꯅ ꯃꯥ ꯁꯨꯝ ꯈꯜꯂꯝꯕꯅꯦꯕ ꯑꯗꯨꯕꯨ ꯁꯨꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯃꯇꯝꯁꯤ ꯆꯍꯤ 2 ꯍꯧꯖꯤꯜꯂꯛꯑꯦꯀꯣ ꯑꯗꯩꯗꯤ ꯃꯥꯁꯤ ꯃꯣꯏ ꯃꯅꯝ ꯍꯣꯏ ꯀꯩ ꯍꯣꯏꯁꯤꯅ ꯃꯥꯏ ꯅꯨꯄꯥ ꯑꯃ ꯁꯦꯝꯃꯛꯑꯦꯕ ꯅꯨꯄꯥ ꯑꯃ ꯁꯦꯝꯃꯛꯑꯦ ꯃꯥꯁꯤ ꯌꯥꯅꯤꯡꯗ ꯑꯗꯨꯝ ꯌꯥꯔꯦ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯩ ꯃꯥꯏꯁꯨ ꯋꯥ ꯇꯥꯅꯅꯤꯡꯕ ꯈꯣꯠꯄ ꯌꯥꯎꯔꯛꯏ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗ ꯃꯉꯣꯟꯗ ꯍꯦꯟꯅ ꯊꯃꯣꯏꯗ ꯁꯣꯛꯂꯛꯄ ꯃꯥꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯎꯍꯧꯗꯅ ꯂꯩꯔꯝꯃꯒꯗꯤ ꯑꯩꯅ ꯏꯆꯥꯁꯤ ꯌꯣꯛꯑꯒ ꯌꯨꯝ 2ꯔꯛ ꯄꯥꯟꯗꯅ ꯅꯪꯒꯤꯗꯃꯛ ꯑꯩ ꯍꯤꯡꯕ ꯉꯝꯒꯗꯕꯅꯤꯀꯣꯅ ꯃꯥꯁꯨ ꯌꯥꯝ ꯈꯜꯂꯦ ꯑꯗ ꯅꯨꯄꯥꯁꯤꯒ ꯃꯣꯏꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯎ ꯈꯣꯠꯂꯣꯅ ꯐꯣꯟꯁꯦ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯇꯧꯔꯛꯑꯦ ꯃꯥꯁꯦ ꯋꯥꯔꯤꯁꯦ ꯀꯩꯁꯨ ꯁꯥꯅꯤꯡꯕ ꯐꯥꯎꯗꯦ ꯀꯔꯤꯝ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯗꯩ ꯀꯩꯗꯧꯔꯤꯒꯦ ꯐꯤ ꯁꯥꯔꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯕ ꯅꯠꯇꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯈꯣꯠꯄꯁꯦ ꯀꯔꯤꯝ ꯐꯥꯎꯗ꯭ꯔꯦꯕꯀꯣ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯟꯅ ꯂꯥꯏꯁ꯭ꯔꯝ ꯇꯣꯝꯕꯗ ꯌꯨꯝ ꯄꯥꯜꯂꯝꯃꯤ ꯂꯥꯏꯁ꯭ꯔꯝ ꯇꯣꯝꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ
ꯑꯅꯤꯁꯨꯕꯅ ꯊꯣꯛꯆꯣꯝ ꯔꯣꯃꯦꯟꯗ ꯌꯨꯝ ꯄꯥꯜꯂꯦ ꯊꯣꯛꯆꯣꯝ ꯔꯣꯃꯦꯟꯅ ꯀꯃꯥꯏꯅ ꯇꯧꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯦꯡꯅꯔꯨꯗꯣꯏꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯅꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄꯁꯦ ꯃꯥꯅ ꯄꯥꯏꯅꯤꯡꯗꯕ ꯈꯣꯠꯇꯕ ꯁꯨꯝ ꯇꯧꯋꯦ ꯅꯣꯡꯃꯗꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯈꯥꯏꯅꯈꯤꯕ ꯅꯨꯄꯥꯅꯦꯕ ꯃꯆꯥ ꯑꯃ ꯂꯩꯕ ꯃꯥꯒ ꯂꯩ ꯃꯆꯥꯁꯦ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃꯗꯤ ꯃꯉꯣꯟꯗ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯑꯝꯇ ꯄꯥꯏꯍꯜꯂꯛꯀꯦ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯅ ꯅꯣꯏ ꯃꯃꯥꯅꯦꯅ ꯍꯥꯏꯔꯦ ꯑꯗꯨꯗ ꯃꯥꯅ ꯃꯃꯥꯒ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯃꯃꯥꯒ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯑꯗꯨꯝ ꯍꯥꯏ ꯃꯥ ꯑꯝꯇ ꯄꯥꯏꯍꯜꯂꯛꯀꯦ ꯍꯥꯏꯕ ꯑꯗ ꯃꯥꯁꯦ ꯄꯥꯏꯍꯜꯂꯛꯑꯣꯅ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯗꯩꯗꯤ ꯑꯉꯥꯡꯁꯤꯅ ꯄꯥꯏꯔꯛꯑꯒꯅꯦ ꯁꯨꯃꯥꯏꯅ ꯀꯧꯔꯛꯑꯦ ꯍꯥꯏꯀꯣ ꯃꯃꯥ ꯑꯅ ꯑꯁ ꯍꯦꯛꯇ ꯃꯗꯨ ꯇꯥꯕꯗ ꯃꯥꯁꯦ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯂꯥꯎ ꯂꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯃꯃꯤꯇꯩ ꯃꯄꯤꯁꯦ ꯇꯥꯔꯛꯏ ꯍꯥꯏꯀꯣ ꯃꯥꯁꯦ ꯇꯞ ꯇꯞꯅ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯗ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯥꯏꯕ ꯀꯧꯕ ꯃꯤꯡꯊꯣꯟꯁꯦ ꯐꯪꯉꯔꯣꯏꯗꯕꯅꯤꯀꯣ ꯑꯩꯁꯦꯅ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯏꯃꯥꯅ ꯀꯧꯗꯅ ꯑꯩꯁꯨ ꯁꯤꯈ꯭ꯔꯗꯕꯅꯤꯀꯣꯅ ꯃꯥꯁꯦ ꯂꯩꯔꯝꯃꯕ ꯃꯤ ꯑꯃꯈꯛꯅꯦꯕ ꯑꯗꯨꯗ ꯑꯉꯥꯡꯁꯤꯅ ꯃꯃꯥꯅ ꯀꯧꯔꯛꯄꯁꯤꯗꯗꯤ ꯃꯥꯁꯦ ꯄꯨꯔꯥ ꯃꯥꯏ ꯃꯊꯃꯣꯏꯁꯦ ꯐꯨꯛꯈ꯭ꯔꯦꯕꯀꯣ ꯑꯉꯥꯡꯁꯦ ꯅꯨꯡꯁꯤꯕꯅ ꯃꯥꯁꯦ ꯈꯨꯝꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯏꯒ ꯇꯧꯔꯒ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛꯀꯁꯨ ꯃꯃꯥꯅ ꯑꯃꯨꯛ ꯀꯧꯁꯜꯂꯛꯄ ꯍꯥꯎꯅ ꯃꯥꯁꯦ ꯈꯨꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯅꯨꯡꯁꯤꯃꯟꯗꯅ ꯑꯉꯥꯡꯁꯦ ꯃꯥꯅ ꯅꯨꯡꯁꯤꯕꯗ ꯂꯨꯞꯈ꯭ꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯦ ꯃꯃꯥ ꯅꯪꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯅꯪ ꯂꯥꯛꯑꯣ ꯃꯃꯥ ꯅꯪ ꯂꯥꯛꯑꯣ ꯑꯅ ꯍꯣꯏ ꯑꯩ ꯂꯥꯛꯑꯗꯝꯃꯦꯅ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯂꯩꯔꯛꯎꯀꯣ ꯑꯗꯨꯗꯤ ꯑꯩ ꯑꯆꯥꯄꯣꯠꯁꯨ ꯂꯩꯔꯛꯎ ꯑꯩ ꯐꯨꯔꯤꯠ ꯐꯖꯕꯁꯨ ꯂꯩꯔꯛꯑꯣ ꯃꯃꯥ ꯑꯩ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯦ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯩ ꯃꯥꯅ ꯐꯣꯟꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒ ꯃꯨꯠꯊꯠꯂꯒ ꯃꯥꯁꯨ ꯑꯉꯥꯡꯁꯦ ꯎꯅꯤꯡꯉꯛꯑꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯁꯦ ꯇꯧꯔꯕ ꯑꯉꯥꯡꯁꯦ ꯎꯔꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯅ ꯃꯃꯥꯗꯨ ꯑꯁꯤꯅ ꯇꯧꯁꯦ ꯃꯥꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯊꯣꯛꯈ꯭ꯔꯦꯕ ꯃꯥꯅꯀꯣ ꯑꯗꯩꯗꯤ ꯑꯉꯥꯡꯁꯤꯒ ꯃꯥꯒ ꯑꯗꯨꯝ ꯐꯣꯟ ꯇꯧꯅꯔꯦ ꯅꯨꯄꯥꯁꯤꯒꯤ ꯅꯠꯇꯦꯀꯣ ꯃꯥꯅ ꯇꯧꯔꯤ ꯐꯣꯟꯁꯦ ꯑꯉꯥꯡꯁꯤꯒꯤꯅꯦꯕ ꯑꯗ ꯅꯨꯄꯥꯁꯤꯅꯗꯤ ꯑꯁ ꯃꯥꯅꯁꯨ ꯑꯩꯁꯦ ꯅꯨꯡꯁꯤꯔꯦ ꯈꯣꯠꯂꯦ ꯄꯥꯝꯃꯦ ꯈꯟꯈ꯭ꯔꯦꯕ ꯃꯥꯗꯤ ꯑꯉꯥꯡꯁꯨ ꯋꯥꯔꯤ ꯁꯥꯅꯤꯡꯕꯒꯤ ꯐꯣꯟ ꯇꯧꯔꯒ ꯃꯕꯥꯅꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯅꯤꯗꯅ ꯏꯆꯥꯊꯣꯏꯕ ꯄꯥꯏꯍꯜꯂꯛꯑꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯥꯅ ꯏꯆꯥꯊꯣꯏꯕꯐꯥꯎ ꯀꯧꯈ꯭ꯔꯦꯕ ꯄꯥꯏꯍꯜꯂꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯑꯉꯥꯡꯗꯣ ꯌꯥꯝ ꯎꯅꯤꯡꯉꯤ ꯈꯣꯠꯂꯦꯅ ꯍꯥꯏ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯉꯍꯥꯟꯈꯩꯗꯤ ꯅꯨꯄꯥꯁꯤꯅ ꯎꯅꯁꯦ ꯍꯥꯏꯕꯗ ꯃꯥ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦꯕ ꯑꯗꯩ ꯎꯅꯔꯦ ꯃꯕꯥꯅꯤꯁꯦ ꯎꯅꯕꯁꯤꯗ ꯃꯥꯅ ꯑꯣꯛꯇꯣꯗꯒꯤ ꯃꯥ ꯂꯥꯏꯟꯗ ꯆꯠꯄ ꯀꯨꯝꯃꯛꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯃꯆꯥꯁꯤꯒꯅ ꯅꯨꯄꯥꯁꯤꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯉꯥꯏ ꯂꯩꯔꯝꯃꯦ ꯃꯣꯏꯅ ꯑꯗꯨꯒ ꯃꯥꯅ ꯑꯣꯛꯇꯣꯗꯒꯤ ꯀꯨꯝꯃꯛꯄꯗ ꯅꯣꯏ ꯃꯥ ꯂꯥꯛꯑꯦ ꯇꯨꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯈꯤꯕꯗ ꯑꯉꯥꯡꯁꯤꯅꯅꯦ ꯃꯃꯥꯅ ꯀꯧꯔ ꯆꯦꯟꯁꯤꯜꯂꯛꯄꯁꯦ ꯃꯉꯣꯟꯗ ꯑꯗꯨꯒ ꯀꯣꯟꯕ ꯑꯁ ꯃꯥꯁꯦ ꯁꯥꯊꯤꯅ ꯅꯨꯡꯁꯤ ꯍꯥꯏꯌꯦꯀꯣ ꯏꯆꯥꯅꯒ ꯑꯩꯉꯣꯟꯗ ꯀꯣꯜꯂꯛꯑꯕꯅꯦꯅ ꯑꯗꯩ ꯃꯥꯅ ꯑꯆꯥꯄꯣꯠ ꯄꯣꯔꯛꯄꯒꯁꯦ ꯑꯉꯥꯡꯁꯤꯅ ꯆꯥꯗꯅ ꯑꯩ ꯁꯤ ꯆꯥꯒꯦꯅ ꯇꯧ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯕꯀꯣ ꯃꯥꯅ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠꯀꯁꯦ ꯂꯩꯗꯅ ꯄꯣꯔꯛꯄꯒꯁꯦ ꯇꯧꯗꯅ ꯑꯗꯨꯒ ꯅꯨꯃꯤꯠꯁꯦ ꯃꯣꯏꯁꯦ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅ ꯋꯥꯔꯤ ꯁꯥꯔ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯑꯦ ꯍꯥꯏꯀꯣ ꯃꯥꯒꯤ ꯍꯧꯈꯤꯕ ꯑꯋꯥꯕ ꯀꯩꯁꯦ ꯂꯣꯏ ꯀꯥꯎꯋꯦ ꯍꯥꯏꯀꯣ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯑꯉꯥꯡꯁꯦ ꯑꯩ ꯌꯣꯛꯑꯒꯦ ꯏꯆꯥ ꯁꯛꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯔꯔꯣꯏꯗꯕꯅꯤꯅ ꯃꯥꯅ ꯈꯟꯈ꯭ꯔꯦꯕ ꯑꯗꯩ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥꯟꯅꯔꯛꯄꯗ ꯅꯨꯄꯥꯁꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯆꯪꯉꯤꯉꯩ ꯑꯗꯩ ꯊꯕꯛ ꯍꯦꯛ ꯇꯧꯔꯤꯉꯩ ꯏꯔꯨꯖꯔꯨꯕ ꯐꯤ ꯁꯨꯔꯨꯕ ꯑꯗ ꯐꯣꯟ ꯄꯥꯏꯍꯧꯗꯕꯁꯦ ꯅꯨꯄꯥꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯍꯧꯔꯛꯑꯦꯕ ꯀꯥꯝꯕ ꯋꯥꯉꯥꯡꯁꯦ ꯊꯤꯅ ꯉꯥꯡꯕꯁꯦ ꯍꯧꯔꯛꯑꯦꯕ ꯀꯩꯅꯣꯅꯦꯅ ꯃꯥꯁꯦ ꯈꯟꯕ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯑꯗꯨꯝꯕ ꯋꯥꯍꯩꯁꯦ ꯁꯨꯡꯇꯥ ꯇꯥꯔꯛꯇꯕꯅꯤꯅ ꯑꯗ ꯃꯥꯁꯦ ꯈꯔ ꯁꯥꯎꯒꯟꯕ ꯑꯣꯏꯕꯖꯥꯠꯅꯤꯅꯦꯅ ꯃꯥꯁꯦ ꯈꯜꯂꯒ ꯈꯨꯝꯗꯦ ꯍꯥꯏ ꯃꯥꯁꯦꯀꯣ ꯃꯥꯁꯦ ꯑꯗꯨꯝ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯔꯛꯇꯕ ꯈꯣꯠꯇꯕ ꯑꯃꯁꯦ ꯁꯨꯝ ꯃꯔꯩ ꯍꯧꯔꯛꯄ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯄ ꯁꯨꯝ ꯇꯧꯕ ꯑꯗꯩ ꯈꯔꯗꯤ ꯃꯥꯁꯦ ꯁꯥꯎꯒꯟꯗꯣꯔꯤ ꯀꯥꯏꯅ ꯁꯨꯝ ꯈꯟꯕ ꯑꯗꯨꯒ ꯃꯥꯅ ꯑꯉꯥꯡꯒꯤ ꯑꯗꯨꯒ ꯈꯔꯅꯤꯒꯁꯦ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯇꯧꯔꯛꯇꯦ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯅ ꯑꯣꯏꯅ ꯇꯧꯋꯦꯕ ꯐꯣꯟꯁꯦ ꯃꯥꯗꯤ ꯑꯉꯥꯡꯗꯣ ꯅꯨꯡꯁꯤꯕꯅꯤꯅꯀꯣ ꯑꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎꯅꯁꯤ ꯍꯥꯏꯕ ꯑꯗ ꯃꯥꯅ ꯍꯥꯏꯅ ꯑꯉꯥꯡ ꯄꯣꯔꯛꯎ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯄꯣꯔꯛꯑꯣꯏ ꯍꯥꯏꯕ ꯑꯗ ꯄꯣꯔꯛꯑꯣꯏꯅ ꯍꯥꯏꯕꯁꯤꯗ ꯑꯩꯁꯨ ꯌꯨꯝ ꯀꯥꯏꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯄꯣꯊꯥꯕ ꯄꯥꯝꯃꯦ ꯍꯥꯏꯕ ꯃꯥꯅ ꯑꯗꯨꯒꯨꯝꯕꯒꯤ ꯂꯤꯆꯠꯇꯨꯗꯤ ꯑꯩꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯆꯠꯁꯤ ꯑꯗꯨ ꯍꯥꯏꯔꯛꯀꯅꯨ ꯑꯩꯉꯣꯟꯗꯅ ꯍꯥꯏꯕꯒꯤ ꯃꯕꯥꯅꯤꯁꯦ ꯈꯠꯅꯕ ꯑꯗꯨꯒꯤ ꯐꯣꯟꯁꯦ ꯇꯧꯅꯗꯕ ꯑꯗꯩ ꯃꯥꯅ ꯑꯉꯥꯡꯗꯨꯒꯤ ꯈꯜꯂꯒ ꯑꯉꯥꯡꯁꯦ ꯎꯅꯤꯡꯃꯜꯂꯛꯇꯅ ꯐꯣꯟꯁꯦ ꯇꯧꯕ ꯑꯗꯨꯗ ꯃꯥꯅ ꯅꯨꯄꯥꯁꯤꯅꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯃꯥꯅ ꯄꯥꯝꯖꯔꯦ ꯐꯣꯟ ꯇꯧꯔꯛꯑꯦꯒ ꯈꯟꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯗꯩꯗꯤ ꯈꯜꯂꯒ ꯅꯨꯄꯥꯁꯤꯅ ꯆꯦꯟꯁꯦꯅ ꯇꯛꯑꯦ ꯃꯥꯅ ꯌꯥꯗ꯭ꯔꯦ ꯉꯥꯏꯈꯣ ꯑꯩ ꯈꯤꯇꯪ ꯏꯅꯝꯃ ꯏꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯉꯝꯈꯤꯒꯦꯅ ꯃꯥꯅ ꯅꯨꯄꯥꯁꯦ ꯈꯤꯇꯪꯁꯨ ꯀꯣꯏꯅꯔꯒ ꯃꯥꯏ ꯃꯑꯣꯡꯁꯤꯁꯨ ꯈꯤꯇꯪ ꯁꯦꯝꯗꯣꯛꯄ ꯄꯥꯝꯃꯦꯕ ꯑꯗꯩꯗꯤ ꯑꯗꯨ ꯌꯥꯗꯕꯒꯁꯦ ꯃꯆꯤꯟꯒ ꯊꯤꯖꯤꯜꯂꯛꯄꯤ ꯑꯀꯥꯝꯄꯦꯠ ꯉꯥꯡꯁꯤꯜꯂꯛꯄ ꯃꯥꯁꯦ ꯍꯩꯅꯗꯦꯕꯀꯣ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯁꯨꯝꯗꯤ ꯈꯜꯂꯤꯀꯣ ꯃꯥꯁꯦ ꯑꯗꯨꯒ
ꯑꯁꯤ ꯈꯤꯇꯪꯗꯤ ꯌꯦꯡꯗ꯭ꯔꯒꯗꯤ ꯑꯩ ꯑꯉꯥꯡꯁꯤꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯏꯁꯨ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯁꯦꯝꯗꯣꯛꯇ꯭ꯔꯒꯗꯤꯅ ꯈꯟꯕ ꯑꯗꯩ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗꯒꯁꯦ ꯁꯨꯝ ꯍꯥꯏꯍꯟꯅꯤꯡꯗꯕ ꯋꯥ ꯍꯥꯏꯕ ꯑꯗꯩ ꯃꯥꯅ ꯑꯩꯈꯣꯏ ꯏꯅꯝꯃꯩ ꯃꯆꯥ ꯂꯩ ꯏꯕꯨꯡ ꯃꯆꯥ ꯂꯩ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯌꯥꯔꯣꯏ ꯀꯥꯏꯅ ꯁꯨꯝ ꯑꯗꯨꯝꯕꯒꯤ ꯃꯉꯣꯟꯗ ꯋꯥꯕ ꯍꯧꯔꯛꯑꯦꯕ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝꯕ ꯁꯨꯝ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯩ ꯋꯥꯔꯤꯃꯛꯇ ꯁꯥꯔꯁꯨ ꯑꯉꯥꯡꯗꯣ ꯄꯥꯏꯍꯜꯂꯣ ꯍꯥꯏꯔ ꯐꯣꯟ ꯍꯦꯛ ꯃꯨꯠꯊꯠꯈꯤꯕ ꯑꯉꯥꯡꯂꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯏꯗꯤ ꯑꯉꯥꯡꯒꯤꯅꯤꯅꯦ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ ꯅꯠꯇꯦꯅ ꯑꯗꯩ ꯃꯥꯅ ꯍꯦꯛ ꯃꯦꯁꯦꯖꯃꯛꯇ ꯊꯥꯅꯔꯁꯨ ꯑꯀꯥꯏꯕ ꯁꯨꯝ ꯊꯥꯕ ꯍꯧꯔꯛꯄ ꯅꯨꯄꯤꯁꯤꯅꯗꯤ ꯑꯗꯨꯝꯕꯗꯣ ꯌꯥꯅꯤꯡꯗꯕ ꯑꯗꯨꯝꯕꯒꯤ ꯃꯥꯏꯁꯦ ꯃꯔꯩ ꯇꯧꯅꯩꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯅꯨꯄꯤꯁꯤꯅ ꯑꯩ ꯏꯆꯦ ꯍꯣꯏꯗ ꯆꯠꯎꯒꯦꯅ ꯍꯥꯏꯔꯝꯕ ꯑꯗꯩ ꯅꯣꯏ ꯏꯆꯦꯁꯦ ꯀꯩ ꯂꯝꯗꯅꯣꯅ ꯅꯨꯄꯥꯁꯤꯅ ꯍꯪꯉꯛꯑꯦ ꯃꯥꯅ ꯖꯒꯥꯁꯦ ꯍꯥꯏꯈꯤꯕ ꯑꯗꯨꯒꯗꯤ ꯃꯥꯁꯤ ꯂꯥꯛꯑꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣꯅ ꯀꯧꯊꯣꯔꯛꯑꯦꯅꯦ ꯖꯒꯥꯁꯦ ꯈꯪꯗꯣꯛꯈ꯭ꯔꯒ ꯃꯥꯅ ꯑꯁ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯥꯡꯁꯨ ꯑꯣꯏꯔꯦ ꯌꯥꯔꯣꯏ ꯍꯥꯏꯕ ꯉꯥꯛꯇ ꯊꯣꯛꯂꯛꯑꯣꯅ ꯀꯟꯅ ꯍꯥꯏꯔꯦ ꯐꯣꯟꯁꯦ ꯊꯝꯃꯤ ꯑꯃꯨꯛ ꯇꯧꯔꯛꯏ ꯊꯝꯃꯤ ꯑꯃꯨꯛ ꯇꯧꯋꯦꯕ ꯑꯗ ꯃꯥꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯅꯪ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯎꯅꯔꯒꯗꯤ ꯅꯪ ꯆꯠꯈꯣꯀꯣꯅ ꯍꯥꯏꯕ ꯍꯣꯏ ꯆꯠꯀꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯑꯦꯀꯣ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯤꯅ ꯒꯥꯔꯤꯗ ꯇꯣꯡꯈꯠꯂꯛꯑꯣ ꯁꯤꯅꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣꯅ ꯆꯦꯜꯂꯗꯕꯅꯤ ꯒꯥꯔꯤ ꯇꯣꯡꯈꯠꯂꯛꯑꯣ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯩ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯅꯪ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯀꯅꯤꯁꯦ ꯈꯪꯗꯅ ꯅꯪ ꯑꯩ ꯎꯅꯕꯒꯗꯤ ꯆꯠꯈꯣ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯥ ꯑꯩ ꯌꯥꯔꯣꯏ ꯆꯦꯟꯕꯅ ꯍꯥꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩ ꯅꯨꯄꯥ ꯊꯣꯛꯀꯅꯤ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯅꯪ ꯆꯦꯜꯂꯅꯤ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯍꯟꯃꯤꯟꯅꯁꯤ ꯈꯣꯠꯁꯤ ꯑꯉꯥꯡꯁꯦ ꯃꯤꯡꯁꯨ ꯆꯟꯕ ꯉꯝꯗ ꯂꯩꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯔꯛꯈꯤꯕ ꯑꯗ ꯃꯥꯅ ꯅꯨꯄꯥ ꯊꯣꯛꯎ ꯀꯩꯅꯣ ꯅꯆꯥꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯣ ꯅꯪ ꯑꯗꯨꯐꯥꯎ ꯉꯝꯗ꯭ꯔꯣ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯥ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯥꯅ ꯁꯤꯡꯉꯒ ꯂꯩꯈ꯭ꯔꯦꯕ ꯑꯩ ꯅꯨꯄꯥ ꯊꯣꯛꯀꯅꯤ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯩ ꯅꯨꯄꯥ ꯊꯣꯛꯀꯅꯤꯅ ꯅꯝꯗꯅ ꯅꯨꯄꯤꯁꯦ ꯃꯥꯅ ꯌꯥꯗꯗꯅ ꯉꯪꯃꯟꯗꯅ ꯑꯗꯨꯝ ꯅꯨꯃꯤꯠꯁꯦ ꯆꯦꯜꯂꯦꯀோ ꯌꯥꯝ ꯉꯪꯅꯔꯒ ꯆꯦꯜꯂꯤ ꯇꯔꯥꯏꯒ ꯆꯦꯟꯕ ꯅꯠꯇꯦ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯃꯌꯨꯝꯗ ꯌꯧꯔꯦ ꯃꯣꯏꯁꯦ ꯑꯃꯨꯛ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯌꯦꯕ ꯃꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯣꯏ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯊꯥꯍꯧꯔꯦ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯌꯦꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯇꯝꯁꯤꯗꯀꯣ ꯃꯥꯁꯦ ꯀꯔꯤꯝ ꯂꯩꯇꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯉꯦꯀꯣ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕꯅꯤ ꯃꯥ ꯁꯨꯔ ꯆꯥꯕꯅꯦ ꯍꯥꯏꯕꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥ ꯑꯗꯨꯝ ꯑꯉꯥꯡꯗꯣ ꯅꯨꯡꯁꯤꯕꯒꯤ ꯄꯩꯁా ꯄꯥꯏꯕ ꯄꯥꯏꯗꯕ ꯂꯩꯇꯕ ꯃꯥ ꯀꯔꯤꯝ ꯈꯟꯗꯦꯕ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯅꯨꯄꯥꯁꯨ ꯀꯔꯤꯝ ꯂꯩꯇꯦ ꯌꯨꯝ ꯍꯤꯡꯒꯣꯟꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯁꯨꯔ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩꯗꯨꯅꯦ ꯑꯗꯨꯅ ꯃꯥꯗꯤ ꯑꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯀꯔꯤꯝ ꯈꯟꯗꯦꯕ ꯑꯗꯩꯗꯤ ꯅꯨꯡꯗꯥꯡꯁꯦ ꯆꯦꯟꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯁꯦ ꯇꯨꯃꯤꯟꯅꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯉꯪꯉꯦ ꯌꯥꯝ ꯅꯩ ꯌꯥꯝ ꯉꯥꯡꯕ ꯍꯧꯔꯦ ꯅꯨꯃꯤꯠꯁꯤꯗꯩ ꯍꯧꯅ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯔꯤꯅꯣꯅꯦ ꯃꯥꯏꯁꯤꯕꯣꯅ ꯈꯜꯂꯤꯀꯣ ꯃꯥꯁꯦ ꯅꯨꯃꯤꯠꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯍꯔꯥꯎ ꯌꯥꯗꯕ ꯃꯃꯜ ꯂꯩꯍꯜꯂꯦꯅꯦ ꯑꯗꯨ ꯇꯧꯏꯅꯦ ꯃꯥꯒꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯑꯃ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯥꯕ ꯍꯧꯋꯦꯕ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯍꯦꯛ ꯏꯃꯨꯡꯗ ꯈꯣꯡ ꯀꯥꯟꯁꯤꯟꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯍꯤꯡꯁꯤꯗ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯨꯛꯇꯥ ꯇꯥꯕ ꯄꯥꯝꯗꯕ ꯑꯗꯨ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯀꯅꯦꯕꯧ ꯈꯟꯗꯕ ꯃꯥ ꯃꯁꯥꯅꯐꯧ ꯈꯟꯖꯔꯨꯗꯕ ꯑꯗꯨ ꯃꯥꯅ ꯊꯥꯕ ꯍꯧꯋꯦꯕ ꯈꯣꯟꯁꯦ ꯑꯇꯣꯝꯕꯤꯅꯕꯨ ꯑꯅ ꯃꯥꯗꯤ ꯑꯇꯣꯝꯕꯤꯅꯦ ꯍꯥꯏꯕꯁꯦ ꯁꯨꯡꯈꯟ ꯈꯟꯗꯦꯕ ꯑꯗꯨꯗꯤ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯅꯨꯄꯥꯅ ꯑꯇꯣꯝꯕꯤ ꯂꯣꯜꯂꯛꯄꯗ ꯃꯥꯏ ꯊꯃꯣꯏꯁꯤꯗ ꯌꯥꯝ ꯆꯥꯛꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗ ꯂꯩꯕ ꯅꯠꯇꯦꯕ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗꯒꯗꯤ ꯃꯥ ꯄꯨꯟꯁꯤꯗ ꯌꯨꯝ ꯄꯥꯟꯒꯗꯧ ꯅꯨꯄꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯅꯨꯄꯤ ꯃꯥꯁꯨ ꯀꯥꯏꯅꯈ꯭ꯔꯦ ꯑꯩꯁꯨ ꯀꯥꯏꯅꯔꯦ ꯍꯥꯏ ꯄꯥꯟꯖꯔꯛꯄꯅꯦꯕ ꯑꯗꯨꯅ ꯑꯇꯣꯝꯕꯤ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯃꯃꯪꯗ ꯃꯪꯗꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯈꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯍꯥꯏ ꯅꯪ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯤ ꯑꯩꯉꯣꯟꯗ ꯁꯨꯡꯍꯥꯏ ꯍꯥꯏꯒꯅꯨ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯅ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯅ ꯑꯩꯅ ꯂꯥꯛꯑꯒꯗꯤ ꯑꯇꯣꯝꯕꯤ ꯀꯧꯏ ꯑꯩꯗꯤ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯅ ꯅꯪ ꯑꯇꯣꯝꯕꯤꯗꯤ ꯍꯥꯏꯒꯅꯨ ꯑꯅ ꯃꯥꯅ ꯑꯗꯨ ꯋꯥꯍꯩꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯋꯥꯍꯩꯅꯦꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯃꯣꯏꯁꯦ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯦ ꯃꯣꯏ ꯃꯕꯨꯡ ꯍꯣꯏꯅ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯒ ꯃꯣꯏꯅ ꯄꯥꯎ ꯍꯥꯏꯔꯨꯕꯗ ꯉꯁꯤ ꯂꯧꯈꯠꯂꯁꯤ ꯈꯣꯠꯂꯁꯦꯅ ꯂꯥꯏ ꯇꯤꯟꯒꯤ ꯑꯗꯨꯝ ꯇꯧꯔꯒ ꯃꯥꯒꯤ ꯍꯥꯟꯅ ꯄꯨꯔꯛꯄ ꯑꯁꯣꯝꯗꯒꯤ ꯄꯨꯔꯛꯄ ꯑꯎꯟꯄꯣꯠꯁꯦ ꯁꯣꯝꯗ ꯑꯗꯨꯝ ꯄꯣꯔꯛꯑꯦ ꯑꯗꯨ ꯑꯗꯨꯝ ꯄꯣꯔꯛꯑ ꯑꯗꯨꯝ ꯃꯣꯏ ꯂꯩꯇꯕꯅꯤꯅꯀꯣ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯂꯥꯏꯁ꯭ꯔꯝ ꯇꯣꯝꯕꯒ ꯇꯨꯃꯤꯟꯅꯔꯨꯕ ꯐꯃꯨꯡꯁꯤ ꯊꯣꯛꯆꯣꯝ ꯔꯣꯃꯦꯟꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅꯗꯣꯔꯦꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯣꯔꯛꯑꯒ ꯑꯗꯨꯝ ꯃꯣꯏꯅꯤꯁꯨ ꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯗꯩ ꯅꯨꯄꯥꯁꯦ ꯃꯥ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ ꯃꯥꯒꯤ ꯐꯕꯁꯨ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯐꯠꯇꯕ ꯉꯥꯛ ꯃꯥ ꯍꯥꯏꯗꯦꯕ ꯃꯥꯏ ꯃꯊꯧ ꯃꯁꯛ ꯈꯪꯉꯤ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ ꯏꯃꯨꯡꯒꯤ ꯆꯦꯡ ꯆꯥꯛ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯊꯥꯎ ꯇꯦꯟ ꯀꯔꯤꯝ ꯋꯥꯠꯍꯟꯗꯅ ꯊꯝꯃꯦ ꯑꯗꯨꯒꯤꯗꯤ ꯁꯤꯃ ꯂꯩꯇꯦ ꯍꯣꯔꯦꯟ ꯁꯤꯃ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯃꯉꯣꯟꯗ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯂꯨꯗꯕ ꯁꯤ ꯈꯛꯇꯅꯦꯕ ꯋꯥꯔꯤꯁꯦꯀꯣ ꯃꯥꯏ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯁꯨꯝ ꯍꯧꯔꯛꯑꯦꯕ ꯑꯗꯨꯗꯩꯗꯤ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯋꯥꯠꯍꯟꯗꯕ ꯑꯗꯨꯒ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯗꯤ ꯁꯨꯝ ꯊꯤꯕꯁꯦ ꯍꯧꯔꯛꯑꯦꯕꯀꯣ ꯃꯥꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦꯗꯅ ꯎ ꯃꯣꯔꯣꯛꯇꯣ ꯄꯤꯔꯛꯎ ꯍꯥꯏꯕꯁꯦ ꯃꯥꯅ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯈꯥꯕꯩ ꯆꯦꯒꯞ ꯀꯩ ꯀꯟꯅ ꯂꯣꯏꯁꯜ ꯂꯩꯕꯗꯣ ꯑꯗꯨꯗ ꯂꯩꯔꯕꯗꯨꯕꯨ ꯑꯗꯨꯝ ꯂꯧꯔꯒ ꯆꯥꯔꯣ ꯀꯩꯅꯣ ꯍꯥꯏꯔꯨꯕꯁꯦ ꯑꯗꯨꯝ ꯂꯧꯔꯣ ꯑꯗ ꯂꯩꯔꯤꯗꯨꯕꯨ ꯑꯩ ꯁꯤ ꯑꯃꯇ ꯂꯣꯏꯁꯜꯂꯛꯈꯤꯒꯦ ꯍꯥꯏꯔꯨꯕꯁꯦ
ꯉꯥꯡꯉꯛꯄ ꯃꯆꯤꯟ ꯃꯈꯥ ꯊꯤꯕ ꯀꯥꯝꯄꯦꯁꯦ ꯉꯥꯡꯉꯛꯄ ꯃꯣꯏꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯅꯤꯅ ꯀꯥ ꯊꯪꯅ ꯂꯩꯔꯤꯅꯦꯕ ꯃꯤꯁꯦ ꯑꯗ ꯃꯣꯏ ꯃꯅꯦꯝ ꯃꯀꯨ ꯍꯣꯏꯁꯨ ꯊꯪꯅꯅ ꯑꯗꯨꯝ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯩꯗꯤ ꯉꯥꯡꯉꯛꯄ ꯃꯣꯏꯁꯦ ꯑꯗꯨꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯇꯣꯉꯥꯟ ꯆꯥꯅꯔꯦꯕ ꯉꯥꯡꯉꯛꯄ ꯍꯧꯔꯛꯑꯦꯕ ꯌꯥꯝ ꯊꯤꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯈꯛ ꯑꯗꯨꯝ ꯂꯧꯔꯣ ꯀꯩꯅꯣꯗ ꯂꯩꯔꯕꯗꯨꯕꯨ ꯍꯥꯏꯔꯨꯕꯒꯤ ꯑꯗꯩꯗꯤ ꯌꯥꯝ ꯃꯥꯅ ꯍꯩꯅꯗꯕ ꯋꯥꯉꯥꯡ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯉꯥꯡꯒꯟꯕꯗꯣꯀꯣ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯃꯤꯅ ꯉꯥꯡꯒꯟꯕꯗꯣ ꯎ ꯃꯣꯔꯣꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯗꯝꯃꯤ ꯑꯗꯨꯁꯨ ꯀꯦꯖꯤ ꯑꯃꯅ ꯁꯤ ꯈꯛꯇꯪ ꯀꯣꯟꯅꯔꯣꯏ ꯀꯦꯖꯤ ꯑꯃꯅ ꯒꯥꯏꯅꯒ ꯌꯥꯝ ꯍꯩꯅꯗꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯅ ꯆꯥꯔꯤꯕ ꯏꯟꯖꯥꯡꯁꯦ ꯊꯣꯛ ꯀꯣꯞꯊꯣꯛꯄ ꯄꯨꯈꯝꯒꯁꯦ ꯊꯣꯛ ꯀꯣꯞꯊꯣꯛꯄ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛ ꯅꯩꯔꯝꯃꯒꯅꯦ ꯍꯧꯒꯠꯈꯤꯕ ꯃꯈꯨꯠ ꯁꯨꯃꯥꯏ ꯍꯥꯝꯃꯒ ꯀꯩꯅꯣ ꯁꯤꯗꯤꯅ ꯃꯥꯁꯦ ꯈꯜꯂꯦ ꯑꯗꯨꯒ ꯃꯈꯥꯁꯦ ꯊꯤꯔꯒ ꯑꯇꯣꯝꯕꯤꯒꯤ ꯑꯗꯨꯝ ꯍꯧꯔꯛꯏꯅꯦ ꯑꯇꯣꯝꯕꯤꯒꯤ ꯑꯗꯨꯝ ꯁꯨꯝ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ ꯑꯇꯣꯝꯕꯤꯗꯤ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣꯅ ꯁꯨꯝ ꯃꯕꯥꯏꯅꯁꯦ ꯑꯗꯨꯝꯕꯗꯩ ꯈꯔ ꯍꯧꯔꯦ ꯃꯥꯁꯤ ꯈꯤꯇꯪꯒ ꯈꯨꯝꯃꯨꯕꯁꯦ ꯄꯥꯛꯀ ꯊꯥꯖꯤꯜꯂꯛꯄꯀꯣ ꯑꯗꯩ ꯃꯥꯁꯦ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯑꯗꯩꯗꯤ ꯅꯣꯡꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯩꯅꯣꯁꯦ ꯆꯥꯛ ꯆꯥꯔꯤꯉꯩꯁꯦ ꯅꯨꯄꯥꯁꯦ ꯇꯤꯜꯍꯧ ꯈꯔ ꯁꯣꯏꯔ ꯈꯣꯠꯂ ꯃꯆꯤꯗ ꯍꯥꯞꯄꯦꯕ ꯃꯥꯅ ꯑꯗꯨ ꯍꯥꯞꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯥꯞꯍꯧꯗꯦꯅ ꯍꯦꯛꯇ ꯆꯥꯛ ꯆꯥꯔꯤꯕ ꯃꯈꯨꯠꯁꯤꯅꯅꯦ ꯊꯥꯖꯤꯜꯂꯛꯑꯦ ꯍꯥꯏꯕ ꯃꯉꯣꯟꯗ ꯍꯥꯞꯄꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣꯅ ꯑꯗꯨꯒꯨꯝꯕꯁꯦ ꯁꯨꯝ ꯇꯧꯔꯦ ꯑꯗꯩ ꯅꯣꯡꯃꯅ ꯌꯦꯟ ꯊꯣꯡꯉꯦ ꯍꯥꯏ ꯑꯗ ꯃꯥꯁꯦ ꯃꯆꯨꯁꯦ ꯌꯦꯟ ꯊꯣꯡꯕꯁꯤꯗ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯃꯆꯨꯗꯣ ꯑꯗꯨ ꯈꯔ ꯉꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯤ ꯆꯥꯛ ꯆꯥꯕꯗ ꯑꯗꯨꯃꯥꯏꯅ ꯁꯧꯁꯦ ꯂꯥꯡꯒꯜꯂꯤ ꯈꯪꯕꯩ ꯃꯥꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯍꯥꯏꯍꯧ ꯌꯥꯏ ꯏꯟꯖꯥꯡꯁꯦ ꯍꯥꯞꯄꯤꯉꯩꯗ ꯑꯁꯤꯗꯤ ꯃꯣꯔꯣꯛ ꯃꯆꯨꯁꯦ ꯖꯣꯔ ꯂꯥꯎ ꯇꯥꯁꯟꯈꯤꯗꯅ ꯈꯔ ꯌꯥꯝꯈ꯭ꯔꯦ ꯉꯥꯛꯁꯪ ꯉꯥꯡꯉꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒꯗꯤ ꯆꯥꯛ ꯆꯥꯕꯁꯦ ꯍꯦꯛ ꯍꯧꯔꯛꯄꯗ ꯁꯤ ꯏꯟꯖꯥꯡꯁꯤꯗꯤ ꯅꯣꯏ ꯅꯃꯥ ꯅꯄꯥꯗ ꯄꯤꯖꯧ ꯑꯗꯨ ꯑꯗꯥ ꯅꯌꯨꯝꯗꯩ ꯇꯥꯛꯂꯛꯇ꯭ꯔꯥ ꯑꯗꯨ ꯑꯗꯥꯅ ꯍꯥꯏꯔꯒ ꯑꯇꯣꯝꯕꯤꯅꯤ ꯌꯨꯝ ꯄꯥꯟ ꯆꯟꯅꯗꯗꯅ ꯍꯜꯂꯛꯄ ꯃꯤꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ ꯑꯅ ꯍꯥꯏꯔꯒ ꯊꯣꯛ ꯂꯥꯎ ꯊꯣꯛꯑꯒ ꯍꯩꯗꯣꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯨꯁꯨ ꯑꯗꯣ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯌꯥꯝ ꯊꯤꯅ ꯑꯗꯨꯝ ꯃꯆꯤꯟ ꯃꯈꯥꯁꯦ ꯊꯤꯔ ꯑꯗꯨꯝ ꯉꯥꯡꯕ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯌꯨ ꯊꯛꯇ꯭ꯔꯤꯉꯩꯗꯤ ꯀꯔꯤꯝ ꯇꯧꯗꯦꯀꯣ ꯃꯥꯏ ꯃꯊꯧ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯒ ꯌꯨ ꯍꯦꯛ ꯊꯛꯈ꯭ꯔꯒꯗꯤꯅꯦ ꯀꯔꯤ ꯉꯥꯡꯒꯅꯤ ꯀꯔꯤ ꯁꯛꯀꯅꯤ ꯑꯩꯅ ꯁꯤ ꯉꯥꯡꯉꯤꯁꯦ ꯃꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯈꯟꯗꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯦ ꯅꯣꯡꯃꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡ ꯄꯥꯟ ꯏꯔꯣꯟꯕ ꯑꯗ ꯃꯥꯅ ꯊꯥꯡꯖꯤꯡꯁꯦ ꯂꯣꯏ ꯍꯥꯞꯅꯩꯗꯅ ꯄꯥꯟ ꯏꯔꯣꯟꯕꯗ ꯑꯗ ꯅꯨꯄꯥꯁꯤꯗꯤ ꯃꯥ ꯍꯪꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯍꯥꯞꯄꯨꯔꯕ ꯑꯗꯨꯒꯤ ꯍꯦꯛꯇ ꯅꯨꯄꯥꯁꯤꯅ ꯊꯥꯡꯖꯤꯡ ꯍꯥꯞꯆꯤꯜꯂꯝꯕ ꯄꯥꯟ ꯏꯔꯣꯟꯕꯗ ꯊꯥꯡꯖꯤꯡ ꯍꯥꯞꯆꯤꯜꯂꯝꯕꯅ ꯊꯥꯡꯖꯤꯡꯁꯦ ꯈꯜꯂꯒ ꯄꯠ ꯂꯩꯕꯥꯛꯁꯦ ꯂꯪꯉꯦ ꯑꯗꯩ ꯃꯥꯅ ꯅꯪ ꯍꯩꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯄꯨꯈꯝ ꯑꯁꯤꯗꯨꯗ ꯍꯥꯞꯄꯨ ꯀꯩꯅꯣꯅ ꯍꯥꯏꯔꯨꯕꯗ ꯅꯪ ꯅꯊꯧ ꯀꯩ ꯂꯩ ꯅ ꯍꯥꯏꯔꯒ ꯇꯣꯛ ꯎꯞꯊꯣꯛꯑ ꯍꯥꯏꯗꯣꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯗꯨ ꯍꯥꯏꯗꯣꯛꯑꯒ ꯎꯞꯊꯣꯛꯑ ꯇꯣꯛꯄ ꯅꯠꯇꯦꯀꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕ ꯃꯌꯥꯝ ꯍꯥꯏꯔꯤꯅꯦꯕ ꯑꯃꯨꯛ ꯑꯗꯨꯝ ꯉꯥꯡ ꯂꯩꯔꯤꯅꯦꯕ ꯑꯊꯦꯡꯕꯐꯥꯎꯗꯀꯣ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯈꯤꯇꯪ ꯈꯨꯝꯃꯨꯔꯒꯅ ꯐꯨꯕ ꯑꯗꯨꯝ ꯈꯔ ꯐꯨꯕꯁꯨ ꯑꯗꯨꯝ ꯍꯧꯔꯦꯕ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯅꯥꯟꯅꯗꯤ ꯐꯨꯗ꯭ꯔꯁꯨ ꯑꯗꯩ ꯑꯃꯨꯛ ꯅꯣꯡꯃꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯃꯨꯛꯁꯣꯔꯤꯁꯦ ꯀꯥꯡꯁꯣꯏ ꯊꯣꯡꯕꯖꯥꯠꯅꯦ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯌꯦꯜꯂꯛꯄ ꯑꯗ ꯃꯥꯏ ꯅꯨꯄꯥꯗꯨꯗꯤ ꯊꯥꯎ ꯅꯨꯡ ꯉꯧꯗꯕ ꯏꯟꯁꯥꯡꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯃꯥꯅ ꯊꯥꯎ ꯉꯧꯗꯕꯅꯤꯅ ꯀꯩꯁꯨ ꯆꯥꯅꯤꯡꯉꯣꯏꯗꯅ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯈꯛ ꯈꯥꯛ ꯆꯥꯅꯤꯗ ꯈꯔ ꯌꯥꯝꯗꯕꯤꯗ ꯏꯟꯖꯥꯡꯁꯦ ꯑꯗꯨꯒꯗꯤ ꯁꯤꯕꯨ ꯑꯩꯒꯤ ꯏꯟꯖꯥꯡ ꯁꯤꯕꯨ ꯅꯄꯨꯔꯣꯏꯕꯝꯒꯤ ꯏꯟꯖꯥꯡ ꯁꯨꯃꯥꯏꯅ ꯈꯥꯛꯄ꯭ꯔꯥ ꯑꯅ ꯍꯥꯏꯔꯒ ꯁꯤꯗꯤ ꯂꯦꯇꯤꯟꯗ ꯍꯩꯗꯣꯛꯎꯒꯦ ꯍꯥꯏꯔꯒ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯏꯟꯖꯥꯡꯁꯦ ꯇꯦꯡꯀꯣꯠꯇꯨꯒ ꯀꯩ ꯀꯨꯃꯨꯠꯇ ꯍꯩꯗꯣꯛꯑꯝꯃꯦ ꯍꯥꯏꯕ ꯄꯨꯟꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯁꯦ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯈꯠꯅꯕꯁꯦ ꯑꯗꯨꯝ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯊꯤꯕ ꯃꯥꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯉꯥꯡꯁꯦ ꯑꯗꯨꯝ ꯍꯧꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯥꯁꯦ ꯅꯥꯔꯦ ꯅꯨꯄꯤꯁꯦ ꯃꯥꯏ ꯅꯨꯡ ꯂꯩꯔꯝꯃꯦꯕ ꯃꯕꯨꯛꯁꯦ ナꯔꯦꯕ ꯃꯥꯁꯦ ꯊꯤꯟꯕ ꯂꯦꯡꯕ ꯇꯧꯗꯅ ꯅꯥꯔꯦ ꯑꯗꯨꯒꯤ ꯅꯥꯕꯁꯤꯗ ꯃꯥꯁꯦ ꯗꯥꯛꯇꯔꯗ ꯆꯠꯂꯦ ꯑꯗꯨꯁꯨ ꯁꯔꯀꯥꯔꯒꯤ ꯗꯥꯛꯇꯔꯗꯅꯤ ꯆꯠꯂꯤꯁꯦꯀꯣ ꯄꯩꯁꯥ ꯌꯥꯝ ꯆꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯀꯤ ꯍꯣꯜ ꯇꯧꯔꯒ ꯍꯨꯠꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯔꯦ ꯀꯥꯞꯄꯒ ꯊꯨꯒꯥꯏꯕꯅ ꯅꯨꯡꯁꯦ 3ꯂꯛ ꯊꯨꯒꯥꯏꯖꯥꯠ ꯄꯨꯟꯁꯤꯜꯂ 8,000 ꯈꯛ ꯆꯪꯉꯦ ꯍꯥꯏꯌꯦꯕ ꯃꯗꯨꯗꯒꯤ ꯍꯦꯛꯇ ꯅꯨꯄꯥꯁꯤꯅ ꯌꯨꯝꯇꯥꯛ ꯀꯩꯇꯥꯛꯑꯦ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯌꯨꯝꯇꯥꯛ ꯀꯩꯇꯥꯛꯑꯦꯅ ꯉꯥꯡꯕ ꯍꯧꯔꯖꯥꯠꯅꯤꯗ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯩ ꯃꯈꯥ ꯇꯥꯕ ꯏꯆꯥ ꯄꯥꯝꯃꯦ ꯑꯗꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩ ꯂꯨꯍꯣꯡꯅꯤ ꯂꯩꯁꯥꯕꯤ ꯂꯧꯅꯤ ꯍꯥꯏꯖꯥꯠ ꯅꯪꯒ ꯑꯩꯒ ꯑꯩ ꯏꯆꯥ ꯃꯈꯥ ꯇꯥꯔꯔꯣꯏ ꯍꯥꯏꯕꯁꯤꯅ ꯑꯗꯨꯝ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯏꯆꯥ ꯄꯣꯛꯇꯦ ꯍꯥꯏꯕꯁꯦ ꯆꯍꯤ 9 ꯌꯨꯝ ꯄꯥꯜꯂꯝꯕꯗ ꯏꯆꯥ ꯄꯣꯛꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯂꯩꯔꯤꯕ ꯏꯆꯥꯁꯤ ꯏꯆꯥ ꯁꯛꯅ ꯁꯦꯝꯃꯁꯤꯅ ꯌꯥꯔꯦꯅ ꯏꯕꯥꯅꯤꯁꯤ ꯌꯨꯝ ꯄꯥꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯉꯥꯡꯁꯤꯒꯤꯗꯃꯛ ꯅꯪ ꯁꯨꯃꯥꯏꯃꯛ ꯇꯧꯅꯦꯗꯤ ꯊꯥꯖꯗꯦ ꯑꯩꯒ ꯄꯥꯟꯕꯗꯗꯤ ꯑꯗꯨꯝ ꯑꯩꯗꯤ ꯄꯣꯛꯇꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯥꯟꯅ ꯃꯆꯥ ꯄꯣꯛꯂꯛꯇ꯭ꯔꯁꯨ ꯑꯅꯤꯁꯨꯕ ꯄꯥꯝꯕꯗ ꯄꯣꯛꯄꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯑꯩꯗꯤ ꯏꯆꯥ ꯃꯈꯥ ꯇꯥꯕ ꯄꯥꯝꯃꯦ ꯍꯥꯏꯕꯖꯥꯠꯅꯤꯗ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯦꯕꯀꯣ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ
ꯅꯨꯄꯥꯁꯤꯅ ꯃꯣꯏꯒꯤ ꯊꯥꯡꯁꯦ ꯊꯧꯗꯕ ꯊꯥꯡ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯁꯨꯝ ꯃꯌꯥꯝ ꯊꯕꯛ ꯁꯨꯔ ꯈꯣꯠꯂ ꯑꯗꯨꯝ ꯍꯨꯟꯗꯣꯛꯑ ꯊꯝꯕꯗꯣ ꯀꯣꯂꯤꯡꯒ ꯀꯥꯔ ꯅꯣꯡ ꯃꯔꯛꯇ ꯃꯥꯅ ꯁꯦꯝꯃꯒꯅꯦ ꯃꯤꯉꯣꯟꯗ ꯁꯦꯝꯃꯨꯕ ꯊꯥꯡ ꯁꯦꯝꯐꯝꯗ ꯊꯧꯍꯜꯂꯦꯗꯅ ꯑꯗꯨꯒ ꯁꯨꯝ ꯄꯣꯔꯛꯄ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯌꯦ ꯄꯣꯔꯛꯑꯒ ꯁꯤꯁꯦ ꯅꯪ ꯍꯥꯠꯅꯕ ꯊꯥꯡꯅꯤꯀꯣ ꯑꯩꯅ ꯁꯦꯝꯃꯨꯔꯤꯁꯦ ꯅꯪ ꯍꯥꯠꯅꯕ ꯊꯥꯡꯅꯤꯀꯣꯅ ꯁꯨꯝ ꯍꯥꯏꯕ ꯌꯨꯗ ꯉꯥꯎꯔꯀꯥꯟꯗ ꯊꯥꯡꯗ꯭ꯔꯒ ꯄꯥꯏꯔ ꯅꯥꯜꯂꯒ ꯑꯗꯩ ꯃꯊꯪ ꯊꯥꯡ ꯑꯃꯨꯛ ꯁꯦꯝꯕ ꯑꯗꯨꯁꯨ ꯍꯜꯂꯛꯑ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯕ ꯊꯥꯡ 3-4 ꯁꯨꯔꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯤꯁꯦꯀꯣ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ ꯁꯤ ꯊꯥꯡꯈꯩꯁꯦ ꯅꯪ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯀꯔꯝꯕꯅ ꯅꯪ ꯍꯥꯠꯄꯤꯌꯨꯒꯦ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣꯒ ꯍꯥꯏꯕ ꯑꯗꯩ ꯅꯣꯡꯃꯝꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔꯤ ꯈꯤꯇꯪ ꯆꯥꯎꯈꯠꯄꯗꯣ ꯑꯗꯨꯅ ꯈꯠꯅꯕꯗ ꯁꯤꯗꯒ ꯅꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯃꯥꯅ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯒꯅꯨ ꯐꯠꯇꯦ ꯊꯥꯡꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯀꯥꯏꯅꯀꯣ ꯅꯪ ꯍꯥꯠꯇꯣꯛꯄꯤꯔꯨꯔꯥ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯅꯣꯡꯃꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯂꯥꯏ ꯅꯨꯡꯁꯤꯠꯁꯨ ꯀꯥꯡꯉꯦ ꯍꯥꯏꯌꯦꯕ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯌꯥꯝ ꯇꯣꯏꯅꯗꯤ ꯍꯧꯗꯕ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯒꯤ ꯇꯦꯟꯁꯟ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯍꯧꯔꯛꯄ ꯑꯗꯣ ꯀꯨꯏꯅ ꯍꯧꯗ꯭ꯔꯕꯅꯦ ꯍꯥꯏꯌꯦꯕ ꯂꯩꯁꯥꯔꯤꯉꯩꯗ ꯍꯧꯕꯗꯒꯤ ꯌꯨꯝ ꯄꯥꯟꯕꯗꯩ ꯁꯨꯡꯍꯧ ꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯁꯨꯡꯍꯧ ꯍꯧꯗ꯭ꯔꯦ ꯃꯥ ꯉꯥꯡꯈꯩ ꯃꯥꯏ ꯅꯨꯄꯥꯗꯨꯒ ꯃꯥꯒ ꯀꯥꯏꯅꯔꯛꯄꯒꯤ ꯇꯦꯟꯁꯟ ꯂꯩꯔꯤ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯃꯥ ꯀꯩꯁꯨ ꯍꯧꯗꯦꯕ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯗꯤ ꯍꯦꯛꯇ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯐꯨꯕꯖꯥꯠꯅꯤꯗ ꯐꯨꯕꯁꯤꯗ ꯃꯆꯤꯟ ꯃꯈꯥ ꯊꯤꯔ ꯐꯨꯕ ꯃꯥꯁꯨ ꯈꯔ ꯈꯨꯝꯃꯦꯀꯣ ꯑꯇꯣꯝꯕꯤ ꯑꯗꯨ ꯑꯗꯥꯅ ꯑꯇꯣꯝꯕꯤꯅꯕꯨ ꯑꯩ ꯏꯆꯥ ꯌꯣꯛꯀꯅꯦ ꯀꯥꯏꯅ ꯂꯥꯛꯏꯌꯦ ꯆꯍꯤ 2 ꯊꯥꯕꯤꯒꯦ ꯅꯪꯅ ꯂꯩꯒꯦ ꯂꯩꯔꯕ ꯆꯍꯤ 2 ꯊꯥꯕꯤꯒꯦ ꯑꯇꯣꯝꯕꯤꯅꯕꯨ ꯀꯥꯏꯗꯩ ꯃꯆꯥ ꯅꯨꯡꯁꯤꯗꯣꯏꯅꯣ ꯀꯥꯏꯅꯒ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗ ꯃꯉꯣꯟꯗ ꯊꯃꯣꯏꯁꯦ ꯁꯣꯛꯈꯤꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤ ꯃꯥꯅꯒꯁꯨ ꯈꯔ ꯈꯨꯝꯃꯦ ꯑꯗꯨ ꯅꯨꯄꯥꯁꯤꯅ ꯈꯔ ꯐꯨ ꯈꯣꯠ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯃꯥꯏ ꯂꯥꯏ ꯅꯨꯡꯁꯤꯠ ꯀꯥꯡꯉꯛꯇꯅ ꯄꯥꯗꯅ ꯍꯦꯛꯇ ꯃꯌꯥꯝ ꯆꯪꯗꯅ ꯔꯤꯂꯤꯐ ꯀꯦꯝꯒ ꯌꯣꯝꯁꯤꯟꯅꯗꯅ ꯃꯥꯏꯕꯒ ꯀꯧꯔꯒ ꯂꯥꯛꯅꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯗꯩꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ ꯃꯕꯥꯅꯤꯒꯤ ꯌꯨꯝꯕꯥꯟꯁꯦ ꯃꯥꯁꯨ ꯌꯥꯒꯗ꯭ꯔꯥ ꯈꯥꯡꯕ ꯊꯛꯇ ꯆꯥꯗ꯭ꯔꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯌꯥꯝ ꯐꯠꯇꯕꯗꯤ ꯅꯠꯇꯦꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯊꯛ ꯈꯔ ꯆꯥꯈ꯭ꯔꯒ ꯀꯩ ꯉꯥꯡꯅꯤ ꯀꯩ ꯁꯛꯅꯤ ꯃꯤꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯪꯗꯕ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒꯗꯤ ꯃꯥꯅ ꯉꯔꯥꯡ ꯀꯩ ꯉꯥꯡꯈꯤ ꯀꯩꯝ ꯈꯪꯗꯕ ꯃꯥꯏ ꯃꯊꯧꯁꯤ ꯁꯨꯐꯝ ꯊꯣꯛꯄꯗꯤ ꯁꯨꯕ ꯇꯧꯕꯇꯕꯨ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏ ꯋꯥꯉꯥꯡꯁꯤꯅꯀꯣ ꯁꯨꯃꯥꯏꯅ ꯑꯗꯩ ꯃꯥ ꯊꯥꯡꯒ ꯁꯨꯝ ꯐꯦꯡꯒꯠꯂꯛꯇꯅ ꯅꯪ ꯍꯥꯠꯇꯣꯛꯑꯗꯕꯅꯤ ꯑꯄꯥꯝꯕ ꯈꯜꯂꯣ ꯅꯪ ꯍꯥꯠꯅꯕ ꯊꯥꯡꯅꯤ ꯀꯥꯏꯅ ꯁꯨꯝ ꯇꯧ ꯃꯥꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯑꯇꯣꯝꯕꯤꯅ ꯑꯗꯩ ꯑꯉꯥꯡꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯇꯅ ꯈꯣꯠꯇꯅ ꯑꯗꯩ ꯃꯥꯅ ꯁ꯭ꯀꯨꯜ ꯊꯤꯟꯗꯅ ꯂꯧꯗꯅ ꯑꯗꯩ ꯃꯄꯥꯁꯤꯅꯁꯨ ꯃꯥꯅ ꯊꯕꯛ ꯆꯠꯇ꯭ꯔꯗꯤ ꯂꯧꯏ ꯃꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯃꯥꯅ ꯂꯧꯏ ꯇꯧꯗꯅ ꯍꯣꯠꯅꯗꯅ ꯂꯥꯏꯔꯤꯛꯀ ꯇꯥꯛꯇꯅ ꯇꯧꯕꯁꯦ ꯁꯨꯝ ꯐꯣꯟ ꯄꯥꯏꯔꯒ ꯁꯨꯝ ꯂꯩꯒꯦ ꯈꯣꯠꯀꯦꯅ ꯁꯨꯝ ꯂꯥꯏꯔꯤꯛ ꯄꯥꯎ ꯌꯥꯗꯕꯒꯤ ꯃꯥꯅ ꯈꯔ ꯉꯥꯡꯕ ꯈꯤꯇꯪꯒ ꯐꯨꯔꯨꯕꯁꯦ ꯑꯉꯥꯡꯁꯤꯁꯨ ꯃꯄꯥꯅ ꯉꯥꯡꯉꯤꯕ ꯑꯗꯨꯃꯥꯏꯅ ꯃꯄꯥꯅ ꯉꯥꯡꯉꯕꯅꯤꯅ ꯃꯇꯧ ꯇꯝꯃꯛꯄ ꯃꯆꯤꯟ ꯊꯤꯔꯒ ꯃꯃꯥꯁꯦ ꯈꯨꯝꯃꯛꯄ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯩꯅꯗꯤ ꯆꯥꯅꯤ ꯈꯜꯂꯒ ꯌꯣꯛꯆꯒꯦꯅ ꯂꯥꯛꯏꯁꯦ ꯍꯥꯏꯗꯅ ꯃꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯣꯏꯁꯦ ꯅꯩꯅꯔꯦꯀꯣ ꯑꯗꯩꯗꯤ ꯅꯣꯡꯃꯁꯨ ꯃꯥꯁꯦ ꯅꯥꯕꯖꯥꯠꯅꯤꯗ ꯃꯥꯅ ꯈꯤꯇꯪ ꯉꯟꯅ ꯍꯜꯂꯛꯎꯕ ꯑꯩ ꯆꯥꯛ ꯊꯣꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯍꯥꯏꯕꯁꯤꯗ ꯍꯜꯂꯛꯇꯦ ꯊꯦꯡꯅ ꯍꯜꯂꯛꯑꯦ ꯍꯥꯏ ꯊꯦꯡꯅ ꯍꯜꯂꯛꯑꯕ ꯑꯗꯨꯒꯗꯤ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯆꯥꯛ ꯆꯥꯔ ꯍꯤꯗꯥꯛ ꯆꯥꯒꯗꯣꯏꯕ ꯑꯗꯨꯒꯗꯤ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯅꯪ ꯆꯥꯛꯆꯥ ꯊꯣꯡꯉꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯇꯨꯝꯃꯒꯦꯀꯣꯅ ꯃꯥꯁꯦ ꯇꯨꯝꯃꯦ ꯑꯗꯨꯒ ꯆꯒꯠ ꯑꯍꯤꯡꯁꯤꯗ ꯆꯥꯛ ꯊꯣꯡꯗꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯦ ꯆꯥꯛ ꯄꯤꯖꯗꯕ ꯅꯪꯅ ꯄꯨꯊꯣꯛꯀꯦꯅ ꯆꯥꯎꯔꯗꯤ ꯆꯥꯛ ꯉꯝꯗꯅ ꯎꯞꯄꯒ ꯑꯣꯏꯔꯁꯨ ꯁꯟ ꯁꯥꯔꯒ ꯑꯣꯏꯔꯁꯨ ꯊꯣꯡꯉ ꯄꯤꯖꯅꯤꯅꯦ ꯅꯆꯥ ꯅꯠꯇꯕꯅꯤꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯦꯅꯦ ꯀꯥꯏꯅ ꯇꯧꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯦ ꯀꯩꯗꯧꯔꯦ ꯅꯣꯡꯃꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯌꯨꯛꯁꯤꯗ ꯃꯥꯁꯦ ꯑꯃꯨꯛ ꯊꯕꯛ ꯆꯠꯂꯅꯨ ꯑꯩ ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯖꯥꯠꯅꯦꯕ ꯅꯨꯄꯥꯗꯨꯅ ꯅꯪ ꯅꯥꯕꯗꯤ ꯑꯔꯥꯏꯕꯅꯤ ꯑꯩꯗꯤ ꯁꯦꯟ ꯇꯥꯟꯗꯕ ꯌꯥꯗꯦ ꯁꯦꯟ ꯇꯥꯟꯕꯅꯦꯅ ꯂꯨꯏꯌꯦꯅ ꯆꯠꯈꯤ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗ ꯈꯛꯇꯩ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥꯁꯦꯀꯣ ꯑꯗꯩ ꯃꯥꯁꯦ ꯃꯆꯦ ꯍꯣꯏꯗ ꯃꯥꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯗꯥꯛꯇꯔ ꯆꯧꯁꯤ ꯈꯣꯠꯁꯤꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯗꯅ ꯗꯥꯛꯇꯔ ꯆꯠꯄꯅꯦꯅ ꯃꯥꯁꯦ ꯆꯠꯂꯦ ꯃꯆꯦ ꯍꯣꯏꯗ ꯆꯪꯉꯦ ꯃꯥꯁꯦ ꯅꯣꯡꯇ ꯍꯥꯏꯗꯣꯛꯇꯦꯀꯣ ꯏꯀꯥꯏꯗꯅ ꯃꯥꯅ ꯉꯥꯡꯕ ꯆꯩꯕ ꯊꯥꯕ ꯈꯣꯠ ꯃꯌꯥꯝꯁꯦ ꯅꯨꯃꯤꯠꯁꯤꯗꯤ ꯃꯥꯁꯦ ꯀꯞꯄꯦ ꯃꯆꯦ ꯍꯣꯏꯗ ꯑꯩꯁꯦ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯑꯩ ꯌꯨꯝ ꯄꯥꯟꯖꯔꯝꯗꯕꯅ ꯐꯩ ꯑꯩ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯑꯩ ꯍꯧꯖꯤꯛ 2ꯔꯛ ꯁꯨꯖꯜꯂꯛꯑꯃꯤꯅ ꯏꯄꯥꯝꯗ ꯍꯟꯕꯁꯨ ꯏꯀꯥꯏ ꯑꯩ ꯀꯔꯤ ꯂꯥꯏꯕꯛꯅꯣꯅ ꯌꯥꯝ ꯀꯞꯄꯦ ꯑꯗꯩꯗꯤ ꯑꯗꯩ ꯃꯆꯦꯁꯤꯅ ꯅꯪ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯣ ꯁꯤꯗ ꯑꯅ ꯍꯥꯏꯔꯕ ꯑꯗꯣ ꯅꯨꯡꯗꯥꯡꯗ ꯅꯨꯄꯥꯁꯤꯗ ꯅꯣꯡ ꯅꯤꯅꯤ ꯃꯥ ꯁꯤꯗ ꯂꯩꯍꯟꯒꯦ ꯄꯣꯊꯥꯍꯟꯒꯦꯅ ꯐꯣꯟ ꯇꯧꯕꯁꯤꯗ ꯌꯥꯔꯣꯏ ꯀꯥꯏꯗꯩ ꯋꯥꯅꯣ ꯑꯗꯨ ꯂꯥꯛꯍꯜꯂꯣꯏ ꯆꯤꯡꯕ ꯑꯗꯨ ꯍꯥꯏꯔꯛꯄꯖꯥꯠ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯇꯧꯕꯁꯤꯗ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯅꯨꯡꯗꯥꯡꯗ ꯂꯧ ꯂꯥꯛꯑꯦ ꯍꯥꯏꯀꯣ ꯈꯔ ꯈꯠꯅꯔꯦ ꯉꯥꯡꯅꯔꯦ ꯃꯆꯦꯁꯤꯒ ꯑꯗꯩꯗꯤ ꯉꯥꯡꯅꯔꯦ ꯈꯠꯅꯔꯦ ꯈꯔ ꯑꯗꯨꯒ ꯃꯥ ꯆꯠꯂꯔꯣꯏꯅ ꯍꯥꯏꯕꯁꯤꯗ ꯉꯥꯡꯅꯔꯦ ꯑꯗꯩꯗꯤ ꯌꯦꯟ ꯈꯔ ꯂꯣꯏꯍꯟꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯒꯤ ꯌꯦꯅꯥꯎꯁꯦ 4 ꯁꯤꯕ ꯑꯗꯨꯁꯨ ꯃꯆꯦꯁꯤꯗ ꯃꯥꯅ ꯍꯥꯏꯔꯕ ꯌꯦꯟ ꯂꯣꯏꯔꯦ ꯌꯦꯟ ꯁꯤꯍꯜꯂꯤ ꯌꯦꯅꯥꯎ 4 ꯁꯤꯍꯜꯂꯤ ꯃꯉꯣꯟꯗꯒꯤ ꯌꯦꯟ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ ꯃꯥꯗꯤ ꯀꯩꯁꯨ ꯃꯃꯜ ꯂꯩꯇ꯭ꯔꯕ ꯅꯨꯄꯤꯅꯤ ꯍꯥꯏꯔꯛꯄꯖꯥꯠꯅꯤꯗ ꯑꯗꯨꯗꯤ ꯃꯆꯦꯁꯤꯅ ꯃꯔꯩꯁꯦ ꯈꯔ ꯌꯦꯠꯅꯔꯛꯄꯁꯤꯗ ꯃꯥꯅ ꯉꯥꯡꯉꯛꯏꯕ ꯊꯥꯔꯛꯏꯕ ꯈꯣꯟ
ꯃꯆꯦꯁꯤꯅ ꯑꯣ ꯑꯗꯨꯗꯤ ꯏꯅꯥꯎꯄꯤꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯖꯥꯅꯤꯅꯦ ꯑꯩꯉꯣꯟꯗꯐꯥꯎꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯉꯝꯃꯦ ꯑꯩ ꯏꯃꯥꯡꯗꯐꯥꯎꯗ ꯌꯦꯅꯥꯎꯈꯩꯁꯤꯅ ꯍꯦꯟꯅ ꯃꯃꯜ ꯂꯩ ꯃꯥꯗꯤ ꯀꯩꯁꯨ ꯃꯃꯜ ꯂꯩꯇ꯭ꯔꯕ ꯅꯨꯄꯤꯅꯦꯅ ꯑꯗꯨꯗꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯗ ꯊꯥꯔꯝꯗꯣꯏ ꯈꯣꯟ ꯃꯌꯥꯝꯁꯦꯅ ꯃꯆꯦꯅ ꯈꯜꯂꯦꯕ ꯅꯪ ꯄꯨꯈ꯭ꯔꯅꯨ ꯑꯩ ꯏꯅꯥꯎꯅꯨꯄꯤꯁꯦ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣꯅ ꯈꯔ ꯉꯥꯡꯅꯔꯦ ꯑꯗꯨꯒ ꯀꯣꯟꯗꯪꯗꯗꯤ ꯊꯦꯡꯉꯛꯑꯀꯥꯟꯗ ꯑꯩ ꯏꯆꯦ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯀꯞꯄꯒ ꯅꯪ ꯑꯩꯕꯨ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯑꯗꯨ ꯇꯧꯕ ꯅꯪ ꯅꯨꯄꯤ ꯂꯩꯅ ꯑꯩ ꯂꯥꯛꯄ꯭ꯔꯥ ꯏꯆꯥ ꯌꯣꯛꯃꯤꯟꯅꯁꯦ ꯂꯥꯛꯏ ꯅꯠꯇ꯭ꯔꯥ ꯑꯩ ꯏꯃꯨꯡꯗꯨꯗ ꯀꯔꯤ ꯀꯥꯏ ꯀꯩ ꯂꯥꯜꯂꯤ ꯅꯪꯒꯤ ꯁꯦꯕꯥ ꯀꯔꯤ ꯀꯥꯏ ꯑꯩ ꯑꯗꯨꯛ ꯐꯖꯅ ꯍꯣꯠꯅꯗꯅ ꯇꯧꯃꯤꯟꯅꯩ ꯅꯠꯇ꯭ꯔꯒ ꯑꯗꯨꯒ ꯅꯪꯅ ꯀꯞꯄꯦ ꯃꯥꯁꯨꯀꯣ ꯑꯗ ꯑꯩ ꯍꯥꯏꯔꯔꯣꯏ ꯑꯩ ꯃꯇꯨꯡ ꯍꯥꯏꯔꯔꯣꯏ ꯑꯗꯨ ꯇꯧꯔꯔꯣꯏ ꯑꯗꯥ ꯇꯧꯔꯔꯣꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏ ꯑꯅꯤꯁꯦ ꯍꯟꯃꯤꯟꯅꯔꯦꯀꯣ ꯑꯗꯨꯒꯗꯤ ꯃꯌꯨꯝꯗ ꯑꯍꯤꯡꯗ ꯅꯩꯔꯕ ꯅꯪꯅ ꯅꯆꯦꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯑꯗꯨ ꯇꯧꯕ ꯅꯆꯦ ꯍꯣꯏ ꯃꯌꯨꯝꯗ ꯅꯆꯦꯅ ꯑꯗꯨ ꯑꯩꯗꯨ ꯍꯥꯏꯔꯛꯄꯅ ꯑꯃꯨꯛ ꯈꯠꯅꯔꯦ ꯑꯍꯤꯡꯁꯤꯗ ꯑꯃꯨꯛ ꯉꯥꯡꯉꯦꯀꯣ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒ ꯅꯨꯡꯗꯥꯡꯗ ꯃꯆꯦꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄꯖꯥꯠꯅꯤ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕꯅꯤꯅ ꯈꯠꯅꯕ꯭ꯔꯥ ꯆꯩꯅꯕ꯭ꯔꯥ ꯅꯪ ꯅꯁꯥꯅ ꯀꯃꯥꯏꯅ ꯇꯧꯔꯤꯑꯅ ꯑꯗ ꯃꯣꯏ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕꯩ ꯃꯥꯏ ꯍꯩꯖꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯁꯦꯝꯕꯩ ꯂꯩꯕ ꯃꯅꯥꯛꯁꯤꯗ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯃꯅꯥꯛꯇꯨꯗ ꯐꯝꯕꯖꯥꯠꯅꯦꯕ ꯐꯣꯟ ꯁꯨꯝ ꯌꯦꯡꯉ ꯈꯣꯠꯂ ꯐꯝ ꯂꯩꯕ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕꯤꯗꯣ ꯑꯗꯨꯒꯗꯤ ꯐꯣꯟꯁꯦ ꯂꯥꯛꯄ ꯃꯆꯦꯒꯤ ꯑꯗ ꯅꯨꯄꯥꯁꯤꯅ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯂꯪꯉ ꯄꯤꯔꯛꯄ ꯑꯗ ꯅꯨꯄꯤꯁꯤꯅ ꯁꯥꯎꯅꯤꯡꯉꯒꯅꯤꯀꯣ ꯃꯆꯦꯅ ꯐꯣꯟ ꯇꯧꯔꯛꯑꯦꯅ ꯅꯤ ꯂꯪꯉꯛꯏꯁꯦ ꯅꯨꯄꯤꯁꯤꯅ ꯏꯔꯦꯟꯅ ꯑꯗꯨꯝ ꯄꯤꯔꯛꯄ ꯌꯥꯕꯁꯤꯕꯣ ꯈꯛ ꯍꯥꯏꯔꯨꯕ ꯊꯥꯡꯁꯤꯅ ꯑꯣꯏꯅ ꯂꯪꯉꯛꯎꯔꯅ ꯊꯥꯡꯁꯦ ꯏꯟꯖꯥꯡ ꯁꯦꯝꯕ ꯊꯥꯡꯁꯦ ꯇꯥꯞ ꯄꯥꯏꯈꯠꯂ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯍꯥꯏꯌꯦꯕ ꯂꯪꯗꯣꯏꯒꯤ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯤꯗꯅ ꯍꯟꯗꯣꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯃꯕꯥꯅꯤꯁꯦ ꯉꯪꯅꯕ ꯅꯩꯅꯕꯁꯦ ꯂꯦꯞꯇ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯡꯗꯥꯡꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕꯖꯥꯠꯅꯤ ꯌꯨ ꯈꯔ ꯉꯥꯎꯔ ꯍꯜꯂꯛꯑꯒ ꯅꯥꯕꯗ ꯄꯩꯁꯥ ꯇꯨꯝꯃꯦ ꯑꯗꯨ ꯇꯧꯔꯦꯅ ꯗꯥꯛꯇꯔ ꯑꯃꯨꯛ ꯆꯠꯎꯒꯦꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯕꯖꯥꯠꯅꯤ ꯑꯃꯨꯛꯀꯣ ꯑꯗ ꯃꯥꯅ ꯍꯥꯏꯕꯖꯥꯠꯅꯦꯕ ꯃꯥ ꯅꯣꯡꯇ ꯉꯥꯡꯈꯩꯗꯤ ꯄꯟꯗꯕ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯅ ꯍꯥꯏꯔꯕ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯗꯤ ꯑꯩ ꯂꯥꯏꯌꯦꯡꯕꯗ ꯃꯥꯅ ꯁꯨꯕ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯂꯨꯄꯥ ꯑꯃ ꯂꯦꯝꯗꯦ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯤ ꯆꯍꯤ 6-7 ꯒꯨꯍꯥꯇꯤꯗꯐꯥꯎ ꯄꯨꯔ ꯌꯦꯡꯉꯤ ꯄꯩꯁꯥ ꯃꯌꯥꯝ ꯂꯣꯏ ꯇꯤꯟꯁꯤꯜꯂꯨꯕꯗ ꯂꯥꯛ 10 ꯑꯣꯏꯔꯝꯒꯅꯤ ꯇꯤꯟꯁꯤꯜꯂꯨꯕꯗ ꯄꯨꯟꯅ ꯑꯗꯣ ꯅꯪꯗꯤ ꯔꯦ ꯀꯥꯞꯄꯩ ꯈꯛ ꯆꯪꯕꯁꯤꯐꯥꯎꯗ ꯅꯪ ꯁꯨꯃꯥꯏꯅ ꯉꯥꯡꯉꯦ ꯍꯥꯏꯔꯨꯕꯖꯥꯠꯅꯤ ꯃꯗꯩꯗꯤ ꯅꯪ ꯍꯥꯟꯅ ꯅꯨꯄꯥ ꯃꯅꯥꯛꯇ ꯆꯠꯂꯣ ꯃꯥꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯅꯨꯄꯥ ꯃꯅꯥꯛꯇ ꯆꯠꯂꯣꯅ ꯑꯃꯨꯛ ꯈꯔ ꯉꯪꯅꯔꯦ ꯃꯕꯥꯅꯤꯁꯤꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯌꯨꯛꯁꯦ ꯃꯥꯁꯦ ꯃꯁꯥꯁꯦ ꯑꯃꯨꯛ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯕ ꯊꯤꯟꯕ ꯂꯦꯡꯕꯗ ꯁꯨꯝ ꯍꯧꯕ ꯑꯗ ꯑꯩ ꯗꯥꯛꯇꯔ ꯆꯠꯎꯒꯦ ꯍꯥꯏꯕꯗ ꯑꯉꯥꯡ ꯄꯨꯑꯣ ꯍꯥꯏꯖꯥꯠꯅꯤ ꯑꯗ ꯏꯁꯥꯁꯦ ꯌꯥꯝ ꯉꯝꯗꯕꯅꯤꯅ ꯂꯥꯞꯄꯅꯤꯅ ꯑꯩ ꯑꯉꯥꯡꯁꯦ ꯄꯨꯔꯔꯣꯏꯒꯦ ꯍꯥꯏꯕꯗ ꯌꯥꯗꯕ ꯑꯗꯩ ꯑꯉꯥꯡꯁꯦ ꯄꯨꯔ ꯆꯠꯂ ꯃꯥ ꯃꯆꯦ ꯍꯣꯏꯗ ꯊꯝꯃꯝꯃꯒ ꯃꯥ ꯗꯥꯛꯇꯔꯁꯦ ꯆꯠꯂꯤ ꯍꯥꯏꯌꯦꯕ ꯑꯗ ꯅꯨꯄꯥꯁꯤꯅ ꯄꯩꯁꯥ 4,000 ꯄꯤꯔꯝꯕꯖꯥꯠꯅꯤ ꯃꯉꯣꯟꯗ ꯑꯗꯩ ꯍꯜꯂꯛꯑꯒ ꯄꯩꯁా ꯂꯣꯏꯁꯜꯂꯝꯃꯅꯤ ꯑꯗꯨꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯑꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯁꯤꯈꯛ ꯆꯪꯉꯤ ꯑꯩ ꯑꯅ ꯑꯔꯦꯝꯕꯁꯦ ꯑꯃꯨꯛ ꯄꯤꯁꯜꯂꯦ ꯍꯥꯏꯀꯣ ꯑꯗꯩ ꯇꯨꯝꯃꯦ ꯈꯣꯠꯂꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯉꯥꯡꯉꯦ ꯍꯥꯏꯔꯦꯀꯣ ꯃꯥꯁꯦ ꯑꯗꯩ ꯃꯥꯁꯦ ꯈꯥꯡꯕ ꯉꯝꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯁꯜꯂꯛꯑꯦ ꯉꯝꯃꯛꯇ꯭ꯔꯦ ꯅꯨꯡꯗꯥꯡꯁꯦ ꯈꯠꯅꯔꯦ ꯃꯕꯥꯅꯤꯁꯦ ꯃꯥꯁꯨ ꯈꯨꯝꯃꯦ ꯈꯠꯅꯔꯦ ꯑꯌꯨꯛꯁꯤꯗ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯑꯌꯨꯛꯁꯤꯁꯨ ꯅꯨꯄꯥꯁꯤꯅ ꯉꯥꯡꯉꯦ ꯑꯗꯩ ꯃꯥꯅ ꯍꯥꯏꯔꯦ ꯑꯩ ꯉꯍꯥꯟꯈꯩꯗꯤ ꯁꯨꯝ ꯈꯥꯡꯉꯝꯕꯅꯦ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯕꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯖꯥꯠ ꯑꯗ ꯃꯥꯅ ꯑꯉꯥꯡꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯦꯕ ꯑꯉꯥꯡꯁꯦ ꯆꯪꯉꯛꯄ ꯍꯣꯔꯦꯟꯗꯩꯗꯤ ꯆꯥꯊꯣꯏꯕ ꯅꯃꯥꯁꯦ ꯆꯠꯈ꯭ꯔꯅꯤ ꯏꯕꯥꯅꯤ ꯈꯛ ꯉꯥꯏꯍꯧꯔꯅꯤ ꯍꯣꯔꯦꯟ ꯌꯦꯟ ꯊꯣꯡꯕ ꯆꯥꯁꯤꯀꯣ ꯍꯥꯏꯕ ꯑꯉꯥꯡꯁꯤꯅꯁꯨ ꯍꯣꯏ ꯄꯄꯥ ꯆꯥꯖꯩꯑꯅ ꯇꯧꯕ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯗꯩ ꯃꯥ ꯃꯆꯦꯁꯦ ꯀꯧꯔꯦ ꯃꯆꯦꯁꯦ ꯂꯥꯛꯑꯦ ꯈꯔ ꯉꯥꯡꯅꯔꯦ ꯁꯛꯅꯔꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯆꯠꯂꯁꯤꯅ ꯊꯣꯛꯂꯛꯄꯁꯤꯗ ꯃꯣꯏꯅ ꯈꯣꯡ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯒꯅꯦ ꯈꯣꯡꯊꯥꯡ 2-3 ꯊꯥꯡꯗ ꯉꯥꯏꯔꯤꯉꯩꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯆꯥꯁꯤꯗ ꯆꯠꯊꯣꯏꯕ ꯂꯥꯛꯑꯣ ꯌꯦꯟ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯒ ꯃꯕꯥꯅꯤꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯒ ꯒꯥꯔꯤ ꯊꯧꯗꯣꯛꯑ ꯆꯠꯈ꯭ꯔꯕ ꯅꯨꯄꯤꯁꯦ ꯂꯣꯏꯔꯦ ꯃꯗ ꯑꯗꯨꯝ ꯃꯥ ꯀꯥꯔꯦꯀꯣ ꯑꯗꯩ ꯃꯥꯁꯦ ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯈꯔꯅꯤ ꯂꯩꯔꯒ ꯅꯨꯄꯥꯗꯨꯅ ꯂꯧ ꯂꯥꯛꯀꯦ ꯈꯣꯠꯀꯦꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯃꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯥ ꯆꯠꯂꯔꯣꯏꯅ ꯃꯥꯁꯦ ꯂꯩꯔꯦ ꯍꯧꯖꯤꯛꯐꯥꯎꯁꯦ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯂꯤꯕ ꯂꯥꯛꯑꯝꯕꯅꯦꯕꯀோ ꯑꯗ ꯃꯥ ꯅꯨꯄꯥꯁꯤꯅꯕꯨꯗꯤ ꯑꯗꯨꯝ ꯍꯟꯖꯟꯅꯁꯤ ꯈꯣꯠꯁꯦꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯖꯥꯠꯅꯤ ꯉꯥꯏꯍꯥꯛꯀꯤꯗꯤ ꯋꯥꯉꯥꯡ ꯊꯤꯔꯒꯁꯨ ꯑꯗꯩꯗ ꯃꯥꯅ ꯑꯩꯕꯨ ꯍꯟꯖꯟꯅꯈꯤꯗ꯭ꯔꯥ ꯁꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯇꯥꯕ ꯍꯩꯕ ꯉꯝꯗꯕ ꯋꯥꯍꯩ ꯃꯌꯥꯝ ꯍꯥꯏꯕ ꯑꯗꯨꯒ ꯑꯍꯥꯟꯕ ꯅꯨꯄꯥꯗꯨꯒ ꯌꯥꯝ ꯈꯦꯠꯅꯕ ꯑꯍꯥꯟꯕ ꯅꯨꯄꯥꯗꯨꯗꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯀꯟꯅ ꯍꯥꯏꯔꯛꯇꯕ ꯈꯨꯕꯥꯛꯅꯐꯥꯎ ꯁꯦꯠ ꯊꯥꯔꯛꯇꯕ ꯈꯠꯅꯕꯁꯤ ꯀꯩꯅꯣꯐꯥꯎ ꯈꯪꯗꯕ ꯃꯥꯅ ꯃꯕꯨꯛ ꯅꯥꯕ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯛꯇꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯄꯥꯜꯂꯨꯔꯤꯁꯤꯅ ꯃꯆꯤꯟ ꯃꯈꯥ ꯊꯤꯕꯤ ꯉꯥꯡꯕꯤ ꯁꯛꯄꯤ ꯂꯥꯎꯕꯤ ꯈꯣꯡꯕꯤ ꯆꯥꯛ ꯍꯩꯗꯣꯛꯄꯤ ꯌꯨ ꯅꯨꯡ ꯊꯛꯆꯜꯂꯒ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯑꯀꯥꯝꯕ ꯄꯦꯠ ꯑꯩꯈꯣꯏꯅ ꯁꯤꯗꯗꯤ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯝꯕ ꯃꯌꯥꯝ ꯊꯥꯡꯕ ꯑꯗꯨꯅ ꯃꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯅ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯈꯤꯔꯦ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠ ꯑꯩ ꯈꯤꯔꯦ ꯑꯣꯛꯑꯦ
aduna amuk panbada loihaugadamniko amuk panbajana soiragadiena ado aije aina Iran suklai hek laitana ai isa yaudabagini ko ai kairakriba yumdo ana magi mapuroiba ahan bagise adum mikop khudingi ma hojikti ningjange bako adum mikop khudingi ma ningjange oh nangi nungsigi miyeng khada aije laijaramadi phagadabani ko yum palam doi sarokpudi nupa haibaje amaga thongna thina khetna khareda ko na mana di somda wahai bo akan bahai biraktaba adai ma bu layeng dana khotana masana tanba paisana honarakpa nong tabong madu pandaba adai bakai hek puthoga layeng ba ma da bu masa po adina mana tawrakriba mayam du yam khetnaba somda palori jiga ko ada somgi ju suba nombadi kanba chana thaknaba nupangi daita di loi lauba tawbada bu magi wangang sangang do mana taba ngamdaba adugi wangang sangang du da bu ngangdradi na mana panam de mazu khangjaba anirak sujala mina ipam da hanba ikai as handak su oyadre hale e hairanena sum hala adi ma oina ran batara ka doini dana ko sum hala ijna di amada su tinayada asimai jo soibala ngani da haibirak to imidana sum maga ju sum na ko adu i maonda nungai tab ada mai nu pa kon baji mana di panam di semdok na bo hotna ba adu semdok pada ya roi habs mana khange ba asagi haina grabani habse adum bawangang sangang athi baje mana sum taraga dum leiba ngamaba nong pado phulo su dum khangdok pa adu ga na ma sum leidoiba ada mana sum ai nupi im thirani na sum tak baje hawala ba paisa bilongni chauna lohongni ai sa pa me makha ta ba atom binabu sahi ani thabi ge kayam kuina bu ngamdoiba gaina sum haiba wahai myam se maonda nungai ta ba mana khwai dai pamja da atom bi haiba mingthon ga je phangjalak pa do adu gi ma je sum nungai ta ba ko adu na ma je nungai te ma thwai ja am soi aina imita isa uram magadi ai pure bije kaina ramoi ko ana nang na ngonda nang yum pan ganu harak podo aina panjaram dragadi nang na ai bu khitang yeng bira amagadi hangbira amagadi maju masa pokja gi janu lai janu nang na yum pan ba yaroi ko khara lega i pesa tali yum masa am saji ko aduga ai laaga leige ko nang ai gi miyeng khada ai nupi oina leigadam ni ko nang na sida leiba yengba ngamaroi na haibado nupi do masa yawr kani ama tawni no ani ke noina ba yengba ngamoi habado ai dum laake ko nang nanakta ai nupi oina nang leigadamena nang na lakpiramadi yum macha amtang sabiramadi nangi nupi oina nangi miyeng khada ani suba yum panba mingthon phangdana ai leijaram gadabani ko na adu aina isa amtang pokpa ngamjaramagadi ai gi yum ban je kaira moidami ko nangi nungsi miyeng khada ai je dum leiba phangjaram gadami ko na mana mathai je saga ngasi bok leba ado mana mayum palam daba oiradi maino paji mana nongmadi phone tawraga ai nang ngai yeng asiju lao ai gi yum masam saru lao ibani leimina je nang na sa ju yawre dana magi ju khonaro do ai buju nang na dum yeng jan biu sidribo ai saga yema o hongba pamde nang gi damak ai hingning nge na mana phone tawba ngam gadaba je mana yum nak sagai olurabani na palurabani na ma ngamdreba aduna magi hanba mapuroi baje ningjangaga manga siju khangi bako nungaitana aduna punsida nupi oibina hanba yum pan baje sina loi hobana khwai dagi pai ani suba yum pan bada ne amu hana nungaira kani habjidi kharagi wani aduna hanba sida dum loi hobana pai ko mana mabungi masa ma yo azu hotna razu taraga mamita masa u hodi haraga ju ko admaina dum magi lenjagi bana phaiba palam dana maji lelam bana phai ko na anirak palore ju thoe hajitiena maonda mingcha thiba ma phangaga oina leidana han baidudi maralam ta yaudana masa yaudabde halai mi khak hainarami hajiti anirak palore adu jung hale haire dana ko aduna maje mathang amuk hanna nupa sembira anu aingonda ai phi nung sara pan thoktan leijarage nupa na hanna yengdana na mana mai mandom jama pi jida haire haiba duna nungaite magi wari ji am thamoi soi sengbagi yam sathina nungaite ko mamita masa udraba nupi amana wabaje kadai ba wai habse aduga chidagi khangba ngamme ba aduga muk magi nupa mapoi ba dugi nungsiba do nungdi nungsiba lepadi ngamdaba nungdi nungsiba nupa ri thokpa ngamdaba ai loroi thiroi karigi ai sam yokani noi khoting jalakanu na mana lepa ngamdaba do nupa thokta do mi am chu macha yok nei ba aduna yam nungaite mana dai lepa ngamamadi ko kayam phani aduga aina sigi thawdok mana ek wadi liram baga ne ayukta liram me nungdinda koigi
mi group laꯛꯑꯦꯕ ꯃꯌꯥꯝ ꯑꯃ ꯀꯣ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯦ ꯆꯍꯤ 10 ꯁꯨꯔꯦ ꯌꯨꯝ ꯄꯥꯟꯕ ꯏꯃꯤꯇꯩ ꯏꯆꯥ ꯎꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯂꯩꯔꯤꯕ ꯁꯪꯒꯥꯏꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯦ ꯃꯣꯏꯅ ꯌꯣꯛꯄ ꯌꯥꯔꯒꯗꯤ ꯑꯝꯇꯪ ꯌꯣꯛꯆꯒꯦꯅ ꯂꯥꯛꯑꯦꯕ ꯁꯤꯗ ꯂꯥꯛꯏꯁꯦ ꯅꯨꯄꯥꯒꯤ ꯃꯃꯥ ꯌꯥꯎꯔꯛꯏꯀꯣ ꯅꯨꯄꯤꯒꯤ ꯃꯃꯥ ꯌꯥꯎꯔꯛꯏ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯄꯥꯗꯨꯒꯤ ꯅꯤꯉꯣꯟ ꯃꯆꯦ ꯃꯆꯟ ꯑꯗꯩ ꯃꯇꯩ ꯃꯧ ꯃꯅꯥꯎ ꯅꯨꯄꯤ ꯃꯧ ꯌꯥꯎꯔꯛꯑꯦꯕ ꯃꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯖꯥꯠꯅꯦꯕ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤꯀꯣ ꯃꯣꯏ ꯂꯥꯛꯏꯗꯣ ꯒꯥꯔꯤ ꯑꯅꯤꯗ ꯁꯪꯒꯥꯏꯗ ꯂꯩꯕ ꯑꯉꯥꯡꯁꯤ ꯑꯝꯇ ꯌꯣꯛꯆꯒꯦ ꯍꯥꯏꯗꯅ ꯀꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯅꯀꯣ ꯊꯥꯒꯠꯂꯦ ꯑꯩꯅ ꯅꯨꯄꯥꯗꯣ ꯁꯪꯒꯥꯏꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯗꯤ ꯌꯥꯔꯣꯏ ꯑꯩ ꯁꯤꯜꯂꯛꯀꯦ ꯑꯗꯣ ꯃꯣꯏꯒꯤ ꯑꯁ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯌꯥꯝ ꯐꯩ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯑꯝꯇ ꯌꯣꯛꯆꯒꯦ ꯂꯥꯛꯏꯁꯦ ꯃꯣꯏꯅꯤꯒꯤ ꯌꯨꯝꯕꯥꯟ ꯀꯥꯏꯍꯟꯗ꯭ꯔꯤꯕ ꯅꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯅꯨꯄꯥ ꯅꯪꯁꯨ ꯅꯨꯄꯥ ꯊꯣꯛꯏ ꯌꯥꯝ ꯐꯩ ꯅꯨꯄꯥꯁꯨ ꯐꯩ ꯏꯃꯨꯡꯁꯨ ꯐꯩ ꯏꯃꯨꯡꯁꯤꯅ ꯏꯟꯁꯤꯜꯂꯛꯑꯕ ꯄ꯭ꯔꯦꯁꯔ ꯄꯤꯁꯜꯂꯛꯑꯕ ꯑꯉꯥꯡ ꯌꯣꯛꯄꯗꯤ ꯌꯥꯔꯣꯏ ꯑꯃ ꯊꯤꯌꯨ ꯍꯥꯏꯔꯗꯤ ꯅꯨꯄꯥꯁꯨ ꯋꯥꯈꯜ ꯍꯣꯡꯉꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯩ ꯀꯅꯥꯒꯨꯝꯕꯗ ꯃꯤꯒꯤ ꯏꯗꯤ ꯌꯣꯛꯑꯣꯏ ꯍꯥꯏꯕ ꯅꯨꯄꯥꯁꯨ ꯑꯃꯨꯛ ꯂꯩꯌꯦꯕ ꯑꯗꯩ ꯁꯥꯒꯩꯅꯁꯨ ꯃꯤꯒꯤ ꯏꯗꯤ ꯑꯩꯈꯣꯏꯗꯤ ꯌꯣꯛꯄ ꯌꯥꯔꯣꯏꯅ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯀꯌꯥ ꯐꯔꯤꯅꯣ ꯃꯣꯏ ꯃꯌꯥꯝ ꯂꯣꯏ ꯅꯤꯉꯣꯟ ꯃꯣꯏꯒꯤ ꯃꯧ ꯃꯁꯦ ꯂꯥꯛꯑꯒ ꯌꯦꯡꯉꯨꯅꯦ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯌꯥꯎꯅ ꯂꯥꯛꯑꯒ ꯑꯩ ꯏꯆꯥ ꯏꯃꯧꯁꯦ ꯀꯥꯏꯍꯟꯅꯍꯟꯅꯤꯡꯗꯦ ꯑꯉꯥꯡ ꯑꯝꯇꯗꯤ ꯁꯤꯟꯕꯤꯌꯣꯅ ꯂꯥꯛꯏꯁꯦ ꯀꯌꯥ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ ꯌꯦꯡꯉꯣꯕ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯌꯥꯝ ꯆꯥꯎꯕ ꯃꯤꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕ ꯋꯥꯔꯤꯁꯦ ꯁꯤꯗ ꯂꯣꯏꯁꯟꯒꯦ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯤꯖꯔꯒꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝꯅ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯐꯤꯗꯕꯦꯛꯀꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝ ꯋꯥꯔꯤꯁꯤꯒꯤ ꯀꯃꯦꯟꯠꯁ ꯑꯃꯃꯝꯇꯪ ꯄꯤꯕꯤꯔꯛꯎ ꯑꯗꯨꯒ ꯋꯥꯔꯤꯁꯤꯗ ꯃꯌꯥꯝꯅ ꯑꯍꯦꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯞꯄꯤꯅꯤꯡꯕ ꯑꯃꯗꯤ ꯑꯍꯦꯟꯕ ꯅꯣꯂꯦꯖ ꯊꯝꯕꯤꯅꯤꯡꯕꯁꯤꯡꯅ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯗꯒꯤ ꯃꯌꯥꯝꯗ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯋꯥꯊꯣꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯀꯔꯇꯦꯜ ꯇꯧꯕ ꯉꯝꯕ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤꯇꯤꯒꯦꯠ ꯇꯧꯕ ꯉꯝꯕ ꯑꯃꯗꯤ ꯀꯃꯥꯏꯅ ꯃꯤꯇꯤꯒꯦꯠ ꯇꯧꯕ ꯌꯥꯕꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯉꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯕ꯭ꯔꯦꯛꯀꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯑꯃꯨꯛ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯊꯝꯃꯤꯟꯅꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯉꯥꯡꯁꯤ ꯏꯕꯥꯅꯤꯒꯤ ꯑꯍꯥꯟꯕ ꯏꯆꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯉꯥꯡꯁꯤꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕ ꯄꯥꯝꯃꯤ ꯐꯤꯕꯝꯁꯤ ꯏꯕꯥꯅꯤꯅ ꯑꯣꯏꯍꯜꯂꯒ ꯃꯔꯥ ꯂꯩꯇꯕ ꯑꯉꯥꯡꯁꯤꯗ ꯇꯥꯏꯅꯕꯗꯤ ꯄꯥꯝꯗꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯥꯡꯍꯟꯈ꯭ꯔꯁꯦ ꯃꯗꯨ ꯍꯥꯏꯅꯕ꯭ꯔꯥ ꯅꯪꯅ ꯐꯤꯕꯝꯁꯤ ꯑꯣꯏꯍꯜꯂꯤꯕ ꯃꯍꯥꯄꯥꯄꯤ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯒꯤ ꯏꯁꯨ ꯑꯄꯪꯕꯤꯁꯦ ꯈꯥꯡꯉꯨꯊꯛꯇ ꯃꯄꯨꯟꯁꯤ ꯂꯣꯡꯈꯤꯕꯅꯦ ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯅꯨꯄꯥꯗꯣ ꯃꯍꯥꯛ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯕꯣꯛ ꯍꯤꯡꯈꯤꯒꯅꯤ ꯃꯍꯥꯛ ꯁꯤꯕꯗꯣ ꯑꯕꯣꯛꯀꯤ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯈꯤꯒꯅꯤꯌꯦ ꯀꯔꯤꯒꯨꯝꯕ ꯁꯅꯥꯊꯣꯏꯁꯤꯅ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯤ ꯀꯌꯥꯕꯨ ꯃꯃꯜ ꯂꯩꯇꯅ ꯁꯅꯄꯣꯠꯀꯨꯝ ꯈꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯒꯗꯤ ꯅꯪ ꯃꯥꯕꯨ ꯀꯪꯈꯠꯇꯨꯅ ꯊꯝꯒꯗ꯭ꯔꯥ ꯀꯩꯗꯧꯅꯤ ꯀꯩꯅꯣꯅꯦꯅ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯂꯣ ꯁꯅꯥꯊꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯅ ꯈꯜꯂꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯇꯨꯗꯤ ꯑꯩꯅ ꯀꯪꯈꯠꯂ ꯊꯝꯒꯗꯕ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯑꯩꯅ ꯅꯨꯄꯤ ꯄꯨꯁꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯈꯪꯉꯒ ꯍꯣꯏ ꯏꯕꯨꯡꯉꯣ ꯀꯀꯥ ꯉꯥꯏꯈꯣ ꯁꯤ ꯄꯥꯏꯈꯣ ꯑꯩ ꯂꯧꯔꯣꯏꯌꯦ ꯏꯕꯨꯡꯉꯣ ꯑꯩ ꯂꯧꯔꯣꯏ ꯀꯀꯥ ꯑꯩ ꯂꯧꯔꯣꯏꯌꯦ ꯁꯤ ꯀꯩꯒꯤꯅꯣ ꯑꯍꯤꯡꯁꯤꯗ ꯃꯐꯝꯁꯤ ꯆꯪꯉꯛꯏꯁꯦ ꯊꯣꯏ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯒꯤꯗꯥꯏꯅꯦ ꯀꯥꯁꯤꯗꯒꯤ ꯌꯥꯝ ꯊꯨꯟꯊꯣꯛꯈ꯭ꯔꯣ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯪꯕꯨ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯒꯅꯤ ꯍꯥꯏꯗꯥꯏꯅꯦ ꯂꯥꯛꯄ ꯆꯠꯈꯣ ꯆꯠꯂꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯇꯩꯃꯅꯦ ꯑꯩꯁꯨ ꯅꯪꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯗ ꯌꯥꯈꯤ ꯑꯗꯨꯕꯨ ꯇꯥꯃꯣꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯅꯤ ꯇꯥꯃꯣꯅ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯒꯗꯕ ꯅꯠꯇꯦ ꯁꯨꯞꯅꯇꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯤꯡꯇꯒꯤꯅꯤ ꯑꯗꯨꯅ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯦ ꯑꯩꯅ ꯐꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯉꯕꯁꯨ
ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯦ mayambu break ki matungda amuka hana taram nokcheri mayamna yengbiribisi akhoi ipo mediana series 9 na mayam gi damakta puthokcheri ba crime diaries chamaga supna ama suba episode ni haibadi episode 101 yorabani mayam bo khoina hana thagacheri loina crime diaries haibasi mayam gi damakta puthokchabani platform asidagi mayam akhoi pakthok chawthok minaraga ahenba subscriber ahenba viewers kayama puthok minaraga hena akhoi manipur sida changchang lauba yamna healthy society ama purakpada mayam support of you hana thamjage break ki mamangda leave hi ba wari mayam du comments mayam sungsoi soina thambira u aduga aikoina matang chaba matamda comments mayam adum pathok charake aduga comments se aikoina mayam mamangda pathokte haidana su tharak liba comments su magun leite haina khanbiganu aikoi adumak pariba ngaktani comments ki khuthangdagi viewers mayam na su hen educate toba amadi hen awareness oiba amadi hen alert oiba kayama khudong chaba phangbana maram oraga khudong chaba si mayam na manghan biganu haina thamjage aduga break ki makha tabasi ojada muka sinajage ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛ ꯃꯇꯨꯡꯁꯤꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯉꯛꯄ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯦ ꯌꯥꯝ ꯊꯦꯡꯅꯔꯤ ꯑꯗꯣ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ ꯉꯥꯛꯇ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯕ꯭ꯔꯦꯛ ꯃꯇꯨꯡꯁꯦ ꯍꯟꯗꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯊꯦꯡꯅꯩꯀꯣ ꯉꯋꯥꯏ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯃꯥꯡ ꯀꯣꯔꯣꯅꯥꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯛꯄꯗ ꯊꯦꯡꯅꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯅꯦ ꯍꯧꯖꯤꯛ ꯊꯣꯛꯏꯁꯤꯡꯁꯤꯒ ꯌꯥꯝ ꯈꯦꯠꯅꯔꯦꯕ ꯉꯋꯥꯏꯅ ꯌꯥꯝ ꯇꯞꯅ ꯏꯪꯅ ꯊꯣꯛꯑꯝꯃꯦ ꯍꯧꯖꯤꯛꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝ ꯑꯣꯏꯔꯦ ꯄꯨꯔꯥ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯀꯦꯔꯦꯛꯇꯔꯁꯦ ꯂꯨꯖ ꯑꯣꯏꯔꯛꯄ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯀꯥꯝꯃꯛꯄꯗꯒꯤꯁꯨ ꯀ꯭ꯔꯥꯏꯝꯁꯦ ꯍꯦꯟꯅ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯏꯁꯥꯒꯤ ꯂꯝꯆꯠꯁꯦ ꯁꯦꯡꯅ ꯐꯖꯅ ꯊꯝꯍꯧꯕ ꯏꯁꯥꯗ ꯀ꯭ꯔꯥꯏꯝ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯔꯛꯑꯦꯀꯣ ꯁꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯗꯤꯜ ꯂꯦꯜꯂꯨꯕꯗ ꯈꯟꯊꯍꯧꯗꯕꯗ ꯁꯨꯝꯕꯗꯒꯤ ꯑꯗꯨꯝ ꯏꯁꯥꯒꯤ ꯏꯃꯨꯡꯗ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯊꯣꯛꯅꯔꯦꯕ ꯏꯁꯥꯗ ꯏꯀꯥꯏꯕ ꯃꯌꯥꯝ ꯅꯪꯅꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯅꯨꯄꯥ ꯑꯃꯈꯛꯀꯣ ꯅꯨꯡꯗꯥꯡ ꯊꯦꯡꯉꯦ ꯃꯥꯁꯦ ꯃꯈꯣꯟꯒꯁꯦ ꯇꯛꯇꯛꯅꯤꯈꯩ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯄꯨꯡ 11:30 ꯑꯗꯨꯋꯥꯏꯗꯅꯦ ꯃꯥꯁꯦ ꯑꯩꯅ ꯃꯥꯁꯦ ꯐꯣꯟꯁꯦ ꯑꯩꯁꯦ ꯊꯦꯡꯉꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯂꯩꯔꯒꯗꯤ ꯃꯥꯒ ꯑꯩꯒ ꯇꯨꯃꯤꯟꯅꯔꯒꯗꯤ ꯐꯣꯟ ꯅꯨꯡ ꯄꯥꯏꯈꯠꯄ ꯋꯥꯔꯤ ꯁꯥꯕꯁꯤ ꯌꯥꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯐꯣꯟꯁꯦ ꯃꯥ ꯂꯩꯔꯒꯗꯤ ꯑꯩ ꯄꯥꯏꯈꯠꯇꯦꯕ ꯑꯝꯇ ꯑꯗꯨꯒ ꯑꯩ ꯉꯥꯏꯍꯥꯛ ꯊꯣꯛꯑ ꯈꯣꯠꯂꯒ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯣꯐꯤꯁ ꯀꯥꯗ ꯆꯪꯉꯒ ꯑꯃ ꯇꯧꯔꯒ ꯑꯩ ꯋꯥꯔꯤ ꯁꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯗꯤ ꯇꯥꯕ ꯈꯣꯠꯄ ꯑꯝꯇ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯉꯥꯡꯉꯦꯕ ꯍꯦꯛꯇꯀꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯗꯨ ꯇꯧꯕ ꯍꯦꯛꯇ ꯉꯥꯡꯉꯛꯑꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯃꯥꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯦ ꯑꯩ ꯄꯥꯏꯗ꯭ꯔꯦ ꯊꯦꯡꯉꯕꯅꯤꯅ ꯑꯗꯩ ꯊꯦꯡꯀꯥꯟꯗ ꯐꯣꯟ ꯄꯥꯏꯈꯠꯄꯁꯦ ꯌꯥꯝ ꯁꯥꯎꯋꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯦ ꯈꯤꯇꯪ ꯊꯣꯛꯑꯒ ꯑꯩꯁꯦ ꯄꯥꯏꯔꯦ ꯃꯥ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯛꯄꯁꯤꯅ ꯃꯁꯤ ꯑꯔꯨꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯅꯦꯅ ꯃꯥꯁꯦ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯁꯦ ꯅꯤꯛꯑꯒ ꯌꯥꯝ ꯇꯦꯟꯁꯟ ꯂꯩꯅꯅꯤꯀꯣ ꯃꯥꯅ ꯐꯣꯟꯁꯤꯗ ꯃꯈꯣꯟꯁꯦ ꯃꯥꯏ ꯃꯈꯣꯟꯁꯦ ꯏꯆꯦ ꯑꯩ ꯅꯨꯄꯤꯗꯣ ꯀꯦꯞ ꯊꯧꯕ ꯅꯨꯄꯥ ꯑꯃꯒ ꯀꯦꯞꯇꯨꯗ ꯂꯩꯃꯤꯟꯅꯔꯝꯕꯁꯦ ꯑꯩ ꯏꯁꯥꯅ ꯏꯃꯤꯠꯃꯛꯅ ꯎꯔꯦ ꯏꯆꯦ ꯍꯧꯖꯤꯛ ꯊꯧꯈꯤꯗ ꯉꯥꯏꯔꯤ ꯏꯆꯦ ꯑꯩ ꯍꯦꯛ ꯃꯣꯏ ꯊꯧꯈꯤꯕꯒꯅꯤ ꯏꯆꯦꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯑꯩ ꯒꯥꯔꯤꯁꯨ ꯂꯩꯇꯦ ꯑꯩ ꯇꯥꯟꯅꯒꯗꯕꯁꯨ ꯏꯆꯦ ꯅꯨꯡꯗꯥꯡꯒ ꯑꯣꯏꯔꯦ ꯏꯆꯦ ꯀꯟꯅ ꯊꯧꯈ꯭ꯔꯦꯅ ꯃꯥꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯍꯥꯏ ꯃꯥꯏ ꯅꯨꯄꯤꯁꯦ ꯃꯣꯏꯁꯦ ꯄꯩꯁꯥꯁꯨ ꯌꯥꯝ ꯄꯨꯊꯩ ꯍꯥꯏꯌꯦꯕ ꯑꯗꯣ ꯄꯩꯁꯥ ꯄꯨꯊꯕꯒꯤ ꯃꯣꯏꯁꯦ ꯃꯌꯨꯝꯗꯁꯨ ꯆꯪꯍꯟꯗ꯭ꯔꯕ ꯃꯣꯏ ꯁꯥꯒꯩ ꯀꯀꯩꯁꯤꯗꯩ ꯃꯌꯥꯝ ꯄꯩꯁꯥꯁꯦ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯄꯨꯕ ꯁꯅꯥ ꯀꯔꯕꯥꯔ ꯇꯧꯕ ꯑꯗꯣ ꯃꯥꯗꯤ ꯑꯍꯥꯟꯕꯗ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯗꯨꯀꯥꯟꯒꯁꯦ ꯆꯥꯎꯅ ꯐꯝꯗꯅ ꯅꯨꯡꯉꯥꯏꯔꯝꯃꯦ ꯍꯥꯏꯕ ꯀꯥꯔ ꯅꯨꯡ ꯑꯇꯥꯡꯕ ꯊꯧꯗꯅ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯁꯅꯥꯏ ꯀꯔꯕꯥꯔ ꯑꯃ ꯇꯧꯔꯨꯕꯗꯒꯤ ꯄꯨꯊꯈꯤꯕ ꯄꯩꯁꯥꯁꯦ ꯂꯣꯏꯅ ꯑꯗꯨꯒ ꯀꯦꯞꯁꯦ ꯋꯥꯏꯔ ꯃꯣꯏ ꯀꯥꯔ ꯅꯨꯡ ꯂꯩꯇ꯭ꯔꯦ ꯀꯦꯞꯁꯦ ꯋꯥꯏꯔ ꯑꯗꯨꯝ ꯆꯠꯂꯕ ꯊꯕꯛꯁꯦ ꯃꯥ ꯁꯅꯥꯏ ꯀꯔꯕꯥꯔꯗ ꯑꯗꯨꯝ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯤꯒꯤ ꯑꯃꯗꯩ ꯂꯥꯛ 10 ꯄꯨꯕꯤ ꯑꯃꯗꯩ 5 ꯄꯨꯕꯤ ꯍꯦꯛꯇ ꯀ꯭ꯔꯣꯔꯃꯨꯛꯁꯨ ꯄꯨꯊꯕꯖꯥꯠꯅꯦꯕ ꯑꯗꯩ ꯃꯣꯏꯒꯤ ꯃꯌꯨꯝꯒꯤꯁꯨ ꯃꯣꯏ ꯍꯤꯡꯒꯣꯜꯁꯤꯁꯨ ꯕꯟꯗꯣꯞ ꯊꯝꯃꯕ ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯄꯩꯁꯥ ꯄꯨꯊꯕꯁꯤꯒꯤ ꯂꯥꯛ 13 ꯑꯗꯩ ꯅꯨꯄꯥꯁꯤꯒꯤ ꯃꯄꯥꯒꯤ ꯄꯦꯟꯁꯟ ꯕꯨꯛꯁꯤꯁꯨ ꯂꯥꯛ 3 ꯕꯟꯗꯣꯞ ꯊꯝꯃꯤꯕ ꯑꯗꯩ ꯃꯣꯏ ꯁꯥꯒꯩꯒꯤ ꯅꯥꯇꯩꯒꯤ ꯃꯌꯥꯝ ꯄꯩꯁꯥꯁꯦ ꯌꯥꯎꯕꯩ ꯁꯥꯒꯩꯁꯤꯗ ꯄꯩꯁꯥ ꯁꯤꯡꯗꯤꯐꯥꯎ ꯆꯪ ꯌꯥꯔꯣꯏꯅ ꯈꯟꯅꯕꯗꯒꯤ ꯃꯣꯏꯁꯦ ꯚꯔꯥꯗ ꯂꯩꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯥꯔ ꯊꯧꯔꯤꯕ ꯅꯨꯄꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯑꯍꯤꯡ ꯂꯦꯛꯄꯁꯨ ꯌꯥꯎꯔꯦ ꯃꯥꯏ ꯀꯥꯔꯁꯤꯗ ꯑꯗꯨꯝ ꯋꯥꯏꯔ ꯆꯠꯃꯤꯟꯅꯕ ꯅꯨꯄꯤꯁꯤꯅ ꯑꯗꯩ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯒ ꯃꯌꯨꯝꯗꯩ ꯂꯥꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯩ ꯃꯣꯏ ꯑꯉꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯏꯟꯕꯤꯗꯅ ꯃꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛꯇꯒ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯇꯅ ꯑꯗꯩ ꯃꯣꯏ ꯑꯅꯥ ꯑꯌꯦꯛꯀ ꯑꯗꯨꯝ ꯃꯥꯅ ꯂꯥꯛꯑ ꯑꯗꯨꯝ ꯄꯨꯈꯠꯇꯅ ꯈꯣꯠꯇꯅ ꯍꯣꯠꯅꯗꯅ ꯆꯦꯟꯗꯅ ꯑꯗꯩ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯁꯨ ꯆꯥꯃꯤꯟꯅꯗꯅ ꯁꯨꯝ ꯂꯩꯔꯦ ꯃꯥꯁꯦ ꯀꯔꯤꯝꯇ ꯍꯦꯛ ꯆꯤꯡꯅꯗꯕ ꯑꯉꯥꯡꯅꯦ ꯄꯥꯈꯪ ꯃꯆꯥꯅꯦꯕ ꯅꯨꯄꯥꯁꯤꯗꯤꯀꯣ ꯀꯩꯝ ꯆꯤꯡꯅꯗꯕ ꯑꯗꯨꯒꯗꯤ ꯍꯟꯗꯛꯁꯤ ꯃꯥꯅ ꯈꯔ ꯆꯤꯡꯅꯩ ꯍꯥꯏ ꯃꯑꯣꯡ ꯃꯇꯧꯁꯤ ꯃꯥꯏ ꯅꯨꯄꯤꯁꯤ ꯃꯥꯒ ꯁꯨꯝ ꯂꯩꯃꯤꯟꯅꯕ ꯈꯣꯠꯄꯁꯤ ꯌꯥꯔꯛꯇꯕ ꯑꯗꯩꯗꯤ ꯃꯕꯥꯅꯤ ꯈꯔ ꯏꯁꯧ ꯂꯥꯡꯅꯕ ꯈꯠꯅꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯣꯏ ꯄꯩꯁꯥꯁꯦ ꯆꯍꯤ ꯑꯃ ꯂꯩꯔ ꯁꯤꯡꯉꯛꯑꯒꯦꯒ ꯍꯥꯏꯕꯤ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯈꯠꯅꯕꯗꯒꯤ ꯀꯧꯅꯗꯕ 6-7 ꯐꯥꯔꯕꯖꯥꯠꯅꯦ ꯑꯗ ꯅꯨꯃꯤꯠꯁꯤ ꯃꯣꯏ ꯑꯉꯥꯡꯁꯤꯒꯤ ꯕꯥꯔꯗꯦ ꯑꯣꯏꯕꯖꯥꯠꯅꯦ ꯑꯗ ꯕꯥꯔꯗꯦꯁꯦ
ꯃꯕꯥꯅꯤꯁꯦ ꯋꯥ ꯉꯥꯡꯅꯗꯦ ꯀꯩꯝ ꯇꯧꯗꯦ ꯕꯥꯔꯗꯦꯁꯦ ꯄꯩꯁꯥ ꯂꯩꯇꯗꯅ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯄꯨꯡ 2 ꯃꯈꯥꯏ ꯑꯗꯨꯋꯥꯏꯗ ꯐꯣꯟ ꯇꯧꯔꯒ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕꯖꯥꯠꯅꯤ ꯑꯗꯩ ꯅꯨꯄꯥꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯥꯛꯑ ꯃꯕꯥꯅꯤꯁꯦ ꯑꯉꯥꯡꯁꯦ ꯖꯨꯕꯧ ꯄꯨꯊꯣꯛꯎꯒꯦꯅ ꯆꯠꯈꯤꯕꯖꯥꯠꯅꯤ ꯅꯨꯡꯗꯥꯡ ꯄꯨꯡ 7ꯃꯨꯛ ꯇꯥꯔꯛꯄꯐꯥꯎ ꯍꯜꯂꯛꯇꯕꯁꯤꯗ ꯃꯥꯅ ꯀꯩꯅꯣꯅꯦꯅ ꯊꯣꯛꯑꯒ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦꯅ ꯒꯦꯠꯇ ꯊꯣꯛꯑ ꯁꯨꯝ ꯈꯔ ꯉꯥꯏꯍꯥꯛ ꯌꯦꯡꯕꯁꯤꯗ ꯈꯤꯇꯪ ꯒꯦꯠꯇꯩ ꯈꯤꯇꯪ ꯆꯠꯂꯝꯃꯣꯏꯁꯦ ꯑꯃꯝꯕ ꯑꯩꯈꯣꯏ ꯃꯤ ꯌꯥꯝ ꯆꯠꯅꯗꯕ ꯂꯩꯔꯛ ꯑꯃ ꯂꯩꯕꯖꯥꯠꯅꯦꯕꯀꯣ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯈꯛꯇꯪ ꯇꯧꯕꯒꯤ ꯑꯗꯣ ꯀꯥꯔ ꯀꯦꯞꯁꯦ ꯈꯥꯝꯕ ꯎꯕ ꯀꯩꯅꯣꯅꯦ ꯑꯁꯤꯗ ꯈꯥꯝꯃꯤꯁꯦꯅ ꯃꯥ ꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯉꯦ ꯀꯩꯅꯣ ꯁꯨꯝ ꯀꯨꯏꯅ ꯁꯨꯝ ꯈꯥꯝ ꯂꯩꯔꯤꯁꯤꯅꯥꯅ ꯃꯣꯏꯅꯦ ꯁꯤꯗ ꯌꯥꯎꯔꯤꯖꯥꯠꯂꯥ ꯌꯥꯎꯗ꯭ꯔꯤꯖꯥ ꯑꯁꯤꯗ ꯈꯥꯝꯕ ꯑꯃ ꯀꯥꯏ ꯆꯠꯈꯤꯖꯥꯠꯅꯣꯅ ꯃꯆꯥꯁꯨ ꯌꯥꯎꯈꯤꯕꯅꯤꯅ ꯃꯥꯅ ꯆꯪꯉ ꯌꯦꯡꯉꯨꯕꯗꯗꯤ ꯑꯩꯈꯣꯏ ꯃꯆꯥꯁꯤꯅ ꯃꯅꯤꯡ ꯁꯤꯠꯇ ꯐꯝꯍꯜꯂꯝꯕ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯁꯤꯠꯁꯤꯗꯅꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯅꯥꯇꯩ ꯆꯥꯗꯕ ꯃꯕꯥꯅꯤꯅ ꯆꯠꯂꯝꯃꯤꯁꯦ ꯑꯗꯨꯒ ꯍꯦꯛꯇ ꯃꯥꯅ ꯀꯩꯅꯣꯅꯦꯅ ꯃꯥꯁꯦ ꯎꯔꯦꯗꯅꯀꯣ ꯑꯃꯝꯕꯁꯦ ꯀꯩꯅꯣ ꯃꯕꯥꯅꯤ ꯇꯧꯔꯤꯁꯤꯕꯣꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯃꯥꯒꯤ ꯀꯔꯤꯒꯤ ꯐꯣꯟꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯠꯁꯦ ꯊꯥꯜꯂ ꯌꯦꯡꯕꯖꯥꯠꯅꯦ ꯑꯗꯨꯗꯤ ꯃꯥꯏ ꯃꯃꯤꯠꯃꯛꯅ ꯎꯔꯕ ꯍꯥꯏ ꯅꯨꯄꯤꯁꯤꯅ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯄꯁꯦ ꯅꯨꯄꯥꯁꯤꯒ ꯑꯗꯨꯒ ꯃꯥꯅ ꯊꯣꯡ ꯍꯥꯡꯉꯣ ꯇꯧꯕꯗ ꯊꯣꯡꯁꯤꯁꯨ ꯃꯣꯏꯅ ꯃꯅꯨꯡꯗꯩ ꯂꯣꯛ ꯇꯧꯔꯕꯅꯤꯅ ꯍꯥꯡ ꯌꯥꯗꯕꯗꯩ ꯃꯥꯅ ꯐꯣꯟꯁꯤꯅ ꯍꯦꯛꯇ ꯊꯣꯝꯕꯅꯦ ꯃꯤꯡꯖꯦꯟꯁꯦ ꯊꯨꯒꯥꯏꯗꯣꯏꯒꯤ ꯊꯣꯝꯕ ꯍꯧꯒꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯈꯣꯡꯒ꯭ꯔꯥꯎꯐꯥꯎ ꯐꯖꯅ ꯁꯦꯠꯆꯟꯕ ꯅꯪꯗꯒꯩ ꯊꯧꯔ ꯆꯠꯈ꯭ꯔꯕꯅꯦꯕ ꯑꯗꯩ ꯃꯥꯁꯦ ꯍꯦꯛꯇ ꯃꯁꯥꯁꯦ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯛꯑꯦ ꯑꯗꯩ ꯅꯨꯡꯗꯥꯡꯗꯨꯗꯗꯤ ꯀꯗꯥꯏꯗ ꯊꯤꯔꯨꯅꯤ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯅꯪ ꯅꯣꯡꯉꯥꯟꯕꯐꯥꯎꯗꯗꯤ ꯃꯣꯏꯁꯦ ꯍꯜꯂꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗꯣ ꯃꯄꯥꯝꯗꯒ ꯆꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯄꯥꯝꯗꯁꯨ ꯄꯥꯎ ꯍꯥꯏꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯄꯥꯝꯗꯁꯨ ꯄꯥꯎꯁꯦ ꯍꯥꯏꯔꯕ ꯑꯗꯩ ꯅꯨꯄꯥꯒꯤ ꯃꯌꯨꯝꯒꯤꯗꯤ ꯐꯣꯟꯁꯦ ꯄꯥꯏꯗꯕ ꯃꯃꯥ ꯃꯄꯥꯁꯦ ꯑꯗꯨꯒꯤ ꯃꯣꯏ ꯊꯪꯅꯕꯒꯤ ꯂꯩꯀꯥꯏꯒꯤ ꯑꯃ ꯃꯌꯥꯝꯕꯈꯩ ꯑꯃꯗꯤ ꯅꯨꯄꯥꯁꯦ ꯍꯦꯛ ꯂꯥꯛꯇꯕ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐꯀ ꯂꯩꯕ ꯗ ꯃꯌꯥꯝꯕ ꯊꯣꯛꯄꯗ ꯍꯦꯛ ꯐꯣꯟ ꯇꯧꯈꯤꯕꯩ ꯃꯌꯥꯝꯕ ꯊꯣꯛꯄ ꯑꯃꯒꯤ ꯅꯝꯕꯔꯗꯤ ꯂꯩꯕ ꯑꯗꯁꯨ ꯐꯣꯟ ꯇꯧꯔ ꯃꯥꯅ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒꯗꯤ ꯅꯣꯡꯉꯥꯜꯂ ꯃꯣꯏꯁꯦ ꯉꯟꯇꯥ ꯃꯣꯏ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟꯁꯦ ꯂꯥꯛꯑꯦꯀꯣ ꯑꯩꯈꯣꯏꯗ ꯑꯗꯩ ꯑꯩꯅ ꯃꯤꯁꯤꯃ ꯃꯥꯡꯈꯤꯕꯅꯤꯅ ꯃꯣꯏ ꯃꯄꯥꯝꯅꯁꯨ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ ꯍꯥꯏꯔꯦꯀꯣ ꯃꯄꯥꯝꯗꯁꯨ ꯂꯥꯛꯇꯦ ꯍꯥꯏꯔꯦ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ ꯍꯥꯏꯔꯦ ꯑꯗꯨꯗꯩꯗꯤ ꯆꯠꯂꯣ ꯅꯣꯏ ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯍꯧꯔꯨꯆꯣ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯍꯥꯟꯅ ꯃꯤꯁꯦ ꯄꯨꯊꯣꯛꯄ ꯃꯊꯧ ꯇꯥꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕ ꯑꯗꯣ ꯃꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯄꯨꯊꯣꯛꯇ꯭ꯔꯤ ꯃꯣꯏ ꯐꯣꯟꯁꯦ ꯂꯣꯏ ꯑꯣꯐ ꯊꯝꯈ꯭ꯔꯕꯅꯤꯅ ꯄꯨꯂꯤꯁꯅ ꯊꯤ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩ ꯌꯦꯡꯉꯣ ꯀꯌꯥꯗ ꯁꯥꯊꯤꯔꯛꯑꯕ ꯃꯇꯝꯅꯣ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯔꯝꯃꯦ ꯃꯦꯁꯦꯖ ꯐꯥꯔꯦ ꯑꯗꯨ ꯇꯧꯔꯦ ꯔꯦꯀꯣꯔꯗꯤꯡꯗ ꯐꯥꯔꯦ ꯍꯥꯏꯕꯗꯤ ꯊꯦꯡꯅꯩꯀꯣ ꯗꯥꯏꯔꯦꯛꯅ ꯁꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯒ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯂꯤꯉꯩꯗ ꯃꯃꯤꯠꯅꯒ ꯎꯕ ꯍꯥꯏꯕꯁꯤꯗꯤ ꯑꯇꯥꯡꯕꯅꯦꯕ ꯃꯥꯗꯤ ꯑꯗꯨ ꯍꯦꯛ ꯎꯔꯨꯕ ꯅꯨꯃꯤꯠꯇꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯕ ꯃꯥꯁꯦ ꯃꯃꯤꯠꯅ ꯗꯥꯏꯔꯦꯛ ꯎꯔꯨꯔꯕꯅꯤꯅ ꯃꯥꯅ ꯑꯗꯨꯅ ꯃꯆꯥꯁꯨ ꯒꯥꯔꯤꯗꯨꯗ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯝꯁꯜꯂꯛꯑꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯣ ꯃꯥꯅ ꯕꯔꯥꯗ ꯂꯩꯕꯅꯤꯅ ꯄꯩꯁꯥꯗꯣ ꯇꯞ ꯇꯥꯏꯅ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯀꯔꯕꯥꯔ ꯇꯧꯕꯗ ꯄꯨꯊꯔꯒ ꯁꯥꯒꯩ ꯅꯥꯇꯩꯁꯤꯅꯁꯨ ꯌꯥꯗꯗꯅ ꯚꯔꯥꯗ ꯂꯩꯔꯕꯅꯤꯅ ꯁꯥꯒꯩ ꯍꯨꯞꯇꯅ ꯈꯣꯠꯇꯅ ꯍꯦꯛꯇ ꯍꯣꯠꯅꯒꯗꯕꯁꯨ ꯀꯅꯥꯝ ꯆꯣꯡꯊꯣꯛꯄꯤꯅꯤꯡꯉꯥই ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯃꯥꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯅ ꯂꯩꯌꯦꯕ ꯅꯨꯄꯤ ꯃꯄꯥꯝꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯅꯣꯏꯔꯣꯝꯗꯩ ꯊꯣꯛꯄꯅꯤ ꯅꯪ ꯊꯣꯛꯄ ꯊꯤꯌꯨ ꯍꯥꯏ ꯂꯩꯔꯦꯀோ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯄꯨꯂꯤꯁꯇꯕꯨꯗꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠꯇ ꯇꯧꯔꯒ ꯆꯦꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗꯐꯧ ꯃꯥ ꯃꯊꯟꯗꯅꯤꯅ ꯆꯠꯃꯤꯟꯅꯅꯤꯡꯉꯥই ꯃꯤꯐꯧ ꯂꯩꯇꯦꯕ ꯅꯣꯏ ꯅꯆꯥ ꯅꯨꯄꯥ ꯄꯥꯈꯪꯗꯨꯅ ꯑꯩ ꯅꯨꯄꯤ ꯁꯨꯃꯥꯏꯅ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯏꯆꯥꯁꯨ ꯌꯥꯎꯈ꯭ꯔꯤꯃꯦꯕꯧ ꯍꯦꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯕ ꯃꯥꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛꯐꯥꯎ ꯊꯤ ꯈꯪꯗ꯭ꯔꯤꯕ ꯁꯤꯅꯤ ꯊꯣꯛꯏꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯄꯗ ꯃꯥꯅ ꯍꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯃꯥꯅ ꯐꯨꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯃꯥ ꯇꯧꯔꯝꯅꯦꯕ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯣꯏꯈꯤꯕ ꯊꯧꯈꯤꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯍꯦꯛꯇ ꯍꯨꯞꯇꯅ ꯆꯠꯇꯅ ꯊꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗꯒꯤ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯂꯒ ꯏꯃꯤꯠꯃꯛꯅ ꯎꯔꯒ ꯆꯦꯟꯈ꯭ꯔꯕ ꯅꯨꯄꯥꯗꯨꯒ ꯑꯩ ꯅꯨꯄꯤꯁꯤꯗ ꯀꯔꯤꯝ ꯇꯧ ꯉꯝꯗ꯭ꯔꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯏꯁꯥꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏꯗꯕꯅꯦꯕ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥ ꯀꯣꯏꯕꯗ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯆꯦꯟꯈꯤꯕꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏꯗꯕ ꯃꯇꯝ ꯑꯃꯈꯛ ꯑꯣꯏꯈꯠꯂꯛꯑꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯌꯥꯝ ꯂꯨꯔꯦ ꯇꯧꯔꯤꯕ ꯀꯩꯅꯣꯁꯦꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯈꯛꯅꯅꯦ ꯅꯨꯄꯤ ꯑꯃꯈꯛ ꯐꯣꯟ ꯇꯧꯔꯛꯑꯦ ꯃꯥꯁꯦ ꯀꯞꯄ ꯃꯊꯛꯁꯦ ꯌꯥꯝ ꯆꯥꯡꯅ ꯇꯧꯔꯛꯏꯅꯤꯀꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯥꯡꯅ ꯇꯧꯔꯛꯑꯦ ꯃꯥꯁꯦ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩ ꯃꯆꯥ 2 ꯂꯩ ꯅꯨꯄꯥ 2 ꯑꯗꯨꯒ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯦ ꯀꯔꯤꯝꯐꯥꯎ ꯏꯃꯨꯡꯒꯤ ꯀꯩꯒꯤꯁꯦ ꯌꯦꯡꯗꯕ ꯃꯥꯅ ꯂꯣꯏꯅ ꯏꯃꯨꯡꯁꯦ ꯄꯨꯕ ꯀꯔꯕꯥꯔ ꯅꯨꯡꯕꯥꯔ ꯀꯣꯏꯆꯦꯜ ꯆꯦꯜꯂ ꯈꯣꯠꯂꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯐꯣꯟ ꯈꯔ ꯌꯦꯡ ꯒꯦꯝ ꯈꯔ ꯁꯥꯟꯅ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯏ ꯆꯥꯐꯝ ꯊꯣꯛꯄ ꯆꯥ ꯑꯗꯨꯝ ꯂꯩꯕ ꯑꯉꯥꯡꯒꯤ ꯀꯩ ꯂꯩꯕ ꯏꯃꯨꯡꯒꯤ ꯀꯩ ꯇꯥꯟꯅꯕ ꯈꯣꯠꯄ ꯀꯩꯝꯇ ꯃꯥꯏ ꯊꯛꯅꯤꯡꯉꯦ ꯊꯛꯄꯤ ꯐꯨꯜ ꯉꯥꯎꯔ ꯇꯨꯝꯕꯤ
ꯑꯗꯩ ꯊꯛꯑꯦ ꯆꯥꯔꯦ ꯍꯜꯂꯛꯑꯦ ꯈꯔ ꯈꯠꯅꯕ ꯍꯧ ꯄꯣꯠ ꯈꯔ ꯊꯨꯒꯥꯏ ꯇꯧꯔꯒ ꯑꯃꯨꯛ ꯇꯨꯝꯊꯈꯤꯕꯤ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯌꯨꯝꯁꯦ ꯄꯥꯜꯂꯛꯄ ꯆꯍꯤ 12 ꯑꯗꯨꯗ ꯃꯣꯏꯒꯤ ꯑꯗꯥꯏꯗꯒꯤ ꯄꯥꯈꯪ ꯑꯃꯈꯛ ꯀꯩꯅꯣ ꯅꯨꯄꯤ ꯆꯦꯜꯂꯨꯔꯦ ꯑꯗꯨꯒ ꯄꯤꯔꯛꯇꯕ ꯂꯧꯅꯗꯅ ꯂꯩꯕ ꯁꯤꯁꯦ ꯍꯧꯖꯤꯛ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗꯩ ꯆꯍꯤ 10 ꯍꯜꯂꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯃꯁꯤꯗꯤ 마가 롱가네바 아두가 누빠지디 마기 마땡 빵비던 걷비던 마이 아와브지 우바 paisaꯀꯣꯟꯅꯗ꯭ꯔꯦ ꯃꯥ ꯍꯪꯅꯕ ꯑꯗꯩ ꯃꯣꯏ ꯀꯔꯕꯥꯔꯁꯤꯁꯨ ꯄꯨꯜꯂꯦ ꯅꯨꯄꯥꯁꯤꯅ ꯂꯣꯏꯅ ꯄꯣꯠ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯂꯣꯏꯅ ꯆꯠꯃꯤꯟꯅꯔꯦ ꯃꯥꯒ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯒ ꯈꯔ ꯈꯠꯅꯔꯦ ꯅꯨꯄꯥꯁꯦ ꯋꯥꯔꯤ ꯂꯤꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯁ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯈꯣꯠꯂꯨꯅꯨ ꯊꯦꯝꯕꯤꯔꯦ ꯅꯨꯄꯤꯁꯤꯒꯤ ꯇꯦꯟꯁꯟ ꯂꯩꯕ ꯈꯣꯠꯄ ꯂꯣꯏꯅꯃꯛꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯟꯒꯤ ꯊꯨꯝꯒꯤ ꯑꯩ ꯑꯩꯉꯣꯟꯗ 5,000 ꯂꯩꯍꯦ ꯂꯧꯔ ꯁꯤꯖꯤꯟꯅꯧ ꯇꯧꯗꯅ ꯂꯣꯏꯅꯃꯛꯁꯦ ꯑꯋꯥ ꯑꯅꯥꯁꯦ ꯅꯨꯄꯥꯁꯤꯒ ꯄꯨꯔꯛꯑ ꯆꯍꯤ 10 ꯂꯩꯔꯛꯈ꯭ꯔꯦꯕꯀꯣ ꯃꯥꯁꯦ ꯋꯥꯏꯟꯁꯦ ꯂꯣꯏꯅꯔꯦ ꯅꯨꯡꯁꯤꯅꯔꯦ ꯌꯧꯕꯤ ꯊꯥꯛꯇ ꯅꯨꯡꯁꯤꯅꯔꯦ 마제 누빠제 마나 마이 마푸르에다 누가이다바 삐엔다바 punamakse 누빠지다 칸그레바 누빠제 두가 누빠지나주 아이 누피 티로이 kayumba 티라가주 낭게 야바 야오라 티니 낭나 야다디 티로이 낭나 야르디 티니 punsi제 sumai lenminnaji kaina nungsinadana yakta adudi nupasinadi magi awabase loi khangbiba mateng pangbiba asida loina macha nare doctor pukhatminaba doctor leiminaba ko chenminaba aduna mana nupaji pungsum sumat kai nupasida mana pungloi loi gai nungsijara aba ngaura aba matam nupasida sigi matam jida mukai daure haibada nupaji de nupi ma lohongdoigi moje haiba sangreba moi mama pana senba hogre nupaji moida lakhidre mai karbada kaida senba songba yauramba lakhidre phone nung pairaktre block thamma atopa number dai tawroju mane khangbaga kakthale block thamjanga nupisidi maga nongamdoi tabo loina dana wana pura mai nupa dauna loina dana wa puna makhangdana mai nupa ji kainadrije maigi magi da makpo thabam je leibagi mana loi yengbi bai kainadraba mamingi oina masadi yo aga mai nupa ga di leminaba ado mana nusibana punglup lupa aba matamjida nupa janu ji se pon paunadre ma thado chakidawre lohongi dore sida ma je hekta leiba yadadana pon je tawre mana aibo kaisu oidana kaisu laitana mana smain tawbiramba aiga yaba yawdadi yum paloi nangna palo hadi pani yum palaga juna harga loina rakharba punsi sahi 10 mu aduga ma pungnung nungsidana aina punglup lup paba mangonda matam jida mana hoji aigi hakchang bu karimta laitana khallaga aibo su usitana mana mayum pane na ngonda kaim haidana aigi yaba laudana mana lohongne no je hona kiba ai yam sathina chai ngonda dandi yimdi pihanningi sineba ꯑꯗꯩꯗꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯦꯀꯣ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯉꯁꯥꯏ ꯃꯥꯁꯦ ꯈꯥꯏꯅꯔ ꯂꯩꯕ ꯅꯨꯄꯤ ꯑꯣꯏꯌꯨ ꯃꯋꯥ ꯂꯩꯒꯤꯗꯕ ꯑꯣꯏꯌꯨ ꯌꯥꯒꯦꯕ ꯑꯗꯨꯁꯨ ꯅꯠꯇꯕ ꯃꯥꯏ ꯅꯨꯄꯥ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕ ꯃꯥꯏ ꯅꯨꯄꯥꯗꯣ ꯐꯠꯇ꯭ꯔꯒꯅ ꯃꯥ ꯍꯥꯟꯅ ꯈꯥꯏꯅꯔ ꯆꯠꯈ꯭ꯔꯣ ꯈꯥꯏꯅꯔꯀꯥꯟꯗꯁꯨ ꯅꯨꯄꯥꯗꯣ ꯀꯣꯏꯅꯒꯦꯒ ꯀꯣꯏꯅꯔꯣ ꯑꯗꯨ ꯃꯥꯏ ꯅꯨꯄꯥꯗꯣ ꯂꯩꯃꯤꯟꯅꯅ ꯀꯣꯏꯅꯔꯦ ꯑꯗꯨꯒ ꯃꯤ ꯂꯨꯍꯣꯡꯈꯤꯗꯣꯔꯦꯅ ꯃꯨꯛꯇꯅ ꯐꯣꯟ ꯇꯧꯔꯛꯏꯅꯦꯕ ꯃꯥ ꯅꯨꯄꯤ ꯑꯃꯅꯤ ꯃꯥꯒꯤ ꯏꯖꯠ ꯁꯣꯛꯈ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯒ ꯑꯩꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯦ ꯎꯁꯤꯠꯇꯅ ꯁꯨꯃꯥꯏꯅ ꯃꯥ ꯂꯨꯍꯣꯡꯈꯤꯗꯣꯔꯦ ꯍꯥꯏꯗꯅ ꯆꯥꯒ ꯇꯧꯔꯛꯏꯕꯅꯦꯕ ꯑꯗꯩ ꯑꯩꯅ ꯍꯥꯏꯔꯦ 마저나 액터 와리지 아로이비다니 마나 리리지 마디 아이나 하래 마나 하지 단디 임디 피닝이 시네바 마나 가이도바 야게 시네바 야데 강안닝이 시네바고 아이나 낭 럭살로 가이노 누파도 아얌 누셔가나 꼭 럭살로 낭 아니론 토 시네바 보살라 타모나 юм단 아두 하이드디 가이 하이도리게바 미도디 마윰 파마 나테 마가 좀 많이 좀 딜레나라가 코이나라가 스마일 레이바 야바 나테 마이디 마윰니 팔리제 마프로이바 마살라라가 미히디 마탄다네바 아두디 마이주 마이누 피임 티기 땀네바 마반나 살리바두데 아론발리 잣네바 마이 좀 레이바 야바디 나테바 아두 마나 누파도 롱닝 한닝데 마게 좀 오이닝에 만 누시바나 루페 하디 마 누파도 록살라마임도 탐도이 나트라바 아니 론잔도이 나트라바 마 아두디 아두 하이레 론잔로 카이노 톡라우 록살로 네임도 탐모 누파니 로알로 제네바인 사우닝 아바고 ꯑꯗꯩꯗꯤ ꯑꯁ ꯑꯗꯨꯏ ꯋꯥ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯁꯨ ꯈꯪꯉꯤ ꯃꯥ ꯃꯌꯨꯝ ꯄꯥꯟꯕꯗ ꯑꯩ ꯀꯂꯛꯄ ꯄꯥꯜꯂꯅꯤꯡꯗꯕꯗꯤ ꯅꯠꯇꯦ ꯃꯥꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯝꯗꯕꯁꯦ ꯁꯤꯒꯤꯅꯤ ꯑꯗ ꯑꯩꯅ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯅꯪꯅ ꯃꯉꯣꯟꯗ ꯍꯁꯤꯅꯦ ꯑꯗꯩꯗꯤ ꯅꯣꯏ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯇ ꯇꯥꯛꯑꯣ ꯑꯗꯨꯒ ꯋꯥꯌꯦꯜꯍꯜꯂꯨ ꯃꯥꯅ ꯑꯩ ꯍꯨꯟꯗꯣꯛꯄꯤꯔꯝꯗꯣꯔꯦ ꯃꯥ ꯂꯨꯍꯣꯡꯈꯤꯗꯣꯔꯦ ꯃꯥꯒ ꯑꯩꯒ ꯆꯍꯤ 10 ꯁꯨꯔꯦ ꯅꯨꯡꯁꯤꯅꯕꯅ ꯅꯣꯏ ꯂꯩꯀꯥꯏ ꯀ꯭ꯂꯕꯇ ꯆꯦ ꯑꯃ ꯊꯥꯔꯣ ꯑꯗꯨꯒ ꯑꯝꯇ ꯋꯥꯌꯦꯜꯍꯜꯂꯨ ꯍꯥꯏꯔꯦꯕ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯑꯕꯀꯣ ꯃꯔꯝꯁꯦ ꯆꯥꯁꯜꯂꯛꯇ꯭ꯔꯦꯕ ꯃꯥꯏ ꯅꯨꯄꯥꯗꯨ ꯂꯩꯔꯒ ꯃꯨꯛꯈꯥꯏꯔ ꯅꯨꯄꯥ ꯆꯍꯤ 10 ꯀꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯥꯗꯣ ꯂꯨꯍꯣꯡꯈꯤꯗꯣꯔꯦꯅ ꯀꯥꯟꯅ ꯍꯥꯏꯔꯛꯏꯅꯦꯕ ꯑꯁ ꯍꯦꯛꯇꯅꯦ ꯈꯪꯗꯦ ꯅꯪ ꯅꯨꯄꯥ ꯂꯩꯇꯕ ꯑꯣꯏꯌꯨ ꯈꯥꯏꯅꯈꯤꯕ ꯑꯣꯏꯌꯨ ꯁꯤꯈꯤꯕ ꯑꯣꯏꯌꯨ ꯌꯥꯏ ꯅꯪ ꯍꯥꯏꯗꯣ ꯇꯥꯕ ꯌꯥꯏ ꯅꯪ ꯅꯨꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ
nupi mai nupa mapureba leina nupa koiganu adai mai nupi leina nupi koiganu na hairibaneba khoije adudaidada muktana chahi tara mu koinei mai nupa da chu leidiba mai nupa ma yumta leidiba ma je duga koinei ga koina be wari do ne leira ise aduga mu nupa je lohongi dore na ne leira iba wari je ko angakpani ko angakpani angam bane je taunari je upai leite ko pai chung lai leite ba sidi dona mana taujaba mana phangba natana awareness ka sida yojik daka lai bazana tek awareness piba dei counseling ga daka lai banate aina tawba aina phangba loare sida yana wangang ngai leite hojik sida ko aina salu balisat aina tawroi da thabak tawruba adugi phol isana phangjaba mana oiba yadabina mayamang da phongba yadabanina jinu pajin lohongi dorabada mana thamoi chengna phajana nusirurabanina kaina bai masha nga majanga ngau hou dorabane ba mingon da hairu bu yadaba le tho bu yadaba dai nu pa da dandi imsu piningba khoi tau tu saugat pa kai chu ek lai tana ira ek lai na kai ta haidana smaina lai thoki ba suk chang nungsira aga na lai sabi mak oiradi khoi da la ga wa ka thangkat narina ai cha so khre sei tara mu loina re du mana pi to bul hongi dore na la wa ka lis mai kat pa ju yadre hona ke sauna ju yadre mai nu pa da hairo dana adu yari ba wari ra adu di aron ba wari di aron ba mari di aron bo ina dum thamgi ba ta bane ba ko kaisu tong ngai leite hai ba manan pa du da adu oi ba yaroi da ba hayeng thamoi da chak hau ga da ba ai hi sabu mina chana pot oina sijina biramaga mina lap thoki da ba pot maman kaisu leitana ta hau ga da ba thabak isana khong thangjan ringai da thangja lau da ba pai ba adai mu mawo ma khak su ko maje engonda phone tawre ko am saungai ga tawre ni maje se ai nupa lei ai cha lei ado ai nupa je ya pate yu nung tha jwa nung chana ngode am poi ado karbar kai to min na je ko pam ta ya de ai tek sum to dai di pam de yam pore paisa ai pam mai pa paisa pai ai pam da nu pi ata poi ado na mai pa gi paisa myam je ai ki ngata ne ado na taw da na karbar je ai cha khole crore pati ore ai karbar loi mai pa ado ai ga koi nei banu pa ji pa khang ne ado mana loi chen bi bani thabak yaw bala ki bani ma je de aina karbar ma loi chen bi bade he na su mai pa ma gi ju ma gi maming da ju aina karbar khra ma gi tawhan jagre ma pa paisa to adu i che hojik sengo ma hum phare ha kan da minai oina aina ta thabak yaw jage na tha gi tolo matam du da lupa lesing taret khak sai adu dagi thabak chen bala ki ba mana ka lei halle tang ba lei sanai lik ka khudo sare ai nu pa ne na loi sem ka le ma je ma phi marol atang ba sorungi selandana mapun sida tongak taba khongo mapun sida selak taba khongau selhalle tonghalle adu mai karbar masagi mamingda tawhan gre che mafam anium adu go jing ma je lai sabim lo khongi dore long ba thingbi yo sineba sma sing je roi bine ba kare je ko dai di aina nang thingo gaino thang sang am pa sa lo du nang thingo ai go koina bu nu pa ni ma lo hong ba ya roi na nang cha thingo cho hek ara ai ju phone je thamme adu hai da ti kari no ba hai doi je man nu pa ju lai di ba mai nu pa mai dai pa khang du koina re du ma gi ne sum kan yari bra ba mana semgat lu du di mana nungsi na semgat lu bani mi gi maming da mi na tukan mi chau na mi karbar ta ugre ma je ai gi ne mul lu ya gadra nu pa du ma ga lan theng na ru ya gadra ma gi di aron balam chat ni phong na theng na ru ya roi mai ma pure ba khang ka ni adu ga bu mi lo hong do theng ngoi adu di na ko ta thang am pa theng mu so ai di ka yai doi no ba akoi na ga theng biru gi dra ba ma pure ba lai ba nu pi ma na nu pa khang je koi ra ga mi gi lo hong do akoi na ga theng ngo gi dra ba khoi dau ga yam sau ga kha ni ko na ta je sum sa salak ta ga de adai mu su koi gi kai no je ibm mang khak su ne ma je pon ta re ko kaptana ma je ma pure ba lai da ba kui re hai ma sa mari ne hai do ma ju private ke thabam ju to ba ja ne adu ga adu mai sum ba sa yo ma pure ba mem da ju lai ba adu sum yoi ba ni na ha ni na ma ga nupa ang khang na ru re nupa ju bara da dukan phama lai ba mayum na ra pa dai ma ban je mo cha na re nupa ju na mateng di pang bi de ba ma gi dung ko awa na ma gi sa ko na da ko to ma sa na ra ge lak pa cha kap to kap sin tau da na ma gi oi na haibum ka nam lai ta ba je nupa ju na pang bi de ba adem ban je pa nung sin na re nupa ju gi para lai di ba dukan pham da ma sat na hing lek tara ma som da na thabak ma pham da nai tai ga haijel laga ahing le nupa ju ga dum toina barabar man thong thak na sa min na re nupa ju mai nupi khai na gre ma sa di nupi ju na pu gi hai ba ja ni wa loi loi chan na re na adu nei ba ni janang na sa ga yo semin na ra ji na sa bu di khara dum nupa ju ma teng pang da na sahi ahum mari mai koi na ra ba ja ni adu ga di kon dang da di nupa ju pi lai ram me koi ra mi na khang e ko
ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯤꯁꯦ ꯈꯪꯕꯗꯩꯗꯤ ꯑꯩ ꯅꯨꯄꯤꯅ ꯈꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯔꯁꯦꯅ ꯃꯥꯏ ꯅꯨꯄꯤꯁꯨ ꯂꯩꯅꯦꯅ ꯃꯥꯏ ꯗꯨꯀꯥꯟꯁꯤꯗ ꯂꯥꯛꯁꯜꯂꯦ ꯑꯗꯨ ꯂꯥꯛꯑꯦ ꯂꯩꯔꯦ ꯃꯥꯏ ꯅꯨꯄꯤꯁꯤꯕꯨꯗꯤ ꯃꯕꯥꯅꯤ ꯀꯣꯏꯅꯩ ꯈꯪꯗꯦꯕꯀꯣ ꯑꯗꯨꯒꯗꯤ ꯂꯩꯔꯦ ꯑꯗꯩꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏ ꯀꯔꯕꯥꯔꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯃꯤꯟꯅꯕꯅꯤ ꯑꯩꯅ ꯏꯆꯟꯗꯧ ꯈꯟꯕꯅꯦ ꯍꯥꯏꯔꯁꯤ ꯃꯥꯁꯦ ꯅꯅꯝꯃꯗꯧ ꯂꯣꯏꯅꯧ ꯀꯥꯏꯅ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯂꯥꯛꯇꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯂꯣꯏꯅꯔꯦ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯗꯨ ꯍꯥꯏꯔ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯝ ꯐꯣꯟ ꯅꯨꯡ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯥꯅ ꯇꯧꯔꯦ ꯄꯥꯏꯔꯛꯇ꯭ꯔꯦ ꯀꯛꯊꯠꯂꯛꯑꯦ ꯕ꯭ꯂꯣꯛ ꯊꯝꯖꯜꯂꯛꯑꯦ ꯃꯥꯅ ꯆꯠꯂꯒꯗꯤ ꯑꯗꯨꯝ ꯃꯕꯨꯡꯗꯧꯅ ꯑꯗꯨꯝ ꯇꯧꯕ ꯑꯗꯩꯗ ꯅꯨꯄꯤꯁꯤꯅ ꯀꯩꯅꯣ ꯃꯥꯏ ꯅꯨꯄꯤꯁꯦ ꯅꯣꯡꯃꯗꯤ ꯃꯥꯅ ꯆꯠꯄꯗ 마주 ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯅ ꯃꯥꯏ ꯅꯨꯄꯤꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯅ ꯇꯨꯃꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯗꯅ ꯑꯗꯨꯝ ꯂꯩꯕ ꯑꯩꯈꯣꯏ ꯏꯆꯟ ꯅꯨꯄꯤꯅꯤ ꯃꯥꯗꯤ ꯅꯤꯡꯉꯣꯟꯅꯤ ꯀꯥꯏꯅ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯀꯥꯏꯅ ꯃꯥꯏ ꯅꯨꯄꯤꯁꯤꯅꯁꯨ ꯀꯩꯝ ꯆꯤꯡꯅꯗꯦꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯃꯥꯅ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩꯗꯤ ꯅꯪꯅ ꯁꯨꯝ ꯃꯥꯏ ꯃꯃꯥꯡꯗꯗꯤ ꯁꯨꯃꯥꯏꯅ ꯏꯆꯟꯗꯧ ꯂꯣꯏꯅꯁꯦ ꯑꯗꯨ ꯇꯥꯒ ꯍꯥꯏꯕꯗꯨꯗ ꯇꯧꯔꯤꯕꯣꯏ ꯅꯤꯡꯉꯦ ꯑꯗꯨꯒ ꯅꯪ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦꯅ ꯑꯗꯨꯝ ꯅꯪ ꯏꯆꯟꯗꯧ ꯂꯣꯏꯅꯈ꯭ꯔꯁꯨ ꯏꯕꯥꯅꯤ ꯃꯔꯤ ꯀꯥꯎꯊꯣꯛꯑꯣ ꯈꯣꯠꯂꯣ ꯑꯗꯨꯗꯣ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯩ 이바ꯅꯤ ꯁꯨꯝ ꯈꯟꯅꯔꯦ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯅꯪꯅ ꯏꯆꯥ ꯌꯣꯛꯃꯤꯟꯅꯁꯦ ꯁꯦꯝꯃꯤꯟꯅꯁꯦ ꯅꯨꯡꯁꯤꯅꯔꯒ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯗꯨ ꯇꯧꯔꯣꯏ ꯅꯪ ꯑꯩ ꯍꯛꯆꯥꯡꯗ ꯁꯥꯟꯅꯄꯣꯠꯇ ꯑꯃꯨꯛ ꯁꯥꯟꯅꯔꯝꯃꯒ ꯅꯪꯅ ꯑꯗꯨꯝ ꯈꯟꯅꯔꯦꯕ ꯃꯕꯥꯅꯤꯁꯦ ꯈꯟꯅꯔꯦ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯍꯥꯏꯔꯦꯕ ꯃꯥꯅ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯤꯔꯦꯕ ꯃꯥꯏ ꯅꯨꯄꯤꯁꯤꯗꯤ ꯏꯄꯪ ꯄꯪꯒꯩ ꯑꯩꯗꯤ ꯈꯪꯗꯦꯍꯦ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯊꯣꯛꯄ ꯇꯧ ꯍꯥꯏꯔꯦꯕ ꯑꯗꯣ ꯅꯨꯄꯥꯁꯤꯅꯗꯤ ꯅꯨꯄꯤꯁꯦ ꯍꯟꯅ ꯁꯨꯡꯌꯦꯡ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯦ ꯊꯤꯅ ꯉꯥꯡꯉꯛꯑꯦ ꯅꯪ ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯃꯝꯃꯦ ꯀꯔꯤ ꯄꯥꯝꯃꯤꯒꯦ ꯅꯣꯏ ꯅꯆꯥꯈꯩꯗꯣ ꯁꯤꯗ꯭ꯔꯤꯕꯣ ꯑꯩꯅ ꯊꯥꯎ ꯍꯥꯏꯔꯣ ꯅꯪꯗꯤ ꯑꯗꯨꯒꯤꯔꯣ ꯑꯩ ꯅꯨꯡꯁꯤꯒꯤꯔꯤꯁꯦ ꯅꯪ ꯅꯆꯥ ꯊꯥꯛꯅꯕꯒꯤꯔꯣ ꯑꯩꯉꯣꯟꯗ ꯅꯪ ꯅꯁꯥ ꯄꯤꯔꯒ ꯅꯪ ꯂꯂꯣꯜꯂꯤꯔꯣ ꯅꯪ ꯍꯛꯆꯥꯡꯗꯣ ꯀꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯑꯕꯀꯣ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯊ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯃꯥꯅ ꯀꯩꯗꯧꯁꯤꯒꯦꯅ ꯃꯥꯁꯦ ꯇꯥꯟꯅꯔꯛꯏꯅꯦꯕꯀꯣ ꯃꯥꯅ ꯄꯥꯝꯃꯤꯁꯤꯅ ꯑꯗꯨꯝ ꯃꯆꯥ ꯁꯦꯝꯁꯤꯅ ꯍꯥꯏꯅꯈꯤꯕꯅꯤꯅ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯤꯁꯨ ꯈꯪꯉ ꯐꯖꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯂꯣꯏꯅꯅꯤꯡꯕꯖꯥꯠꯅꯦꯕ ꯂꯧꯅꯔꯒ ꯑꯩꯅ ꯅꯪ ꯅꯆꯥ ꯃꯔꯤꯁꯨ ꯂꯩ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯂꯩꯔꯤꯅꯤ ꯅꯪ ꯅꯆꯥꯈꯩꯗꯣ ꯐꯖꯅ ꯊꯥꯛꯑꯣ ꯅꯆꯥ ꯄꯣꯛꯇꯕꯁꯨ ꯅꯠꯇꯦ ꯐꯖꯅ ꯊꯥꯛꯑꯣ ꯑꯗꯨ ꯐꯖꯅ ꯂꯩꯃꯤꯟꯅꯧ ꯅꯆꯥꯈꯩꯗꯣ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯀꯥꯎꯈ꯭ꯔꯦ ꯃꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯝꯃꯦ ꯑꯗꯨꯗ ꯃꯤ ꯅꯨꯄꯤ ꯂꯩꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯅ ꯂꯩꯒꯦꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯑꯗꯨꯝꯕꯗ ꯄꯥꯡꯗꯦ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯄꯤꯁꯟꯗꯦ ꯅꯨꯄꯤ ꯂꯣꯟꯕ ꯑꯩꯈꯣꯏ ꯌꯥꯗꯦ ꯑꯗꯩ ꯑꯃꯨꯛ ꯅꯪ ꯅꯆꯥ ꯍꯨꯟꯗꯣꯛꯑꯒ ꯌꯨꯝ ꯄꯥꯟꯕꯁꯨ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯑꯗꯨꯅ ꯃꯗꯨ ꯇꯧꯒꯅꯣ ꯑꯗꯩ ꯃꯥ ꯁꯨꯝ ꯏꯖꯗꯥꯕꯤꯒꯨꯝꯕ ꯁꯨꯝ ꯂꯧꯅꯤꯡꯕꯁꯨ ꯑꯃꯨꯛ ꯃꯥꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯅꯣꯏ ꯂꯝꯗ ꯀꯩꯗ ꯅꯣꯏ ꯄꯉꯥꯡ ꯉꯥꯡꯅꯔꯨꯔꯒ ꯑꯗꯨꯝꯕꯗ ꯃꯧꯅꯒ ꯅꯨꯄꯥ ꯀꯣꯏꯕꯗ ꯃꯤ ꯅꯨꯄꯤ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯀꯣꯏꯅꯔꯒ ꯑꯗꯨꯝꯕ ꯌꯥꯝ ꯂꯥꯛꯑꯦ ꯍꯨꯟꯗꯣꯛꯑꯝꯃꯦ ꯕꯔꯥ ꯊꯝꯃꯝꯃꯦ ꯑꯗꯨ ꯑꯁ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯗꯦ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯃꯗꯨ ꯐꯠꯇꯕ ꯑꯣꯛꯇꯕꯤ ꯀꯧꯋꯦ ꯑꯗꯨꯒꯤ ꯅꯣꯏꯒꯤꯗꯨꯗ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯥꯝꯕꯣꯝꯒ ꯇꯤꯡꯉꯗꯅ ꯍꯦꯛꯇ ꯆꯣꯡꯊꯣꯛꯇꯅ ꯃꯥꯏ ꯏꯖꯗꯥꯕꯤ ꯄꯤꯌꯣ ꯀꯥꯏꯅ ꯑꯁ ꯑꯩꯈꯣꯏ ꯌꯥꯝ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯄꯛꯇꯦ ꯃꯔꯝ ꯆꯥꯕꯗꯅꯦ ꯑꯩꯈꯣꯏꯅ ꯄꯥꯡꯉꯤꯁꯤꯗꯤ ꯅꯣꯏ ꯑꯗꯨꯗꯤ ꯂꯝꯗ ꯅꯣꯏ ꯄꯪꯂꯣꯏ ꯂꯣꯏꯅꯕꯅꯦ ꯅꯪꯒꯤꯁꯨ ꯄꯥꯡꯕꯤꯔꯝꯃꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯅꯪꯁꯨ ꯑꯃꯨꯛ ꯍꯟꯅꯅꯦ ꯅꯪꯒꯤ ꯍꯛꯆꯥꯡꯕꯨ ꯁꯥꯟꯅꯄꯣꯠ ꯇꯧꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯁꯥꯟꯅꯔꯝꯒꯗꯕꯗꯣ ꯑꯗꯨꯒꯤ ꯈꯨꯂꯣꯏꯅ ꯑꯗꯨꯗ ꯅꯨꯄꯥ ꯂꯣꯏꯅꯒꯅꯨ ꯅꯆꯥꯗꯣ ꯅꯨꯄꯥꯗꯣ ꯍꯨꯟꯗꯣꯛꯑꯝꯃꯀꯥꯟꯗ ꯀꯞꯐꯧꯒꯅꯤ ꯑꯗꯣ ꯅꯆꯥꯗꯣ ꯌꯣ ꯐꯖꯅ ꯂꯩꯔꯣ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯃꯈꯥ ꯇꯥꯅꯔꯨꯔꯅꯨꯅ ꯑꯩ ꯍꯥꯏꯈꯤꯕ ꯃꯉꯣꯟꯗ ꯃꯥꯅꯗꯤ ꯃꯊꯋꯥꯏꯗꯤ ꯌꯥꯝ ꯆꯥꯛꯄꯀꯣ ꯑꯗꯣ ꯑꯗꯨꯝ ꯆꯥꯛꯂꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯌꯥꯗꯕꯔꯣꯝꯗ ꯆꯠꯂꯨꯔꯒꯗꯤ ꯑꯗꯨꯝ ꯆꯥꯛꯀꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯈꯛꯀ ꯅꯨꯄꯤ ꯑꯃꯈꯛꯀ ꯃꯣꯏꯁꯤ ꯃꯇꯩ ꯃꯅꯥꯎꯁꯤ ꯀꯨꯏꯔꯦ ꯆꯍꯤ 6-7 ꯁꯨꯔꯦꯕ ꯀꯥꯏꯅꯔꯒ ꯂꯩꯅꯔꯤꯁꯦ ꯇꯣꯉꯥꯟꯅ ꯋꯥꯗꯤ ꯄꯨꯔꯥ ꯂꯣꯏꯅꯗꯕ ꯍꯟꯖꯟꯅꯕꯁꯨ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤ ꯀꯣꯏꯔꯦ ꯅꯨꯄꯤꯁꯤꯁꯨ ꯅꯨꯄꯥ ꯀꯣꯏꯔꯨꯔꯦ ꯇꯞꯇꯥꯏꯅꯀꯣ ꯑꯗꯨꯒꯤ ꯍꯟꯖꯟꯅꯕꯁꯨ ꯍꯟꯖꯟꯅꯅꯤꯡꯗ꯭ꯔꯕ ꯑꯗꯨꯒ ꯃꯆꯥꯗꯤ ꯂꯩꯅꯕꯅꯤꯅ ꯃꯆꯥꯗꯨꯒꯤ ꯑꯗꯨꯝ ꯌꯦꯠꯅꯕ ꯃꯄꯥꯒ ꯑꯃꯨꯛ ꯂꯩ ꯃꯆꯥꯁꯤꯅ ꯃꯃꯥꯏ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠ ꯑꯗꯨꯒꯤ ꯑꯗꯨꯝ ꯌꯦꯠꯅꯕ ꯃꯣꯏꯁꯦ ꯀꯥꯏꯅꯕꯁꯨ ꯌꯥꯗꯕ ꯃꯆꯥꯁꯤ ꯌꯥꯎ ꯂꯩꯔꯕꯅꯤꯅꯀꯣ ꯃꯆꯥꯁꯤꯡꯁꯦ ꯍꯟꯖꯟꯅꯕꯁꯨ ꯍꯟꯖꯟꯅꯅꯤꯡꯗꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏꯒꯤ ꯃꯆꯥꯁꯤꯒꯤ ꯇꯧꯅꯔꯛꯄꯗ ꯑꯩꯈꯣꯏꯗ ꯇꯥꯟꯅꯔꯛꯄꯅꯦꯕ ꯅꯨꯄꯥꯁꯤꯅ ꯅꯥꯈꯩ ꯁꯦꯡ ꯂꯣꯏꯊꯣꯛꯅꯔꯁꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯍꯟꯖꯟꯅꯁꯦ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯗꯤ ꯑꯩ ꯂꯧꯁꯟꯕ ꯇꯨꯀꯠꯆꯔꯦ ꯑꯩꯗꯤ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯅꯨꯄꯤꯁꯤꯅ ꯅꯪꯁꯨ ꯅꯨꯄꯤ ꯀꯣꯏꯔꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯅꯪ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯔꯒ ꯅꯪ ꯅꯨꯄꯥꯝꯁꯨ ꯆꯍꯤ 7 ꯂꯩꯔꯨꯔꯕꯅꯤ ꯑꯗꯨꯅ ꯑꯩ ꯅꯪ ꯂꯧꯁꯟꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯑꯗ ꯅꯨꯄꯤꯗꯨꯅ ꯅꯪꯁꯨ ꯅꯨꯄꯤ ꯀꯣꯏꯔꯤꯗꯨꯗꯤ ꯍꯥꯏꯕ ꯑꯩꯗꯤ ꯅꯨꯄꯥꯅꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯥ ꯅꯪ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯑꯣꯏꯔꯨꯔꯒ ꯑꯩ ꯅꯣꯏꯁꯨ ꯄꯨꯁꯜꯂꯒ ꯌꯨꯝꯗ ꯊꯝꯒꯗ꯭ꯔꯥ ꯁꯤꯅꯦꯕ ꯅꯨꯄꯥꯁꯤꯅ ꯈꯜꯂꯤꯗꯤ ꯃꯥꯏ ꯍꯛꯆꯥꯡꯗꯤ ꯅꯨꯄꯥꯗꯤ ꯑꯣꯛꯎꯗ꯭ꯔꯁꯨ ꯉꯥꯎꯔꯁꯨ ꯅꯨꯄꯤ 100 ꯂꯣꯏꯅꯔꯁꯨ ꯃꯣꯏꯗꯤ ꯑꯗꯨꯝ ꯁꯦꯡꯉꯦꯕꯀꯣ ꯑꯗ ꯅꯨꯄꯤꯗꯤ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯂꯣꯏꯅꯔꯨꯕꯗ ꯃꯥꯏ ꯅꯨꯄꯤꯗꯣ ꯃꯥꯅ ꯂꯧꯁꯟꯅꯤꯡꯗꯦꯕ ꯁꯤꯁꯦ ꯅꯨꯄꯤꯁꯤꯡ ꯌꯥꯝ ꯃꯨꯟꯅ ꯈꯪꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯅꯤꯁꯦ ꯑꯗꯨꯝ ꯉꯪꯅꯩꯕꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕ ꯋꯥꯅꯤꯗ ꯅꯨꯄꯤꯁꯤꯗꯀꯣ ꯑꯩ ꯏꯊꯟꯇ ꯉꯛꯑꯦ ꯑꯩꯈꯣꯏꯅ ꯅꯨꯄꯥꯁꯤꯡꯁꯤꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯅꯨꯄꯤꯁꯤꯡꯁꯤꯗ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯅꯤꯅ ꯑꯩꯈꯣই ꯈꯪꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯋꯥꯍꯩ ꯑꯃ ꯅꯨꯄꯤꯁꯤꯗ ꯍꯥꯏꯌꯦꯕꯀꯣ ꯐꯝꯃꯤꯟꯅꯕꯁꯤꯗ ꯅꯣꯏ ꯅꯨꯄꯤꯁꯦ ꯅꯨꯄꯥꯁꯤꯡꯁꯤꯅ ꯅꯣꯏ ꯂꯣꯏꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯑꯄꯥꯝꯕ ꯃꯥꯁꯤ ꯀꯩꯅꯣ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯀꯣꯏꯕ ꯈꯔ ꯄꯨꯕꯤꯕ ꯀꯦꯔ ꯈꯣꯠꯂ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ
ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯖꯔꯒ ꯍꯣꯇꯦꯜꯗ ꯀꯩꯗ ꯁꯨꯝ ꯈꯔ ꯂꯦꯞꯊꯣꯛꯃꯤꯟꯅꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯄꯤꯕꯤꯔꯒ ꯁꯨꯝ ꯂꯣꯏꯅꯕ ꯑꯗꯨꯔ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯀꯩ ꯈꯨꯂꯣꯏꯅꯅꯣꯁꯦ ꯑꯩꯈꯣꯏꯅ ꯅꯨꯄꯥꯈꯩꯁꯤꯅ ꯂꯣꯏ ꯌꯦꯡꯊꯣꯛꯏ ꯑꯗꯣ ꯑꯗꯨꯝꯕ ꯈꯔ ꯄꯥꯝꯕ ꯑꯣꯏꯔꯒꯅ ꯑꯗꯨꯝꯕ ꯈꯔ ꯄꯤꯊꯣꯛꯑ ꯑꯗꯨꯝ ꯂꯣꯏꯅ ꯊꯣꯛꯑꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕꯅꯤꯇ ꯂꯩꯊꯣꯛꯑꯅꯤ ꯑꯗꯨ ꯅꯪ ꯈꯪꯗ꯭ꯔꯥ ꯂꯧꯕꯤꯒꯦꯅ ꯀꯣꯏꯕꯗꯤ ꯈꯔ ꯈꯛꯇꯅꯤ ꯑꯇꯣꯝꯕꯤ ꯂꯣꯟꯗꯣꯏꯕ ꯅꯨꯄꯥꯗꯤ ꯈꯔ ꯈꯛꯇꯅꯤ ꯀꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯧꯔꯅꯤ ꯍꯥꯏꯕ ꯑꯝꯇ ꯅꯠꯇꯦ ꯈꯖꯤꯛ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯇꯩꯗꯤ ꯁꯨꯝ ꯗꯤꯜ ꯂꯦꯟꯕꯅꯦ ꯂꯧꯕꯤꯅꯤꯡꯉꯥꯏꯗꯤ ꯂꯩꯔꯣꯏ ꯉꯥꯎꯕꯤꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤ ꯑꯗꯩ ꯁꯨꯝ ꯅꯨꯄꯥ ꯃꯌꯥꯝ ꯁꯨꯝ ꯀꯣꯏꯔꯛꯑꯗꯤ ꯑꯗꯨꯝ ꯈꯪꯅꯔꯛꯑꯅꯤ ꯑꯗꯨꯅꯁꯨ ꯀꯣꯏꯕꯅꯤꯅ ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯔꯛꯑꯔꯣꯏ ꯑꯗꯨꯅ ꯅꯨꯄꯤ ꯅꯣꯏꯅ ꯈꯪꯒꯗꯕꯁꯦ ꯅꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯅ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ ꯄꯩꯁꯥ ꯈꯔ ꯄꯤꯔ ꯈꯣꯠꯂ ꯁꯨꯝ ꯑꯗꯨ ꯄꯥꯝꯕ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯈꯔ ꯄꯤꯔ ꯁꯨꯝ ꯀꯣꯏꯕꯤꯕꯅꯦ ꯍꯥꯏꯌꯦꯕ ꯁꯤ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤ ꯅꯣꯏ ꯑꯗꯨꯝ ꯈꯜꯂꯣ ꯅꯣꯏ ꯅꯁꯥꯅ ꯁꯤꯁꯦ ꯈꯪꯖꯕ꯭ꯔꯥꯅ ꯑꯩꯈꯣꯏ ꯈꯪꯗꯦ ꯍꯥꯏꯕ ꯅꯨꯄꯥꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯍꯥꯏꯕꯁꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯤ ꯋꯥꯍꯩꯁꯦ ꯀꯌꯥ ꯐꯖꯈ꯭ꯔꯕꯅꯣ ꯃꯥ ꯍꯥꯏꯁꯦ ꯁꯤ ꯋꯥꯍꯩꯁꯦ ꯈꯪꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯅꯨꯄꯤꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯒ ꯀꯣꯏꯃꯤꯟꯅꯔꯒ ꯉꯥꯎꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯍꯜꯂꯣꯏꯗꯕꯅꯦꯕꯀꯣ ꯑꯗꯨꯗ ꯍꯨꯟꯗꯣꯛꯑꯝꯕꯗꯗꯤ ꯃꯁꯥ ꯃꯊꯟꯇ ꯃꯁꯥꯁꯦ ꯃꯃꯜ ꯂꯩꯇ꯭ꯔꯒ ꯃꯁꯥ ꯃꯊꯟꯇ ꯉꯥꯎꯆꯠꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯑꯗꯨꯒ ꯅꯣꯡꯃꯅꯦꯀꯣ ꯑꯍꯤꯡꯁꯤꯗ ꯑꯁ ꯒꯦꯁꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯊꯤꯜꯂꯛꯏꯀꯣ ꯏꯃꯥꯏ ꯍꯦꯛꯇ ꯏꯆꯦꯔꯣꯕꯤꯇꯥꯅ ꯑꯍꯤꯡ ꯄꯨꯔꯥꯁꯤꯗꯅꯦ ꯊꯤꯜꯂꯛꯏꯕꯁꯤ ꯒꯦꯁ ꯍꯦꯛꯇ ꯈꯖꯤꯛ ꯈꯔꯥꯛꯇ ꯊꯤꯟꯕ ꯒꯦꯁ ꯅꯠꯇꯦꯀꯣ ꯑꯗꯨꯒꯗꯤ ꯃꯣꯏꯁꯦ ꯀꯩꯗꯧꯕꯖꯥꯠꯅꯤꯗ ꯃꯣꯏ ꯎꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯔꯤ ꯃꯌꯥꯝ ꯊꯝꯅꯈꯤꯕ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯅ ꯆꯦꯟꯁꯦ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯌꯥꯗꯕ ꯑꯗꯨꯒꯤ ꯉꯪꯅꯔꯛꯄꯗ ꯃꯣꯏꯁꯦ ꯑꯗꯨꯒꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯌꯣꯝꯁꯤꯜꯂꯛꯑꯕ ꯀꯩꯒꯤꯅꯣꯅ ꯑꯗꯩ ꯃꯣꯏ ꯃꯌꯨꯝꯒꯤ ꯃꯤꯒ ꯂꯣꯏ ꯀꯧꯔ ꯄꯤꯔꯛꯄꯖꯥꯠꯅꯤ ꯑꯗꯨꯒ ꯄꯨꯂꯞ ꯂꯥꯛꯄꯖꯥꯠꯅꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯁꯦ ꯑꯍꯤꯡꯁꯤꯗ ꯑꯗꯩꯗꯤ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯍꯣꯏ ꯍꯌꯦꯡ ꯂꯥꯛꯑꯣꯅ ꯆꯠꯅꯈ꯭ꯔꯦꯕ ꯑꯗꯨꯒꯗꯤ ꯑꯃꯨꯛ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒꯁꯦ ꯑꯌꯨꯛꯇ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦꯕꯀோ ꯁꯨꯃꯥꯏꯅ ꯃꯈꯟ ꯃꯈꯟꯅꯤꯀꯣ ꯊꯣꯛꯅꯔꯤꯕꯁꯦ ꯄꯨꯔꯥ ꯃꯈꯟꯅꯤ ꯑꯗꯩꯗꯤ ꯑꯃꯈꯛꯅ ꯍꯧꯖꯤꯛꯁꯦ ꯄꯣꯡ ꯁꯥꯅ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯆꯍꯤ 2 ꯅꯨꯡꯁꯤꯅꯩ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤꯗꯒꯤ ꯌꯥꯝ ꯍꯜꯂꯤ ꯅꯨꯄꯤꯁꯤꯗꯤ ꯑꯉꯥꯡꯅꯤ ꯑꯗꯣ ꯅꯨꯄꯥꯁꯤꯒꯤ ꯐꯥꯝ ꯂꯩꯌꯦꯕ ꯁꯪ ꯂꯩ ꯐꯥꯝꯁꯤꯗ ꯑꯗꯨꯗ ꯑꯗꯨꯝ ꯄꯨꯔ ꯅꯨꯄꯤꯁꯦ ꯃꯕꯥꯅꯤ ꯃꯔꯤꯁꯤꯗꯤ ꯆꯥꯡꯁꯤꯟꯅ ꯊꯝꯈ꯭ꯔꯦꯕ ꯆꯤꯡ ꯇꯤꯡꯉꯝꯗꯅꯀꯣ ꯍꯦꯛ ꯅꯨꯡꯁꯤꯅꯕ ꯍꯧꯕꯗꯒꯤ ꯊꯥꯖꯕ ꯊꯝꯅꯁꯤꯑꯅ ꯑꯗꯨ ꯍꯧꯖꯤꯛꯁꯤꯅ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯑꯕ ꯌꯥꯝ ꯑꯉꯥꯡ ꯑꯃ ꯆꯦꯟꯁꯤꯜꯂꯛꯑꯕ ꯑꯃꯨꯛ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯅ ꯃꯈꯣꯡ ꯊꯣꯡꯅ ꯆꯠꯂꯨꯔꯦꯕ ꯈꯣꯡꯊꯣꯡ ꯆꯠꯂꯨꯔꯦ ꯑꯗꯨꯒꯤ ꯃꯣꯏ ꯍꯧꯖꯤꯛꯁꯦ ꯑꯅꯤꯃꯛ ꯂꯧꯒꯦ ꯍꯥꯏꯕ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅ ꯑꯗꯒꯤꯗꯤ ꯅꯨꯄꯤ ꯃꯌꯨꯝ ꯑꯅꯤꯁꯤꯅꯗꯤ ꯑꯃꯅ ꯃꯈꯣꯡꯊꯣꯡ ꯆꯪꯁꯤꯜꯂꯛꯏꯕꯁꯤ ꯂꯧꯈ꯭ꯔꯒꯅ ꯑꯃꯁꯦ ꯀꯦꯁ ꯇꯧꯅꯤ ꯍꯥꯏꯕ ꯑꯃꯗꯣ ꯅꯨꯄꯤ ꯑꯃ ꯑꯀꯣꯟꯕ ꯆꯦꯟꯕ ꯅꯨꯄꯤꯁꯦ ꯁꯤ ꯆꯍꯤ ꯁꯨꯗꯦꯕ ꯆꯍꯤ 35ꯗꯪꯅꯦꯕ ꯑꯗꯨꯅ ꯀꯦꯁ ꯇꯧꯅꯤ ꯖꯦꯜ ꯊꯥꯖꯟꯅꯤ ꯍꯥꯏꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯣꯏꯔꯣꯝꯒꯤꯗꯣ ꯍꯣꯡꯈ꯭ꯔꯒꯅ ꯃꯈꯣꯡꯊꯣꯡ ꯆꯠꯂꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯤꯈꯩꯅ ꯑꯃꯨꯛ ꯀꯦꯁ ꯇꯧꯅꯤ ꯍꯥꯏꯕ ꯑꯅꯤꯃꯛꯇꯤ ꯄꯤꯔꯣꯏ ꯍꯥꯏꯕ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯀꯅꯥ ꯂꯧꯒꯗꯒꯦꯁꯦ ꯃꯣꯏ ꯌꯦꯡꯅꯔ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯁꯤꯅ ꯃꯈꯟꯒꯤ ꯑꯋꯥꯕꯁꯦ ꯍꯧꯖꯤꯛꯁꯤ ꯊꯣꯛꯅꯔꯦꯀꯣ ꯃꯊꯥꯁꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝ ꯑꯉꯥꯡꯅꯤꯀோ ꯁꯤꯁꯨ ꯀ꯭ꯂꯥꯁ 9 ꯈꯛ ꯀꯥꯔꯤꯕ ꯑꯗꯨꯗ ꯅꯨꯄꯥꯁꯤꯗꯤ ꯆꯍꯤꯁꯦ ꯈꯔ ꯌꯥꯝꯖꯔꯦꯕ ꯑꯗꯨꯒ ꯀꯣꯏꯕ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯩ ꯍꯟꯕ ꯉꯝꯃꯣꯏ ꯏꯃꯥꯒ ꯈꯟꯅꯔꯦ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ ꯑꯩ ꯍꯟ ꯉꯝꯃꯔꯣꯏꯅ ꯇꯧꯅꯨꯍꯦ ꯅꯪ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯃꯕꯥꯏꯅꯤꯁꯦ ꯅꯨꯡꯁꯤꯅꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕꯀꯣ ꯊꯥ ꯑꯃꯈꯛ ꯉꯥꯏꯔꯤꯖꯥꯠꯅꯦꯕ ꯑꯅꯤꯔꯣꯝꯂꯛ ꯈꯛꯇꯪꯒ ꯎꯅꯕꯗ ꯉꯥꯏꯔꯤꯖꯥꯠꯅꯦꯕ ꯅꯨꯄꯥꯁꯤꯅꯗꯤ ꯌꯥꯝ ꯍꯥꯏꯕꯖꯥꯠꯅꯦꯗ ꯅꯨꯄꯤꯁꯤꯅ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯆꯦꯜꯂꯦꯕ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒ ꯆꯦꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ खर लेगा नुपीजे सो माई मौंग मतौजे होंग हौरे फोन पायरक्तब खोतब अदैदि वाइटिंग लैब कनागा लैनो खोलना नंग नथौ नते अदु नतेना अइदि लाइक तमगिनि याम वाटली गाना होंगेबा अदुगदि खनाबदा नुपीजिना हाइरेबको अइ नुसिनाब लै मागा खनाबगी नुमितो टेंशन लैमंदना अइ नंगोंदा चेनबने अदो जिति अइ नंगोंदा लै ngमरोय माना चेलोरसु नंग लौनी अदुम हाइरे अदुना इबानी वा लोइसनारसे मागाइगा थुंगनाहनबियो हाइराबजा ए कैनो नंग ngangi वादुबो अदु याब्रानेना इबानी चेलबनि नंग अदुमाइ तौनो नंग लैसाबि नत्रेना अइदि लैसाबि नत्तबा याम कुइरे नंगा चेनदिङैदगि मागे हाना ओइगरेन थोक हाइराबजानेदा अदै नुपादुनगासे फोन तौसलक्तना भिडियो लै येंगेरा खोटकेरा गाइनाको अदुमाइना पुरा अदुगा नुपीजिना मसाना मखोंग तोंगना मयुमजिदा लागा अइ लोंबजे कायहनबियो अइ नंगोंदा लै ngमोइ सोइ तौथोअमगे हुजिक चे इयो गान ला हाइरमबको अदु कयादा ngममिबा ngang नो येंगोबा सागी पुरा ngमबा जाजानिको हुजिक तौनरिबा मयामसे दे मना कोइगी कैनोसे सागी बेमंखक अइना हुजिक लाकपदा गारीदा मा वारीसे लिरपने याम नुंगाइते पुकनिंग याम नुंसीको मागी कैनोसे कोइगी
ꯃꯥꯁꯦ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯕꯖꯥꯠꯅꯦ ꯃꯥꯅ ꯆꯍꯤ 3 ꯁꯨꯔꯛꯄꯗ ꯃꯣꯏ ꯃꯈꯨꯔꯥ ꯑꯉꯥꯎꯕ ꯑꯃ ꯂꯩꯖꯥꯠꯅꯤꯗ ꯋꯥꯈꯜ ꯁꯣꯏꯕ ꯃꯄꯥꯏ ꯃꯅꯥꯎꯄꯥ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯌꯣꯝꯄꯥꯛꯅ ꯌꯥꯟꯊꯔꯛꯄ ꯃꯀꯣꯛꯁꯤꯗ ꯈꯥꯏꯕꯖꯥꯠꯅꯤꯀꯣ ꯑꯗꯩ ꯑꯣꯄꯔꯦꯁꯟ ꯇꯧꯔ ꯈꯣꯠꯂ ꯃꯥ ꯍꯤꯡꯍꯧꯔꯦ ꯑꯗꯨꯗꯩ ꯑꯗꯨꯝ ꯑꯣꯄꯔꯦꯁꯟ ꯃꯇꯨꯡꯗꯩ ꯃꯥꯒꯤ ꯃꯈꯨꯠ ꯌꯦꯠ ꯑꯣꯏ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯌꯦꯠꯀꯤ ꯁꯔꯨꯛꯈꯩꯁꯦ ꯂꯣꯏꯅ ꯁꯤꯗꯈ꯭ꯔꯦꯕ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯐꯪꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯃꯥꯁꯦꯀꯣ ꯃꯈꯣꯡ ꯈꯨꯠ ꯌꯥꯎꯔꯤ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯂꯣꯏ ꯃꯀꯣꯛꯇꯒꯤ ꯍꯧꯅ ꯁꯤꯗꯈ꯭ꯔꯕ ꯑꯗꯨꯅ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯦꯕ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯆꯍꯤ ꯌꯥꯝꯃꯦꯀꯣ ꯂꯩꯁꯥꯕꯤ ꯑꯣꯏꯔꯦ ꯆꯍꯤ ꯌꯥꯝꯃꯦ ꯑꯗ ꯃꯃꯥ ꯃꯄꯥꯁꯨ ꯋꯥꯕ ꯑꯗꯩ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯈꯔꯁꯨ ꯃꯥꯏ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯕꯖꯥꯠꯅꯤ ꯑꯗ ꯅꯤꯡꯉꯣꯜ ꯑꯇꯩꯁꯨ ꯃꯌꯨꯝ ꯄꯥꯟꯅꯈ꯭ꯔꯦ ꯑꯗ ꯃꯥꯁꯨ ꯁꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯩꯅꯣꯝ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄꯗꯣ ꯃꯣꯏꯁꯨ ꯁꯨꯝ ꯍꯥꯏꯕꯁꯤ ꯉꯝꯃꯛꯇꯕ ꯑꯗ ꯃꯈꯨꯔꯥꯁꯨ ꯁꯤꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯍꯤꯡꯒꯣꯜ ꯁꯔꯨꯛꯇꯨ ꯃꯥꯅ ꯁꯣꯏꯅꯥꯏꯍꯜꯂꯝꯃꯕꯅꯤꯅ ꯃꯉꯣꯟꯗ ꯄꯤꯕꯅ ꯂꯩꯀꯥꯏ ꯈꯨꯟꯅ ꯌꯥꯅꯗꯅ ꯃꯥꯏ ꯃꯃꯤꯡꯗ ꯄꯥꯜꯂꯦꯕ ꯄꯥꯟꯕꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯄꯟꯗꯧꯁꯤꯅꯁꯨ ꯁꯨꯝ ꯂꯝꯁꯦ ꯈꯣꯞꯆꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯊꯣꯛꯅꯤꯡꯉꯛꯄ ꯃꯥꯏꯁꯨ ꯑꯣꯏꯅꯤꯡꯉꯛꯄ ꯏꯅꯥꯎꯄꯥ ꯂꯩꯒꯗꯕꯩ ꯁꯔꯨꯛꯅꯦꯅ ꯁꯨꯝ ꯑꯗꯨꯝꯕꯩꯁꯨ ꯈꯔ ꯈꯠꯅꯔꯦ ꯃꯣꯏꯁꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯅ ꯍꯤꯡꯒꯣꯜꯁꯦ ꯑꯩ ꯌꯣꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯏꯕꯨꯡꯗ ꯑꯩꯒꯤ ꯏꯄ꯭ꯋꯥꯗ ꯂꯣꯏ ꯃꯌꯨꯝ ꯄꯥꯟꯅꯔꯦꯕ ꯃꯣꯏꯗ ꯁꯨꯝ ꯄꯩꯁꯥ ꯅꯤꯕꯁꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯃꯤꯅ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩ ꯀꯩꯅꯣꯝ ꯍꯣꯠꯅꯖꯔꯒ ꯑꯩ ꯍꯤꯡꯖꯅꯕ ꯇꯧꯔꯒ ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯒꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯗ ꯃꯣꯏ ꯃꯃꯥ ꯃꯄꯥꯁꯤꯅꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯗꯨ ꯍꯦꯛ ꯌꯣꯜꯂꯨꯕꯗ ꯃꯕꯨꯡꯒ ꯃꯧꯄ꯭ꯋꯥꯒꯁꯤꯅ ꯃꯩ ꯍꯧꯒꯩ ꯁꯥꯎꯗꯣꯔꯕ ꯃꯣꯏꯅ ꯈꯜꯂꯤꯁꯤꯅ ꯃꯣꯏꯅ ꯑꯗꯨꯝ ꯑꯣꯏꯍꯧꯔꯗꯝꯃꯤ ꯑꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ ꯃꯣꯏꯁꯨ ꯑꯗ ꯉꯁꯥꯏ ꯃꯣꯏꯅ ꯄꯩꯁꯥꯗꯣ ꯖꯣꯝ ꯖꯣꯝ ꯊꯣꯛꯇꯅ ꯃꯣꯏꯗꯒꯤ ꯃꯥꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯣꯠꯄꯗꯣ ꯖꯣꯝ ꯖꯣꯝ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯣꯏ ꯌꯦꯡꯕꯤꯕ ꯉꯝꯕꯣꯏꯗꯤ ꯐꯕ ꯅꯠꯇꯕꯅꯤꯅ ꯃꯥꯁꯨ ꯃꯥꯒꯤ ꯄꯩꯁꯥ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯅꯤꯅ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯥꯒꯤ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯛꯄ ꯍꯌꯦꯡ ꯃꯃꯥ ꯃꯄꯥ ꯁꯤꯈ꯭ꯔꯒ ꯑꯗꯩꯗꯤ ꯁꯨꯝ ꯃꯥꯅ ꯑꯍꯜ ꯑꯣꯏꯔꯛꯑꯀꯥꯟꯗ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯅꯔꯛꯀꯅꯤ ꯍꯤꯡꯒꯣꯜꯗꯨꯗꯤ ꯌꯦꯟꯊꯣꯛꯅꯈꯤꯅꯤ ꯃꯕꯨꯡꯒ ꯃꯧꯄ꯭ꯋꯥꯒꯅ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯃꯥꯁꯨ ꯏꯟꯊꯣꯛ ꯏꯟꯁꯤꯟꯒ ꯅꯥꯔꯦ ꯀꯅꯥ ꯇꯧꯕꯤꯗꯣꯏꯕꯗꯨꯅ ꯃꯥꯁꯨ ꯃꯣꯏꯗ ꯌꯦꯠꯇꯅꯕ ꯃꯥꯅ ꯍꯤꯡꯒꯣꯜꯁꯦ ꯑꯃꯨꯛ ꯃꯥꯒꯤ ꯑꯣꯏꯅ ꯌꯣꯟꯊꯣꯛꯅꯤꯡꯉꯛꯑꯦꯕꯀோ ꯑꯗ ꯃꯣꯏ ꯃꯕꯨꯡꯒ ꯃꯧꯄ꯭ꯋꯥꯒꯤ ꯁꯔꯨꯛ ꯈꯔ ꯄꯤꯔꯝꯃꯒ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯀꯔꯤ ꯂꯩꯒꯦꯅ ꯇꯥꯟꯅꯔꯛꯄꯅꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯃꯥꯁꯦ ꯍꯣꯝꯗ ꯆꯤꯛꯅꯁꯨ ꯂꯩꯖꯔꯒꯦ ꯑꯗꯨꯒ ꯃꯣꯏ ꯀꯧꯔ ꯋꯥꯔꯤ ꯁꯥꯕꯤꯌꯨꯑꯅ ꯁꯤꯅ ꯖꯥꯠ ꯖꯥꯠꯀꯤ ꯏꯃꯨꯡꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯃꯥꯒꯤ ꯊꯣꯛꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯒꯤꯗꯤ ꯑꯃꯈꯛꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤꯁꯦ ꯃꯁꯛꯁꯨ ꯏꯟꯊꯣꯛꯅ ꯐꯖꯈ꯭ꯔꯖꯥꯠꯅꯤꯀꯣ ꯂꯨ ꯍꯦꯛ ꯂꯥꯎꯒꯩꯅꯦ ꯐꯖꯩ ꯍꯦꯛ ꯄꯥꯝꯃꯨꯕꯅꯅꯦ ꯃꯥꯏ ꯋꯥꯔꯤꯁꯤꯒ ꯃꯥꯏ ꯐꯖꯩꯗꯨꯒ ꯃꯁꯛ ꯐꯖꯔ ꯃꯥꯡꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯂꯩꯌꯦꯕꯀோ ꯑꯗꯨꯒꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯦ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯦ ꯃꯥꯅ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄ ꯌꯥꯝ ꯀꯟꯅ ꯉꯥꯎꯔꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯃꯉꯣꯟꯗ ꯀꯥꯔ ꯊꯧꯕ ꯏꯅꯥꯛ ꯈꯨꯟꯕꯀꯣ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯃꯆꯥ ꯃꯥꯅꯈꯔ ꯂꯥꯞꯄꯗꯩꯅꯦ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯀꯩꯅꯣ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤꯕꯗꯩ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯉꯥꯎꯗꯅ ꯅꯨꯃꯤꯠꯇꯨꯗꯩ ꯑꯗꯨꯝ ꯏꯟꯅꯔꯛꯈ꯭ꯔꯕ ꯑꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯀꯣꯏꯗꯅ ꯑꯆꯥꯄꯣꯠꯀ ꯆꯦꯛꯇ ꯃꯌꯥꯝ ꯄꯤꯔꯛꯇꯅ ꯑꯗꯩ ꯐꯤꯔꯣꯟ ꯑꯇꯥꯡꯕ ꯄꯤꯗꯅ ꯑꯗꯩ ꯎꯅꯕ ꯆꯠꯂꯦ ꯁꯣꯔꯨꯝ ꯆꯪꯉ ꯍꯦꯛꯇ ꯂꯩꯒꯥꯏꯕꯤ ꯐꯣꯟꯒꯁꯦ ꯑꯇꯥꯡꯕ ꯂꯩꯕꯤ ꯇꯧꯗꯅ ꯃꯥꯁꯦ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦꯕ ꯃꯣꯏꯅꯤꯁꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗꯤ ꯋꯥꯏꯑꯦꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯥꯏꯔꯤꯛ ꯂꯩꯕ ꯂꯣꯏꯅ ꯅꯨꯄꯥꯁꯤꯅ ꯇꯧꯋꯦ ꯇꯨꯏꯁꯟ ꯅꯨꯡꯁꯟꯗꯩ ꯅꯨꯄꯤꯁꯦ 12 ꯊꯥꯕꯩ ꯕꯣꯔꯗꯤꯡꯗ ꯂꯩꯕꯒ ꯂꯣꯏ ꯅꯨꯄꯥꯁꯤꯅ ꯇꯧꯋꯦ ꯕꯣꯔꯗꯤꯡꯗꯒ ꯂꯥꯛꯑ ꯃꯕꯨꯡꯅꯦꯅ ꯂꯣꯏꯅ ꯃꯥꯅ ꯇꯧꯋꯤꯀꯣ ꯕꯣꯔꯗꯤꯡ ꯊꯝꯕ ꯈꯣꯠꯄꯒꯁꯦ ꯃꯥꯅ ꯉꯥꯡꯅꯔ ꯊꯝꯃꯤ ꯑꯗꯩ ꯃꯥꯅ ꯂꯣꯏ ꯊꯤꯟꯕꯒꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦ ꯃꯕꯥꯅꯤꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯦ ꯀꯣꯂꯦꯖ ꯂꯣꯏꯁꯜꯂꯛꯑꯦꯀꯣ 11 ꯀꯥꯈꯠꯂꯛꯄꯗꯩ ꯅꯨꯡꯁꯤꯅꯕꯁꯤꯅ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯗ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯥꯁꯦ ꯃꯣꯏ ꯃꯄꯥꯈꯛ ꯂꯩꯖꯥꯠꯅꯤꯗ ꯃꯄꯥꯁꯦ ꯑꯍꯜ ꯑꯣꯏꯔꯖꯥꯠꯅꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯃꯌꯥꯝꯕ ꯑꯃꯁꯨ ꯂꯩꯕ ꯃꯌꯥꯝꯕꯁꯤꯒꯤꯁꯨꯅꯦ ꯅꯨꯄꯤꯁꯦ ꯃꯣꯏꯁꯦ ꯃꯄꯥꯟꯗꯁꯨ ꯂꯩꯃꯤꯟꯅꯔꯨꯔꯦ ꯍꯥꯏꯌꯦꯕ ꯃꯌꯥꯝꯕꯗꯨꯒ ꯅꯨꯄꯤꯗꯨꯒꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯑꯗꯨꯝ ꯔꯨꯝ ꯑꯝꯗ ꯄꯨꯟꯅ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯛꯑꯒꯅꯦ ꯃꯌꯥꯝꯕꯒꯤ ꯅꯨꯄꯤꯁꯤꯁꯨ ꯀꯣ ꯍꯞꯇꯥ ꯑꯃꯒ ꯂꯩꯊꯣꯛꯄ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯅꯨꯄꯥꯗꯨꯒꯤ ꯀꯥꯗ ꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯒ ꯃꯄꯥꯗꯨ ꯑꯍꯜ ꯑꯣꯏꯔꯃꯤꯅ ꯅꯨꯄꯤꯗꯣ ꯂꯩꯁꯦ ꯈꯪꯗꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯤꯁꯨꯅꯦ ꯑꯩꯈꯣꯏ ꯗꯗꯥꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯅꯅꯦ ꯃꯥꯁꯨ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯑꯍꯤꯡ ꯂꯦꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯍꯞꯇꯥ ꯑꯃꯒꯁꯦ ꯃꯣꯏꯗ ꯂꯦꯛꯊꯣꯛꯄꯤ ꯑꯗꯩ ꯃꯣꯏꯗꯤ ꯀꯥꯔꯗꯣ ꯊꯧꯖꯤꯜꯂꯒ ꯒꯦꯠ ꯂꯣꯟꯁꯤꯜꯂꯒ ꯂꯩꯀꯥꯏꯅꯗꯤ ꯑꯝꯇ ꯎꯄꯣꯟꯇꯦ ꯈꯪꯄꯣꯟꯇꯦꯕ ꯃꯄꯥꯁꯤꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯂꯩꯍꯧꯔꯦ ꯑꯗꯩ ꯃꯌꯥꯝꯕꯁꯤꯅ ꯑꯃꯨꯛ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯑꯗꯨꯒ ꯑꯍꯥꯟꯕ ꯃꯊꯣꯟꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯃꯊꯣꯟꯗ ꯃꯥꯏ ꯀꯥꯁꯤꯅ ꯑꯗ ꯑꯗꯨꯝ ꯃꯣꯏꯁꯨ ꯑꯗꯨꯝ ꯊꯣꯡ ꯂꯣꯟꯖꯜꯂ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯣꯏꯅ ꯆꯥꯛꯁꯦ ꯂꯧꯈꯠꯂꯨꯕ ꯃꯥꯒꯤ ꯃꯌꯥꯝꯕꯗꯨꯒꯤ ꯀꯣꯏꯅꯩꯕ ꯅꯨꯄꯤꯁꯤꯁꯨ ꯂꯩꯕ ꯃꯥꯁꯨ ꯂꯩꯕ ꯃꯣꯏꯅꯤ ꯃꯁꯛꯄꯥꯎ ꯎꯅꯗꯦꯌꯦꯀꯣ ꯂꯩꯌꯦꯗꯤ ꯈꯪꯕ ꯑꯗꯩ ꯃꯌꯥꯝꯕꯒꯤ ꯅꯨꯄꯤꯁꯤꯅ ꯐꯠꯂꯥꯎ ꯆꯥꯛ ꯊꯣꯡꯕ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯊꯣꯡꯉꯒꯅ ꯃꯌꯥꯝꯕ ꯍꯣꯏꯒꯤ ꯅꯨꯄꯤ ꯍꯣꯏꯁꯦ ꯃꯣꯏ ꯃꯌꯥꯝꯕ ꯍꯣꯏꯁꯦ ꯆꯪꯉꯛꯇꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯅꯕ ꯃꯣꯏꯁꯦ ꯊꯥ ꯑꯃꯒ ꯂꯩꯌꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤꯗꯤ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗ ꯂꯩ ꯈꯣꯠꯂꯦ ꯍꯥꯏꯔꯨꯕꯖꯥꯠꯅꯦꯕ ꯃꯌꯨꯝꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯐꯤꯔꯣꯜꯒꯁꯦ ꯃꯣꯏꯗ ꯂꯩꯕꯅ ꯍꯦꯜꯂꯛꯑꯕꯅꯤꯅ
ꯂꯣꯏꯅ ꯈꯣꯡꯎꯞꯇꯩ ꯀꯩꯗꯩ ꯐꯤꯔꯣꯟꯗꯩ ꯂꯣꯏ ꯊꯝꯃꯦꯌꯦ ꯅꯨꯄꯤꯁꯤꯒꯤ ꯐꯤꯔꯣꯟꯒꯁꯦ ꯅꯨꯄꯥꯁꯤ ꯃꯌꯨꯝꯁꯤꯗ ꯑꯗꯩ ꯌꯥꯝ ꯊꯥꯖꯗꯅ ꯍꯟꯗꯛꯁꯦ ꯅꯨꯄꯥꯁꯦ ꯌꯥꯝ ꯑꯉꯥꯡ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯈ꯭ꯔꯦꯕ ꯀ꯭ꯂꯥꯁ 12 ꯈꯛ ꯀꯥꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯕ ꯑꯗꯨꯒꯅꯦ ꯃꯉꯣꯟꯗꯩ ꯂꯩꯊꯣꯛꯑꯕ ꯐꯣꯟꯒꯁꯦ ꯂꯣꯏ ꯕ꯭ꯂꯣꯛ ꯊꯝꯃꯛꯄꯤ ꯑꯗꯩ ꯃꯥꯅ ꯆꯠꯂꯨꯕꯒꯁꯦ ꯃꯌꯨꯝꯗ ꯅꯨꯄꯤꯁꯤꯅ ꯀꯥꯗ ꯑꯗꯨꯝ ꯐꯝꯍꯧꯔꯦꯗꯅ ꯅꯨꯄꯥꯁꯤꯅ ꯆꯠꯈ꯭ꯔ ꯁꯨꯡꯍꯜꯂꯛꯇꯕ ꯅꯨꯄꯤꯁꯦ ꯍꯦꯛ ꯂꯩꯕ ꯍꯜꯂꯛꯇꯕ ꯑꯗꯨ ꯅꯨꯄꯥꯗꯣ ꯍꯜꯂꯛꯇ꯭ꯔꯕꯅꯤꯅ ꯅꯨꯄꯤꯗꯣ ꯏꯀꯥꯏꯗꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯗꯅ ꯑꯗꯩ ꯑꯩ ꯐꯤꯔꯣꯟ ꯄꯨꯔꯒꯦꯒ ꯍꯥꯏꯔꯨꯕꯁꯦ ꯄꯨꯑꯣ ꯀꯩꯅꯣ ꯅꯌꯨꯝꯂꯣ ꯁꯤꯕꯣ ꯅꯪ ꯆꯥꯛꯀ ꯍꯥꯞꯄ ꯉꯝꯃꯣꯏ ꯅꯪ ꯆꯥꯛ ꯆꯥꯅꯤꯡꯉꯥꯏꯒ ꯂꯩꯇꯦ ꯀꯥꯏꯅ ꯅꯌꯨꯝꯂꯣ ꯁꯤꯕꯣꯒ ꯍꯥꯏꯔꯛꯄ ꯌꯥꯝ ꯎꯁꯤꯠꯇꯅꯀꯣ ꯑꯗꯩ ꯅꯨꯄꯤꯗꯨꯅ ꯃꯥꯏ ꯐꯤꯔꯣꯟꯒꯁꯦ ꯌꯣꯝꯃꯒ ꯄꯨꯔꯛꯄꯁꯦ ꯅꯨꯄꯥꯁꯤꯅꯒ ꯈꯥꯝꯗꯕ ꯄꯨꯔꯥ ꯅꯨꯄꯤꯗꯨꯗ ꯃꯉꯣꯟꯗ ꯂꯨꯞꯄ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯗꯨꯗ ꯂꯨꯞꯇꯅ ꯀꯣꯏ ꯆꯠꯃꯤꯟꯅꯗꯅ ꯄꯩꯁꯥ ꯊꯥꯗꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩꯊꯣꯛꯈ꯭ꯔꯕ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯄꯨꯡ ꯆꯥꯛꯄ ꯄꯨꯡ ꯀꯥꯕꯅꯦꯕ ꯅꯨꯄꯤꯁꯦ ꯑꯗꯩ ꯇꯧꯕꯕꯨꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯈꯛ ꯃꯉꯣꯟꯗ ꯈꯔ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔ ꯃꯦꯁꯦꯖ ꯀꯞꯇꯥ ꯊꯥꯖꯤꯜꯂꯛꯄ ꯑꯗꯩꯗ ꯕꯗꯅꯥꯝ ꯇꯧꯔꯛꯄꯅꯦꯕ ꯃꯥꯅ ꯅꯨꯄꯥꯗꯣ ꯀꯣꯏ ꯈꯣꯠꯂꯤ ꯅꯪꯅ ꯑꯗꯩ ꯃꯣꯏꯅ ꯆꯠꯂꯤꯉꯩꯗ ꯏꯟꯅꯔꯛꯄ ꯑꯗꯨ ꯅꯣꯏꯒ ꯆꯠꯃꯤꯟꯅꯩꯁꯤꯅꯦꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯤꯅꯀꯣ ꯑꯗꯩ ꯃꯣꯏꯅꯒ ꯅꯨꯄꯤꯁꯤꯅ ꯃꯃꯥꯟꯅꯕꯤꯒ ꯃꯣꯏ ꯕꯖꯥꯔ ꯆꯠꯃꯤꯟꯅꯕꯁꯦ ꯅꯨꯄꯥꯗꯣ ꯑꯆꯥꯄꯣꯠꯀ ꯂꯩꯔ ꯄꯤꯁꯜꯂꯝꯕ ꯑꯗꯨ ꯃꯃꯥꯟꯅꯕꯤꯅꯗꯤ ꯈꯔ ꯄꯥꯎ ꯇꯝꯕ ꯑꯗꯨꯗꯩꯅꯦꯕ ꯃꯣꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯅꯨꯄꯤꯗꯨ ꯌꯦꯡꯉꯨꯅꯦ ꯍꯞꯇꯥ ꯑꯃ ꯂꯩꯊꯣꯛꯇꯅ ꯊꯥ ꯑꯃꯒ ꯂꯩꯗꯅ ꯆꯍꯤ ꯑꯗꯨꯛ ꯌꯥꯝꯕꯗꯣ ꯀꯣꯏꯅꯔ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯂꯩꯊꯣꯛꯏꯁꯤꯅꯦꯕ ꯃꯥꯁꯦ ꯂꯧꯕꯤꯌꯨ ꯌꯥꯗ꯭ꯔꯤꯁꯤꯅꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯃꯈꯣꯡ ꯊꯣꯡꯅ ꯆꯪꯁꯤꯟꯕꯁꯨ ꯅꯨꯄꯥꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯨꯡꯍꯜꯍꯜꯂꯛꯑꯣꯏꯗꯕ ꯍꯥꯏꯗꯣꯛꯄꯒ ꯆꯠꯄꯤꯗꯧꯕ ꯅꯠꯇꯕ ꯑꯗꯩ ꯃꯣꯏ ꯁꯣꯝꯒꯤ ꯃꯌꯨꯝꯅꯅꯦ ꯃꯌꯨꯝꯅꯁꯨ ꯃꯉꯣꯟꯗ ꯑꯣꯏꯅ ꯐꯨꯗꯣꯏꯕ ꯑꯣꯟꯁꯤꯜꯂꯒ ꯀꯩ ꯇꯧꯒꯗꯧꯕꯅꯣꯁꯦ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗꯕ ꯑꯗꯒꯤ ꯃꯥꯁꯨ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯅꯣꯏ ꯍꯥꯟꯅ ꯏꯍꯥꯟ ꯍꯥꯟꯅ ꯅꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯅꯣꯏ ꯑꯍꯜ ꯂꯃꯟꯅ ꯅꯨꯄꯥꯁꯦ ꯀꯧꯍꯜꯂꯨ ꯅꯕꯥꯅꯤ ꯆꯦꯜꯂꯣ ꯈꯣꯠꯂꯣꯅ ꯐꯖꯅ ꯍꯥꯏꯍꯜꯂꯣ ꯑꯗꯩ ꯅꯣꯏ ꯅꯗꯣꯝꯆꯥ ꯅꯨꯄꯤꯅ ꯊꯤꯟꯒꯦꯒ ꯊꯤꯜꯍꯜꯂꯣ ꯅꯪꯅ ꯂꯩꯒꯦ ꯍꯥꯏꯕꯅꯤꯅ ꯀꯦꯁ ꯑꯣꯏꯅ ꯇꯧꯅꯈ꯭ꯔꯒꯗꯤ ꯀꯥꯏꯅꯕꯔꯣꯝꯗ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯅꯪ ꯂꯥꯛꯑꯣ ꯋꯥ ꯉꯥꯡꯅꯁꯦꯅ ꯀꯧꯍꯟꯕꯅꯤ ꯈꯪꯗꯦ ꯅꯣꯏ ꯃꯤ ꯆꯠꯂ ꯍꯥꯏꯔꯨꯕꯅꯤ ꯈꯪꯗꯦ ꯊꯤꯟꯕꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯋꯣꯅ ꯑꯩꯅ ꯊꯥꯈꯤꯕ ꯃꯥꯗꯣ ꯃꯥꯅ ꯂꯩꯖꯒꯦ ꯍꯥꯏꯕꯅꯤꯅ ꯃꯥꯡꯕ ꯌꯥꯕ ꯃꯥꯡꯕꯅꯤꯅ ꯅꯨꯄꯥꯗꯣ ꯉꯝꯅꯕ ꯅꯝꯗꯅ ꯑꯍꯜ ꯂꯃꯟ ꯇꯧꯔꯒ ꯂꯩꯈꯤꯕ ꯐꯩꯌꯦꯕ ꯃꯥ ꯑꯗꯨꯅꯤ ꯃꯇꯝꯁꯦ ꯃꯇꯝ ꯑꯃꯅꯤ ꯑꯗꯨ ꯀꯔꯤꯅꯣ ꯅꯣꯏꯕꯣ ꯏꯕꯦꯝꯃ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗꯕꯨ ꯆꯠꯇꯅ ꯎꯅꯕꯗ ꯏꯖꯠ ꯄꯤꯊꯣꯛꯄꯕꯨ ꯀꯗꯥꯏꯅꯣꯅ ꯍꯥꯏꯔꯤꯉꯩꯗ ꯑꯃꯨꯛ ꯊꯥ ꯑꯃꯒ ꯂꯩ ꯍꯞꯇꯥ ꯑꯃꯒ ꯂꯩ ꯍꯥꯏꯁꯨ ꯀꯩꯅꯣ ꯇꯥꯕꯗ ꯀꯤꯕ ꯑꯃ ꯌꯥꯎꯔꯦ ꯉꯥꯏꯍꯥꯛ ꯆꯪꯉꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯍꯥꯏꯕꯁꯨ ꯅꯠꯇꯕꯅ ꯄꯨꯡꯉꯛ ꯋꯥꯔꯤꯅꯤꯀꯣ ꯁꯨꯝ ꯇꯥꯈꯠꯂꯛꯏꯁꯦ ꯁꯨꯡꯇꯥ ꯇꯥꯗꯕ ꯉꯥꯛꯇꯅꯤꯀꯣ ꯇꯥꯈꯠꯂꯛꯏꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯊꯪꯁꯤꯅꯅꯦ ꯏꯆꯦ ꯑꯃꯈꯛ ꯑꯩꯅ ꯉꯥꯡꯃꯨꯛꯁꯨ ꯋꯥꯔꯤ ꯂꯤꯈ꯭ꯔꯕꯅꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯂꯣꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯅꯨꯡꯕꯥꯔ ꯂꯣꯏꯅꯃꯛ ꯐꯦꯜ ꯑꯣꯏꯔꯛꯇꯅ ꯑꯗꯒꯤꯗꯤ ꯃꯆꯥꯒꯐꯧ ꯆꯠꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯅꯨꯄꯤꯗꯨꯒ ꯈꯠꯅꯔꯨꯗꯅ ꯑꯗꯩ ꯃꯥꯏ ꯃꯆꯥꯁꯤꯒ ꯃꯄꯥꯁꯤꯒ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯐꯨꯅꯗꯅ ꯅꯨꯄꯤ ꯀꯣꯏꯕꯩ ꯅꯨꯄꯤꯁꯤꯗ ꯄꯨꯡꯂꯨꯞ ꯂꯨꯞꯇꯅ ꯂꯩꯈꯤꯗꯅ ꯗꯨꯀꯥꯟ ꯊꯣꯛꯄꯅꯦꯅ ꯊꯣꯛꯈ꯭ꯔꯒ ꯅꯨꯄꯤꯗꯨꯒ ꯃꯌꯨꯝ ꯁꯥꯗꯅ ꯍꯤꯡꯒꯣꯜ ꯂꯩꯗꯅ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯂꯩꯔꯒ ꯍꯜꯂꯛꯄꯤ ꯗꯨꯀꯥꯟꯗꯨꯅ ꯃꯤ ꯊꯥꯗꯣꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯉꯛꯇꯕꯤ ꯑꯗꯨꯒꯤ ꯋꯥꯈꯜꯅ ꯑꯗꯨꯝ ꯂꯤꯁꯥꯡ ꯁꯤꯠꯅ ꯃꯥꯒꯤ ꯃꯀꯣꯛꯁꯦ ꯌꯩꯔꯕ ꯑꯗꯨꯒꯤ ꯏꯆꯦꯁꯤꯅ ꯍꯥꯏꯔꯛꯏꯀꯣ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯅꯨꯄꯤꯗꯨꯒ ꯅꯨꯄꯥꯁꯤꯒ ꯈꯠꯅꯩꯌꯦꯅ ꯇꯧꯕꯗ ꯏꯆꯦꯁꯤꯅ ꯍꯥꯏꯔꯛꯏ ꯐꯣꯟ ꯇꯧꯔꯛꯏ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯅ ꯏꯕꯦꯝꯃ ꯑꯩꯅ ꯅꯥꯔꯤꯕ ꯂꯥꯏꯅꯥꯁꯦ ꯁꯤꯗ꯭ꯔꯤꯕꯣ ꯑꯗꯨꯝ ꯅꯥꯔꯗꯕ ꯂꯥꯏꯅꯥꯅꯤ ꯁꯤꯗ꯭ꯔꯤꯕꯣ ꯑꯩ ꯀꯣꯛꯁꯦ ꯆꯥꯛꯑꯗꯕꯅꯤ ꯈꯥꯏꯅꯕꯁꯨ ꯉꯝꯗꯕ ꯏꯄꯥꯝꯗꯣꯏꯁꯨ ꯄꯨꯏ ꯏꯆꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯄꯨꯔ ꯀꯃꯥꯏꯅ ꯆꯠꯂꯨꯗꯣꯏꯅꯣ ꯑꯗꯩ ꯁꯤꯗ ꯂꯩꯔꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯃꯁꯛꯁꯦ ꯎꯕꯗ ꯑꯩ ꯁꯨꯡꯎ ꯎꯅꯤꯡꯗꯕ ꯚꯥꯏꯗꯤ ꯀꯨꯏꯔꯦꯀꯣ ꯇꯨꯃꯤꯟ ꯍꯤꯞꯃꯤꯟꯅꯗꯕꯒ ꯆꯍꯤ 7-9 ꯍꯦꯜꯂꯕꯅꯤ ꯅꯨꯄꯤꯗꯣ ꯍꯦꯛ ꯂꯧꯕꯗꯩ ꯃꯥꯅ ꯍꯟꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯅꯪ ꯑꯩꯉꯣꯟꯗ ꯏꯁꯥ ꯁꯣꯛꯂꯛꯑꯅꯣꯅ ꯀꯧꯅ ꯉꯥꯡꯅꯗꯕꯤ ꯂꯩꯅꯔꯛꯑꯕꯅꯦꯕ ꯑꯗꯨꯅ ꯃꯥꯁꯨ ꯃꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯅ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯋꯥꯅꯤꯗ ꯋꯥꯍꯩ ꯑꯃ ꯁꯨꯃꯥꯏꯅꯀꯣ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯅꯤꯕꯗ ꯏꯁꯣꯔꯗ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯤꯅꯕꯤꯌꯨꯀꯣꯅ ꯏꯁꯣꯔꯗ ꯂꯣꯏ ꯅꯤꯅꯩꯗꯅꯀꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯍꯟꯕꯤꯌꯨ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯕꯤꯒꯅꯨꯅ ꯑꯗꯣ ꯃꯥꯗꯤꯅꯦ ꯏꯁꯣꯔꯁꯦ ꯅꯤꯕꯗ ꯁꯨꯃꯥꯏꯅ ꯅꯤꯔꯦ ꯍꯥꯏꯌꯦꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯗ ꯈꯔ ꯊꯨꯅ ꯂꯧꯁꯟꯕꯤꯈ꯭ꯔꯣꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯋꯥꯔꯛꯄꯤꯅꯕꯁꯨ ꯂꯩꯇ꯭ꯔꯦ ꯃꯥꯁꯨ ꯅꯨꯄꯤꯗꯣ ꯂꯣꯜꯂꯦꯅ ꯅꯨꯄꯤꯗꯣ ꯄꯨꯁꯜꯂꯛꯑꯣꯅ ꯍꯥꯏꯕꯁꯨ ꯃꯥ ꯂꯩꯃꯤꯟꯅꯕꯁꯨ ꯉꯝꯃꯣꯏ ꯄꯨꯁꯜꯂꯛꯇꯅꯕꯒꯤ ꯊꯤꯡꯉꯤꯅꯤ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤꯗꯨꯒ ꯀꯥꯏꯅꯧ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯩ ꯃꯥ ꯃꯄꯥꯝꯗ ꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯂꯣꯏꯅꯗꯅ ꯂꯩꯔꯦ ꯃꯆꯥ ꯌꯥꯎꯔꯦ ꯅꯨꯄꯤꯗꯨꯒꯤ ꯍꯣꯠꯅꯗꯅ ꯂꯩꯔꯦ ꯍꯜꯂꯛꯑꯒꯅ ꯅꯨꯡꯗꯥꯡ ꯌꯨꯝꯗ ꯇꯨꯝꯃꯦ ꯀꯧꯅ ꯉꯥꯡꯗ꯭ꯔꯦ ꯆꯍꯤ 7-9 ꯀꯧꯅ ꯉꯥꯡꯅꯗ꯭ꯔꯦ ꯂꯩꯃꯤꯟꯅꯔꯤ ꯏꯇꯩ ꯏꯅꯥꯎꯅꯦꯗꯅꯤ ꯀꯩꯝ ꯍꯥꯏꯅꯗ꯭ꯔꯦ ꯀꯔꯕꯥꯔ ꯅꯨꯡꯕꯥꯔ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯑꯦ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯊꯥꯗꯈ꯭ꯔꯦ ꯃꯌꯨꯝ ꯍꯤꯡꯒꯣꯜ ꯂꯩꯗꯅ ꯑꯗꯨꯗꯗꯤ ꯈꯥꯏꯅꯕꯁꯨ ꯏꯀꯥꯏꯕꯅꯤꯅ ꯈꯥꯏꯅꯍꯟꯕꯁꯨ ꯇꯟꯕꯅꯤ나 ꯑꯩ ꯏꯄꯨꯔꯣꯏꯕꯁꯤꯗ ꯂꯧꯁꯟꯕꯤꯈ꯭ꯔꯣꯅ ꯍꯥꯏꯔꯦꯕ ꯑꯩ ꯂꯨꯈꯥꯕꯤ ꯑꯣꯏꯔꯒ ꯋꯥꯏ ꯁꯪꯅ ꯂꯩꯍꯧꯔꯒꯦꯅ ꯅꯨꯄꯤ ꯂꯣꯟꯗꯅ ꯃꯊ꯭ꯋꯥꯏ ꯆꯥꯛꯑ ꯂꯩꯗꯣꯏ ꯁꯧꯗꯤ ꯅꯥꯈꯩ ꯁꯦꯡꯅ ꯃꯄꯨꯔꯣꯏꯕꯁꯨ ꯁꯤꯈꯤꯕꯅ ꯐꯕ ꯑꯃ ꯂꯩꯔꯕ ꯈꯥꯏꯅꯔꯒꯁꯨ ꯃꯄꯥꯝꯗꯁꯨ ꯍꯟꯅꯤꯡꯗꯕ ꯑꯗꯨꯅ
ꯌꯦꯡꯉꯣ ꯂꯥꯏꯁꯤꯗ ꯏꯁꯣꯔꯁꯤꯗ ꯑꯣꯏꯅ ꯏꯄꯨꯔꯣꯏꯕꯁꯤ ꯂꯧꯁꯟꯕꯤꯈ꯭ꯔꯣ ꯊꯨꯅꯅ ꯂꯨꯈꯥꯕꯤ ꯑꯣꯏꯖꯍꯧꯔꯒꯦꯅ ꯅꯤꯔꯕꯅꯦꯕ ꯁꯤ ꯌꯦꯡꯉꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯣꯟꯕꯁꯦ ꯅꯨꯡꯉꯥꯏꯕ ꯂꯣꯏꯈ꯭ꯔꯕꯅꯤꯀꯣ ꯅꯨꯡꯉꯥꯏꯕ ꯁꯨꯡꯅ ꯅꯠꯇꯦꯀꯣ ꯉꯥꯏꯕ ꯁꯨꯡꯅ ꯅꯠꯇꯦ ꯉꯪꯅꯔꯛꯇꯣꯏꯅꯤ ꯈꯠꯅꯔꯛꯇꯣꯏꯅꯤ ꯑꯃꯒ ꯑꯃꯨꯛ ꯈꯠꯅꯩ ꯑꯃꯒ ꯑꯃꯨꯛ ꯂꯥꯎꯅꯩ ꯑꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤꯁꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯀꯦꯁ ꯅꯨꯡ ꯐꯝꯅꯗꯅ ꯈꯣꯠꯇꯅ ꯇꯧꯈ꯭ꯔꯕꯅꯤ나 ꯂꯣꯏꯅ ꯑꯗꯨꯝ ꯈꯪꯅꯩꯌꯦꯕ ꯃꯥꯁꯨ ꯆꯦꯜꯂꯛꯏꯀꯣ ꯃꯊꯥ ꯁꯥꯗꯅ ꯃꯥꯁꯦ ꯏꯕꯦꯝꯃ ꯏꯆꯟꯅꯨꯄꯤ ꯑꯩꯁꯦ ꯃꯊꯥ ꯁꯥꯔꯦ ꯑꯇꯣꯝꯕꯤꯁꯤꯗꯤ ꯌꯥꯝ ꯅꯍꯥꯅꯦꯕ ꯃꯥꯅ ꯂꯧꯔꯤꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯒꯨꯝꯕꯅꯦꯕ ꯃꯥꯅ ꯆꯍꯤ 10 ꯍꯜꯂꯤꯅꯦꯕ ꯑꯁ ꯑꯇꯣꯝꯕꯤꯁꯤ ꯅꯨꯄꯥ ꯀꯣꯏꯔꯦ ꯋꯥꯏꯇꯤꯡ ꯂꯩ ꯑꯗꯩ ꯑꯣꯟꯂꯥꯏꯟ ꯄꯨꯡ 12 ꯂꯩ ꯑꯍꯤꯡ ꯁꯨꯛꯇꯨꯝ ꯇꯨꯝꯗꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯑꯐꯧ ꯃꯥ ꯑꯣꯟꯂꯥꯏꯟ ꯂꯩ ꯐꯦꯁꯕꯨꯛ ꯌꯦꯡ ꯂꯩ ꯇꯨꯝꯗ꯭ꯔꯦ ꯃꯥꯗꯤ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯑꯌꯨꯡꯗꯤꯟ ꯃꯥꯅ ꯆꯠꯆꯕ ꯋꯥꯅꯤ ꯑꯍꯤꯡꯗꯤ ꯃꯥꯒ ꯅꯨꯄꯤꯁꯤꯒ ꯂꯩꯃꯤꯟꯅꯗꯦꯕ ꯃꯥꯅ ꯁꯣꯝ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤꯅ ꯑꯗꯨꯅ ꯑꯩꯁꯤ ꯃꯊꯥ ꯁꯥꯔꯦ ꯑꯗꯩ ꯉꯍꯥꯟꯁꯨ ꯑꯩꯁꯦ ꯌꯦꯡꯒꯦ ꯃꯁꯤꯗꯤꯅ ꯌꯦꯡꯉꯦ ꯑꯣꯟꯂꯥꯏꯟꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯑꯍꯤꯡ ꯇꯨꯝꯗꯒꯩ ꯃꯥꯁꯤ ꯑꯗꯨꯅ ꯃꯥꯁꯤ ꯗꯥꯛꯇꯔꯗ ꯃꯃꯥ ꯅꯥꯕꯩ ꯍꯟꯗꯛ ꯗꯥꯛꯇꯔ ꯂꯩ ꯑꯩꯅ ꯑꯍꯤꯡꯗ ꯑꯣꯟꯂꯥꯏꯟ ꯑꯗꯨꯝ ꯂꯩꯕꯗꯩ ꯗꯥꯛꯇꯔꯁꯤꯗ ꯆꯠꯂꯒ ꯑꯩꯅ ꯊꯨꯒꯥꯏꯕꯅꯤ ꯐꯣꯟꯁꯦ ꯑꯩꯁꯦ ꯇꯦꯟꯁꯟꯅ ꯑꯩ ꯀꯣꯛꯄꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯑꯩ ꯌꯨꯝ ꯄꯥꯟꯖꯈ꯭ꯔꯦꯒꯦ ꯅꯪ ꯅꯌꯨꯝꯗ ꯑꯩ ꯄꯨꯁꯟꯕꯁꯨ ꯉꯝꯗꯕ ꯂꯝꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯝꯕ ꯑꯩ ꯏꯆꯥꯁꯦ ꯂꯝꯒꯤ ꯃꯆꯥ ꯍꯥꯏꯔꯦ ꯅꯣꯏ ꯁꯥꯒꯩꯅ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯅꯪ ꯅꯨꯄꯤꯅ ꯂꯝꯗ ꯄꯣꯛꯄ ꯃꯆꯥ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯏ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯍꯥꯏꯔꯦ ꯂꯟ ꯊꯨꯝ ꯑꯝꯇ ꯈꯥꯏ ꯉꯝꯃꯣꯏ ꯍꯥꯏꯔꯦ ꯅꯪꯅ ꯁꯤꯈꯤꯕꯗ ꯑꯩ ꯍꯛ ꯀꯔꯤꯝꯐꯥꯎ ꯂꯩꯇꯦ ꯅꯣꯏ ꯏꯃꯨꯡꯗꯨꯗ ꯑꯩ ꯏꯆꯥꯒꯤ ꯍꯛ ꯀꯔꯤꯝꯐꯥꯎ ꯂꯩꯇꯦ ꯑꯩ ꯏꯄꯥꯅꯤ ꯑꯩ ꯅꯨꯄꯥꯅꯦꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯌꯥꯎꯕ ꯉꯝꯒꯗꯧ ꯅꯠꯇꯦ ꯂꯩ ꯑꯃ ꯀꯠꯄ ꯌꯥꯒꯗꯧ ꯅꯠꯇꯦ ꯑꯗꯨꯅ ꯅꯪ ꯅꯨꯄꯥ ꯊꯣꯛꯇꯕꯅ ꯁꯣꯝꯗꯩꯁꯨ ꯅꯩꯈꯠꯂꯛꯄ ꯑꯁꯣꯝꯗꯩꯁꯨ ꯅꯩꯈꯠꯂꯛꯄ ꯑꯗꯨꯅ ꯇꯦꯟꯁꯟꯁꯤꯅ ꯃꯥꯁꯨ ꯉꯥꯎꯕ ꯑꯗꯩ ꯑꯩꯅ ꯑꯗꯨꯝ ꯍꯥꯏ ꯍꯧꯈꯤꯕꯗꯩ ꯍꯧꯅ ꯏꯕꯨꯡ ꯉꯁꯤ ꯅꯪ ꯉꯥꯎꯔꯗꯤ ꯉꯥꯎꯔꯨꯔꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯟꯅ ꯊꯣꯛꯑꯣ ꯋꯥꯏ ꯁꯪꯅ ꯂꯩꯔꯣ ꯁꯨꯝ ꯂꯝꯕꯤꯗꯣ ꯁꯨꯝ ꯆꯠꯂ ꯀꯣꯛ ꯁꯥꯟꯅꯔꯅꯤ ꯍꯥꯏꯌꯦꯕ ꯅꯍꯥꯅꯤꯅ ꯀꯣꯏꯔꯛꯀꯅꯤ ꯃꯥꯗꯤ ꯀꯣꯏꯁꯨ ꯀꯣꯏꯔꯝꯅꯤ ꯑꯗꯣ ꯏꯕꯨꯡꯅ ꯁꯨꯝ ꯁꯦꯟꯅ ꯂꯩ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯝ ꯀꯣꯏꯔꯝꯅꯤ ꯑꯗꯨꯅ ꯏꯕꯨꯡꯁꯨ ꯁꯨꯝ ꯃꯊꯥ ꯁꯥꯔꯅꯤ ꯇꯦꯟꯁꯟ ꯂꯩꯔꯅꯤ ꯑꯃꯒꯤꯁꯨ ꯌꯥꯅꯗ ꯑꯃꯒꯁꯨ ꯌꯥꯅꯗ ꯑꯇꯣꯝꯕꯤꯒ ꯆꯠꯂꯨꯔꯦ ꯈꯜꯅꯔ ꯍꯜꯂꯛ ꯁꯣꯝꯗ ꯂꯥꯛꯑꯦ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯀꯧ ꯉꯥꯡꯗ꯭ꯔꯦ ꯐꯖꯅ ꯁꯦꯕꯥ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯏꯕꯨꯡ ꯅꯪ ꯂꯣꯏ ꯉꯥꯎꯅꯔꯅꯤ ꯅꯣꯏ ꯄꯨꯝꯅꯃꯛ ꯅꯀꯣꯛ ꯉꯥꯎꯅꯔꯅꯤ ꯏꯕꯨꯡ ꯑꯗꯨꯅ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯅ ꯑꯩꯅ ꯍꯥꯏꯈꯤꯕꯀꯣ ꯑꯗꯣ ꯑꯁ ꯑꯩ ꯍꯣꯏ ꯌꯦꯡꯉꯨꯔꯒꯦ ꯑꯗꯣ ꯑꯉꯥꯡꯗꯨꯃ ꯌꯥꯎꯈ꯭ꯔꯃꯤꯅ ꯑꯉꯥꯡꯗꯨꯒꯤ ꯈꯜꯂꯒ ꯑꯩꯁꯦ ꯉꯝꯗꯕꯅꯤꯅꯦꯍꯦꯅ ꯍꯥꯏꯔꯝꯃꯦꯕ ꯃꯥꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯠꯈꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯅꯤ ꯂꯣꯟꯒꯦꯒ ꯈꯜꯂꯨꯅꯨ ꯑꯄꯪꯕ ꯃꯤꯅ ꯂꯣꯟꯕꯩ ꯋꯥꯅꯤ ꯑꯃꯒꯤꯐꯧ ꯁꯦꯟ ꯊꯨꯝ ꯍꯣꯠꯅ ꯉꯝꯗꯗꯅ ꯑꯗꯩ ꯄꯨꯕ ꯉꯝꯗꯗꯅ ꯍꯣꯠꯅꯔꯤꯕꯅꯤ ꯁꯤꯗꯩꯁꯤꯗꯅꯤ ꯑꯃꯨꯛ ꯂꯣꯟꯅꯗꯣꯔꯤꯕꯁꯦ ꯑꯗꯨꯅ ꯗꯥꯛꯇꯔ ꯆꯦꯛ ꯆꯠ ꯉꯝꯗꯦ ꯏꯆꯥ ꯄꯣꯛꯍꯟꯅ ꯌꯦꯡꯗꯦꯅ ꯇꯧꯅꯔꯤꯕꯅꯦꯕ ꯑꯗꯨꯗꯩꯗꯨꯗꯅꯦ ꯅꯨꯄꯤꯒ ꯂꯣꯜꯂꯕ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯕꯀꯣ ꯑꯗꯩ ꯃꯊꯪꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯝꯃꯁꯦ ꯂꯩꯁꯥꯕꯤꯅꯤꯀꯣ ꯃꯣꯏꯁꯦ ꯀꯔꯕꯥꯔ ꯇꯧꯔ ꯚꯔꯥꯗ ꯂꯩꯕꯅꯦꯕ ꯑꯗꯩ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤ ꯁꯤꯁꯨ ꯅꯤꯁꯥ ꯐꯖꯅ ꯆꯥꯕ ꯅꯨꯄꯥꯅꯤ ꯁꯦꯟꯇꯔꯗꯒ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯒꯗꯤ ꯃꯣꯏꯁꯦ ꯅꯨꯄꯥꯁꯦ ꯅꯨꯄꯤꯒꯤꯁꯤꯗ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤꯅ ꯆꯠꯂꯒ ꯑꯗꯩ ꯑꯍꯤꯡꯁꯦ ꯂꯦꯛꯑꯕꯖꯥꯠꯅꯦ ꯑꯍꯤꯡ 2-3ꯁꯦ ꯂꯦꯛꯑꯦ ꯃꯄꯥꯟꯁꯦ ꯂꯦꯛꯃꯤꯟꯅꯔꯦ ꯚꯔꯥꯁꯤꯗ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏ ꯈꯣꯠꯂꯦ ꯑꯇꯣꯞꯄ ꯐꯣꯟ ꯇꯧꯔꯦꯅ ꯅꯨꯄꯥꯁꯤꯅ ꯍꯦꯛꯇ ꯐꯨꯗꯅ ꯚꯔꯥꯁꯤꯗ ꯏꯃꯥ ꯏꯄꯦꯝꯃ ꯈꯠꯅꯗꯅ ꯑꯀꯣꯏꯕꯒꯤ ꯃꯤꯈꯩꯁꯤꯅ ꯈꯥꯝꯗꯣꯛꯅꯗꯅ ꯏ ꯅꯥꯏ ꯇꯥꯟꯅꯗꯅ ꯂꯩꯀꯥꯏ ꯆꯪꯅꯗꯅ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯛꯑꯦꯕ ꯁꯤ ꯌꯦꯡꯉꯨꯅꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯦ ꯚꯔꯥꯁꯦ ꯂꯦꯛꯃꯤꯟꯅꯔꯤꯅꯦ ꯑꯗꯩ ꯅꯨꯄꯥ ꯀꯣꯏꯅ ꯐꯨꯅꯔꯛꯏꯅꯦꯕ ꯅꯨꯄꯥꯁꯤꯅ ꯐꯨꯗꯠꯂꯛꯏꯅꯦꯕ ꯅꯨꯄꯤꯁꯦ ꯁꯣꯛꯄꯗꯤ ꯑꯗꯨꯝ ꯄꯥꯡꯒꯜ ꯁꯣꯟꯕ ꯅꯨꯄꯤꯗ ꯁꯣꯛꯏꯗꯅ ꯑꯗꯨ ꯌꯦꯡꯉꯣꯕ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯑꯩꯅ ꯅꯨꯄꯥ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯕ ꯌꯥꯗꯦꯁꯦ ꯈꯟꯊꯔꯛꯇ꯭ꯔꯦ ꯍꯌꯦꯡ ꯏꯖꯠ ꯁꯣꯛꯄꯁꯦ ꯑꯩꯅ ꯍꯦꯟꯗꯣꯏꯅꯤꯀꯣ ꯅꯨꯄꯥꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯀꯣꯅ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯁꯤꯁꯨ ꯑꯩ ꯄꯥꯈꯪꯅꯤꯀꯣ ꯂꯩꯁꯥꯕꯤꯁꯤꯒ ꯑꯩꯒ ꯆꯦꯟꯗꯅ ꯂꯦꯛꯃꯤꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯈꯟꯕ ꯅꯠꯇꯦ ꯑꯗꯩ ꯑꯃꯨꯛ ꯐꯨꯅ ꯈꯜꯂꯛꯏ ꯃꯤ ꯚꯔꯥ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯄꯥꯜꯂꯤꯗꯨꯗ ꯋꯥꯊꯣꯛ ꯂꯥꯟꯖꯥꯎ ꯊꯣꯛꯑꯦ ꯌꯦꯡꯉꯣ ꯁꯤꯅꯤ ꯖꯥꯠ ꯖꯥꯠꯀꯤ ꯄꯥꯎꯅꯤ ꯍꯧꯖꯤꯛ ꯇꯥꯈꯠꯂꯛꯏꯁꯦ ꯂꯣꯏꯕ ꯁꯨꯡꯅꯥꯏ ꯅꯥꯏꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯅ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯃꯈꯜꯁꯦ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯂꯤꯕ ꯉꯝꯗꯦ ꯍꯦꯛꯇꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯂꯣꯏꯁꯟꯖꯔꯒꯦ ꯋꯥꯔꯤꯒꯤꯗꯤ ꯁꯤꯗ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅꯅꯦ ꯄꯩꯁꯥ ꯇꯣꯟꯕꯩ ꯀꯦꯁ ꯌꯥꯝ ꯂꯥꯛꯑꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯑꯦꯀꯣ ꯍꯦꯛꯇ ꯈꯨꯂꯥꯛ ꯑꯃꯅꯤ ꯑꯗꯣ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯅꯅꯦ ꯂꯧꯗꯦꯕ ꯉꯁꯥꯏ ꯀꯦꯁꯁꯦ ꯑꯩꯈꯣꯏꯅ ꯃꯗꯨ ꯊꯧꯗꯣꯛ ꯊꯧꯖꯤꯟ ꯑꯩꯈꯣꯏ ꯉꯝꯗꯦꯕ ꯑꯗꯣ ꯃꯗꯨ ꯍꯦꯛ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯦꯅꯅꯦ ꯄꯩꯁꯥꯒꯤ ꯀꯦꯁꯁꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯨꯕꯗꯅꯦ ꯍꯦꯛ ꯄꯥꯏꯔꯨꯕ ꯅꯨꯃꯤꯠꯇꯒꯤ ꯃꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯄꯩꯁꯥ ꯊꯧ ꯍꯧꯔꯛꯑꯅꯦꯕ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯏꯆꯦ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕꯅ ꯑꯗꯩ ꯃꯥꯅ ꯁꯨꯝ ꯊꯥꯗꯣꯔꯛꯏ ꯏꯆꯦ ꯑꯣꯏꯅ ꯁꯨꯝ ꯌꯥꯕꯤꯔꯗꯤ ꯌꯥꯔꯔꯣꯏ ꯀꯥꯏꯅꯒ ꯃꯇꯦꯡ ꯄꯥꯡꯉꯨꯕ ꯑꯩꯈꯣꯏꯁꯤꯗ ꯑꯣꯏꯅ ꯄꯩꯁꯥꯁꯦ ꯊꯧꯖꯤꯜꯂꯛꯑꯅꯦꯕ ꯑꯩꯈꯣꯏ ꯑꯣꯏꯅ ꯇꯦꯟꯁꯟ ꯂꯩꯔꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯅ ꯄꯩꯁꯥꯒꯤ ꯀꯦꯁꯁꯤ ꯌꯥꯝ ꯂꯥꯛꯑꯦ ꯂꯥꯡ 40 ꯍꯥꯠꯈ꯭ꯔꯦ 50 ꯍꯥꯠꯈ꯭ꯔꯦ
ꯑꯗꯨ ꯇꯧꯈ꯭ꯔꯦꯅ ꯑꯗꯣ ꯑꯩꯈꯣꯏ ꯂꯧꯗꯦ ꯃꯔꯨꯞ ꯍꯨꯜꯂ ꯌꯥꯎꯗ꯭ꯔꯦ ꯃꯔꯨꯞ ꯄꯤꯔꯛꯇ꯭ꯔꯦꯒꯨꯝꯕ ꯑꯗꯩ ꯃꯔꯨꯞ ꯁꯦꯌꯔ ꯃꯉꯥ ꯌꯥꯎꯁꯜꯂ ꯂꯣꯏ ꯀꯛꯊꯠꯈ꯭ꯔꯒ ꯊꯥꯡꯉꯛꯇ꯭ꯔꯦꯒꯨꯝꯕ ꯑꯗꯩ ꯁꯅꯥ ꯊꯝꯕꯗ ꯑꯔꯨꯞꯄ ꯊꯝꯃꯝꯕꯒꯤ ꯑꯗꯩ ꯑꯁ ꯈꯪꯗꯦꯗ ꯁꯅꯥ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯕꯒꯤ ꯔꯥꯅꯤ ꯐꯤ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯕꯒꯤ ꯁꯦꯟꯒꯪ ꯑꯣꯏꯅ ꯄꯨꯈꯤꯕꯒꯤ ꯑꯗꯩ ꯇꯔꯥ ꯀꯥꯕꯤꯒꯤ ꯑꯁ ꯌꯥꯝ ꯂꯥꯛꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯗꯨꯅ ꯄꯩꯁꯥꯁꯤꯗꯤ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯗꯣꯛꯄꯤꯔꯣꯅꯨ ꯁꯦꯟꯒꯪ ꯑꯣꯏꯅꯗꯤꯅ ꯍꯥꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯩ ꯃꯔꯨꯞ ꯐꯧꯗ ꯃꯐꯝ ꯌꯦꯡꯉ ꯌꯥꯎꯕ ꯅꯠꯇ꯭ꯔꯗꯤ ꯍꯧꯖꯤꯛꯁꯦ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯦꯕꯀꯣ ꯃꯔꯨꯞ ꯍꯧꯕ ꯃꯤꯁꯨ ꯂꯨꯏꯌꯦꯕ ꯀꯛꯊꯠꯈ꯭ꯔꯒ ꯍꯨꯜꯂꯛꯇ꯭ꯔꯗꯤꯀꯣ ꯑꯗꯨꯅ ꯌꯥꯝ ꯑꯔꯨꯕ ꯃꯇꯝ ꯑꯣꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏꯁꯤꯗꯁꯨ ꯂꯦꯞꯄ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯃꯧ ꯍꯧꯖꯤꯛ ꯂꯥꯛꯄ ꯂꯦꯞꯄ ꯂꯩꯇꯦꯀꯣ ꯑꯗꯨꯝ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯃꯆꯥ ꯄꯨꯔ ꯈꯣꯠꯂꯒ ꯑꯃ ꯇꯧꯔꯒ ꯑꯗꯣ ꯁꯪꯒꯥꯏꯗ ꯂꯥꯛꯄꯁꯤꯗꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯤꯁꯦ ꯃꯈꯜ ꯃꯥꯟꯅꯗꯦ ꯃꯈꯟ ꯃꯈꯟꯅꯤ ꯂꯥꯛꯏꯁꯦ ꯑꯗꯣ ꯑꯩꯅ ꯉꯍꯥꯟꯃꯨꯛ ꯃꯥꯏ ꯅꯨꯄꯥ ꯑꯇꯣꯝꯕꯤ ꯂꯣꯟꯈ꯭ꯔꯦ ꯃꯆꯥ ꯑꯇꯣꯝꯕꯤꯗꯨꯒ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯍꯟꯅ ꯌꯦꯡꯉꯛꯇꯦ ꯃꯥꯏ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯔꯛꯏ ꯏꯆꯥ ꯑꯅꯤꯁꯤꯒ ꯏꯆꯥ ꯑꯅꯤꯁꯤꯗꯗꯤ ꯌꯣꯛꯄꯤꯌꯣꯅ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯃꯥꯏ ꯃꯆꯥ ꯑꯅꯤꯁꯤꯅ ꯑꯥꯗ ꯑꯩꯈꯣꯏ ꯄꯂꯦꯝ ꯃꯇꯧ ꯁꯪꯒꯥꯏꯗ ꯑꯉꯥꯡ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯇꯝꯃꯤꯗꯨꯗ ꯃꯥꯁꯦ ꯑꯉꯥꯡ ꯑꯅꯤꯗꯣ ꯂꯥꯏꯔꯤꯛ ꯇꯥꯛꯇꯅ ꯈꯣꯠꯇꯅ ꯂꯩꯈ꯭ꯔꯦ ꯑꯉꯥꯡꯈꯩꯗꯨꯗꯤ ꯑꯗꯣ ꯃꯥꯅ ꯑꯃꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯌꯨꯝꯗ ꯂꯩꯌꯦꯕ ꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯂꯣꯏ ꯍꯣꯠꯅꯩꯀꯣ ꯖꯒꯠꯀꯤ ꯊꯕꯛꯅꯤ ꯃꯥꯅ ꯍꯣꯠꯅꯩꯁꯦ ꯕꯣꯔꯗꯤꯡꯒꯤ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯑꯗꯩ ꯁꯤꯠꯄ ꯁꯦꯡꯕ ꯇꯩꯕ ꯅꯥꯟꯕ ꯃꯥꯏ ꯃꯁꯥꯁꯤꯗꯅꯦ ꯁꯨꯝ ꯄꯣꯊꯥꯗꯕ ꯂꯩꯔꯝꯕ ꯃꯤ ꯃꯌꯥꯝꯁꯦ ꯐꯔꯕꯁꯨ ꯂꯥꯛꯏ ꯐꯠꯇ꯭ꯔꯕꯁꯨ ꯂꯥꯛꯑꯦꯕ ꯊꯕꯛꯁꯦ ꯍꯥꯏꯔꯒ ꯈꯛꯇꯪ ꯈꯪꯕ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯗꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤꯁꯤꯗꯤꯅꯦ ꯏꯃꯥꯏ ꯁꯣꯐꯥ ꯃꯈꯥ ꯀꯥꯡꯒ ꯂꯨꯈ ꯎꯄꯨ ꯃꯈꯥ ꯎꯄꯨꯁꯦ ꯇꯛꯀꯅꯤ ꯅꯥꯟꯒꯅꯤ ꯑꯗꯩ ꯑꯩꯅ ꯁꯨꯝ ꯐꯣꯟ ꯋꯥꯔꯤ ꯁꯥꯕ ꯈꯣꯠꯄꯁꯦ ꯇꯥꯅ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯐꯝꯃꯣꯏꯑꯕ ꯃꯥꯏ ꯃꯈꯨꯠꯁꯤꯗ ꯐꯤ ꯑꯃ ꯄꯥꯏꯔꯒꯅꯦ ꯑꯩꯅꯒ ꯁꯨꯡꯍꯥꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯊꯟꯇ ꯁꯣꯐꯥꯁꯦ ꯇꯩꯊꯣꯔꯛꯀꯅꯤ ꯎꯄꯨ ꯇꯩꯊꯣꯔꯛꯀꯅꯤ ꯑꯗꯒꯤꯅꯦ ꯆꯥꯛꯁꯪꯁꯤꯗ ꯃꯥꯁꯦ ꯐꯣꯟꯁꯦ ꯋꯥꯔꯤ ꯌꯥꯝ ꯇꯥꯏ ꯃꯥꯁꯦ ꯋꯥꯔꯤꯁꯦ ꯊꯥꯔꯅꯤꯗꯅ ꯑꯗꯨꯒ ꯐ꯭ꯔꯤꯖ ꯇꯩꯊꯣꯛꯀꯅꯤ ꯆꯥꯛꯁꯪꯒꯤ ꯔꯦꯛꯈꯩ ꯇꯩꯊꯣꯛꯀꯅꯤ ꯊꯕꯛꯁꯦ ꯁꯨꯡꯂꯦꯞ ꯂꯩꯇꯕ ꯁꯨꯛꯇꯨꯝ ꯍꯦꯛ ꯇꯨꯝꯗꯕ ꯑꯩꯅ ꯑꯣꯏꯅꯅꯦ ꯍꯩ ꯅꯪ ꯑꯝꯇ ꯇꯨꯝꯍꯧ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯤ ꯑꯉꯥꯡꯈꯩ ꯍꯜꯂꯛꯄ ꯈꯣꯠꯄ ꯆꯥꯛ ꯏꯁꯤꯡ ꯆꯔꯥ ꯋꯥꯟꯕꯩꯅ ꯑꯃꯨꯛ ꯇꯧꯈ꯭ꯔꯅꯤ ꯅꯨꯡꯗꯥꯡꯒꯤ ꯑꯃꯨꯛ ꯊꯣꯡꯒꯠꯂꯅꯤ ꯇꯨꯝꯍꯧꯅ ꯑꯩꯅ ꯑꯣꯏꯅ ꯇꯥꯜꯂꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯈꯔ ꯃꯆꯥ ꯑꯅꯤꯁꯤꯗꯕꯨ ꯃꯥ ꯁꯦꯝꯕꯤꯔꯗꯤꯅꯅꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯥꯅ ꯍꯦꯜꯄꯔ ꯑꯣꯏꯅ ꯆꯠꯂꯨꯕꯁꯨ ꯌꯥꯔꯣꯏꯗꯕ ꯃꯆꯥ ꯑꯅꯤꯗꯣ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯆꯥ ꯑꯅꯤꯁꯨ ꯀꯥꯏꯅꯅꯤꯡꯗꯕ ꯃꯄꯥꯝꯁꯨ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯃꯉꯣꯟꯗ ꯁꯤꯃ ꯀꯦꯕ ꯃꯧꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯗꯒꯤꯅꯦ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯒꯦꯠ ꯐꯧ ꯂꯥꯟꯗꯦ ꯃꯥ ꯑꯗꯩ ꯑꯩꯈꯣꯏꯒꯤꯅꯦ ꯈꯔ ꯏꯔꯥꯡ ꯇꯧꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅꯅꯦ ꯃꯣꯏꯁꯤꯅ ꯊꯕꯛꯁꯦ ꯄꯨꯂꯞ ꯂꯣꯏꯁꯜꯂꯝꯃꯒ ꯐꯣꯟꯁꯦ ꯌꯦꯞꯄꯅꯤ ꯃꯕꯨꯛꯇ ꯑꯗꯨꯒ ꯊꯕꯛ ꯄꯨꯂꯞ ꯂꯣꯏꯁꯜꯂꯝꯃꯒ ꯇꯨꯡꯕ ꯆꯪꯈ꯭ꯔꯅꯤ ꯑꯗꯨꯒ ꯐꯣꯟꯁꯦ ꯇꯧꯗꯣꯏꯕ ꯑꯗꯣ ꯅꯨꯄꯥ ꯁꯨꯡꯀꯣꯏ ꯀꯣꯏꯗꯕ ꯃꯤꯁꯤꯅꯅꯦ ꯑꯗꯨꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯈꯦꯠꯅꯔꯦꯕ ꯍꯦꯛꯇꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯏꯕꯦꯝꯃꯁꯤꯅ ꯑꯩꯒꯤꯒ ꯇꯧꯔꯤꯕ ꯁꯦꯕꯥꯁꯤꯗꯤ ꯑꯉꯛꯄ ꯁꯦꯕꯥꯅꯤ ꯂꯣꯏꯔꯦ ꯅꯣꯡꯃ ꯍꯥꯏꯈꯤꯕꯁꯤꯅ ꯂꯣꯏꯔꯦ ꯖꯤꯔꯥ ꯇꯤꯡꯉꯨ ꯑꯩꯁꯦ ꯑꯌꯨꯛꯇ ꯖꯤꯔꯥ ꯊꯛꯑꯦꯕ ꯃꯥ ꯇꯤꯡꯉꯛꯀꯅꯤ ꯑꯗꯩ ꯁꯪꯒꯣꯝ ꯑꯐꯝꯕ ꯑꯗꯩ ꯑꯌꯨꯛꯀꯤ ꯑꯩ ꯁꯤ ꯆꯥꯏ ꯄꯅꯤꯔ ꯆꯥꯏ ꯗꯍꯤ ꯆꯥꯏ ꯑꯗꯨꯁꯦ ꯃꯥ ꯂꯣꯏ ꯁꯦꯝꯃ ꯄꯤꯔꯛꯀꯅꯤ ꯗꯍꯤꯁꯤꯗ ꯈꯣꯏꯍꯤ ꯈꯔ ꯍꯥꯞꯄꯛꯀꯅꯤ ꯇꯣꯠꯂꯛꯀꯅꯤ ꯑꯗꯩ ꯆꯝꯐꯨꯠ ꯄꯨꯊꯣꯔꯛꯀꯅꯤ ꯑꯗꯩ ꯆꯅꯥ ꯈꯤꯇꯪ ꯐꯨꯠꯂ ꯄꯨꯔꯛꯀꯅꯤ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯄꯨꯊꯣꯔꯛꯀꯅꯤ ꯑꯗꯩ ꯖꯤꯔꯥ ꯑꯇꯤꯡꯕꯁꯦ ꯆꯨꯝꯃꯒ ꯆꯥꯖꯨꯝꯗ ꯑꯃꯨꯛ ꯊꯛꯅꯕ ꯄꯤꯔꯛꯀꯅꯤ ꯑꯗꯩ ꯆꯤꯌꯥ ꯁꯤꯗ ꯑꯃꯁꯨ ꯊꯛꯑꯦ ꯌꯥꯡ ꯀꯪꯗꯅꯕꯅꯀꯣ ꯌꯥꯝ ꯀꯪꯗꯩꯑꯅ ꯑꯗꯨꯁꯨ ꯃꯥ ꯇꯤꯡꯉꯒ ꯑꯗꯨ ꯄꯤꯔꯛꯀꯅꯤ ꯑꯗꯩ ꯅꯨꯡꯊꯤꯟꯗꯅ ꯑꯩꯁꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯆꯝꯐꯨꯠꯀ ꯍꯩꯃꯥꯡ ꯃꯍꯤꯒ ꯊꯛꯑꯦꯕ ꯍꯩꯃꯥꯡ ꯇꯤꯡꯉ ꯑꯗꯨꯁꯨ ꯃꯥ ꯄꯤꯔꯛꯀꯅꯤ ꯅꯣꯡꯃ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯅ ꯃꯥ ꯂꯣꯏꯔꯦ ꯃꯥꯅ ꯑꯗꯨꯝ ꯄꯤꯔꯛꯀꯅꯦꯕ ꯑꯗꯨꯒꯅꯦ ꯍꯦꯛꯇ ꯃꯥꯒꯤ ꯁꯦꯕꯥ ꯁꯦꯕꯤꯁꯦ ꯑꯩꯒꯤ ꯆꯥꯅꯕꯒꯤ ꯊꯛꯅꯕꯒꯤ ꯑꯩꯅ ꯆꯥꯕꯗ ꯁꯤ ꯆꯥꯏ ꯃꯥ ꯈꯪꯉꯦꯕꯀோ ꯑꯩꯅ ꯆꯠꯊꯣꯛꯎꯔꯦ ꯍꯜꯂꯛꯄꯗ ꯐꯤꯔꯣꯟꯁꯦ ꯃꯥ ꯊꯨꯞꯇꯣꯏ ꯉꯥꯏ ꯂꯩꯒꯅꯤ ꯑꯗꯩ ꯑꯩꯅ ꯆꯠꯊꯣꯛꯀꯗꯕꯁꯦ ꯑꯩꯅ ꯏꯔꯨꯖꯕ ꯍꯧꯕꯗꯒꯤ ꯀꯔꯤ ꯁꯦꯠꯇꯣꯏꯅꯣ ꯀꯔꯤ ꯆꯥꯗꯣꯏꯅೋ ꯃꯥ ꯍꯪꯈ꯭ꯔꯅꯤ ꯈꯣꯡꯎꯞ ꯈꯣꯟꯅꯥꯏ ꯑꯩꯅ ꯁꯦꯠꯀꯗꯕ ꯆꯥ ꯂꯣꯏ ꯄꯨꯊꯣꯛꯈ꯭ꯔꯅꯤ ꯀꯔꯤꯅꯣ ꯑꯗꯩ ꯒꯥꯔꯤꯁꯦ ꯇꯛꯊꯣꯔꯛꯀꯅꯤ ꯅꯥꯟꯊꯣꯔꯛꯀꯅꯤ ꯑꯩꯅ ꯁꯨꯝ ꯒꯥꯔꯤꯁꯦ ꯑꯩꯗꯤ ꯁꯨꯝ ꯐꯤꯔꯣꯟꯁꯦ ꯑꯩꯁꯦ ꯌꯥꯝ ꯍꯣꯡꯉꯦ ꯍꯥꯏꯗꯅꯀꯣ ꯑꯩꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯥꯟꯕ ꯂꯨꯕ ꯄꯥꯝꯖꯕꯩ ꯆꯥꯡꯁꯦ ꯇꯨꯝꯕꯩ ꯐꯤꯔꯣꯟ ꯑꯃ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯃꯤ ꯎꯅꯕ ꯊꯣꯛꯄꯩꯅ ꯑꯃꯅ ꯇꯣꯈꯥꯏ ꯕꯦꯠꯔꯨꯝꯗ ꯍꯦꯛ ꯑꯩ ꯆꯪꯈ꯭ꯔꯒꯅ ꯑꯩ ꯇꯨꯝꯕꯩ ꯐꯤꯔꯣꯟꯁꯦ ꯑꯣꯏꯅ ꯁꯦꯠꯂ ꯇꯨꯝꯈꯤꯅꯦꯕ ꯃꯤ ꯍꯦꯛ ꯂꯥꯛꯑꯒꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯃꯤ ꯂꯥꯛꯄꯒꯤ ꯑꯃ ꯍꯣꯡꯈꯤꯅꯦꯕ ꯑꯁꯤ ꯈꯪꯉꯦꯕ ꯃꯥꯅ ꯑꯗꯣ ꯒꯥꯔꯤꯐꯧꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯏꯆꯝ ꯆꯝꯕ ꯁ꯭ꯋꯥꯏꯐꯥꯎ ꯐꯠ ꯆꯠꯄꯩ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯒꯥꯔꯤ ꯈꯔ ꯑꯃꯟꯕꯁꯦ ꯊꯧꯋꯦꯕ ꯑꯗꯩ ꯐꯪꯁꯟ ꯅꯨꯡꯁꯟ ꯈꯔ ꯑꯅꯥꯟ ꯑꯔꯨ ꯆꯠꯂꯒꯅ ꯒꯥꯔꯤ ꯈꯔ ꯑꯍꯟꯕ ꯂꯩꯕꯁꯦ ꯑꯣꯏꯅ ꯊꯧꯋꯦꯕ ꯁꯤ ꯃꯥꯅ ꯀꯨꯞꯁꯟꯅꯤ ꯇꯩꯊꯣꯛꯀꯅꯤ ꯍꯜꯂꯛꯄꯒ ꯑꯁ ꯀꯔꯤꯅೋ ꯃꯥꯅ ꯇꯧꯕ ꯁꯦꯕꯥꯁꯦ ꯑꯉꯛꯄꯅꯤꯀோ ꯃꯤꯁꯦ ꯃꯈꯟ ꯃꯈꯟꯅꯦ ꯑꯗꯣ ꯑꯩ ꯑꯁꯨꯛ ꯀꯨꯏꯅ ꯊꯕꯛ ꯇꯧꯔꯛꯄꯗꯅꯦ ꯑꯩꯒꯤꯗ ꯃꯤ ꯃꯌꯥꯝ ꯃꯣꯏꯁꯦ ꯂꯥꯛꯑꯒ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ ꯑꯩꯅꯁꯨ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯣꯏꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯗꯤꯅꯦ ꯑꯉꯛꯄꯅꯤꯀꯣ ꯃꯥꯒꯨꯝꯕ ꯌꯥꯎꯗꯦ ꯍꯦꯛꯇ ꯃꯥꯒꯤ ꯁꯦꯕꯥꯁꯤꯅ ꯑꯉꯛꯄꯅꯦꯕ ꯑꯩꯒꯤ ꯆꯥꯕ ꯊꯛꯄ ꯖꯣꯇꯣꯟ ꯐꯖꯅ ꯇꯧꯈ꯭ꯔꯖꯥꯠꯅꯤꯀோ ꯑꯉꯥꯡꯁꯦ ꯌꯥꯝ ꯐꯩ ꯑꯗꯣ ꯃꯆꯥ ꯑꯅꯤꯗꯨꯗ ꯂꯥꯏꯅꯤꯡ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯆꯥ ꯑꯅꯤꯁꯦ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯃꯀꯥꯟꯗ ꯅꯣꯡꯃ ꯂꯦꯞꯀꯅꯤ ꯃꯥꯏ ꯃꯃꯥꯡꯗ ꯃꯥꯏ ꯊꯤꯔꯕ ꯅꯨꯄꯤ ꯂꯣꯜꯂ ꯆꯠꯂꯨꯗ꯭ꯔꯕ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯗꯤ ꯃꯆꯥ ꯑꯅꯤꯁꯦ ꯁꯦꯝꯃꯒ ꯑꯩ ꯂꯦꯞꯀꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯅ ꯁꯨꯃꯥꯏꯅꯅꯦ ꯌꯥꯝ ꯑꯉꯥꯡꯅꯦ ꯍꯥꯏꯕ ꯆꯍꯤ 30 ꯃꯨꯛꯇꯅꯦꯕ
ꯃꯆꯥꯈꯩꯗꯣ ꯑꯃꯅ ꯆꯍꯤ 2 ꯃꯈꯥꯏꯅꯦꯃꯤ ꯃꯥꯅ ꯑꯥꯗ ꯍꯣꯝꯗꯒ ꯊꯝꯃꯤꯁꯦ ꯍꯩꯍꯟꯒꯗꯕꯅꯦꯅ ꯑꯗꯩ ꯑꯃꯗꯨꯅ ꯆꯍꯤ 5 ꯑꯗꯣ ꯃꯥꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛ ꯑꯉꯥꯡꯅꯦ ꯃꯥꯁꯨ ꯏꯔꯥꯡ ꯇꯧꯒꯦ ꯌꯥꯏꯑꯕ ꯑꯗꯣ ꯏꯆꯥꯅꯤꯒꯤꯗꯃꯛ ꯂꯦꯞꯄꯦꯕ ꯈꯠꯂꯔꯣꯏꯒꯦ ꯂꯥꯡꯉꯔꯣꯏꯒꯦ ꯍꯥꯏꯗꯤ ꯂꯥꯡꯗꯦꯕ ꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯩ ꯉꯍꯥꯛꯃꯨꯛ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯅꯦ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯃꯀꯨꯕꯣꯛꯀ ꯅꯤꯉꯣꯜ ꯃꯋꯥꯒꯅ ꯁꯥꯔꯝꯆꯠ ꯆꯠꯄꯒꯤ ꯊꯧꯗꯣꯛ ꯑꯃꯈꯛ ꯂꯤꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯌꯥꯝꯅ ꯃꯥ ꯌꯥꯝ ꯐꯤꯕꯝ ꯆꯥꯍꯧꯗꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯃꯥꯒꯤ ꯋꯨꯝꯁꯦ ꯑꯃꯨꯛ ꯑꯣꯄꯔꯦꯁꯟ ꯇꯧꯗꯣꯔꯤ ꯃꯀꯣꯛꯀꯤ ꯑꯣꯄꯔꯦꯁꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯃꯕꯨꯡꯁꯤꯗ ꯃꯣꯏ ꯃꯤ 10 ꯆꯥꯕ ꯏꯃꯨꯡꯅꯤ ꯃꯕꯨꯡꯁꯦ ꯑꯍꯜ ꯑꯣꯏꯔꯦ ꯃꯅꯝꯁꯦ ꯃꯣꯏꯁꯦ ꯑꯗꯨꯅ ꯌꯥꯝ ꯋꯥꯏ ꯃꯆꯟꯁꯤꯒꯤ ꯍꯣꯠꯅꯕꯗ ꯗꯥꯛꯇꯔꯗ ꯂꯩꯔꯛꯏꯁꯦ ꯀꯨꯏꯈꯠꯂꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯒꯤꯁꯦ ꯍꯧꯖꯤꯛ ꯊꯥ ꯐꯥꯖꯤꯜꯂꯛꯇꯣꯔꯕꯅꯤꯀꯣ ꯗꯦꯠ 24 ꯗꯒꯤꯅꯦꯕ ꯃꯣꯏꯅ 25ꯗꯒꯤꯅꯦꯕ ꯗꯥꯛꯇꯔ ꯂꯩꯔꯛꯏꯁꯦꯀꯣ ꯑꯗꯨꯅ ꯃꯣꯏꯁꯤꯗ ꯑꯩꯅ ꯂꯥꯎꯊꯣꯛꯄꯗ ꯃꯇꯦꯡ ꯑꯉꯝꯕ ꯈꯤꯇꯪ ꯄꯥꯡꯕꯤꯔꯛꯏ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯃꯣꯏꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯕꯤꯌꯨ ꯑꯩꯅ ꯃꯣꯏ ꯃꯁꯥꯒꯤ ꯅꯝꯕꯔ ꯄꯤ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯤ ꯑꯗꯣ ꯃꯣꯏ ꯑꯗꯨꯝ ꯄꯩꯁꯥ ꯀꯥꯞꯅꯍꯜꯂꯤ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ ꯃꯣꯏ ꯏꯃꯨꯡꯗꯒꯤꯁꯨ ꯇꯁꯦꯡꯅ ꯃꯣꯏ ꯌꯥꯝ ꯋꯥꯕ ꯍꯧꯖꯤꯛꯃꯨꯛ ꯎꯝꯒꯤ ꯑꯣꯄꯔꯦꯁꯟ ꯑꯃꯨꯛ ꯇꯧꯒꯗꯕꯅꯤꯅ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯉꯛꯄꯅꯤ ꯀꯦꯁꯀꯤꯕꯨ ꯆꯦꯟꯒꯗ꯭ꯔꯥ ꯄꯨꯂꯤꯁꯇꯁꯨ ꯆꯠꯇ ꯌꯥꯄꯣꯟꯇꯦ ꯀꯣꯔꯠꯇꯁꯨ ꯆꯠꯇ ꯌꯥꯄꯣꯟꯇꯦ ꯃꯕꯨꯡ ꯃꯅꯝ ꯑꯁꯤꯗ ꯂꯣꯏ ꯇꯥꯔꯦꯕ ꯑꯗꯨꯅ ꯋꯥꯏꯑꯦꯕ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯁꯤ ꯇꯣꯛꯀꯅꯤ ꯈꯪꯕꯒꯤ ꯃꯥꯅ ꯍꯥꯏꯗꯣꯛꯇꯅ ꯑꯗꯨꯝ ꯂꯩꯖꯕꯅꯦꯕ ꯑꯗꯩ ꯑꯩꯅ ꯉꯥꯃꯨꯛꯀꯤ ꯋꯥꯔꯤꯗꯨ ꯆꯤꯊꯕ ꯑꯃꯒ ꯃꯣꯏꯁꯦ ꯑꯃꯨꯛꯁꯨ ꯏꯁꯤꯡ ꯍꯩꯖꯤꯟꯗꯅ ꯅꯨꯄꯤꯁꯦ 2019ꯗ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯁꯨ ꯃꯣꯏ ꯐꯝꯅꯔꯒ ꯆꯦꯒ ꯏꯟꯅꯔꯒ ꯍꯟꯖꯟꯅꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯍꯩꯖꯤꯟꯈꯤꯕꯁꯦ ꯑꯗꯨꯁꯨ ꯁꯨꯛꯂꯥ ꯂꯥꯏꯌꯦꯡꯗꯕ ꯂꯣꯛ ꯂꯥꯎꯔꯒꯅꯦ ꯍꯦꯛꯇ ꯏꯁꯤꯡ ꯁꯣꯛꯄꯣꯡꯕꯤ ꯀꯥꯔꯒ ꯂꯩ ꯍꯥꯏꯌꯦꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯣ ꯃꯄꯥꯝꯅ ꯑꯣꯏꯅ ꯂꯥꯏꯌꯦꯡꯒꯦ ꯍꯥꯏꯌꯦꯕ ꯑꯗꯨꯁꯨ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯐꯥꯎꯅꯦ ꯑꯩꯈꯣꯏꯒꯤ ꯉꯧꯔꯒ ꯈꯥꯝꯇꯦꯛꯑꯒꯅꯦ ꯃꯅꯪꯒꯟꯁꯤꯗ ꯁꯥꯡꯅ ꯂꯩꯍꯧꯋꯦꯕ ꯑꯗꯨꯁꯨ ꯑꯗꯨꯅ ꯆꯩꯅꯥꯁꯦ ꯃꯥꯁꯦ ꯆꯩꯅꯥ ꯀꯌꯥ ꯈꯥꯡꯉꯛꯑꯕ ꯅꯨꯄꯤꯅꯦꯕ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯑꯗꯨꯝ ꯃꯥꯒꯤ ꯃꯈꯥ ꯇꯥꯅ ꯈꯤꯇꯪꯒ ꯄꯥꯡꯕꯤꯈꯣꯀꯣ ꯃꯌꯥꯝꯅ ꯃꯥꯏ ꯅꯝꯕꯔ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯨꯝ ꯅꯝꯕꯔ ꯄꯤꯖꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯂꯩꯌꯦꯕ ꯁꯤꯂꯣꯡꯗꯁꯨ ꯂꯩ ꯃꯆꯥ ꯆꯍꯤ 6ꯀꯤ ꯑꯃꯒ 10ꯒꯤ ꯑꯃꯒ ꯃꯥꯏ ꯅꯨꯄꯥꯅ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯏ ꯃꯃꯥ ꯃꯆꯥ ꯃꯣꯏ 6 ꯂꯩꯕꯅꯤ ꯅꯨꯄꯤꯁꯦ ꯅꯔꯁꯅꯤ ꯑꯗꯨꯅ ꯃꯥꯅ ꯅ꯭ꯌꯥꯏ ꯗ꯭ꯌꯨꯇꯤ ꯇꯥꯏ ꯑꯃ ꯇꯥꯏ ꯑꯗꯨꯗ ꯃꯥꯏ ꯃꯆꯥꯈꯩꯁꯦ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯗꯣ ꯂꯧꯕꯤꯒꯗꯕ ꯑꯗꯩ ꯂꯩꯃꯤꯟꯅꯔꯝꯒꯗꯕ ꯃꯥꯅ ꯅꯥꯏꯠ ꯇꯥꯔꯀꯥꯟ ꯂꯩꯃꯤꯟꯅꯕ ꯑꯗꯩ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯨꯒꯤ ꯃꯤ ꯑꯃ ꯄꯥꯝꯃꯤ ꯁꯤꯃꯁꯨ ꯑꯗꯨꯒ ꯕꯦꯡꯒ꯭ꯂꯣꯔꯗꯁꯨ ꯀꯩꯅꯣ ꯕꯦꯡꯒ꯭ꯂꯣꯔꯒꯤꯁꯨ ꯁꯨꯃꯥꯏꯅ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯤ ꯑꯉꯥꯡ ꯂꯧꯕꯤꯅꯕ ꯃꯣꯏꯁꯨ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗꯁꯨ ꯃꯣꯏꯁꯨ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯉꯥꯡꯁꯤ ꯄꯤꯛꯏ ꯅꯨꯄꯤꯁꯤꯗꯤ ꯊꯕꯛ ꯇꯧꯗꯦ ꯅꯨꯄꯥꯗꯤ ꯇꯧꯏ ꯑꯗꯣ ꯅꯨꯄꯤꯁꯤ ꯃꯊꯟꯇꯅ ꯃꯥꯁꯦ ꯈꯔ ꯅꯥꯒꯟꯕ ꯑꯗꯨꯒꯤ ꯑꯉꯥꯡꯅ ꯏꯃꯨꯡꯒꯤ ꯊꯕꯛꯅ ꯍꯣꯠꯅꯕ ꯉꯝꯗꯕ ꯑꯗꯨꯒꯤ ꯑꯃꯁꯨ ꯀꯧꯔꯤ ꯑꯗꯩ ꯑꯩꯈꯣꯏ ꯏꯌꯥꯔꯄꯣꯔꯠꯀ ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯕ ꯌꯨꯝ ꯑꯃꯒꯤꯁꯨ ꯏꯕꯦꯝꯃꯁꯤ ꯃꯥꯁꯦ ꯅꯔꯁ ꯃꯌꯥꯝ ꯁꯤꯜꯂꯒ ꯌꯨꯝꯗ ꯊꯥꯕꯗꯣ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯃꯥꯗꯤ ꯅꯔꯁ ꯃꯌꯥꯝ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯑꯗꯩ ꯅꯨꯡꯗꯥꯡꯗ ꯃꯥꯁꯦ ꯔꯥꯎꯟ ꯆꯠꯄ ꯃꯣꯏꯒꯤ ꯄꯦꯁꯦꯟ ꯑꯅꯥꯕ ꯃꯌꯥꯝ ꯃꯣꯏꯅ ꯅꯔꯁ ꯄꯤꯔꯤꯕꯁꯤꯡꯗꯨꯒꯤ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯥꯏꯁꯨ ꯃꯆꯥ ꯆꯍꯤ 2 ꯃꯈꯥꯏ ꯁꯨꯔꯦ ꯗꯦ ꯀꯦꯌꯔꯕꯨꯗꯤ ꯆꯠꯂꯤ ꯑꯗꯣ ꯑꯉꯥꯡ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯂꯧꯕꯤꯕ ꯗꯦ ꯀꯦꯌꯔꯗꯩ ꯍꯜꯂꯛꯑꯒ ꯑꯗꯩ ꯅꯨꯡꯗꯥꯡꯗ ꯑꯉꯥꯡꯁꯤꯒ ꯂꯩꯃꯤꯟꯅꯅꯕꯒꯤ ꯃꯤ ꯃꯃꯥꯏꯁꯨ ꯄꯥꯝꯃꯤꯀꯣ ꯑꯗꯣ ꯀꯣꯜꯀꯇꯥꯗꯁꯨ ꯄꯥꯝꯃꯤ ꯒꯨꯋꯥꯍꯥꯇꯤ ꯄꯥꯝꯃꯤ ꯍꯥꯏꯗ꯭ꯔꯕꯥꯗ ꯄꯥꯝꯃꯤ ꯁꯤ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯉꯥꯡ ꯂꯧꯕꯩ ꯉꯥꯛꯇꯅꯤ ꯃꯩꯇꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯀ꯭ꯋꯥꯀꯩꯊꯦꯜꯗꯁꯨ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯅꯤꯉꯣꯜꯁꯤꯅ ꯑꯥꯗ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯔ ꯂꯩ ꯑꯗꯣ ꯃꯥꯏ ꯃꯆꯥ ꯆꯍꯤ 19 ꯁꯨꯕ ꯑꯃꯒ ꯂꯩ ꯅꯤꯉꯣꯜꯁꯤꯒꯤ ꯃꯆꯥ ꯑꯗꯣ ꯃꯃꯥ ꯃꯄꯥꯁꯤꯒꯤ ꯃꯆꯥ ꯏꯁꯤꯡ ꯊꯣꯡꯕꯤꯅꯕ ꯑꯗꯨꯒꯤ ꯁꯦꯕꯥ ꯁꯤꯕꯤꯒꯤ ꯑꯃꯁꯨ ꯄꯥꯝꯃꯤ ꯑꯗꯨꯒ ꯇꯥꯡꯈꯨꯜꯒꯤ ꯏꯃꯨꯡ 2ꯒꯤ ꯃꯆꯥꯅꯨꯄꯤꯒꯤꯒ ꯃꯥꯏ ꯃꯄꯥꯝꯒꯤ ꯃꯃꯥ ꯃꯄꯥꯒꯤꯒ ꯏꯃꯨꯡ 2ꯒꯤ ꯇꯥꯡꯈꯨꯜ ꯑꯣꯏꯕ ꯃꯣꯏꯒ ꯖꯥꯇꯤ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯍꯦꯜꯄꯔ 2ꯈꯛꯁꯨ ꯄꯥꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛꯀꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯤꯂꯣꯡꯗ ꯑꯗꯩꯗꯤ ꯃꯆꯥ ꯆꯍꯤ 2 ꯁꯨꯕ ꯃꯥꯏ ꯅꯨꯄꯥꯅ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯕ ꯃꯥ ꯃꯆꯥꯗꯪ ꯑꯥꯗ ꯂꯩꯕ ꯑꯗꯨꯒꯤ ꯏꯕꯦꯝ ꯑꯃꯒꯤꯁꯨ ꯃꯥꯒꯤ ꯃꯆꯥꯁꯦ ꯁꯦꯟꯅꯕꯤꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯨꯃꯥꯏꯅ ꯄꯥꯝꯃꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯨꯄꯤꯁꯤꯡꯒꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯗ ꯍꯜꯂꯛꯑꯦꯅ ꯌꯦꯠꯂꯒ ꯄꯩꯁా ꯊꯣꯛꯇꯅ ꯂꯩꯕꯗꯣ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯊꯣꯛꯄꯗ ꯆꯠꯈꯣ ꯁꯤꯗ ꯀꯅꯥꯝꯇꯅ ꯕꯗꯅꯥꯝ ꯇꯧꯅꯤꯡꯉꯥꯏ ꯉꯥꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯑꯃꯅ ꯈꯪꯉꯒ ꯂꯦꯞꯄꯒ ꯇꯧꯗꯣꯏ ꯊꯕꯛꯅꯤ ꯑꯗꯨꯅꯅꯦ ꯅꯨꯄꯤ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯊꯕꯛ ꯇꯧꯔ ꯄꯩꯁꯥ ꯊꯣꯛꯅꯕ ꯍꯣꯠꯅꯖꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯦꯇ꯭ꯔꯤꯃꯣꯅꯤꯌꯦꯜ ꯀꯂꯝꯁꯦ ꯁꯤꯗꯅ ꯑꯃꯨꯛ ꯃꯦꯇ꯭ꯔꯤꯃꯣꯅꯤꯌꯦꯜ ꯀꯂꯝꯁꯦ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯗꯩꯗ ꯃꯦꯇ꯭ꯔꯤꯃꯣꯅꯤꯌꯦꯜꯒꯤꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯟ ꯏꯌꯥꯔꯄꯣꯔꯠꯇ ꯊꯕꯛ ꯇꯧꯕ ꯑꯗꯒꯤꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯃꯄꯥꯟꯗꯀꯣ ꯑꯗꯩ ꯍꯣꯃꯤꯌꯣꯄꯦꯊꯤꯒꯤ ꯗꯥꯛꯇꯔ ꯑꯣꯏꯕ ꯃꯄꯥꯟ ꯂꯝꯗ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯡ ꯌꯥꯝ ꯃꯇꯤꯛ ꯆꯥꯕ ꯂꯩ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯕ ꯑꯗꯒꯤ ꯑꯃꯨꯛ ꯊꯕꯛꯇꯤ ꯃꯄꯥꯟ ꯂꯝꯗ ꯀꯨꯏꯅ ꯇꯧꯔꯨꯔꯒ ꯑꯍꯜ ꯂꯃꯟ
ahal loire yum palage thola yum manipurda ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯉꯥꯏꯔꯒ ꯂꯩꯕ ꯊꯕꯛꯀꯤꯗꯤ ꯁꯤꯜ ꯂꯥꯡꯈ꯭ꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯕꯖꯥꯔ ꯃꯌꯣꯟꯁꯤꯗ ꯗꯨꯀꯥꯟ ꯄ꯭ꯂꯣꯠ ꯄ꯭ꯂꯣꯠ ꯂꯩꯕ ꯗꯨꯀꯥꯟꯒꯤ ꯚꯔꯥꯗꯅ ꯊꯥ ꯑꯃꯗ ꯐꯅꯌꯥꯝ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯑꯔꯤꯡꯕ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯒꯤ ꯃꯣꯏꯒꯤꯁꯨ ꯃꯧ ꯑꯃꯈꯛ ꯊꯤꯔꯤꯑꯅ ꯂꯩꯁꯥꯕꯤꯀꯣ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯗꯩ ꯑꯃꯨꯛ ꯈꯔ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯒꯤ ꯃꯥꯗꯤ ꯆꯍꯤ 30ꯃꯨꯛ ꯁꯨꯔꯦ ꯃꯥꯁꯦ ꯀ꯭ꯋꯥ ꯅꯨꯡ ꯌꯨ ꯇꯂꯞ ꯈꯩꯅꯤ ꯑꯃꯠꯇ ꯆꯥꯗꯦ ꯅꯨꯄꯥꯁꯦ ꯅꯤꯁꯥ ꯃꯥꯗꯤ ꯌꯦꯟ ꯉꯥꯅꯨ ꯃꯁꯥꯒꯤ ꯂꯣꯏ ꯗꯤꯌꯥꯏ ꯊꯧꯏ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯒ ꯂꯩꯕ ꯅꯨꯄꯥꯅꯤ ꯏꯆꯝ ꯆꯝꯅ ꯁꯤꯒꯤꯁꯨ ꯏꯆꯝ ꯆꯝꯖꯕ ꯌꯨꯝ ꯄꯨꯒꯗꯕ ꯅꯨꯄꯤ ꯑꯃꯈꯛ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯏ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯦꯛ ꯁꯤꯁꯨ ꯑꯋꯥꯕꯝꯅꯤ ꯃꯣꯏꯁꯦ ꯃꯥꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯁꯦ ꯂꯩꯇꯗꯅ ꯌꯨꯝꯗꯤ ꯄꯥꯟꯗꯕꯗꯤ ꯌꯥꯗꯕ ꯆꯍꯤꯗꯤ ꯌꯥꯝꯁꯤꯜꯂꯛꯄ ꯁꯤꯁꯦ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯃꯊꯥ ꯌꯥꯝ ꯁꯥꯟꯅꯩꯌꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯥꯏ ꯆꯥꯟꯅꯒꯗꯕꯁꯤꯡ ꯑꯗꯨꯝ ꯑꯇꯩ ꯂꯝꯕꯥ ꯂꯩꯇ꯭ꯔꯤꯕꯁꯤꯡꯁꯨ ꯌꯨꯝ ꯄꯥꯟꯕꯩ ꯄꯥꯔꯠꯅꯔ ꯂꯩꯇ꯭ꯔꯤꯕꯁꯤꯡꯁꯨ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯎ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤꯗꯒꯤ ꯑꯗꯨꯝ ꯃꯥꯒꯤ ꯆꯥꯟꯅꯕ ꯑꯗꯨꯝ ꯈꯟꯅꯈ꯭ꯔꯦ ꯐꯅꯌꯥꯝ ꯈꯟꯅꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯄꯥꯝꯕ ꯃꯄꯥꯟ ꯂꯝꯗ ꯇꯧꯕꯗꯤ ꯄꯥꯝꯗꯕ ꯅꯨꯄꯥꯁꯨ ꯑꯃꯨꯛ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯈꯩꯁꯦ ꯑꯗꯨꯝ ꯇꯥꯟꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯅꯨꯄꯤꯗꯁꯨ ꯊꯕꯛ ꯇꯧꯕ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯕ ꯄꯥꯝꯕꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯈꯩꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯗꯨ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯁꯪꯒꯥꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡ ꯍꯥꯏꯖꯒꯦ ꯉꯥꯃꯨꯛꯁꯨ ꯑꯩꯁꯦ ꯂꯥꯎꯊꯣꯛꯍꯧꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃ ꯀꯣꯜꯀꯇꯥꯗ ꯂꯩꯈꯤꯗꯕ ꯗꯌꯥꯂꯛꯁꯃꯤ ꯁꯒꯣꯜꯁꯦꯝ ꯍꯣꯏ ꯑꯄꯣꯛꯄ ꯚꯥꯔꯠꯁꯅꯥ ꯁꯒꯣꯜꯁꯦꯝ ꯑꯗꯨꯒ ꯑꯄꯣꯛꯄꯤꯅ ꯁꯨꯅꯤꯇꯥ ꯌꯥꯎꯔꯣꯛꯕꯨꯡ ꯁ꯭ꯀꯨꯜ ꯂꯩꯔꯛꯇꯒꯤꯁꯦ ꯁꯤ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩꯈꯣꯏ ꯃꯆꯥꯅꯨꯄꯤꯁꯦ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯂꯨꯄꯥ 5,000ꯁꯨ ꯁꯪꯒꯥꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯀꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯊꯪꯗꯅ ꯑꯩꯈꯣꯏ ꯁꯂꯥꯝ ꯑꯣꯡꯕꯤ ꯃꯣꯃꯣꯟ ꯑꯩꯈꯣꯏ ꯑꯕꯣꯛ ꯄꯄꯨꯋꯥꯇꯦꯔꯥꯗꯒꯤ ꯑꯩꯈꯣꯏꯒꯤ 2002ꯗ ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯆꯍꯤ 14 ꯁꯨꯗ꯭ꯔꯥ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯁꯨ ꯅꯨꯄꯤ ꯕꯣꯕꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯃꯕꯣꯛꯁꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯂꯨꯄꯥ 1,000ꯁꯨ ꯄꯥꯡꯕꯤꯔꯛꯏ ꯃꯃꯥꯡꯗꯁꯨ ꯃꯥꯁꯦ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯃꯕꯣꯛꯀꯤ ꯃꯤꯡꯗ ꯄꯩꯁꯥ ꯄꯥꯡꯕꯤꯈ꯭ꯔꯕꯅꯤ ꯁꯪꯒꯥꯏ ꯁꯥꯕꯗꯁꯨ ꯀꯣ ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯁꯅꯥ ꯂꯧꯄ꯭ꯔꯥꯛꯄꯝ ꯑꯣꯡꯕꯤ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯍꯣꯃꯦꯟ ꯀꯣ ꯀꯣꯡꯄꯥꯜ ꯀꯣꯡꯈꯥꯝ ꯂꯩꯀꯥꯏꯗꯒꯤ ꯁꯤꯅꯁꯨ ꯂꯨꯄꯥ 2,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯁꯪꯒꯥꯏꯗꯀꯣ ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕ ꯑꯩꯈꯣꯏ ꯋꯥꯆꯞ ꯒ꯭ꯔꯨꯞ 2019ꯒꯤ ꯑꯦꯄ꯭ꯔꯤꯜꯗ ꯁꯦꯝꯈꯤꯕ ꯑꯩꯈꯣꯏ ꯅꯨꯄꯥ ꯉꯥꯛꯇꯒꯤꯅꯤ ꯃꯣꯏꯁꯦ ꯃꯤ 30ꯃꯨꯛꯅꯤ ꯑꯩꯈꯣꯏ CISF ꯑꯩꯈꯣꯏ ꯑꯦꯌꯥꯔꯄꯣꯔꯠꯇ ꯇꯥꯕꯁꯦ ꯃꯣꯏ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯃꯌꯥꯝ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯃꯌꯥꯝ ꯑꯗꯩ IDPꯁꯤꯡ ꯀꯣ ꯁꯤꯗꯩꯁꯤꯗ ꯂꯥꯡꯒꯣꯜꯒꯤꯗꯁꯨ ꯑꯗꯩ ꯀꯩꯕꯤꯒꯤꯗꯒ ꯂꯩꯕ ꯍꯣꯝ ꯑꯉꯥꯡꯁꯤꯡꯒꯤ ꯑꯗꯨꯗ ꯃꯣꯏ ꯃꯇꯦꯡ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯉꯦ ꯍꯥꯏ ꯑꯗ ꯑꯩꯈꯣꯏ ꯄꯂꯦꯝꯄꯣꯛ ꯁꯪꯒꯥꯏꯁꯤꯗ ꯍꯟꯗꯛ ꯂꯨꯄꯥ 10,000 ꯄꯥꯡꯕꯤꯔꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯕꯤꯖꯣꯏ ꯃꯣꯏꯔꯥꯡꯊꯦꯝ ꯁꯑꯣꯝꯕꯨꯡꯗꯒꯤ ꯑꯗꯨꯒ ꯏꯄ꯭ꯋꯥꯔꯤꯁꯤ ꯋꯥꯏꯈꯣꯝ ꯅꯝꯕꯣꯜꯗꯒꯤ ꯃꯣꯏꯅꯤꯅ ꯂꯦꯡꯕꯤꯔꯛꯑꯒ 10,000 ꯄꯥꯡꯕꯤꯔꯝꯃꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯏꯕꯨꯡ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯉꯥꯛꯇꯅ ꯁꯦꯝꯕ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯆꯟ ꯃꯆꯦ ꯑꯣꯏꯕ ꯅꯤꯉꯣꯜ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯌꯥꯝ ꯅꯤꯉꯣꯜꯁꯤꯡꯒꯤ ꯃꯆꯥ ꯃꯌꯥꯝ ꯃꯣꯏꯃꯛꯀꯤ ꯃꯆꯦꯅꯤ ꯈꯜꯂꯒ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕ ꯃꯣꯏꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯕꯁꯦ ꯃꯆꯟꯁꯤꯡꯒꯤꯗꯃꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩꯀꯣ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯗꯔꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯤꯕꯨꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯏꯅꯥꯝ ꯄꯤꯌꯥ ꯀ꯭ꯋꯥꯀꯩꯊꯦꯜ ꯍꯩꯅꯧꯕꯣꯛꯇꯒꯤ ꯃꯥꯒ ꯃꯄꯨꯔꯣꯏꯕ ꯃꯅꯣꯖ ꯀꯣ ꯑꯣꯏꯅꯥꯝ ꯃꯅꯣꯖꯁꯤ ꯃꯥꯒꯤ ꯇꯥꯡ 4/9/2026ꯁꯤꯗ ꯃꯅꯣꯖꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯕꯀꯣ ꯏꯄ꯭ꯋꯥꯁꯤꯒꯤ ꯑꯗꯨꯒꯤ ꯆꯦꯡ ꯁꯔꯞ ꯁꯥꯄꯣꯟ ꯑꯂꯨ ꯊꯥꯎ ꯇꯦꯟ ꯃꯦꯒꯤ ꯑꯗꯒꯤ ꯕꯦꯁꯣꯟ ꯄꯥꯐꯣꯔ ꯖꯤꯔꯥ ꯑꯗꯩ ꯍꯩ ꯃꯍꯤ ꯑꯆꯥꯄꯣꯠ ꯆꯥꯃꯅꯥ ꯊꯥꯎ ꯃꯌꯥꯝ ꯑꯃ ꯃꯈꯟ ꯊꯤꯟꯕꯤꯔꯛꯑꯝꯃꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏ ꯍꯦꯛ ꯁꯥꯕꯗꯒꯤꯅꯦ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯦ ꯁꯪꯒꯥꯕꯗ ꯑꯃꯨꯛ ꯄꯥꯡꯉꯦ ꯑꯗꯣ ꯃꯣꯏꯗꯤ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤꯅꯦ ꯏꯅꯥꯎꯅꯨꯄꯤ ꯄꯤꯌꯥꯁꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯏꯄ꯭ꯋꯥ ꯑꯩꯈꯣꯏ ꯃꯅꯣꯖꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯣꯏ ꯃꯆꯥ 3ꯅꯦꯕ 3ꯁꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯕꯥꯔꯗꯦꯁꯦ ꯂꯣꯏ ꯑꯗꯨꯝ ꯍꯣꯝꯗ ꯂꯥꯛꯑꯦ ꯄꯣꯠ ꯆꯩ ꯀꯠꯄꯁꯦꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯩ ꯏꯅꯥꯎꯄꯤꯌꯥꯀꯣ ꯑꯗꯨꯒ ꯏꯅꯥꯎꯄꯤꯌꯥꯁꯤꯅ ꯐꯤ ꯑꯃꯈꯛꯁꯨ ꯁꯤꯒꯨꯝꯕ ꯃꯨꯀꯥ ꯐꯤꯗꯀꯣ ꯑꯁꯪꯕ ꯑꯃꯈꯛ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯦ ꯏꯆꯦ ꯑꯗꯨꯗꯣ ꯏꯜꯂꯒ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯑꯝꯇꯪ ꯂꯤꯕꯤꯔꯛꯑꯣꯅ ꯑꯗꯣ ꯁꯤꯁꯤꯅ ꯍꯥꯟꯅ ꯄꯤꯔꯛꯄ ꯍꯥꯟꯈꯤꯕꯒꯤ ꯑꯩ ꯁꯤ ꯏꯜꯂꯦ ꯑꯗꯣ ꯃꯊꯪꯗ ꯏꯅꯥꯎꯅꯨꯄꯤꯗꯣ ꯑꯃꯨꯛ ꯁꯣꯏꯗꯅ ꯏꯟꯖꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗꯒꯤ ꯏꯆꯦ ꯇꯝꯐꯥ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯦꯛ ꯂꯥꯎꯊꯣꯛꯄ ꯀꯣꯜ ꯂꯤꯛ ꯑꯩꯈꯣꯏ ꯁꯅꯥ ꯈꯣꯡꯖꯤ ꯈꯨꯖꯤ ꯂꯨꯄꯥꯒꯤ ꯂꯨꯞꯀꯦ ꯈꯣꯠꯀꯦꯁꯨ ꯌꯥꯕ ꯀꯣꯜ ꯂꯤꯛ ꯑꯔꯪ ꯑꯔꯥꯛ ꯂꯧꯊꯣꯛꯀꯦꯁꯨ ꯌꯥꯕ ꯂꯨꯍꯣꯡꯕꯒꯤ ꯑꯣꯔꯗꯔ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯀꯥꯡꯈꯜ ꯑꯗꯩ ꯂꯣꯏꯅꯃꯛ ꯐꯩꯖꯨꯞꯇꯒꯤ ꯑꯗꯒꯤ ꯀꯣꯜ ꯂꯤꯛꯇꯒꯤ ꯂꯨꯍꯣꯡꯕꯒꯤ ꯂꯣꯏꯅꯃꯛ ꯂꯧꯕ ꯌꯥꯕꯀꯣ ꯑꯉꯥꯡꯒꯤ ꯆꯥꯎꯝꯕꯒꯤ ꯀꯩꯒꯤ ꯖꯩꯒꯒꯤ ꯈꯣꯡꯖꯤ ꯈꯨꯖꯤ ꯂꯣꯏ ꯂꯨꯄꯥꯒꯤ ꯌꯥꯕ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟꯁꯦꯒꯤ ꯏꯆꯦ ꯍꯟꯖꯟ ꯀꯣꯝ ꯁꯪꯒꯥꯕꯗꯒꯤ ꯀꯅꯥꯒꯤ ꯈꯥꯡꯗꯒꯤ ꯈꯨꯗꯦꯡꯗꯒꯤ
ꯕꯥꯜꯇꯤꯟꯗꯩ ꯀꯣꯝꯄꯥꯛꯇꯩ ꯄꯨꯈꯝꯗꯩ ꯖꯒꯠ ꯄꯨꯝꯅꯃꯛꯀꯤ ꯄꯣꯠꯅꯤ ꯄꯥꯡꯕꯤꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏ ꯁꯪꯒꯥꯕꯁꯤꯗꯀꯣ ꯑꯗꯩ ꯑꯃꯨꯛꯁꯨ ꯃꯔꯛꯇꯁꯨ ꯃꯆꯥꯅꯨꯄꯥ ꯕꯥꯔꯗꯦꯅ ꯑꯃꯨꯛ ꯄꯥꯡꯈ꯭ꯔꯦ ꯑꯗꯩ ꯃꯆꯥꯅꯨꯄꯤꯒꯤ ꯑꯃꯨꯛꯁꯨ ꯄꯥꯡꯈ꯭ꯔꯦ ꯑꯗꯩ ꯍꯟꯗꯛꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯑꯄꯣꯛꯄ ꯁꯤꯒꯤꯅꯦ ꯑꯄꯣꯛꯄ ꯁꯒꯣꯜꯁꯦꯝ ꯅꯔꯥꯡꯁꯦ ꯗꯦꯠ 16 ꯊꯥ 8 ꯑꯗꯨꯒ 2025ꯗ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯍꯟꯗꯛ ꯐꯤꯔꯣꯏ ꯇꯧꯋꯦꯕ ꯇꯥꯡ 4 ꯊꯥ 9ꯁꯤꯗꯀꯣ ꯖꯨꯂꯥꯏꯒꯤ ꯐꯤꯔꯣꯏꯁꯤꯗꯅꯦ ꯑꯉꯥꯡꯈꯩꯒꯤ ꯂꯣꯏꯅ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯈꯥꯏꯗꯣꯛꯍꯧꯔꯒꯀꯣ ꯉꯥ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯁꯔꯦꯡ ꯊꯣꯡꯕ ꯔꯧ ꯊꯣꯡꯕ ꯑꯗꯩ ꯀꯩꯅꯣ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕ ꯑꯗꯨꯒꯅꯦ ꯏꯟꯖꯥꯡ ꯂꯣꯏꯅꯃꯛ ꯐꯤꯔꯣꯏꯕꯩ ꯃꯊꯦꯜ ꯄꯨꯝꯅꯃꯛꯁꯦ ꯑꯉꯥꯡꯁꯤꯡꯒꯤ ꯂꯣꯏ ꯊꯤꯟꯕꯤꯔꯦ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯕꯤꯔꯦ ꯆꯦꯡ ꯄꯨꯕꯤꯔꯛꯏ ꯆꯦꯡ ꯕꯦꯈꯥꯏ ꯑꯃ ꯑꯗꯩ ꯑꯊꯣꯠꯄ ꯕꯦꯒ ꯑꯃ ꯇꯧꯗꯅ ꯃꯣꯏꯒꯤ ꯑꯄꯣꯛꯄꯁꯤꯅ ꯌꯥꯝ ꯋꯥꯅ ꯃꯣꯏꯁꯦ ꯁꯦꯝꯃꯝꯕ ꯑꯗꯣ ꯅꯨꯡꯉꯥꯏꯕꯁꯤ ꯎꯈꯤꯗꯅ ꯂꯩꯈꯤꯗꯕ ꯑꯄꯣꯛꯄꯁꯤꯅ ꯍꯣꯠꯅꯔꯝꯕ ꯂꯤꯛꯂꯝꯗꯣ ꯑꯗ ꯆꯠꯂꯒ ꯃꯣꯏꯅ ꯅꯨꯡꯉꯥꯏꯍꯧꯕ ꯍꯧꯖꯤꯛ ꯑꯗꯨꯒ ꯀꯩꯅꯣ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯑꯄꯣꯛꯄꯁꯤꯗꯤ ꯂꯩꯈꯤꯗꯕ ꯃꯥꯅ ꯍꯣꯠꯅꯔꯛꯄꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯂꯩꯈꯤꯗꯕ ꯑꯗꯨꯅ ꯃꯣꯏꯅ ꯑꯄꯣꯛꯄꯁꯤꯒꯤ ꯀꯩꯅꯣ ꯇꯧꯕꯤꯃꯟ ꯈꯪꯕ ꯎꯠꯄ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯥꯡꯕꯤꯔꯛꯄꯅꯦꯕꯀꯣ ꯃꯈꯟ ꯃꯈꯟꯁꯦ ꯌꯥꯝ ꯄꯥꯡꯉꯛꯑꯦ ꯃꯣꯏ ꯏꯆꯦ ꯍꯣꯏꯁꯦ ꯑꯗꯨꯝ ꯄꯥꯡꯗꯅꯗ ꯂꯩ ꯍꯟꯖꯟ ꯍꯟꯖꯟ ꯍꯣꯝꯁꯤꯗ ꯃꯇꯦꯡꯁꯦꯀꯣ ꯑꯉꯥꯡꯈꯩꯅ ꯌꯥꯝ ꯍꯥꯎꯅ ꯆꯥꯖꯩꯌꯦ ꯑꯗꯩ ꯑꯩꯅ ꯀꯥꯎꯗꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯗꯣ ꯑꯗꯨꯒꯤ ꯇꯥꯎꯕ ꯊꯣꯡꯈꯤꯕꯒꯤ ꯃꯀꯣꯛꯇꯤ ꯍꯥꯞꯅꯗꯦꯗꯅ ꯑꯗꯨꯗ KG 4-5 ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯁ ꯀꯞꯀꯨꯝꯕ ꯁꯤꯅ ꯀꯛꯑꯒ ꯑꯗꯨ ꯊꯣꯡꯉꯤꯗꯅ ꯑꯗꯨꯒꯤ ꯃꯀꯣꯛꯁꯦ KG 4-5 ꯇꯥꯕ ꯉꯥꯒꯤ ꯃꯀꯣꯛꯇꯤ ꯆꯥꯎꯔꯦꯗꯅ ꯑꯗꯨ ꯂꯣꯏꯅꯃꯛꯁꯦ ꯄꯤꯔꯛꯑꯦꯕꯀꯣ ꯇꯥꯎꯊꯣꯛꯑꯒ ꯄꯤꯔꯛꯄꯗꯣ ꯇꯥꯎꯊꯣꯛꯑꯒ ꯄꯤꯔꯛꯑꯦꯕ ꯃꯣꯏꯅ ꯊꯑꯣꯏꯅ ꯑꯁ ꯑꯗꯨꯁꯦ ꯈꯥꯃꯦꯟ ꯁꯤꯟꯕ ꯈꯔꯒ ꯑꯂꯨ ꯈꯤꯇꯪ ꯈꯥꯏꯖꯤꯜꯂꯛꯑ ꯊꯣꯡꯕꯁꯤꯗ ꯍꯦꯛꯇꯅꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯆꯥꯕꯁꯤ ꯍꯥꯎꯅꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯀꯣꯛ ꯉꯥꯛꯇꯗꯤ ꯂꯩꯔꯨ ꯌꯥꯕ ꯅꯠꯇꯦ ꯃꯀꯣꯛ ꯍꯥꯏꯁꯦ ꯃꯇꯣꯡ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤꯗꯅ ꯑꯗꯨ ꯃꯀꯣꯛꯇꯣ ꯊꯣꯡꯉꯀꯥꯟꯗꯗꯤ ꯀꯥꯏꯔꯤ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯃꯇꯣꯡ ꯃꯌꯥꯝꯁꯤꯒ ꯑꯉꯥꯡꯈꯩꯁꯨ ꯀꯌꯥꯝ ꯍꯥꯎꯅ ꯆꯥꯈ꯭ꯔꯦ ꯌꯥꯝꯈ꯭ꯔꯕ ꯉꯥ ꯃꯀꯣꯛꯅꯤꯀꯣ ꯑꯅꯤꯔꯛ ꯊꯣꯡꯉ ꯆꯥꯅꯩ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯑꯔꯩꯕꯁꯤꯡꯅ ꯈꯔ ꯀꯠꯄꯤꯔꯛꯄꯁꯤꯅ ꯁꯪꯒꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯀꯩꯁꯤꯡ ꯂꯩꯔꯤꯕꯁꯤꯡ ꯆꯥꯖꯔꯤ ꯑꯗꯨꯝ ꯊꯛꯆꯔꯤꯀꯣ ꯑꯗ ꯍꯧꯖꯤꯛꯁꯦ ꯆꯦꯡ ꯑꯊꯣꯠꯄꯁꯦ ꯌꯥꯝ ꯋꯥꯠꯁꯜꯂꯛꯑꯦꯕ ꯆꯦꯡ ꯑꯊꯣꯠꯄꯁꯤ ꯃꯄꯥꯡꯕꯁꯤ ꯏꯔꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯉꯋꯥꯏ ꯈꯔ ꯆꯦꯡ ꯐꯧ ꯍꯩꯔꯤꯉꯩꯗ ꯄꯥꯡꯕꯤꯔꯝꯕ ꯈꯔꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗꯅꯦ ꯀꯨꯏꯅ ꯊꯝꯕꯁꯤ ꯌꯥꯗꯦꯗꯅꯀꯣ ꯆꯦꯡ ꯇꯛꯄꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯒ ꯇꯤꯟ ꯆꯪꯉꯛꯄ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯆꯦꯡ ꯂꯧꯅꯕꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯔ ꯌꯥꯝ ꯄꯤꯔꯛꯏꯉꯩꯗꯨꯗ ꯑꯩꯈꯣꯏꯅ ꯈꯔ ꯕꯦꯒ 3-4 ꯇꯔꯨꯛ ꯊꯝꯍꯧꯋꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯔꯛꯇ꯭ꯔꯀꯥꯟꯗ ꯃꯣꯏꯗꯒꯤ ꯑꯃꯨꯛ ꯂꯧꯔꯒ ꯑꯃꯨꯛ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅꯒ ꯇꯧꯋꯦ ꯑꯗꯨ ꯂꯣꯏꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯆꯦꯡ ꯑꯊꯣꯠꯄꯁꯤꯃ ꯑꯗꯨꯒ ꯆꯦꯡꯌꯦꯟꯗꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛꯅ ꯄꯥꯡꯉꯝꯕ ꯄꯩꯁꯥꯁꯦ ꯁꯤꯒꯤ ꯑꯃꯨꯛ ꯆꯦꯡ ꯑꯊꯣꯠꯄ ꯆꯦꯡꯌꯦꯟꯁꯦ ꯂꯧꯔ ꯆꯥꯅꯔꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯊꯥꯗ ꯑꯩꯈꯣꯏꯒꯤ ꯖꯨꯟ ꯊꯥꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯂꯨꯄꯥ 30,000 ꯄꯥꯡꯉꯝꯃꯤꯗ USAꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯒꯤꯇꯥꯟꯖꯂꯤ ꯁ꯭ꯇꯣꯔꯤ ꯇꯥꯏꯝꯒꯤ ꯒꯤꯇꯥꯟꯖꯂꯤꯁꯦ ꯃꯥꯅ ꯄꯥꯡꯕꯤꯔꯝꯃꯤꯗꯅ ꯃꯇꯦꯡ 30,000 ꯑꯗꯨꯒꯤ ꯂꯧꯔ ꯃꯤꯟꯗ ꯄꯤꯁꯜꯂꯒꯅꯦ ꯑꯗꯨꯒꯤ ꯆꯦꯡ ꯂꯧꯔ ꯆꯥꯅꯔꯛꯄꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤꯗꯨꯅ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯗꯔꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛꯀꯤ ꯄꯩꯁꯥꯁꯦ ꯑꯃꯨꯛ ꯄꯤꯁꯜꯂꯦ ꯑꯗꯨ ꯑꯃꯨꯛ ꯂꯧꯔ ꯆꯥꯈꯠꯅꯔꯦ ꯃꯤꯁꯦ ꯉꯁꯥꯏꯒꯤꯅꯦ ꯃꯤ 13-15ꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯅꯦꯕ ꯆꯦꯡ KG 10ꯗꯩ ꯁꯨꯡꯇꯥ ꯇꯥꯗꯦꯕ ꯊꯣꯡꯕꯗꯨꯅ ꯆꯦꯡꯁꯤꯗꯤ ꯌꯥꯝ ꯆꯥꯏꯑꯦꯕ ꯑꯗꯨꯒ ꯍꯋꯥꯏꯗꯤ ꯂꯩꯔꯤ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯝꯕꯁꯦ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯛꯄꯈꯩꯁꯤꯅ ꯀꯩ ꯄꯨꯔꯛꯎꯒꯦ ꯍꯪꯕꯗ ꯑꯩꯗꯤ ꯑꯔꯩꯕꯁꯤꯗꯤ ꯑꯗꯨꯗꯤ ꯂꯩ ꯂꯩꯇꯕ ꯁꯤ ꯂꯩꯇꯦ ꯍꯥꯏꯔꯒ ꯂꯩꯇꯕꯗꯨ ꯈꯛ ꯄꯨꯔꯛꯍꯜꯂꯦꯕ ꯍꯋꯥꯏ ꯀꯥꯡꯇꯛ ꯃꯨꯛꯁꯣꯔꯤ ꯂꯩꯔꯤ ꯑꯗꯒꯤꯗꯤ ꯑꯂꯨ ꯇꯤꯜꯍꯧ ꯁꯤꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯉꯥꯔꯤ ꯃꯣꯔꯣꯛ ꯆꯅꯝ ꯁꯨꯝꯕꯁꯦ ꯆꯤꯅꯤꯒꯨꯝꯕ ꯑꯗꯩ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠꯁꯤ ꯀꯥꯡ ꯀꯣꯠꯂꯦ ꯑꯉꯥꯡ ꯑꯆꯥꯄꯣꯠꯁꯤꯃ ꯀꯥꯡ ꯀꯣꯠꯂꯦ ꯑꯗꯨꯝ ꯂꯩꯔꯒ ꯆꯥꯅꯔꯦ ꯍꯟꯗꯛ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅ ꯕ꯭ꯔꯗꯔꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛꯅ ꯄꯤꯔꯝꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯦꯡꯒꯤ ꯄꯤꯈ꯭ꯔꯒꯈꯔ ꯄꯩꯁꯥ ꯑꯃ ꯈꯔ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯑꯆꯥꯄꯣꯠ ꯂꯩꯔ ꯆꯥꯅꯩꯌꯦꯕ ꯑꯉꯥꯡꯈꯩꯒꯤ ꯆꯥꯒꯤ ꯀꯩꯒꯤ ꯁ꯭ꯀꯨꯜ ꯄꯨꯕꯩ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠ ꯄꯤꯖꯗ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯩ ꯑꯗꯨꯒ ꯆꯦꯡꯁꯤ ꯈꯤꯇꯪ ꯄꯥꯡꯍꯟꯖꯅꯤꯡꯉꯤ ꯆꯦꯡ ꯑꯊꯣꯠꯄ ꯑꯗꯩ ꯁꯨꯄꯔ ꯑꯣꯏꯔꯁꯨ ꯆꯦꯡꯁꯤꯅ ꯃꯔꯨ ꯑꯣꯏꯅꯀꯣ ꯑꯗꯨ ꯍꯋꯥꯏꯒ ꯑꯂꯨ ꯇꯤꯜꯍꯧꯗꯤ ꯂꯩꯔꯤꯕꯅꯤꯅ ꯆꯦꯡꯁꯤ ꯃꯔꯨ ꯑꯣꯏꯅꯈꯤꯇꯪ ꯄꯥꯡꯍꯟꯖꯅꯤꯡꯉꯤ ꯃꯌꯥꯝꯗ ꯑꯗꯣ ꯁꯤꯃꯇꯪ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ एपिसोड 100 ꯑꯃ ꯌꯧꯔꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ 101 एपिसोड ꯌꯧꯔꯛꯄꯁꯤꯗꯁꯨ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ
pukning sonthaba kaya ama adagi budhi lausing thokpa yaba kaya ama emotion da kaya ama aikogi sentiment sokpa kaya ama yaudaba natte maram aduna mayamgi aikogi wakhalon singdo aikogi libi riba wari singsigi comments ki khuthang natraga su aikoina ahen ba hapning ba topic siga mari leinadraga su mayamna aikogi phongdokning ba mayamda hen amina kong oigadaba wahai wata kaya ama su sojana thambira u comments ki khuthang da aikoi ngaidun leijage matang jabda mayamgi comments so khoi demak puthok charake ngasi gone de matam se solo silakpanina ipo media na mayam gi damak ta series 9 puthok chariba crime diaries yengduna adumak lebiu ahen ba support kaya ama thimina si lone na khoi ahen ba subscriber amadi ahen ba viewers kaya ama puthok paduna akhodi hen strengthen oiraga manipur sida pakthok chauthok na khoi gi crime si handaba akhoi crime diaries na puthok chariba moto akhoi crime mitigate tobasi mayam fulfill to homina si haina thamjaba ga lone na ngasi gi oina di ipo media na puthok chariba crime diaries ki chama ga supna ama yengbiriba singdagi kainana ba yathangi jari pina birase